ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯥꯅ ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯤꯅꯖꯗꯅ ꯅꯨꯡꯇꯤꯒꯤ ꯊꯤꯟꯗꯅ ꯂꯧꯗꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯂꯨꯍꯣꯡꯗꯣꯏꯕ ꯊꯥ ꯑꯅꯤ ꯑꯍꯨꯝꯈꯛ ꯉꯥꯏꯔ ꯃꯇꯝꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯥꯅ ꯃꯥꯏ ꯀꯥ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯂꯩꯃꯤꯟꯅꯕ ꯊꯣꯡ ꯂꯣꯟꯖꯜꯂ ꯁꯤꯕꯨ ꯌꯥꯕ꯭ꯔꯕ ꯑꯗꯩ Mayambu Kurumjari and a very good evening. Ipo media miyang tabir popun mamapu ahan maktada Suraj Khongban tabam na taram na okchari. Ngasi su mayam gidamakta ipo media na series 9 every Wednesday amadi Saturday. Mayam gidamakta Crime Diaries 58 suba episode yengbiri besingbu taram na okchari amadi kai khumna bochari. Mayam gidamakta Ipo media na puthok chariba Crime Diaries sungsoy sodan mayam ngai biu loinana mayam gi support na Crime Diaries aduki matik magun leba amadi mapangal leba kaya ama mayam gi support na ekhoina makha chathabangam jabani haine thamjage loinana Crime Diaries 58 suba episode yengbiriba singbu hanana thaga chari loinana sungsoy soidana ekhoi gi Crime Diaries ki motto haibadi every nook and corner da ekhoi gi crime mitigate taunabagi pandamna thamjariba ekhoi gi Crime Diaries mayam na support tobiraga subscriber Amadi Ahenba viewers Kayama every nook and corner da koina share amadi spread tauraga ekoi Crime Diaries si aduki mating leiba mo henminasi loinana Manipur dagi crime haibasi mitigate tauraga healthy society ama oinabagi pandamna thamjariba Crime Diaries mayamna support tobiraga mayamgi ekoi gi support tuna Manipur sinba thuna crime hanthabada mayam support tobiu haina thamjage loinana ngasigi Crime Diaries 58 surakpasi aduki matik mayamgi thona pangal dunani haina thamjage loinana Crime Diaries ki ekhona series kudingi thamjariba disclaimer haibadi 18 years ki below minor singna avoid to hansi loinana Crime Diaries haibasi mayamgi educate tawnaba awareness pinaba message pinaba madi mayamgi damakta mid nakong oinabagi damakta thamjabani haibasi masu mayamda amukka hanan nising jari waro biroi haibadi legal platform nachadabani na ekhoina sinja langjari basi mayamgi damakta awareness amadi ekhoigi education amadi ekhoida mid nakong oinabani haibaduma mayam gyan taminasi haina thamjari loinana ngasigi yangkhaini suba episode sidasu sponsored hanadagi adumak tobiriba Leiren Jewelers mayam visit tobiu ahanba outlet ta Sagolban Nipakethel ani subada Kwakethel Segarot thauda bhabok lekai da leibasida mayamna Leiren Jewelers ki yamna elegance oiraba traditionally design oiraba design mayam ama apamba khanbiraga isa gi ekhoigi lifestyle da upgrade tobiu haina thamjage loina na mamangi episode da so khoina haijagiba yamna nungairba paw haibadi National Forensic Sciences University gi NFSU gi 2025-2026 ki oina ekhoigi PG Professional Diploma course 6 months ki damakta ekhoigi course ani khak mayam gi damakta course chathanabagi damakta mayamda admission open tawre haina ekhoigi NFSU National Forensic Sciences University dagi pauta pibirakpagi matungena mayamda ekhoi khudong chabasi mayamda ekhona lauchokchari loinana ekhoigi crime related oiba subject sing pining ba further studies tawningba PG course tawningba singna sungsoi soidana ekhoigi admission si tobiraga PG Professional Diploma course ki certified oibiu haina thamjage aduga course sing adudi ahan bada crime scene management sida ekhoigi practical oina ekhoigi direct ekhoigi crime sport ta mayam se investigation to ba study to bagi khudong chabasu moin exposures pb gani haina thambiri loinana crime scene management da magi eligibility si science graduate pu already adumak yare haina takpirei aduna crime scene management si any science graduate na admit to biu haina thamjage ani suba course asina cyber crime investigation gi criteria sina btech natraga be natraga bca natraga computer science pu oiragadi ekoi gi cyber crime
investigation gi 6 months ki PG professional diploma course gi certified obiba yagani haina takpirei aduga NFSU habadi National Forensic Sciences University gi address na Southern Wing Manipur Police Training Center compound near DFS Manipur Pangai Imphal East Manipur Pangai da mayamna lingsin biraga akhoi gi akupa marol gi damakta lobiyu aduga makhoi gi telephone number na 9233591616 aduga email address na director_manipur@nfsu.ac.in da pau phobiraga akhoi course anisigi akhoi interest labor singna khudong chabasi lobiyo haina thamjage aduga ngasigi crime diaries 58 suba episode ki damakta akhoi mayam gi iche robita leima oza robita leima su studio lingsin dona leizare aduga ngasi ozana thambiraba topic se adukumati yamna su tabada kitang comedy di oiba aduga sina kamaina lakatomno haibasi mayam tamina si aduga manipur da leiribasi akhoi channelon channa kanglon chaksayu thak akhoi fijek chak kayadagi su crime si macha horopagi signal mali haibadi topic si morok metpa morok sai haina hairi habidi morok sidagi karama mongda lakadabno haidu mayam khanane na si aduga ahan bada akhoi wari se haudringa da mayam gi likes amamam tang nizage aduga ngasigi topic morok metpa morok sai haibase yamna artha leramgado mali adu mayam ahan bamaktada ozasi mayam ogminasi ozabu akhigi pomedia gi crime diaries ki 58 suba episode ta taram noksheri ozana ngasigi akhigi 58 suba episode sida topic se adu kebati yamna top amadi oi adu boy akhigi channel long chat akhigi chaksayu thakta kitang base oiraga sidagi crime gumba hobo gumba gi oiramgado mali akhigi haugi haukte gumba akhigi leina base si suwa akai ba yam yawbani na mafam tam chadragadi si oigada mali odagi wakhalon phongdok piyo ahan moktada media gi subscribers sing crime diaries ki viewers sing bu ai koknona korumjari aduga media bu thagatsari aduga ai maikai dagi suraj bu thagatsari aduga kaino je mayam je ing bajida ingdam dawar ko sida khutsu tingthok ba ing na raba kande like su kara andare comment su kara andare comment number ga talla ba hoy comment sebi kanu like sebi kanu hoy ade comment yam pa phanga ga yam nungai yam da di sa loi thok yam nungai te ko ade mayam no wari sang da bu nungai bu do ai jo da khang bu ngam jai ba o smai nungai ram gani ko na ade kai da we ngasi di kano makeup se kuira bane hoy adum aina makeup ki la anga hairak pa mayam do ambo skeb je sangdre aina landa loimak torobani na ngasi phajana make sendi re aduga attire su phajana yam lemba ching lemba machu ma su thonbirame ada ngasi je ai gi film loina mak pai ba kuire aina ju nang nam tang di ke yu he ba ma ju ayim thake jage na adum tawnare sangdraba adum ai no bai ba repest gi adagi nupari sanani ade ju kanna loisalaba film nuksi chairak se loina mak ai makeup pai ba korau tawbul dagi korau je mana ngasi je makeup se tawbi bani aduga mu costume da kano ekenong singjamai sorok haibam laikai dagi ne akoi ga dum kano je mokoi je kolik oina koi je dum loina rabani ade ekenong je ma je makeup su pai costume ju pai ado ekon mayam na ju koi gi nupa di sanani da binawani khag yaw bodo binaw mo sam swana pungkhat ba binaw du ne ba ekenong se hoy moi ni na si di nganna laga kebirame ai mai kai dei koro amadi ekenong su thagasari ko mani chumane kano ne ngasi jo wari je kitang yame adum ado morok metpa morok sai haije ai gi morok metpa haije dum sa do le bane ba ko ado morok sai haije lai ne ba ko adi khana ba je hobam lai ta na khana ba hawning bai chang ne ba haije adugu mama je dum man ba khoi so ada wari je lijara aga ta bane pegi mabani ji mana li wari je ma se sang ne ado ina maroi boy badang li ke ba ko hoi kano magi sta point yam yauri ba yamna si je case yam bada yaw ba point am yam pa sa point khak yawe aina adugi ne ba bai wari je lokhalai je sai gi moini je ahambada nuksinare adum kharang nganna sahi kun ma thoi saida aduga mama ma di hana magi nuksina jaba nupa am leiba adu nupa je
ꯃꯄꯥꯟꯗ ꯃꯥꯁꯦ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯆꯠꯈꯤꯕ ꯑꯗꯨꯀꯥꯟꯁꯤꯗ ꯃꯥꯁꯦ ꯃꯄꯥꯟ ꯊꯣꯛꯇꯈꯩ ꯀꯦꯗꯈꯩ ꯅꯨꯄꯤꯁꯦ ꯂꯩꯖꯕꯅꯦꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅꯒ ꯑꯩꯅ ꯂꯩꯒꯦ ꯈꯟꯖꯕ ꯅꯨꯄꯥꯅꯒ ꯃꯄꯥꯟ ꯂꯝꯗ ꯃꯍꯩ ꯇꯝꯕ ꯑꯣꯏꯔꯣ ꯇ꯭ꯔꯦꯅꯤꯡ ꯑꯣꯏꯔꯣ ꯊꯕꯛꯀꯤ ꯑꯣꯏꯔꯣ ꯂꯩꯈꯤꯕꯁꯦ ꯀꯦꯅꯤꯡꯗꯕ ꯑꯗꯩ ꯃꯥ ꯂꯩꯇꯕꯅꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯥ ꯊꯣꯛꯂꯛꯄ ꯉꯥꯏꯕꯗ ꯋꯥꯕ ꯑꯗꯩ ꯅꯨꯄꯥꯗ ꯊꯣꯛꯂꯛꯑ ꯀꯦꯖꯕ ꯑꯗꯨꯅꯦꯕ ꯑꯗ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯖꯕꯅꯤ ꯐꯤ ꯁꯥꯔ ꯈꯣꯠꯂꯒ ꯁꯨꯡꯇꯣꯛ ꯊꯣꯛꯇꯦ ꯃꯥ ꯀꯦꯗꯦ ꯀꯩꯗꯧꯔꯗꯣꯏꯅꯣꯅ ꯀꯅꯥꯝꯇ ꯃꯥꯅ ꯌꯦꯡꯉꯨꯕꯩ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯂꯩꯖꯕ ꯑꯗ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯅ ꯒ꯭ꯔꯤꯒꯤ ꯁꯨꯝ ꯇꯥꯛꯂꯛꯄ ꯅꯨꯄꯥ ꯑꯃꯈꯛ ꯑꯝꯇ ꯅꯪ ꯑꯩ ꯃꯥꯏ ꯉꯥꯎ ꯃꯇꯝ ꯈꯛ ꯌꯥꯎ ꯌꯥꯝ ꯀꯨꯏ ꯀꯩꯅꯣ ꯅꯠꯇ꯭ꯔꯁꯨ ꯑꯩ ꯃꯌꯥꯝꯇ ꯉꯥꯎ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯀꯟꯅ ꯍꯥꯏꯃꯟꯗꯅꯅꯦ ꯁꯨꯃꯥꯏꯅ ꯍꯦꯛ ꯁꯣꯏꯕ ꯌꯥꯎꯋꯦꯕ ꯅꯨꯄꯤꯁꯦꯀꯣ ꯑꯗꯩ ꯑꯩꯒ ꯑꯗꯨꯝ ꯑꯩꯒꯤ ꯊꯣꯛꯄꯗ ꯆꯠꯃꯤꯟꯅꯧꯁꯤ ꯑꯗꯨꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯅꯦ ꯑꯗꯨ ꯀꯟꯅ ꯍꯥꯏ ꯂꯩꯔꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯑꯗ ꯑꯩꯒꯤ ꯑꯗꯨꯝ ꯊꯣꯛꯄꯅꯦ ꯍꯥꯏꯔꯁꯤ ꯀꯅꯥꯝ ꯈꯪꯍꯜꯂꯔꯣꯏꯁꯤ ꯏꯃꯥꯟꯅꯕꯤꯈꯩꯗꯁꯨ ꯄꯥꯎ ꯇꯝꯅꯈꯤꯅꯦꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯒ ꯍꯥꯏꯐꯦꯠ ꯋꯥꯔꯤ ꯁꯥꯕ ꯑꯗꯩ ꯐꯣꯟ ꯄꯤꯔꯒ ꯑꯗꯨꯝ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯁꯨꯝ ꯈꯔ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯊꯣꯛꯂꯛꯑꯣ ꯉꯥꯛꯇꯪ ꯀꯨꯏꯔꯣꯏꯅ ꯍꯥꯏꯕꯁꯤꯗ ꯅꯨꯄꯤꯁꯨ ꯅꯨꯡꯉꯥꯏꯇ ꯉꯥꯛꯇꯪ ꯊꯣꯛꯎꯔꯦꯕ ꯑꯗꯨꯁꯦ ꯃꯕꯥꯅꯤꯒꯤ ꯑꯍꯨꯝꯂꯛ ꯎꯅꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕꯐꯥꯎꯗꯤ ꯁꯦꯝꯃꯛꯏꯕ ꯃꯃꯥꯟꯅꯕꯤꯗꯨꯒꯤ ꯅꯨꯄꯥꯗꯨꯒ ꯂꯥꯛꯑ ꯃꯣꯏ ꯄꯨꯂꯞ ꯎꯅꯕ ꯑꯗ ꯑꯍꯨꯝꯂꯛ ꯁꯨꯕꯁꯤꯗꯤ ꯅꯨꯄꯥꯁꯦ ꯈꯛ ꯂꯥꯛꯑꯦꯕꯀꯣ ꯃꯥꯅ ꯂꯥꯛꯀꯦ ꯒꯥꯔꯤ ꯃꯆꯥꯗ ꯉꯥꯛꯇꯪ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯒꯤ ꯑꯗꯨꯒ ꯅꯣꯡꯖꯨ ꯑꯃꯅ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯂꯦꯞꯈꯤ ꯍꯥꯏꯕꯗꯨꯅꯤ ꯃꯕꯥꯅꯤꯅ ꯁꯨꯝ ꯊꯧꯔꯒ ꯉꯥꯏꯍꯥꯛ ꯆꯠꯂꯨꯕ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯅꯦ ꯃꯣꯏ ꯆꯠꯂꯤ ꯃꯇꯝꯁꯦ ꯄꯨꯡ 4 ꯁ꯭ꯋꯥꯏꯗꯀꯣ ꯑꯗꯨꯒ ꯁꯨꯝ ꯈꯔ ꯊꯧꯔ ꯈꯣꯠꯂꯒ ꯁꯨꯝ ꯆꯠꯂꯤꯉꯩꯗ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯆꯨꯁꯜꯂꯛꯄ ꯒꯥꯔꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯅꯣꯡꯗꯣ ꯒꯥꯔꯤꯗꯣ ꯊꯧ ꯌꯥꯗꯕꯅꯤꯅ ꯅꯣꯡ ꯊꯨꯞꯄ ꯂꯩꯔꯦꯕ ꯑꯁ ꯅꯨꯄꯤꯁꯤꯗꯤ ꯍꯦꯛꯇ ꯃꯈꯣꯡ ꯈꯨꯠꯀ ꯊꯤꯜꯂꯦ ꯅꯣꯡ ꯆꯨꯔꯁꯨ ꯑꯗꯨꯝ ꯆꯠꯂꯁꯦꯅ ꯑꯁ ꯑꯁꯨꯛ ꯀꯟꯅꯕ ꯅꯣꯡꯁꯤꯕꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯌꯥꯎꯏ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯉꯥꯏꯈꯣꯟ ꯃꯣꯏꯁꯨ ꯅꯣꯡ ꯊꯨꯞꯄꯤꯃꯦ ꯍꯥꯏꯁꯦ ꯋꯥꯏꯇꯤꯡ ꯁꯦꯠꯇꯨ ꯂꯣꯏ ꯍꯥꯏꯖꯤꯜꯂꯛꯇꯅ ꯂꯣꯏ ꯆꯣꯠꯂꯕꯅꯤꯀꯣ ꯑꯗꯩꯗꯤ ꯅꯨꯡꯁꯥꯒ ꯑꯗꯨꯝ ꯐꯖꯅ ꯁꯥꯔꯝꯃꯒ ꯈꯪꯍꯧꯗꯅ ꯈꯪꯆꯨꯒ ꯍꯦꯛ ꯆꯨꯔꯛꯄ ꯌꯥꯎꯋꯤꯗꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯖꯥꯠꯅꯦꯕ ꯑꯗꯩꯗꯤ ꯄꯨꯡꯆꯣꯠ ꯆꯣꯠꯂ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯝꯈ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯐꯣꯟ ꯇꯧꯔꯛꯑꯦ ꯃꯌꯨꯝꯗꯒꯤ ꯃꯗꯣꯝꯆꯥꯅ ꯅꯪ ꯀꯔꯥꯏ ꯂꯩ ꯍꯧꯖꯤꯛ ꯃꯝꯃꯀꯥꯟꯁꯤꯕꯨ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯀꯥꯏ ꯂꯩꯌꯦꯅ ꯑꯗꯩꯗꯤ ꯉꯥꯡꯉꯛꯑꯦꯕ ꯁꯣꯝꯗ ꯉꯥꯡꯕꯗꯨ ꯂꯣꯏꯔꯦ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯍꯜꯂꯛꯄꯗ ꯂꯩꯁꯥꯕꯤꯅꯕꯨ ꯍꯧꯖꯤꯛ ꯃꯝꯃꯕꯨ ꯍꯜꯂꯛꯇꯕꯅ ꯉꯥꯡꯉꯛꯄꯗꯩ ꯃꯥ ꯐꯣꯟꯁꯦ ꯅꯨꯄꯥꯁꯤꯅ ꯇꯥꯛ ꯂꯥꯎ ꯂꯥꯛꯑꯒ ꯄꯨꯠ ꯂꯥꯎ ꯃꯨꯠꯊꯠꯈ꯭ꯔꯦꯕ ꯑꯗꯩ ꯅꯣꯡꯁꯦ ꯈꯔ ꯄꯥꯊꯔꯛꯑꯦ ꯑꯗꯨꯀꯥꯟꯗ ꯄꯨꯔꯥ ꯍꯥꯡꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯈꯤꯇꯪ ꯇꯞꯊꯔꯛꯄ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯤ ꯌꯥꯎꯔꯛꯇꯕ ꯂꯦꯞꯈꯤꯕ ꯑꯗ ꯑꯗꯨꯝ ꯊꯧꯔꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯗꯨꯝ ꯆꯠꯂꯁꯦ ꯑꯩꯈꯣꯏꯗ ꯅꯪ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯍꯟꯖꯟꯗꯣꯏꯅꯣꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯁ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯍꯟꯖꯟꯒꯦ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯁꯨꯕꯩꯅ ꯑꯗꯨꯝ ꯍꯥꯏꯒꯦꯅ ꯏꯃꯥꯟꯅꯕꯤ ꯍꯣꯏ ꯆꯧꯕꯅꯦ ꯍꯥꯏꯒꯦꯅ ꯑꯁ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦꯕꯀꯣ ꯅꯝꯐꯨꯗ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯊꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯥꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯍꯜꯂꯛꯑꯒ ꯃꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯥꯁꯦ ꯑꯩꯁꯦ ꯇꯧ ꯉꯝꯃꯤꯅ ꯍꯥꯏꯈꯤꯅꯤꯀꯣ ꯑꯗꯨ ꯐꯖꯅ ꯂꯦꯞꯅꯔꯕ ꯏꯕꯥꯅꯤ ꯋꯥꯁꯛꯅꯗꯅ ꯃꯥ ꯇ꯭ꯔꯦꯅꯤꯡꯁꯦ ꯂꯣꯏꯔ ꯊꯣꯛꯂꯛꯑꯒ ꯈꯔ ꯂꯩꯔꯒ ꯊꯕꯛ ꯇꯧꯔ ꯂꯨꯍꯣꯡꯁꯦꯅ ꯐꯖꯅ ꯂꯩꯅꯔꯒ ꯃꯥꯁꯦ ꯃꯊꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄ ꯆꯠꯇꯅ ꯊꯤꯟꯗꯅ ꯆꯦꯜꯂꯕꯅꯤꯅ ꯑꯗꯨꯝ ꯃꯇꯝ ꯂꯦꯞꯈ꯭ꯔꯦꯕ ꯂꯨꯍꯣꯡꯕꯀꯣ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯥ ꯆꯦꯜꯂꯤꯕ ꯅꯨꯄꯥꯁꯤ ꯀꯅꯥ ꯑꯣꯏꯔꯝꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯩꯅꯦ ꯑꯗꯨꯝ ꯌꯨꯝ ꯁꯥꯕ ꯀꯩꯀꯩꯁꯨ ꯌꯥꯎꯕ ꯑꯗꯨꯒꯤ ꯊꯕꯛꯁꯨ ꯌꯥꯎꯕꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯊꯕꯛꯁꯨ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯌꯨ ꯊꯛꯄ ꯃꯥꯏ ꯌꯨꯁꯦ ꯑꯗꯨꯝ ꯐꯖꯅ ꯊꯛꯑꯕ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯃꯌꯥꯝꯒ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯩꯕꯀꯣ ꯑꯗꯨꯒ ꯃꯥꯁꯤꯅ ꯃꯈꯥ ꯇꯥꯕ ꯑꯣꯏꯔꯒ ꯃꯊꯛ ꯊꯣꯡꯕꯁꯤꯡꯁꯤꯒ ꯆꯠꯃꯤꯟꯅꯔꯒ ꯌꯨꯁꯦ ꯑꯗꯨꯝ ꯐꯖꯅ ꯊꯛꯑꯕ ꯅꯨꯄꯥ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯗꯩꯗꯤ ꯃꯕꯥꯅꯤꯁꯦ ꯃꯥꯅ ꯃꯃꯥꯗ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯄꯤꯌꯨ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯐꯖꯅ ꯆꯦꯟꯈꯤꯕ ꯅꯠꯇꯦ ꯑꯩ ꯅꯨꯡꯁꯤꯅꯕ ꯂꯩ ꯏꯃꯥ ꯍꯥꯏꯕꯗ ꯃꯃꯥꯁꯤꯅ ꯊꯤꯅ ꯉꯥꯡꯉꯦꯕ ꯑꯗꯨ ꯌꯥꯕ꯭ꯔꯥ ꯅꯨꯄꯤꯅꯕꯨ ꯅꯪ ꯁꯨꯕ ꯅꯪ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯅ ꯅꯪ ꯀꯅꯥꯅ ꯂꯧꯕꯤꯌꯨ ꯌꯥꯗꯣꯏꯅꯣ ꯅꯪꯗꯤ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯦ ꯆꯦꯜꯂꯨꯔꯕꯅꯦ ꯑꯗꯣ ꯅꯪꯕꯨ ꯀꯅꯥ ꯂꯧꯕꯤꯌꯨ ꯌꯥꯗꯣꯏꯅꯣꯅꯅꯦ ꯍꯥꯏꯔꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯀꯥꯟꯗꯗꯤ ꯀꯩꯅꯣ ꯑꯣꯏꯔꯦ ꯑꯝꯇ ꯇꯥꯕꯤꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯝ ꯂꯨꯍꯣꯡꯖꯟꯈꯤꯕꯅꯦꯕ ꯃꯥꯅꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯖꯔꯛꯇꯕꯅꯦꯕ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯅꯨꯄꯥꯁꯤ ꯊꯑꯣꯏꯅ ꯃꯕꯥꯅꯤ ꯐꯖꯅꯁꯨ ꯅꯨꯡꯁꯤꯅꯛꯄꯁꯨ ꯅꯠꯇꯕꯅꯤꯅꯅꯦ ꯋꯥꯔꯤ ꯇꯥꯟꯅꯕꯁꯨ ꯏꯌꯥ ꯌꯥꯗꯕ ꯑꯗꯨꯝ ꯃꯥ ꯊꯣꯛꯄ ꯑꯃ ꯍꯜꯂꯛꯑꯦ ꯊꯕꯛ ꯍꯜꯂꯛꯑ ꯑꯗꯨꯝ ꯇꯨꯝꯈꯤꯕ ꯆꯥꯛ ꯆꯥꯊꯣꯛꯑ ꯑꯗꯨꯝ ꯇꯨꯝꯈꯤꯕ ꯑꯗꯨꯝ ꯑꯣꯏꯕ ꯑꯗꯩ ꯅꯨꯄꯥꯁꯦ ꯃꯈꯟ ꯌꯥꯝꯃꯦ ꯑꯗꯨꯝ ꯅꯨꯄꯤꯒꯅꯦ ꯋꯥꯔꯤ ꯁꯥꯕ ꯈꯣꯠꯄꯁꯦ ꯐꯖꯅ ꯇꯥꯟꯅꯕ ꯈꯟꯅꯕ ꯌꯥꯕ ꯑꯃ ꯑꯗꯩ ꯏꯌꯥ ꯌꯥꯗꯕ ꯋꯥꯁꯨ ꯉꯥꯡꯗꯕ ꯑꯃ ꯂꯩꯌꯦꯕ ꯋꯥꯈꯟ ꯈꯟꯗꯕ ꯑꯗꯨ ꯑꯣꯏꯕ ꯍꯧꯖꯤꯛ ꯅꯨꯄꯥꯁꯦ ꯃꯥꯅ ꯀꯩꯅꯣꯝ ꯁꯨꯝ ꯇꯥꯟꯅꯕ ꯈꯣꯠꯄꯁꯦ
ꯈꯨꯝꯗꯕꯤ ꯑꯁ ꯌꯥꯔꯦ ꯀꯣꯟꯅ ꯈꯟꯅꯖꯦ ꯑꯩ ꯋꯥꯔꯦ ꯇꯨꯝꯃꯒꯦ ꯀ ꯍꯥꯏꯕꯀꯣ ꯃꯥꯏ ꯁꯨꯝ ꯇꯧꯋꯦꯕ ꯑꯗꯩ ꯈꯜꯂꯒ ꯅꯨꯄꯤꯁꯤꯗꯤ ꯑꯗꯨꯝ ꯊꯥ ꯂꯦꯞꯁꯟꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯀꯥꯟꯗ ꯉꯁꯥꯏꯒꯤ ꯗꯥꯛꯇꯔ ꯆꯦꯛ ꯆꯠꯎꯁꯤ ꯍꯥꯏꯔꯁꯨ ꯑꯁ ꯑꯩ ꯇꯜꯂꯦ ꯅꯨꯄꯤ ꯑꯉꯥꯡꯒ ꯑꯗꯨꯝꯕ ꯆꯠꯄ ꯍꯥꯏꯕ ꯑꯗꯩ ꯄꯩꯁꯥ ꯍꯥꯏꯔꯁꯨꯅꯦ ꯀꯥꯏꯗꯩ ꯄꯩꯁꯥꯅꯣ ꯂꯩꯇꯦ ꯍꯥꯏꯕꯤ ꯑꯗꯩꯗꯤ ꯃꯅꯦꯝꯕ ꯑꯣꯏꯅꯁꯨ ꯃꯥꯁꯦ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯃꯅꯦꯝꯕꯣꯛꯇꯁꯨ ꯃꯅꯦꯝꯕꯣꯛꯅ ꯑꯁ ꯑꯩꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯗ ꯅꯪ ꯊꯣꯛꯄ ꯆꯠꯂꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯧꯔꯒ ꯑꯩ ꯀꯥꯏꯗꯩꯅꯣ ꯂꯧ ꯈꯥꯎꯕꯩ ꯃꯤꯒꯤ ꯁꯦꯜ ꯂꯧꯁꯜꯂꯨꯔꯦ ꯌꯥꯔꯣꯏ ꯍꯦꯛ ꯍꯥꯏꯕꯤ ꯑꯗꯨ ꯃꯥꯅ ꯈꯦꯠꯇꯣꯛꯄꯤꯕ ꯃꯥꯅ ꯃꯣꯏ ꯁꯥꯒꯩꯗꯨꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔꯒ ꯑꯃꯨꯛ ꯆꯠꯃꯤꯟꯅ ꯑꯗꯩ ꯃꯧ ꯃꯆꯦꯁꯤꯡꯒ ꯑꯃꯨꯛ ꯆꯠꯃꯤꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯩ ꯑꯗꯨꯝ ꯊꯥ ꯁꯨꯔꯛꯄꯁꯤꯗꯁꯨ ꯃꯅꯦꯝꯕꯣꯛꯅꯁꯨ ꯃꯀꯨꯕꯣꯛꯅꯁꯨ ꯍꯪꯗꯦ ꯀꯔꯤ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯃꯣꯏꯁꯨ ꯄꯨꯂꯞꯇꯤ ꯆꯥꯔꯤꯅꯤꯗꯅꯀꯣ ꯑꯗꯣ ꯍꯪꯗꯦ ꯄꯩꯁꯥ ꯑꯉꯥꯡ ꯄꯣꯛꯄꯩꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯍꯪꯗꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯍꯥꯏꯕꯗꯨꯁꯨ ꯑꯁ ꯑꯩ ꯈꯪꯗꯦ ꯑꯩ ꯄꯩꯁꯥ ꯂꯩꯇꯦ ꯅꯪ ꯊꯣꯛꯁꯤꯜꯂꯨ ꯑꯗꯨꯝ ꯍꯥꯏꯕ ꯁꯨꯝꯕ ꯍꯥꯏꯒꯟꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯅꯨꯄꯥ ꯂꯩꯕ ꯗꯥꯏꯇꯁꯦ ꯂꯧꯗꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗꯤ ꯑꯗꯨꯝ ꯌꯧꯁꯜꯂꯛꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯂꯤꯛꯇꯣ ꯕꯟꯗꯣꯞ ꯊꯝꯃꯒ ꯑꯉꯥꯡꯁꯦ ꯄꯣꯛꯑꯦꯕ ꯑꯗꯨꯏ ꯃꯇꯨꯡꯁꯨ ꯑꯗꯨꯝ ꯑꯉꯥꯡ ꯄꯣꯛꯑꯕꯁꯦ ꯑꯗꯨꯝ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯆꯪꯕ ꯉꯥꯛꯇꯅꯦꯕ ꯄꯥꯎꯗꯔ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡꯒꯤ ꯕꯣꯗꯤ ꯂꯣꯁꯟ ꯑꯣꯏꯒꯦꯔꯥ ꯍꯒꯤꯁ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯊꯥꯎ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯑꯗꯩꯗꯤ ꯑꯉꯥꯡꯁꯦ ꯈꯤꯇꯪ ꯅꯥꯔꯛꯀꯅꯤ ꯗꯥꯛꯇꯔ ꯄꯨꯈꯠꯅꯤ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯈꯪꯗꯦ ꯑꯗꯨꯝ ꯃꯥꯒꯤ ꯁꯨꯐꯝ ꯊꯣꯛꯄ ꯈꯔ ꯁꯨꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯁꯨ ꯆꯥꯡ ナꯏꯅ ꯁꯨꯕ ꯅꯠꯇꯦꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤꯗ ꯃꯥꯁꯦ ꯈꯔꯅꯤ ꯁꯨꯔꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯊꯣꯛꯄ ꯐꯣꯟꯁꯦ ꯑꯗꯨꯝ ꯃꯦꯠꯂꯒꯅꯦ ꯐꯃꯨꯡꯗ ꯇꯨꯝꯃ ꯂꯩꯕ ꯃꯥꯅ ꯉꯝꯕꯁꯦ ꯐꯣꯟꯁꯦ ꯃꯦꯠꯂꯒ ꯑꯗꯨꯅ ꯋꯥꯒ ꯉꯥꯡꯉꯕꯁꯦ ꯁꯥꯎꯔꯛꯄꯤ ꯈꯨꯝꯃꯛꯇꯕꯤ ꯆꯥꯛꯀ ꯆꯥꯔꯣꯅ ꯀꯧꯁꯟꯕꯁꯦ ꯄꯨꯡꯃꯨꯛ ꯂꯩꯔ ꯂꯥꯛꯄꯤ ꯃꯥ ꯆꯥꯅꯤꯡꯀꯥꯟ ꯆꯥꯕ ꯀꯨꯞꯁꯜꯂ ꯊꯝꯃꯝꯃꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯗꯨꯝ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯃꯥꯗꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯈꯤꯗ꯭ꯔꯦꯕ ꯃꯁꯥꯅ ꯑꯗꯨꯝ ꯄꯨꯔꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯆꯥꯁꯦ ꯑꯗꯨꯝ ꯏꯃꯨꯡ ꯈꯔ ꯍꯣꯠꯅ ꯆꯥꯛ ꯈꯔ ꯇꯣꯡ ꯍꯤꯡꯒꯣꯜ ꯈꯔ ꯁꯨꯇꯧꯔ ꯃꯥꯁꯨ ꯑꯗꯨꯝ ꯄꯪꯂꯩ ꯃꯔꯩꯔꯦ ꯑꯗꯩ ꯃꯥꯏ ꯎꯄꯨ ꯀꯩꯅꯣꯗꯒꯤ ꯃꯆꯥꯗꯨꯃ ꯆꯦꯜꯂꯕꯅꯤꯅ ꯍꯦꯛ ꯂꯥꯛꯄꯒ ꯃꯤꯔꯣꯟ ꯆꯟꯈ꯭ꯔꯦ ꯆꯪꯍꯧꯈ꯭ꯔꯦ ꯀꯔꯤꯝ ꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯑꯗꯨꯃ ꯑꯃꯨꯛ ꯄꯣꯛꯁꯜꯂꯦ ꯑꯉꯥꯡꯗꯣ ꯆꯦꯟꯁꯜꯂꯦ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯈꯔ ꯍꯣꯠꯅꯕꯗ ꯀꯔꯤꯝ ꯉꯝꯗ꯭ꯔꯦ ꯑꯗ ꯃꯆꯟꯅꯨꯄꯤ ꯑꯃꯈꯛ ꯂꯨꯍꯣꯡꯈꯤꯕ ꯃꯥꯅ ꯑꯗꯨꯏ ꯃꯇꯝꯁꯦ ꯃꯆꯥ 2 ꯁꯨꯔꯛꯄꯗꯅꯦ ꯃꯆꯟꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯕꯁꯤꯗꯅꯦ ꯑꯗꯨꯗꯁꯨ ꯃꯅꯦꯝꯕꯣꯛꯁꯤꯅꯅꯦ ꯃꯕꯨꯡꯅꯦꯅ 2 ꯃꯣꯏ 3ꯅꯦ ꯂꯩꯔꯤꯁꯦ ꯃꯣꯏ ꯅꯨꯄꯥ ꯃꯆꯤꯟ ꯃꯅꯥꯎ 3 ꯃꯥꯅ ꯑꯇꯣꯝꯕꯅꯦꯕ ꯃꯕꯨꯡꯅꯦꯅ ꯂꯩꯔꯤꯁꯤꯡꯁꯤꯕꯨ ꯑꯇꯩꯗꯤ ꯃꯥꯏ ꯇꯣꯉꯥꯟ ꯂꯣꯏ ꯆꯥꯟꯅꯔꯝꯃꯦꯕ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗꯩ ꯍꯧꯅ ꯑꯗꯨ ꯀꯩꯅꯣ ꯃꯕꯨꯡꯅꯦꯅ ꯂꯩꯔꯤꯁꯤꯕꯨ ꯀꯩꯅꯣ ꯃꯆꯟꯒꯤ ꯀꯩ ꯇꯧꯗꯣꯏꯅꯣ ꯀꯔꯤ ꯋꯥꯠꯂꯤ ꯑꯋꯨꯟꯄꯣꯠ ꯀꯃꯥꯏꯅ ꯇꯧꯕꯅ ꯍꯪꯗꯦ ꯑꯗꯨꯅ ꯃꯕꯨꯡꯗꯗꯤ ꯍꯥꯏꯗ꯭ꯔꯕ ꯃꯅꯝꯃꯗ ꯑꯣꯏꯅ ꯃꯆꯟꯁꯤ ꯂꯨꯍꯣꯡꯗꯣꯏꯁꯦ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯄꯥꯔꯤꯅ ꯍꯪꯗꯦ ꯑꯗꯨ ꯇꯧꯗꯦꯅ ꯃꯧꯗ ꯑꯣꯏꯅ ꯅꯣꯡ ꯁꯣꯟꯕ ꯑꯗꯩ ꯃꯥꯅ ꯏꯃꯥ ꯑꯩ ꯅꯨꯄꯥ ꯑꯃꯐꯥꯎ ꯊꯣꯛꯇꯦ ꯂꯥꯛꯄꯗꯒꯤ ꯑꯗꯣ ꯑꯩ ꯅꯨꯄꯥꯗ ꯍꯥꯏꯔꯦ ꯄꯩꯁా ꯂꯩꯇꯦ ꯍꯥꯏ ꯃꯥꯒꯤ ꯃꯁꯥꯒꯤꯐꯥꯎ ꯀꯣꯟꯅꯗꯦ ꯑꯗꯣ ꯏꯆꯥ ꯄꯣꯛꯄꯁꯨ ꯑꯩꯅ ꯍꯣꯠꯅꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯁꯦ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯑꯩꯕꯨ ꯏꯃꯥ ꯑꯩ ꯀꯔꯤ ꯊꯣꯛꯇꯅ ꯑꯩ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯏꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯕꯩꯁꯦ ꯄꯨꯊꯣꯛꯇꯣꯏꯅꯣ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯇꯝꯗꯁꯨ ꯃꯧꯗ ꯑꯣꯏꯅ ꯃꯆꯟꯅꯨꯄꯤꯒꯤ ꯁꯤ ꯍꯥꯞꯀꯣ ꯈꯣꯠꯀꯣꯅꯦ ꯄꯩꯁꯥ ꯖꯣꯝ ꯁꯠꯇꯣꯛꯇꯅ ꯄꯨꯊꯣꯛꯑꯒꯅ ꯃꯧ ꯐꯩ ꯍꯥꯏꯕ ꯂꯩꯇꯕꯅꯤꯅ ꯃꯥꯗꯤ ꯑꯗꯨ ꯉꯝꯗ꯭ꯔꯦꯕ ꯃꯄꯥꯡꯒꯜꯅꯗꯤ ꯃꯥꯒꯤ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯖꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯀꯥꯟꯗꯁꯨ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯃꯆꯥ ꯄꯣꯛꯑꯒ ꯃꯆꯥꯗꯨ ꯀꯦꯜꯂꯒ ꯏꯃꯨꯡ ꯍꯣꯠꯅꯔ ꯂꯩꯔꯤꯅꯤ ꯅꯨꯄꯤꯅꯤ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯁꯨꯅꯤꯡꯉꯦ ꯅꯣꯝꯅꯤꯡꯉꯦ ꯁꯨꯔꯨ ꯌꯥꯕ ꯅꯠꯇꯦꯕ ꯋꯥꯏ ꯁꯪꯉꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯥ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯍꯥꯏꯗꯕ ꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯌꯦꯕ ꯄꯩꯁꯥ ꯄꯨꯊꯣꯛꯅꯤꯡꯉꯤ ꯄꯨꯊꯣꯛꯅꯤꯡꯗꯦ ꯑꯗꯨ ꯍꯥꯏꯕꯁꯦ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯗꯦꯕ ꯃꯧꯗ ꯂꯣꯏ ꯁꯤꯜꯂꯨ ꯍꯥꯏꯌꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯁꯨ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦꯕꯀꯣ ꯃꯥꯒꯤꯐꯥꯎ ꯃꯆꯥ ꯄꯣꯛꯅꯤꯡꯉꯥꯏ ꯄꯩꯁꯥꯐꯥꯎ ꯂꯩꯇꯅ ꯁꯅꯥ ꯂꯤꯛꯇꯣ ꯕꯟꯗꯣꯞ ꯊꯝꯃꯝꯕꯗꯩ ꯑꯃꯨꯛ ꯀꯥꯏꯊꯣꯛꯑꯒ ꯑꯃꯨꯛ ꯄꯩꯁꯥ ꯈꯔ ꯂꯦꯝꯃꯛꯄꯗꯨꯅ ꯑꯃꯨꯛ ꯃꯆꯥꯈꯩꯒꯤ ꯁꯪꯒꯣꯝ ꯂꯩꯗꯅ ꯍꯒꯤꯁ ꯂꯩꯗꯅ ꯐꯤꯔꯣꯜ ꯂꯩꯗꯅ ꯍꯣꯠꯅꯔꯛꯏꯅꯦꯕ ꯑꯗꯩ ꯅꯨꯄꯥꯁꯦ ꯐꯝꯃꯤ ꯐꯣꯟ ꯌꯦꯡꯉ ꯐꯃꯨꯡꯗ ꯇꯥ ꯂꯩꯔꯦ ꯑꯗꯩ ꯊꯕꯛ ꯈꯔ ꯁꯨ ꯆꯠꯇ ꯁꯨꯝ ꯇꯧꯔꯦꯗꯅ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯃꯔꯩ ꯆꯀ꯭ꯔꯤꯁꯦ ꯌꯥꯝ ꯀꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯄꯥꯒꯤ ꯆꯥꯛ ꯊꯤꯕꯗ ꯈꯤꯇꯪ ꯅꯥꯜꯂꯝꯗꯕ ꯑꯗꯩ ꯄꯨꯈꯝꯗ ꯇꯦꯡꯀꯣꯠꯇ ꯏꯟꯖꯥꯡ ꯍꯥꯞꯄꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯈꯤꯇꯪ ꯇꯩꯔꯝꯕ ꯑꯗꯩ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨꯁꯦ ꯀꯗꯥꯏꯗ ꯍꯥꯞꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯄꯨꯈꯝ ꯑꯁꯤꯗ ꯁꯤꯡꯖꯨ ꯀꯥꯡꯍꯧ ꯑꯝꯇ ꯍꯥꯞ ꯌꯥꯗꯦꯀꯣ ꯃꯣꯔꯣꯛ ꯃꯦꯠꯄꯈꯩꯁꯦ ꯂꯣꯏꯅ ꯄ꯭ꯂꯦꯠ ꯅꯥꯏꯒꯗꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯗꯨꯅꯗꯤ ꯑꯉꯥꯡ ꯆꯦꯟꯁꯜꯂꯛꯄꯅꯦ ꯀꯩꯅꯦ ꯑꯉꯥꯡ 2 ꯆꯦꯟꯁꯜꯂꯛꯑꯦ ꯑꯗꯨꯒꯤ ꯍꯣꯠꯅꯕꯗ ꯉꯝꯃꯛꯇꯗꯅ ꯈꯤꯇꯪ ꯁꯝꯖꯤꯜꯂꯒꯦꯗ ꯀꯩꯗꯧꯗꯣꯏꯅꯣ ꯀꯥꯟꯗ ꯃꯆꯤꯗ ꯍꯥꯞꯄꯨꯁꯦ ꯈꯨꯠ ꯖꯣꯔ ꯍꯥꯝꯖꯟꯗꯣꯏꯅꯦꯕ ꯑꯗꯩ ꯂꯥꯛꯇꯅ ꯏꯟꯈꯤꯗꯣꯏꯅꯦꯕ ꯅꯣꯏ ꯅꯄꯥ ꯅꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯅꯣꯏ ꯅꯄꯥꯗꯣ ꯁꯨꯃꯥꯏꯅ ꯅꯣꯏ ꯅꯃꯥꯅ ꯄꯤꯖꯕ꯭ꯔꯥ ꯑꯅ ꯍꯦꯛꯇ ꯍꯥꯏꯕꯤ ꯑꯗꯨꯃꯥꯏꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯨꯗꯕꯁꯨ ꯑꯗꯨꯝ ꯍꯧꯒꯠꯂꯛꯑꯦꯕ ꯃꯥꯁꯦꯀꯣ ꯑꯗꯩ ꯃꯣꯏꯒꯤꯁꯦ ꯑꯃꯨꯛ
ꯃꯥꯁꯦ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯅꯦꯝꯕꯣꯛꯅꯗꯤ ꯃꯅꯦꯝꯕꯣꯛꯁꯨ ꯁꯨꯕ ꯌꯥꯕ ꯁꯨꯏꯐꯝ ꯑꯃ ꯂꯩ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯅ ꯁꯨꯝ ꯄꯨꯁꯜꯂꯛꯏ ꯑꯗꯣ ꯃꯥꯅ ꯄꯨꯁꯜꯂꯛꯄꯅ ꯄꯟꯖꯥꯎ ꯑꯗꯨꯒ ꯃꯆꯥ ꯃꯁꯨ ꯋꯥꯠꯂꯛꯄꯁꯤꯅ ꯑꯩ ꯊꯨꯝ ꯋꯥꯠꯂꯦꯅ ꯊꯨꯝ ꯍꯥꯏꯔꯨꯕꯗ ꯁꯥꯎꯕ ꯉꯥꯔꯤ ꯋꯥꯠꯂꯦ ꯍꯥꯏꯕꯗ ꯁꯥꯎꯕ ꯃꯥꯅ ꯂꯩꯐꯝ ꯊꯣꯛꯄꯅ ꯂꯩꯕ ꯋꯥꯠꯂꯛꯇꯕꯁꯤꯗꯅꯦ ꯅꯣꯏꯅꯁꯨ ꯁꯝꯃꯨ ꯅꯣꯏꯁꯨ ꯆꯥꯔꯤ ꯅꯠꯇ꯭ꯔꯥ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯍꯥꯏꯕ ꯑꯗꯩ ꯃꯧꯁꯤꯅ ꯏꯀꯥꯏꯗꯅ ꯃꯥꯏ ꯅꯨꯄꯥꯗ ꯍꯥꯏꯔꯨꯔꯦ ꯂꯧꯗ꯭ꯔꯦꯀꯣ ꯏꯃꯥꯗ ꯍꯥꯏꯌꯨ ꯍꯥꯏꯕꯤ ꯑꯗꯩ ꯃꯁꯥꯅ ꯂꯣꯏꯅ ꯇꯧꯕ꯭ꯔꯁꯨ ꯇꯧꯗꯕꯤ ꯑꯗꯨꯅ ꯃꯥꯗꯤ ꯏꯀꯥꯏꯕꯅꯤꯅ ꯐꯅꯦꯛ ꯐꯤꯔꯣꯟꯁꯦ ꯌꯣꯜꯂ ꯃꯥꯅ ꯁꯨꯝ ꯄꯥꯡꯉꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯆꯥꯅꯤ ꯅꯥꯎꯔꯣꯟꯕ ꯍꯧꯔꯛꯄꯅꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯀꯨꯕꯣꯛꯁꯦ ꯅꯥꯁꯜꯂꯛꯑꯦꯕ ꯑꯗꯨ ꯅꯥꯁꯜꯂꯛꯄꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯅꯦꯝꯕꯣꯛꯁꯤꯅ ꯍꯥꯏꯔꯦꯕ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯑꯃꯃꯧꯅꯤ ꯑꯇꯣꯝꯕꯅꯤ ꯃꯣꯏꯒ ꯀꯣꯜꯂꯦ ꯃꯣꯏꯅ ꯂꯥꯏꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯣꯠꯇ ꯇꯧꯔꯦꯕꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯄꯩꯁꯥ ꯇꯨꯡꯁꯤꯟꯗꯅ ꯐꯖꯅ ꯇꯧꯕ ꯑꯣꯏꯗꯤ ꯐꯕ ꯃꯧꯗꯨꯅ ꯈꯒ ꯇꯦꯛ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯣꯠꯅꯔꯒ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯍꯣꯠꯅꯔ ꯂꯩꯔꯤꯕꯅꯦꯕ ꯃꯥ ꯃꯁꯥꯐꯥꯎ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯤꯕ ꯑꯗꯩꯗꯤ ꯃꯀꯨꯕꯣꯛꯁꯦ ꯂꯥꯏꯌꯦꯡꯕꯁꯤꯗ ꯃꯧ ꯐꯠꯇꯦ ꯃꯀꯨꯕꯣꯛ ꯅꯥꯕꯁꯦ ꯂꯥꯏꯌꯦꯡꯕꯩ ꯈꯣꯠꯄꯩꯅ ꯈꯟꯅꯗꯦ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯕꯤꯔꯦꯕ ꯑꯗꯩꯗꯤ ꯃꯀꯨꯕꯣꯛꯀꯤ ꯏꯟꯖꯥꯡꯁꯦ ꯆꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯌꯥꯅꯕ ꯉꯥꯔꯧ ꯑꯝꯇꯁꯨ ꯍꯥꯞꯇ ꯌꯥꯗꯦ ꯅꯣꯡꯃꯒꯤ ꯑꯗꯨꯝꯕꯩ ꯍꯥꯞꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯗꯩ ꯍꯤꯗꯥꯛ ꯒꯨꯂꯤꯁꯦ ꯑꯗꯨꯝ ꯆꯥꯗ꯭ꯔꯗꯤ ꯑꯍꯧꯕ ꯅꯥꯏꯕ ꯑꯗꯨ ꯍꯤꯗꯥꯛ ꯒꯨꯂꯤꯕꯨ ꯆꯥꯒꯗ꯭ꯔꯥ ꯂꯩꯒꯗ꯭ꯔꯥ ꯑꯗꯩ ꯃꯆꯥꯗꯣ ꯃꯧꯁꯦ ꯋꯥꯈꯠꯂꯛꯑꯦꯕ ꯏꯃꯨꯡꯒꯤꯁꯨ ꯍꯣꯠꯅꯔꯛꯄ ꯑꯗꯩ ꯃꯅꯦꯝꯕꯣꯛꯁꯨ ꯑꯃꯨꯛ ꯃꯀꯨꯕꯣꯛꯀꯤ ꯁꯦꯕꯥꯒꯤ ꯀꯔꯤꯒꯤ ꯇꯧꯕꯗ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯦꯕꯀோ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄ ꯈꯣꯠꯄ ꯉꯝꯗ꯭ꯔꯦ ꯃꯀꯨꯕꯣꯛꯀꯤ ꯁꯦꯕꯥ ꯍꯣꯠꯅꯔꯦ ꯃꯥ ꯃꯁꯥꯁꯨ ꯑꯍꯜ ꯑꯣꯏꯁꯜꯂꯦꯕ ꯑꯗꯨꯐꯥꯎꯁꯨꯅꯦ ꯃꯧꯁꯦ ꯊꯕꯛ ꯁꯨꯡꯂꯦꯞ ꯂꯦꯞꯄ ꯅꯠꯇꯦ ꯃꯆꯥ ꯑꯅꯤꯗꯣ ꯑꯃꯨꯛ ꯁꯦꯟꯅꯩ ꯑꯗꯒꯤ ꯃꯆꯥ ꯑꯃꯃꯨꯛ ꯂꯧꯋꯦ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯀꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯁꯨꯝ ꯍꯣꯠꯅꯩ ꯃꯥꯁꯨ ꯋꯥꯔꯤꯅꯦꯕ ꯄꯩꯁꯥ ꯀꯣꯟꯅꯗꯕꯒꯤꯅ ꯃꯔꯣꯜ ꯑꯃ ꯄꯩꯁꯥ ꯊꯣꯛꯇꯕꯒ ꯁꯤꯟꯗꯣꯛꯀ ꯁꯤꯟꯖꯤꯟꯒ ꯃꯥꯁꯨ ꯋꯥꯔꯤꯅꯦꯕ ꯐꯝꯗꯣꯛꯑ ꯂꯩꯊꯣꯛꯄ ꯅꯠꯇꯦꯕ ꯑꯗꯨꯗ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯁ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯆꯠꯊꯣꯛꯏꯉꯩꯗ ꯃꯀꯨꯕꯣꯛꯁꯦ ꯍꯤꯗꯥꯛ ꯃꯇꯝ ꯆꯥꯅ ꯄꯤꯖꯔꯝꯗꯦ ꯑꯗꯩꯗꯤ ꯆꯥꯛ ꯄꯤꯖꯗꯅ ꯊꯝꯃꯝꯃꯤ ꯁꯦꯕꯥ ꯇꯧꯕꯤꯅꯤꯡꯄꯣꯟꯇꯦ ꯑꯗꯨꯗꯨꯅ ꯉꯥꯡꯉꯦꯕ ꯑꯗꯩ ꯃꯥꯅ ꯍꯥꯏꯌꯦꯕ ꯏꯃꯥ ꯑꯩ ꯈꯛꯇꯒꯤ ꯑꯇ ꯇꯥꯏꯔꯅꯦ ꯃꯧ ꯑꯍꯨꯝ ꯁꯨꯔꯤꯅꯤ ꯃꯣꯏꯁꯨ ꯑꯃꯁꯨ ꯆꯪꯉꯛꯑꯒ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏ ꯈꯛꯇꯪ ꯑꯇ ꯇꯥꯏꯗꯧꯅ ꯇꯥꯏ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯉꯥꯡꯗꯨꯒ ꯑꯩꯁꯨ ꯉꯥꯛꯇꯪ ꯇꯨꯝꯊꯣꯛꯎꯔꯦ ꯑꯗꯨꯗ ꯏꯃꯥ ꯍꯜꯂꯛꯄꯅ ꯍꯥꯟꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯍꯧꯈꯤꯕꯒꯤ ꯇꯧꯈꯤꯕ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯃꯅꯥ ꯑꯣꯏꯅ ꯊꯥꯗꯕꯀꯣ ꯅꯨꯃꯤꯠꯁꯤꯒꯤ ꯀꯩꯅꯣꯝ ꯁꯣꯏꯕꯗ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯃꯀꯨꯕꯣꯛꯀꯤ ꯉꯥꯔꯧꯒꯤꯕꯨ ꯍꯥꯞꯀꯗ꯭ꯔꯥ ꯅꯥꯕꯩꯕꯨ ꯂꯥꯏꯌꯦꯡꯒꯗ꯭ꯔꯥ ꯍꯤꯗꯥꯛ ꯒꯨꯂꯤꯕꯨ ꯂꯩꯈꯤꯗ꯭ꯔꯥ ꯌꯥꯝ ꯋꯥꯕꯀꯣ ꯑꯗꯨꯁꯨ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯃꯥ ꯊꯣꯛꯄ ꯈꯔ ꯁꯨꯔꯦ ꯃꯥꯏ ꯄꯨꯈꯥꯎꯗ ꯈꯔ ꯍꯥꯞꯄꯦ ꯅꯣꯡ ꯐꯥꯗꯣꯛꯀꯗꯤ ꯂꯥꯏꯅ ꯌꯥꯔꯣꯏ ꯂꯨꯄꯥ 200-300 ꯄꯤꯔꯝꯃꯦ ꯍꯥꯏ ꯑꯩꯈꯣꯏ ꯇꯥꯟꯅꯔꯀꯥꯟꯗ ꯑꯗꯨ ꯅꯍꯥꯟꯒꯤ 300ꯗꯣ ꯀꯩꯗꯧꯈ꯭ꯔꯦ ꯉꯍꯥꯟꯒꯤ 300ꯗꯣ ꯀꯩꯗꯧꯈ꯭ꯔꯦ ꯍꯦꯛꯇ ꯍꯥꯏꯕ ꯃꯥꯅ ꯄꯤꯕ ꯄꯩꯁꯥꯗꯣ ꯑꯗꯨꯈꯛ ꯄꯩꯁꯥ ꯑꯣꯏꯅ ꯊꯥꯕ ꯃꯥꯏ ꯋꯥꯈꯜꯁꯤꯗ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯂꯩꯊꯣꯛꯄꯅꯗꯤ ꯌꯥꯔꯔꯣꯏ ꯑꯩꯁꯦ ꯐꯤ ꯁꯥꯕꯗꯤ ꯑꯉꯥꯡꯗꯣ ꯄꯤꯛꯄꯅꯤꯅ ꯁꯦꯟꯅꯕ ꯈꯣꯠꯄ ꯑꯗꯨꯝ ꯀꯩꯁꯨ ꯉꯝꯃꯣꯏꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯩꯀꯩ ꯈꯔ ꯌꯣꯟꯕ ꯍꯧꯋꯦ ꯃꯥꯁꯦ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯍꯧꯕ ꯌꯣꯟꯕ ꯆꯠꯂꯒ ꯌꯣꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯇꯦꯛꯀꯤ ꯁꯅꯥ ꯂꯤꯀꯣꯟ ꯃꯇꯝꯗ ꯌꯨꯝꯊꯣꯡꯗ ꯌꯥꯝ ꯆꯠꯂ ꯌꯣꯜꯂꯝꯕꯤꯗꯣ ꯑꯗꯨ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯣꯁꯃꯦꯇꯤꯛ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯁꯅꯥ ꯑꯁꯦꯡꯕ ꯀꯥꯏꯒꯦ ꯍꯥꯏꯕ ꯂꯥꯛꯄꯁꯦ ꯃꯣꯏꯅ ꯀꯣꯟꯖꯪꯒ ꯀꯟꯇꯦꯛ ꯇꯧꯅꯔꯒ ꯀꯣꯟꯖꯪ ꯑꯃ ꯂꯩꯕ ꯃꯣꯏꯒꯤ ꯁꯅꯥꯁꯨ ꯑꯁꯥꯕꯁꯨ ꯌꯣꯟꯕ ꯑꯗꯨꯒꯤ ꯁꯦꯛꯁꯟ ꯀꯥꯏꯔꯛꯄꯁꯦ ꯇꯞ ꯂꯥꯛꯄ ꯃꯥꯅ ꯑꯗ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯁꯨ ꯈꯔ ꯌꯣꯟꯕꯁꯦ ꯆꯠꯂꯦꯕꯀꯣ ꯑꯗꯨꯗꯒꯤ ꯍꯧꯅꯔꯛꯇꯣꯏꯅꯦꯕ ꯈꯠꯅꯕꯁꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤꯉꯩ ꯏꯃꯣꯠꯈꯩ ꯃꯆꯥ ꯑꯅꯤꯗꯨꯒ ꯁꯨꯝ ꯍꯣꯠꯅꯔꯒ ꯏꯃꯨꯡꯗ ꯂꯩꯔꯤꯈꯩꯗꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯏꯁꯧꯁꯦ ꯀꯌꯥ ꯂꯥꯡꯉꯝꯗꯦꯕ ꯈꯤꯇꯪ ꯉꯥꯡꯕ ꯆꯩꯕ ꯀꯜꯂꯒꯁꯨ ꯑꯗꯨꯒ ꯃꯥꯅ ꯈꯝꯕꯜꯂꯛꯏꯁꯤꯅꯅꯦ ꯀꯩꯅꯣꯗꯒꯤ ꯍꯧꯔꯛꯑꯦ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯈꯔ ꯌꯣꯟꯕ ꯆꯠꯄꯁꯤꯗꯒꯤ ꯍꯧꯔꯛꯑꯦꯕ ꯄꯩꯁꯥ ꯈꯔ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯆꯠꯀꯦ ꯈꯣꯠꯀꯦ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯏꯃꯨꯡꯁꯦ ꯄꯩꯁꯥꯁꯦ ꯑꯝꯇ ꯀꯣꯟꯅꯔꯔꯣꯏ ꯑꯍꯟꯒꯤ ꯒꯨꯂꯤꯗꯣ ꯂꯩꯗ ꯌꯥꯗꯦ ꯑꯗꯩ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯥꯏ ꯈꯣꯠꯂꯦꯅ ꯈꯔ ꯌꯣꯟꯕꯁꯦ ꯅꯣꯡꯃꯁꯨ ꯍꯦꯛ ꯀꯩꯁꯨ ꯍꯥꯏꯗꯦ ꯅꯨꯄꯥꯁꯦ ꯄꯨꯔꯥꯅ ꯊꯤꯡꯉꯕꯁꯨ ꯅꯠꯇꯕ ꯑꯗꯩ ꯅꯣꯡꯃꯅ ꯍꯦꯛꯇ ꯊꯦꯡꯉꯛꯏ ꯈꯣꯠꯂꯦ ꯑꯁꯣꯝꯗꯗꯤ ꯃꯊꯪ ꯒꯥꯔꯤꯗꯣ ꯊꯧꯔ ꯁꯨꯝ ꯌꯣꯟꯈꯤꯕꯗ ꯍꯜꯂꯛꯄꯗ ꯍꯦꯛꯇ ꯃꯝꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤꯅ ꯆꯠꯅꯤꯡ ꯃꯇꯝ ꯆꯠꯄ ꯍꯜꯂꯛꯅꯤꯡ ꯃꯇꯝ ꯍꯜꯂꯛꯄ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯌꯨꯝꯁꯦ ꯅꯨꯄꯥ ꯄꯥꯟꯗ꯭ꯔꯕ꯭ꯔꯥ ꯑꯗꯨ ꯇꯧꯗꯕ꯭ꯔꯥꯅ ꯉꯥꯡꯒꯅꯦ ꯃꯥꯅ ꯌꯣꯟꯕ ꯆꯠꯂꯨꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯍꯦꯛ ꯍꯩꯗꯣꯛꯄꯤꯕ ꯂꯪꯈꯥꯏꯕꯤꯕ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯇꯧꯕ ꯑꯗꯨꯗꯤ ꯈꯔꯅꯤ ꯑꯃꯨꯛ ꯃꯄꯥꯟ ꯊꯣꯛ ꯌꯥꯗꯦꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯔꯅꯤ ꯅꯨꯃꯤꯠ 4-5 ꯑꯗꯨꯗꯤ ꯃꯆꯥꯁꯨ
ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯃꯆꯥ ꯕꯣꯔꯗꯤꯡꯗ ꯊꯝꯃꯦ ꯑꯃꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯦ ꯑꯗꯨꯒꯤ ꯕꯣꯔꯗꯤꯡ ꯐ꯭ꯔꯤ ꯑꯉꯥꯡ ꯑꯃꯗꯨꯒꯤ ꯁꯦꯟꯅꯕ ꯉꯝꯃꯛꯇꯕꯒ ꯑꯗꯩ ꯃꯥꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯆꯠꯈꯠꯂꯛꯄꯒ ꯑꯉꯥꯡ ꯑꯍꯟꯗꯨ ꯕꯣꯔꯗꯤꯡ ꯊꯝꯕꯅꯦꯕ ꯃꯥꯅ ꯑꯗꯨ ꯅꯣꯡꯃꯩ ꯃꯥꯁꯦ ꯑꯗꯨꯝ ꯁꯅꯥ ꯀꯥꯏꯕ ꯁꯟ 10 ꯑꯃꯒꯤ 100 ꯑꯃꯒꯤ ꯑꯝꯇ ꯀꯥꯏꯕꯤꯌꯨ ꯂꯥꯛꯇꯅ ꯅꯨꯄꯤ ꯆꯠꯄꯗ ꯃꯥꯏ ꯀꯃꯤꯁꯟ ꯄꯤꯔꯛꯄ 500 ꯑꯣꯏꯔꯁꯨ 1000 ꯑꯣꯏꯔꯁꯨ ꯑꯗꯨ ꯃꯉꯣꯟꯗꯗꯤ ꯑꯃꯃꯟ ꯌꯥꯝꯖꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯣꯠꯅ ꯁꯨꯝ ꯇꯧꯋꯦ ꯑꯗꯨꯒꯗꯤ ꯈꯔ ꯏꯪꯙꯩ 3ꯅꯤ 4ꯅꯤꯁꯦ ꯍꯥꯏ ꯀꯥꯟꯗ ꯑꯃꯨꯛ ꯆꯠꯇꯣꯏꯕ ꯑꯗꯨꯅ ꯄꯣꯌꯦꯡꯁꯨ ꯄꯤꯗ ꯌꯥꯔꯛꯇꯦ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯐ꯭ꯔꯤꯒꯤ ꯇꯨꯏꯁꯟꯒꯤ ꯐ꯭ꯔꯤꯒꯤ ꯑꯗꯒꯤ ꯆꯥꯗꯕ ꯊꯛꯇꯕ ꯌꯥꯔꯛꯇꯦ ꯑꯗꯩ ꯃꯔꯨꯞ ꯊꯥꯡꯅꯕ ꯈꯔ ꯌꯥꯎꯔꯝꯕ ꯃꯌꯥꯝ ꯍꯨꯟꯅꯕ ꯋꯥꯕ ꯑꯗꯨꯗꯅꯦ ꯃꯥꯁꯦ ꯑꯗꯨꯝ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯃꯉꯣꯟꯗ ꯂꯣꯏ ꯇꯥꯏꯌꯦꯕ ꯑꯗ ꯅꯨꯄꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯧꯒꯠꯂꯛꯑꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯊꯕꯛ ꯆꯠꯄ ꯑꯩ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯆꯠꯄ ꯅꯨꯄꯤꯁꯤꯡꯁꯦ ꯄꯥꯝꯗꯦ ꯀꯥꯟꯅꯗꯤ ꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯄꯣꯠ ꯆꯩꯁꯦ ꯀꯧꯈꯥꯏꯕꯤ ꯂꯪꯈꯥꯏꯕꯤ ꯊꯨꯒꯥꯏꯕꯤ ꯇꯧꯔꯒ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯣꯏꯅꯣ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯄꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯣꯏꯅꯣ ꯑꯩꯗꯤ ꯄꯥꯝꯗꯦ ꯌꯥꯝ ꯊꯣꯛꯅꯤꯡꯉꯤꯅꯦ ꯌꯥꯝ ꯆꯠꯆꯅꯤꯡꯉꯦ ꯌꯥꯝ ꯀꯦꯔꯒ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦꯅꯦ ꯒꯥꯏꯅꯀꯣ ꯑꯗꯩꯗꯤ ꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤꯅꯦ ꯅꯣꯡꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯊꯝꯃꯝꯕ ꯃꯆꯥꯅꯨꯄꯥꯁꯤ ꯑꯇꯣꯝꯕꯁꯦ ꯑꯃꯗꯤ ꯕꯣꯔꯗꯤꯡ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯇꯣꯝꯕꯁꯤ ꯈꯔ ꯃꯈꯣꯡ ꯈꯨꯠ ꯌꯥꯎꯔꯨꯗꯅ ꯃꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯍꯥꯏꯐꯦꯠ ꯇꯥꯕꯗꯒꯤ ꯃꯌꯥꯝꯅ ꯈꯨꯜꯂꯦ ꯈꯣꯠꯂꯦꯅ ꯃꯣꯏ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯃꯤꯟꯅꯕꯗꯣꯀꯣ ꯑꯗꯨꯒꯤ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯒꯤ ꯍꯦꯛꯇ ꯃꯥ ꯍꯜꯂꯛꯄꯁꯤꯗ ꯅꯨꯄꯥꯁꯤ ꯃꯩ ꯍꯧꯒꯩ ꯁꯥꯎ ꯂꯩꯔꯝꯃꯦꯗꯅ ꯃꯥ ꯒꯥꯔꯤ ꯃꯆꯥꯁꯦ ꯊꯧꯖꯤꯜꯂꯛꯄꯁꯤꯅ ꯒꯥꯔꯤꯅꯤ ꯀꯩꯅ ꯍꯦꯛꯇ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯣꯔꯛꯄꯅꯦꯕ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯒꯥꯔꯤꯅ ꯀꯩꯅ ꯇꯨꯕꯅꯦꯃꯤ ꯑꯗꯩ ꯑꯃꯨꯛꯁꯨ ꯆꯪꯁꯤꯜꯂꯛꯑꯅꯤ ꯍꯨꯒꯠꯄꯩ ꯃꯍꯨꯠꯇꯅꯦ ꯐꯨꯖꯟꯕꯅꯦꯕ ꯑꯗꯩ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯏ ꯄꯣꯠ ꯆꯩꯒꯁꯦ ꯂꯣꯏ ꯆꯈꯥꯏꯕꯤꯔꯦ ꯀꯩ ꯌꯣꯟꯕ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕ ꯃꯌꯥꯝꯁꯦ ꯑꯗꯨ ꯃꯥꯅ ꯑꯃꯨꯛ ꯑꯗꯩ ꯐꯨꯔꯦ ꯐꯨꯁꯨ ꯈꯔ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯇꯨꯝꯕꯗ ꯍꯤꯞꯈ꯭ꯔꯀꯥꯟꯗ ꯇꯞꯅ ꯃꯥꯏ ꯄꯣꯠ ꯆꯩꯈꯩꯁꯦ ꯑꯃꯨꯛ ꯈꯨꯟꯖꯜꯂꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯃꯥꯅ ꯍꯥꯏꯔꯦ ꯅꯨꯄꯤꯁꯤꯅ ꯑꯩꯅ ꯆꯠꯄꯗ ꯅꯪꯅ ꯁꯨꯛ ꯌꯥꯝ ꯄꯥꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯅ ꯅꯪ ꯑꯣꯏꯅ ꯆꯠꯂꯣ ꯑꯩꯅ ꯑꯣꯏꯅ ꯌꯨꯝꯗ ꯂꯩꯒꯦ ꯅꯠꯇ꯭ꯔꯒꯅ ꯄꯨꯂꯞ ꯆꯠꯃꯤꯟꯅꯁꯤ ꯃꯤꯗꯤ ꯃꯌꯥꯝ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯩ ꯍꯥꯏꯌꯦꯕ ꯑꯗꯨꯁꯨ ꯌꯥꯗꯦꯕ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯉꯥꯡꯒ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯄꯨꯂꯞ ꯆꯠꯃꯤꯟꯅꯒꯗꯕ ꯅꯠꯇꯦꯍꯦꯅꯀꯣ ꯑꯗꯩꯗꯤ ꯑꯁ ꯌꯥꯝꯅ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯍꯦꯛꯇ ꯎꯏꯅꯤꯡꯉꯛꯄꯀꯣ ꯍꯣꯏ ꯑꯗꯩ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯣꯠꯅꯕꯤꯔꯤꯗꯨꯁꯨ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯈꯟꯅꯕꯁꯦ ꯇꯣꯏꯁꯜꯂꯛꯑꯦꯕ ꯃꯀꯨꯕꯣꯛꯁꯤ ꯀꯩꯗꯧꯋꯦ ꯃꯀꯨꯕꯣꯛꯁꯤ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯨꯒꯤꯗꯨꯁꯨ ꯅꯥꯕꯒꯤ ꯄꯨꯈꯠꯄꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯥꯏ ꯃꯀꯣꯛꯇ ꯂꯣꯏ ꯇꯥꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯁꯨꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯈꯔꯗꯤ ꯁꯨꯏ ꯑꯗꯨꯒ ꯊꯑꯣꯏꯅ ꯂꯣꯏꯅꯃꯛꯀꯤ ꯀꯣꯟꯅꯅꯕ ꯗꯥꯏꯇꯁꯦ ꯂꯧꯗꯕ ꯃꯥꯏ ꯄꯤꯔꯝꯕ ꯈꯔ ꯁꯤ ꯐꯪꯉꯦ ꯍꯥꯏꯔꯒ 5,000 ꯐꯪꯉꯛꯄꯗ ꯊꯕꯛ ꯃꯐꯝꯗ 5,000 ꯄꯨꯂꯞ ꯄꯤꯔꯛꯄꯗ 3,000 ꯂꯪꯁꯤꯜꯂꯝꯕ ꯑꯃꯅꯤꯅ ꯃꯥꯏ ꯄꯨꯔꯈꯥꯎꯗ ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯩ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯃꯗꯩ ꯑꯃꯨꯛ ꯄꯨ ꯑꯃꯗꯩ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯒ ꯑꯗꯨꯝ ꯂꯣꯏꯅꯃꯛꯁꯦ ꯍꯣꯠꯅꯕ ꯑꯉꯥꯡ ꯃꯤꯡ ꯆꯟꯕ ꯌꯧꯔꯛꯑꯦ ꯑꯉꯥꯡꯗꯤ ꯑꯦꯗꯃꯤꯁꯟꯗꯤ ꯂꯥꯁ ꯗꯦꯠ ꯑꯣꯏꯗꯣꯔꯕꯀꯣ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯑꯩ ꯈꯪꯗꯦꯅ ꯍꯥꯏꯔ ꯂꯩꯊꯣꯛꯈ꯭ꯔꯅꯦꯕ ꯑꯗꯨ ꯅꯨꯄꯤꯗꯨꯗꯤ ꯇꯧꯗ ꯌꯥꯗꯕꯅꯤ ꯄꯨꯔ ꯂꯥꯛꯑ ꯑꯃꯨꯛ ꯑꯦꯗꯃꯤꯁꯟ ꯇꯧꯈ꯭ꯔꯅꯤꯀꯣ ꯃꯔꯣꯟ ꯂꯩꯔꯅꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯂꯩꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯗꯨ ꯑꯃꯨꯛ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯃꯨꯛ ꯋꯥꯕꯀꯣ ꯁꯨꯃꯥꯏꯅ ꯑꯗꯩ ꯃꯀꯨꯕꯣꯛꯇꯨꯃ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤꯁꯨ ꯊꯥ ꯑꯃꯗ ꯑꯃꯨꯛ 1,000 ꯑꯗꯨꯝ ꯂꯩꯔꯤꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯉꯥꯔꯧ ꯑꯃꯇꯣꯏꯁꯨ ꯑꯍꯟꯅꯤꯅ ꯏꯔꯣꯟꯕ ꯑꯃ ꯇꯧꯔꯦ ꯉꯥꯔꯧ ꯑꯃ ꯀꯥꯡꯁꯣꯏ ꯑꯃ ꯇꯧꯔꯦ ꯉꯥꯔꯧ ꯑꯃꯇꯣꯏꯁꯨ ꯀꯩꯅꯣꯝꯃ ꯈꯨꯠ ꯊꯝꯐꯝ ꯑꯃ ꯍꯥꯞꯅꯕꯁꯨ ꯍꯣꯠꯅꯩꯅꯦꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗ ꯃꯥꯁꯦ ꯚꯥꯔꯁꯦ ꯃꯉꯣꯟꯗ ꯂꯣꯏ ꯄꯨꯔꯛꯄꯅꯤꯅ ꯋꯥꯕꯗꯩ ꯅꯨꯄꯥꯁꯤꯅ ꯃꯔꯣꯟ ꯑꯃ ꯀꯣꯏꯆꯠ ꯆꯠꯄ ꯅꯨꯄꯤ ꯑꯗꯩꯗꯤ ꯅꯨꯄꯥ ꯀꯅꯥꯒ ꯎꯅꯔꯨꯏ ꯑꯗꯩ ꯀꯗꯥꯏꯗ ꯅꯨꯄꯥ ꯀꯅꯥꯒ ꯂꯩꯃꯤꯟꯅꯔꯨꯏꯁꯨ ꯈꯪꯗꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯆꯠꯅꯤꯡꯕꯒꯤꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯌꯥꯝ ꯀꯦꯅꯤꯡꯕ ꯌꯥꯝ ꯆꯠꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯒꯥꯏꯅꯒ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯩꯗꯤ ꯆꯠꯇ꯭ꯔꯦ ꯀꯅꯥꯅ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯀꯅꯥꯅ ꯄꯨꯊꯣꯛꯀꯅꯤꯀꯣ ꯑꯗꯨ ꯅꯨꯄꯤꯁꯦ ꯌꯥꯝ ꯋꯥꯕ ꯑꯗꯩ ꯅꯨꯄꯥꯒꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯥꯅ ꯉꯝꯅꯕ ꯂꯣꯏꯅ ꯍꯣꯠꯅꯔꯣ ꯏꯃꯨꯡꯁꯦ ꯄꯨꯔꯣ ꯍꯣꯏ ꯐꯔꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉ ꯑꯩ ꯌꯨꯝꯗ ꯂꯩꯔꯒꯦ ꯅꯪꯅ ꯆꯠꯍꯟꯅꯤꯡꯗꯕ ꯊꯕꯛꯁꯦ ꯑꯩ ꯆꯠꯂꯔꯣꯏ ꯑꯅ ꯍꯥꯏꯔꯁꯨ ꯌꯥꯗꯕ ꯑꯗꯩ ꯑꯗꯨꯝ ꯃꯥꯒ ꯄꯨꯂꯞ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯁꯨ ꯌꯥꯗꯕ ꯊꯕꯛꯁꯦ ꯑꯗꯨꯃꯥꯏꯅ ꯊꯤꯡꯕꯔꯁꯨ ꯄꯨꯔꯥ ꯍꯦꯛ ꯊꯤꯡꯗꯕ ꯈꯔ ꯑꯃꯨꯛ ꯆꯠꯇꯒꯨꯝ ꯇꯧ ꯈꯤꯇꯪ ꯑꯃꯨꯛ ꯌꯥꯒꯨꯝ ꯇꯧ ꯑꯗꯩ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯌꯥꯔꯛꯇ ꯁꯤꯒꯤ ꯕꯦꯔꯥꯁꯤ ꯃꯉꯣꯟꯗ ꯌꯥꯝ ꯀꯥꯕ ꯁꯤꯁꯤꯅ ꯃꯥꯏ ꯊꯕꯛꯁꯤ ꯇꯧꯐꯝ ꯈꯪꯗꯦꯕ ꯄꯣꯠ ꯆꯩꯗꯣ ꯃꯥꯅ ꯈꯔ ꯂꯪꯊꯣꯛꯄꯤꯅꯤ ꯃꯌꯥꯝ ꯂꯩꯁꯜꯂꯨꯔ ꯀꯣꯁꯃꯦꯇꯤꯛ ꯀꯩꯀꯩꯁꯦ ꯈꯣꯡꯕꯥꯟꯗꯩꯐꯥꯎ ꯈꯨꯜꯂꯤꯅꯦꯕ ꯃꯥꯅꯀꯣ ꯑꯗꯩ ꯄꯣꯠ ꯆꯩꯁꯦ ꯑꯃꯨꯛ ꯃꯥꯡꯅꯤ ꯃꯥꯏ ꯀꯁꯇꯃꯔ ꯑꯃꯨꯛ ꯃꯥꯡꯅꯤ ꯇꯧꯅꯕ ꯑꯗꯩ ꯅꯣꯡꯃꯁꯨ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯀꯣꯏꯂꯥ ꯊꯥꯔꯝꯕꯩ ꯅꯨꯡꯒ ꯀꯩꯅꯣꯒ ꯂꯧꯔꯒ ꯍꯥꯏꯁꯦ ꯊꯧꯕ ꯌꯥꯗꯕ ꯌꯥꯝ ꯊꯤꯅ ꯕꯦꯔꯦ ꯕꯦꯔꯦ ꯄꯦꯠꯄꯗꯣ ꯂꯩꯕꯥꯛ ꯂꯩꯉꯥꯡꯒ ꯂꯧꯕꯗ ꯊꯧꯕꯁꯦ ꯍꯩꯇ꯭ꯔꯦ ꯉꯝꯗꯦꯕ ꯃꯥꯁꯦ ꯒꯥꯔꯤ ꯃꯆꯥꯁꯦꯀꯣ ꯏꯜꯂꯒꯁꯨ ꯌꯥꯝ ꯋꯥꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤ ꯂꯝꯕꯤꯗꯣ ꯍꯦꯟꯗꯣꯔꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯊꯧꯔꯒ ꯂꯥꯛꯄꯗꯗꯤ
ꯉꯁꯥꯏ ꯃꯇꯝꯁꯦ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯦꯕ Mhm. ꯑꯗꯨꯁꯨ ꯍꯦꯛꯇ ꯅꯨꯄꯥꯁꯤꯅ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯊꯣꯛꯎꯔꯒ ꯂꯝꯗ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯅꯨꯡꯉꯥꯏꯊꯣꯛꯎꯔꯒ ꯍꯟꯖꯜꯂꯛꯑꯒ ꯁꯤꯗ ꯍꯟꯅꯤꯡ ꯃꯇꯝꯗ ꯍꯟꯖꯜꯂꯛꯑꯒꯅꯅꯦ ꯅꯨꯄꯤꯁꯦ ꯑꯗꯨꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯌꯥꯝꯁꯤꯅ ꯇꯥ ꯍꯩ ꯉꯝꯗꯕ Mhm. ꯑꯗꯨꯝ ꯃꯥꯅ ꯈꯨꯝꯖꯗ꯭ꯔꯕꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯩꯁꯨ ꯊꯕꯛꯁꯦ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯈꯤꯇꯪ ꯆꯠꯊꯣꯛꯑꯦ ꯅꯪꯅ ꯈꯠꯅꯕ ꯍꯧꯔꯦ ꯏꯁꯧ ꯂꯥꯡꯉꯦ ꯑꯗꯣ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯂꯣꯏ ꯇꯣꯛꯊꯣꯛꯑꯒꯦ ꯅꯪꯅ ꯂꯣꯏꯅ ꯌꯨꯝꯁꯦ ꯄꯨꯔꯣ ꯑꯆꯪꯕꯈꯩ ꯑꯩ ꯇꯨꯃꯤꯟꯅ ꯆꯥꯛ ꯈꯛ ꯊꯣꯡꯉ ꯂꯩꯒꯦ ꯍꯥꯏꯔꯦ ꯑꯗꯨꯁꯨ ꯀꯔꯤ ꯑꯅ ꯑꯃꯨꯛꯁꯨ ꯉꯥꯡꯁꯤꯜꯂꯛꯄ Mhm. ꯑꯗꯨꯗꯤ ꯑꯩꯅ ꯆꯠꯄꯗ ꯑꯩꯅ ꯉꯝꯅꯕ ꯂꯣꯏ ꯍꯣꯠꯅꯖꯔꯒꯦ ꯅꯪ ꯀꯔꯤꯝ ꯁꯨꯕꯤꯔꯅꯨ ꯅꯪ ꯁꯨꯏꯁꯨ ꯊꯣꯛꯄ ꯅꯪꯒꯤ ꯌꯨ ꯊꯛꯅꯕꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯁꯨꯗꯁꯨ ꯇꯣꯛꯑꯣ ꯑꯩ ꯂꯣꯏ ꯍꯣꯠꯅꯖꯒꯦ ꯀꯣꯁꯃꯦꯇꯤꯛꯁꯨ ꯌꯣꯟꯕ ꯆꯦꯟꯒꯦ ꯀꯣꯇꯦꯛꯀꯤ ꯁꯅꯥ ꯂꯤꯀꯣꯟꯁꯨ ꯌꯣꯟꯕ ꯆꯦꯟꯒꯦ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯇꯧꯒꯦꯅ ꯃꯥꯅ ꯂꯣꯏ ꯍꯥꯏꯌꯦꯕ Mhm. ꯁꯤ ꯃꯌꯥꯝꯁꯦ ꯑꯩ ꯂꯣꯏ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒꯅꯦ ꯏꯃꯨꯡꯁꯦ ꯑꯩ ꯂꯣꯏ ꯄꯨꯒꯦ ꯅꯪꯅꯅꯦ ꯑꯩꯅ ꯆꯠꯄ ꯈꯣꯠꯄꯁꯦ ꯈꯛꯇꯪ ꯌꯥꯕꯤꯌꯨ ꯊꯤꯡꯕꯤꯒꯅꯨ ꯁꯤꯅꯦꯕ ꯃꯥꯅ Mhm. ꯑꯗ ꯅꯨꯄꯥꯁꯤꯅ ꯀꯔꯤ ꯑꯗꯨꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯕ ꯅꯪ ꯀꯨꯠꯁꯤꯔꯥꯁꯤ ꯇꯧꯒꯦꯗꯤ ꯀꯅꯥ ꯌꯥꯗꯣꯏꯕꯅ ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯃꯥꯁꯦ ꯌꯨꯝꯕꯥꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ Mhm. ꯐꯖꯅ ꯃꯅꯤꯡ ꯇꯝꯅ ꯊꯥꯗꯣꯛꯄꯤꯌꯣ ꯑꯩ ꯂꯣꯏ ꯄꯨꯖꯒꯦꯁꯨ ꯌꯥꯗꯕ Mhm. ꯑꯗꯨꯏ ꯅꯪ ꯂꯣꯏ ꯄꯨꯔꯣ ꯑꯩ ꯆꯥꯛ ꯊꯣꯡꯉ ꯂꯩꯒꯦꯁꯨ ꯌꯥꯗꯕ Mhm. ꯑꯗꯩ ꯍꯌꯦꯡꯗꯤ ꯅꯣꯡꯉꯥꯟꯕꯒꯗꯤ ꯅꯨꯄꯥ ꯃꯣꯏꯗꯤ ꯆꯥꯛꯈꯨꯝ ꯆꯪꯉ ꯆꯥꯛ ꯊꯣꯡꯗꯦ ꯃꯆꯥꯅ ꯄꯩꯁꯥ ꯄꯤꯌꯨ ꯅꯤꯗꯦꯀꯣ ꯅꯣꯡꯉꯥꯟꯕꯒꯗꯤ ꯃꯃꯥꯗ ꯂꯣꯏꯅ ꯆꯥꯛ ꯊꯣꯡꯉꯕ ꯏꯃꯥꯗꯩ ꯑꯆꯥꯄꯣꯠꯀꯤ ꯀꯔꯤꯒꯤ ꯁꯤ ꯃꯌꯥꯝꯁꯤꯅ ꯅꯨꯄꯤꯁꯤꯅ ꯊꯥꯗꯣꯛꯑꯒꯁꯨ ꯂꯥꯛꯄꯁꯨ ꯉꯝꯗꯕ Mhm. ꯑꯗꯩꯗꯤ ꯅꯣꯡꯃꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯊꯕꯛ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯨ ꯌꯥꯔꯛꯇꯕ ꯍꯦꯛꯇ ꯃꯥꯅ ꯄꯥꯏꯔꯒ ꯍꯦꯛ ꯆꯠꯅꯤꯡꯕ Mhm. ꯑꯗꯒꯤ ꯃꯥꯏ ꯅꯨꯄꯥꯅ ꯍꯜꯂꯛꯄꯗ ꯇꯧꯗꯣꯏ ꯃꯑꯣꯡꯗꯣꯀꯣ Mhm. ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯒꯥꯔꯤꯁꯨ ꯌꯥꯗꯗꯅꯁꯨ ꯊꯝꯃꯝꯃꯦ ꯃꯤ ꯃꯌꯨꯝꯗ ꯏꯟꯁꯤꯜꯂꯒ ꯃꯥꯅ ꯁꯅꯥꯒꯤ ꯆꯠꯄꯅꯦꯕ ꯁꯅꯥ ꯀꯥꯏꯅꯤ ꯍꯥꯏꯌꯦꯅꯀꯣ Hoi hoi. ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯍꯦꯛꯇ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯒ ꯍꯥꯏꯕꯗꯗꯤ ꯀꯔꯤ ꯑꯍꯤꯡꯁꯤꯗꯕꯨ ꯒꯥꯔꯤꯗꯣ ꯃꯤꯒꯤ ꯂꯝꯗ ꯊꯝꯃꯝꯕ ꯀꯅꯥꯅꯣ ꯀꯩꯅꯣꯁꯨ ꯈꯪꯗꯕꯗꯣ ꯆꯠꯂꯣ ꯆꯪꯉꯣ ꯂꯧꯔꯨ ꯆꯣꯒꯥꯅ ꯍꯦꯛꯇ ꯉꯪꯗꯅ ꯅꯩꯗꯅꯅꯦ Mhm. ꯃꯥꯏ ꯄꯣꯠ ꯆꯩꯒꯁꯦ ꯂꯣꯏꯅ ꯂꯪꯊꯣꯛꯄꯤꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦꯕꯀꯣ Mhm. ꯑꯗꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯋꯥꯈꯟꯁꯦ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯌꯥꯝꯅ ꯑꯗꯩ ꯃꯅꯦꯝꯕꯣꯛꯅ ꯈꯪꯉꯤ ꯃꯥꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯗꯕ Mhm. ꯆꯠꯅꯤꯡꯉꯤꯅꯦ ꯌꯥꯝꯅ ꯆꯠꯆꯅꯤꯡꯉꯤꯅꯦ Mhm. ꯒ ꯍꯦꯛꯇ ꯍꯥꯏꯕꯀꯣ Manimoktunasu. ꯍꯣꯏ ꯑꯗꯩ ꯃꯥꯅ ꯍꯥꯏꯕ ꯏꯃꯥ ꯑꯝꯇ ꯑꯩꯒꯤ ꯄꯩꯁా ꯄꯨꯊꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯣꯏ ꯁꯤꯡꯕꯤꯌꯨꯕ ꯑꯩ ꯀꯔꯤꯝ ꯆꯠꯆꯔꯣꯏ ꯑꯩ ꯇꯨꯃꯤꯟ ꯂꯩꯖꯒꯦ ꯏꯃꯥ ꯑꯩ ꯀꯔꯤꯝ ꯆꯠꯅꯤꯡꯕ ꯂꯩꯇꯦ ꯎꯄꯥꯏ ꯂꯩꯇꯕꯩ ꯄꯩꯁꯥ ꯇꯥꯟꯕꯅꯤ ꯑꯗꯣ ꯏꯃꯥꯐꯧ ꯌꯥꯎꯅ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯂꯩ ꯉꯝꯅꯤ ꯏꯃꯥꯅ ꯃꯉꯣꯟꯗ ꯉꯥꯡꯕꯤꯒꯗꯕ ꯅꯠꯇ꯭ꯔ ꯆꯠꯄꯤꯒꯗꯕ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯌꯦꯕ Mhm. ꯑꯁ ꯉꯝꯖꯄꯣꯟꯇꯦꯗ ꯑꯩꯈꯣꯏꯅ ꯉꯥꯡꯕꯒ ꯂꯧꯕꯤꯕ ꯅꯠꯇꯦꯗ ꯍꯧꯖꯤꯛꯀꯥꯟꯗꯕꯨ ꯍꯥꯏꯔꯒ ꯐꯠ ꯂꯥꯎꯅ ꯃꯆꯥꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯒꯅ ꯐꯠ ꯂꯥꯎ Hoi ꯂꯩꯊꯣꯛꯈꯤꯕ hoi. ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯌꯨꯝꯕꯥꯟꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯈꯟꯅꯕ ꯍꯧꯕꯩ ꯆꯥꯡꯁꯦꯀꯣ ꯍꯜꯂꯛꯑꯒ ꯋꯥꯅ ꯃꯥꯁꯤ ꯁꯅꯥ ꯌꯣꯟꯕ ꯈꯣꯠꯄ ꯀꯣꯁꯃꯦꯇꯤꯛ ꯌꯣꯟꯕ ꯃꯌꯥꯝꯗꯨ ꯆꯧꯔꯒ ꯍꯜꯂꯛꯑꯒ ꯋꯥꯅ ꯊꯕꯛ ꯏꯪꯈꯥꯡꯃꯨꯛ ꯆꯥꯛ ꯏꯁꯤꯡ ꯂꯣꯏ ꯂꯣꯏꯔꯒ ꯋꯥꯔꯦꯅ ꯉꯥꯛꯇꯪ ꯆꯥꯔ ꯇꯨꯝꯕꯁꯤꯗꯅꯦ ꯃꯥꯅ ꯑꯃꯨꯛ ꯉꯪꯕ ꯑꯃꯨꯛ ꯅꯩꯕ ꯅꯨꯄꯥ ꯄꯥꯝꯕꯩꯅꯤ ꯃꯄꯥꯟ ꯊꯣꯛꯏꯁꯦ ꯅꯨꯄꯥ ꯎꯅꯅꯤꯡꯕꯩꯅꯤ ꯏꯔꯥꯡ ꯇꯧꯅꯤꯡꯕꯩꯅꯤ ꯃꯄꯥꯟ ꯊꯣꯛꯏꯗꯣ ꯍꯥꯏꯕ Mhm. ꯑꯗꯩ ꯈꯤꯇꯪꯒ ꯀꯦꯅ ꯅꯥꯟꯅ ꯂꯨꯅꯒ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯥ ꯀꯅꯥ ꯌꯦꯡꯍꯜꯂꯛꯀꯦ ꯍꯥꯏꯅꯣ ꯅꯨꯄꯥ ꯀꯅꯥ ꯉꯥꯎꯍꯟꯒꯦ ꯍꯥꯏꯅꯣ ꯁꯨꯃꯥꯏꯅ ꯃꯥꯕꯥꯅꯤ ꯌꯨꯝꯕꯥꯟꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇꯕ Mhm. ꯑꯗꯩ ꯃꯥꯅ ꯅꯣꯡꯃꯁꯨ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯎ ꯃꯣꯔꯣꯛꯁꯦ ꯑꯩꯈꯣꯏ ꯈꯪꯁꯥ ꯍꯦꯛꯇ ꯉꯥꯎꯕꯩ ꯁꯥꯕ ꯌꯥꯎꯕꯅꯦꯕ Hoi hoi. ꯑꯍꯥꯟꯕ ꯊꯣꯛꯂꯛꯄꯩꯗꯣ ꯎ ꯃꯣꯔꯣꯛꯁꯦ ꯐꯖꯅ ꯃꯦꯠꯂ ꯃꯥꯅ ꯇꯤꯜꯍꯧꯒ ꯍꯥꯞꯄꯒ ꯊꯝꯃꯝꯕ Mhm. ꯑꯗꯩꯗꯤ ꯍꯦꯛꯇ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯣꯔꯣꯛ ꯃꯦꯠꯄꯁꯦ ꯑꯁꯨꯛ ꯌꯥꯝ ꯃꯣꯔꯣꯛ ꯁꯥꯏꯁꯤꯕꯨ ꯃꯣꯔꯣꯛ ꯃꯦꯠꯄꯕꯨ ꯁꯨꯃꯥꯏꯅ ꯃꯦꯠꯂꯣ ꯍꯥꯏꯕ꯭ꯔꯥꯅ ꯍꯦꯛꯇ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯉꯥꯡꯕꯒ ꯆꯩꯕꯒ ꯂꯣꯏꯔꯦꯗ Mhm. ꯅꯨꯄꯤꯁꯤꯅ ꯀꯔꯤꯅꯣꯅꯦ ꯃꯣꯔꯣꯛ ꯃꯦꯠꯄꯗꯕꯨ ꯃꯣꯔꯣꯛ ꯁꯥꯏꯌꯦꯅ ꯍꯥꯏꯒꯠꯂꯛꯑꯗꯤ ꯂꯣꯏꯗ꯭ꯔꯣ Mhm. ꯅꯪ ꯈꯜꯂꯤꯗꯣ ꯀꯩꯅꯣ ꯑꯅ ꯃꯥꯁꯨ ꯁꯥꯎꯔꯦꯕ Mhm. ꯑꯗꯩꯗꯤ ꯐꯨꯔꯦ ꯅꯨꯄꯥꯁꯤꯅ ꯃꯄꯥꯁꯦ ꯈꯔ ꯈꯠꯅꯔꯦ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯃꯥꯁꯤꯅ ꯀꯩꯅꯣꯁꯦ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯐꯨꯕ ꯈꯣꯠꯄ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯇꯣꯏꯔꯛꯄ ꯑꯗꯩ ꯄꯣꯠ ꯆꯩ ꯂꯧꯊꯔꯨꯔꯒ ꯑꯃꯨꯛ ꯀꯩꯅꯣ ꯄꯣꯠ ꯆꯩꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯑꯃꯨꯛ ꯐꯅ ꯀꯨꯏꯅ ꯌꯣꯟꯒꯦ ꯑꯃꯨꯛ ꯌꯥꯗꯕꯤ ꯀꯔꯕꯥꯔꯁꯨ Mhm. ꯃꯊꯣꯡ ꯈꯪꯗꯕ ꯑꯗꯩ ꯄꯨꯔꯒ ꯑꯗꯨꯝ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯄꯣꯠꯌꯦꯡ ꯑꯃ ꯇꯥꯔꯦ ꯍꯥꯏ ꯅꯨꯄꯥꯗꯤ ꯑꯩ ꯈꯪꯗꯦ ꯑꯅ ꯂꯩꯊꯣꯛꯈ꯭ꯔꯦ Hoi. ꯑꯗꯩ ꯃꯄꯥꯝꯂꯣꯝꯒꯤ ꯑꯣꯏꯔꯣ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯔꯣ ꯈꯔ ꯅꯛꯅꯕꯩ ꯇꯥꯔꯒꯗꯤ Mhm. ꯚꯥꯕꯣꯛ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯃꯥꯟꯗꯣꯞꯇ ꯄꯩꯁా ꯊꯥꯕ ꯑꯃꯨꯛ ꯊꯥꯗꯣꯏꯃꯤꯗꯅ Mhm. ꯄꯣꯠꯌꯦꯡ ꯈꯪꯕꯁꯨ ꯌꯥꯗꯕ Hoi. ꯁꯤꯟꯕ ꯃꯌꯥꯝꯁꯦ ꯃꯥꯏ ꯃꯀꯣꯛꯇ ꯂꯣꯏ ꯇꯥꯕ ꯑꯗꯨꯅ ꯃꯥꯅ ꯀꯩꯅꯣꯁꯦ ꯅꯣꯡꯃ ꯌꯥꯝ ꯊꯤꯅ ꯃꯥꯏ ꯅꯨꯄꯥꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯅꯨꯄꯥ ꯉꯥꯡꯅꯕ ꯅꯨꯄꯤꯗꯧꯅ ꯐꯨꯕꯗꯒꯤꯅꯦ Mhm. ꯈꯤꯇꯪ ꯊꯦꯡꯅ ꯍꯟꯖꯜꯂꯨꯕꯗ ꯑꯗꯨꯃꯥꯏꯅ ꯐꯨꯕꯗꯒꯤ ꯃꯥꯅ ꯂꯥꯛꯈꯤꯕꯅꯦꯕ Mhm. ꯑꯗꯨꯀꯥꯟꯗ ꯂꯥꯛꯑꯒ ꯃꯥꯏ ꯅꯨꯄꯥꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯍꯦꯛ ꯂꯤꯕꯗꯅꯦ ꯑꯩꯈꯣꯏꯁꯦ Mhm. ꯉꯛꯄꯅꯦꯕꯀꯣ Hoi hoi. ꯍꯦꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯀ꯭ꯔꯤ ꯀꯥꯟꯕ ꯇꯨꯝꯕ ꯍꯤꯞꯄ ꯆꯥꯕ ꯈꯪꯗꯒꯩ ꯅꯩꯕ ꯌꯨ ꯆꯥꯁꯜꯂꯒ ꯃꯥꯅ ꯃꯗꯨꯗꯩꯗ ꯏꯃꯨꯡꯗꯤ ꯄꯨꯗ ꯌꯥꯗꯦ ꯌꯥꯝ ꯈꯥꯡꯕ ꯑꯗꯣ Mhm. ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯃꯇꯝꯗꯨꯗ ꯍꯥꯏꯕꯁꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯀꯧꯕꯤꯌꯨ ꯑꯗꯨꯒ ꯐꯖꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯌꯥꯗꯣꯏꯒꯅ ꯄꯥꯟꯖꯒꯦ Mhm. ꯑꯗꯨꯒ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯂꯣꯏꯁꯟꯅꯒꯦ ꯍꯥꯏꯕꯅꯦꯕ Hoi hoi. ꯑꯗꯩ ꯑꯩꯈꯣꯏꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯄꯥꯎ ꯄꯤꯔꯦ ꯑꯗꯨ ꯄꯤꯔꯀꯥꯟꯗ ꯃꯥꯏ ꯅꯨꯄꯥ ꯍꯣꯏꯁꯤ ꯃꯣꯏꯁꯤ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦꯕ
ꯅꯨꯄꯤꯁꯤꯅꯁꯨ ꯍꯥꯏꯔꯦ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯂꯣꯏ ꯇꯧꯅꯔꯁꯤ ꯅꯪꯅ ꯊꯥꯖꯗ꯭ꯔꯁꯨ ꯅꯪ ꯂꯣꯏ ꯌꯨꯝ ꯄꯥꯟꯒꯦ ꯄꯥꯜꯂꯣ ꯑꯗꯨ ꯅꯪ ꯑꯩꯅ ꯆꯠꯊꯣꯛꯄꯗ ꯅꯪꯅ ꯋꯥꯔꯧꯔꯃꯤꯅ ꯑꯗꯨꯒ ꯅꯪꯅ ꯉꯝꯃꯣꯏ ꯍꯥꯏꯒꯅ 이반이제 ꯐꯖꯅ ꯄꯥꯃꯤꯟꯅꯔꯁꯤ ꯄꯣꯠ ꯆꯩꯁꯦ ꯂꯣꯏ ꯊꯥꯡꯖꯜꯂꯨꯔꯁꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ 마저 뽀짝이가 저 태도어버네버 누피쟁 사이는 빠지는 만 한절럭 투가이람바 양가이람바 아두 말이 태도 탐자라버네버 아두주네 그노지다 아두 마이나 하이브즈다디 파미나 간자다 마이 하이브즈는 빠지는 뭐 그노 다우드레버 좀 강대스 마이네 파미나 간다나네 asmana thengna lakpai ngang banida adunida na hekta onthoga thaido ka chulai tabadong na oina ngang ba nupi dun di yam lo na mathai da nungai taba mayam do hairaka doine ba adai langminari ba gaina ju asnu pa na ngang ba bu hek hai ba ko adai amukhak chu mana aina ko cha satpa ju nang na ya dre hadu nang ga yawmina ba ya ba hotel oina phamma ji sa hotel ma toram ba dai tu e hai moi na dana adum no moi chawam sa tu ma dum lising lem ba ju yawe hai adu phamina ji na ma ta oina ngang na dana chatra ai deposit ka pisan na tawrure adu kan na ai dinga moi ai bo mi minai ro mi du khak tu seng doi ba mi cha ka thang dok doi ba mi minai ro ma nang adum thabak su chali du ti adu ju sa ma na dron hai ba mande ai pam de na adu ju loi ngang ro deposit ka loi thamur ka ne laiting ai mathak to purla thamur mu ya bi da ba aduna mana matam du da begi matam khitang di ma yeng gi ge hujik praba hanjana ru re ka su su kana roi mana ai kaim to roi phajan laimina ra ji nang japam to ko chatlo adai nungai tre ai ga chatla ji nang ana phajana hara ga ti ai hanjana ge hai ba adu nu pa na di batna makta ma thong khang da nung dang ale du te yum pan da nu pi koi koi chatla ba dong nang ngang thore e ba nu pa da ngang ba da te adu nu pi du mung hotnari ba mane ma ku hotnari ba imung loi hotnara ma sakri ba du u de ba dai mau masi hoi kai da noi gang pullo ai ngam dre han gai ja harasu khoi ding ngam moi na nong do jak charam bo moi na khoi da sa law ni mai pa do na kau de ba mong da loi ata tai tai ba phata su dum mong da ta ba ko adu sigum ba mayam si mong dam nungai te ba khoi gi nu pa ge adu ne khoi gi moi na loin taw ro hona ro sielo hai ba ju ya da bi adu ga muk nu pi jina chenja loi hona ra ge ai wangang bi ra kanu na nu pi jina chenja ge nom ja ge hai ba ju ya da bi sigi je nu pi thabak taw ba nu pi sing de am na wai ba aro ti ka ma pan yum dei thok pa jing je ko mai ma ju yang wai ado atam do man hanjan na gi roi ai yum da la ga atam khara paisa tan gi ge ai na asu yam thina nai ba morok me ba wek morok sai na koi gi ngang ba sai ba ngam ba karai da khana ba hauji ge karai yeng jan ji ge na nongam dei thabak ti su su de pholam ga lere angon dum chitra kup ta yeng ba mai paisa thabak su bai pisalo ju ya da ba si kai dong na doi no na ana matam khara hanjan na gi de ba matam da ko aduna adumai na khoina ju ke se he adum thengna ba wari lirak pada nupa jing jina khara yauri ko phajana dai ta ju lobra log da ba ko na ba angang gi no bi gi po yeng gi sa yeng gi maru ki ju taw da ba no bi na ko chel hora hori hona ba adai chelu re sal re ha ga na khoi gi nupa ngang na ru ba nupa una ba sal ba adumai na halak pa theng gi ga mami ngang bi ba sigi nungai ta ba ojik nupi ma ya ma sa khat le hari ba matam je si bok da nungai bi ma lai ri ba ko aduma ma gi wari je ina o mai di koi morok me pa wek morok sai khana ho ba mana loin taw ro nupi je to ge ha ju ya da ba nupi je thabak ju salhan ning da ba mana hona ba ngam bra ju mung ngam da ba sida di nupi do di ayung din wa ko sen se lo ga nung da ngak tung ga hi ka da matam da nupa jna mu chaka nga nge da na adu gi mai myam da mong da khang ba ngam de ba ko adun smaina ahan ba gi wari je ma gi kaino ji aina longning ba point si smaina nupa jing na hona ge ga hona biu adai na ta gan nupi ji ga thaja dre ha gan samin na bi ro aduga adai di na ta gana nang ju nang gi salo ai jo sakya na nupi ji na ma gi suja ga da nom ja da tam ja ga da tam ja da nu aduga imung di phana pu na ba kai da na ba na ninge ba masa na ngam da nupi na ma pan thok ju thon da adumai sigi ani je thabak taw ba nupi jing da yam na wai ba ko adu sigi point ji da ina mai wari je lokhalak pa ne ba mani ya han be wari ji te loi san ja ge mani yam chum bani haibadi akhoi gi hojik hari lei ba wari da ozana hai si akhoi gi channel lon chatta akhoi gi maitai gi hyumba lon da yamna darkar loi ba akhoi na khangjin ba su yamna gyan tamina ba su yam maru oi ba haibadi akhoi si nong phadok su hinjang haukta ba nong phadok su akhoi paisa wat pa haibase paisa thoi ba mayam da su adum yaw da ba natte adu yumba lon gi
ꯆꯠꯅ ꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯆꯦꯛ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯁꯤꯗꯒꯤꯁꯨ ꯀ꯭ꯔꯥꯏꯝ ꯍꯧꯔꯛꯇꯕ ꯅꯠꯇꯕꯅꯤꯅ ꯍꯧꯖꯤꯛꯀꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯨꯚꯁꯤ ꯁ꯭ꯇꯦꯞꯁꯤ ꯈꯣꯟꯊꯥꯡꯁꯤ ꯑꯃꯇꯪ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯃꯤꯟꯅꯔꯒꯗꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯑꯣꯏꯔꯝꯒꯗꯕ ꯌꯨꯝꯕꯥꯜꯂꯣꯟꯗꯨꯗ ꯀꯩꯁꯨ ꯅꯠꯇꯕꯗ ꯈꯤꯇꯪꯗꯪ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯑꯣꯠꯄꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯆꯠꯈꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯊꯝꯃꯤꯕ ꯋꯥꯔꯣꯜꯁꯦ ꯃꯌꯥꯝꯅꯁꯨ ꯂꯧꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯑꯥꯏꯗꯤꯌꯥꯁ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯣꯁꯣꯐꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯀꯣꯟꯁꯦꯞ ꯃꯌꯥꯝꯗꯣ ꯀꯃꯦꯟꯁꯇ ꯍꯥꯞꯄꯤꯔꯛꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅ ꯅꯩꯅꯃꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯁꯤ ꯇꯤꯄꯤꯀꯦꯜ ꯃꯩꯇꯩꯒꯤ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯅꯁꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯇꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯑꯦꯅꯔꯖꯤ ꯑꯃꯗꯤ ꯊꯧꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤನ ꯀꯃꯦꯟꯁ ꯃꯌꯥꯝꯗꯨꯁꯨ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯕꯗꯁꯨ ꯑꯩꯈꯣꯏꯅ ꯀꯃꯦꯟꯁꯨ ꯑꯗꯨꯃꯛ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯀꯃꯦꯟꯁꯇꯨ ꯄꯥꯗꯦ ꯍꯥꯏꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯄꯥꯕꯗꯤ ꯂꯣꯏꯅꯃꯛ ꯄꯥꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯀꯃꯦꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗ ꯄꯨꯃꯤꯟꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗ ꯊꯝꯃꯤꯟꯅꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯁ ꯑꯃ ꯊꯝꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯈꯥꯒꯤ ꯋꯥꯔꯤꯁꯤ ꯑꯣꯖꯥꯗꯒꯤ ꯑꯃꯨꯛꯀ ꯂꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯋꯥꯔꯤꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦꯀꯣ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅꯤꯁꯦ ꯅꯨꯡꯁꯤꯅꯖꯕꯅꯦ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯗꯤ ꯆꯍꯤ 2ꯃꯨꯛꯇꯤ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯒ ꯁꯤ ꯇꯧꯁꯦꯅ ꯇꯥꯟꯅꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯝ ꯀꯣꯂꯦꯖ ꯆꯠꯂꯤ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨ ꯃꯥꯒꯤ ꯑꯗꯨꯝ ꯀꯣꯂꯦꯖ ꯆꯠꯂꯤ ꯇꯧꯗꯅ ꯄꯥꯎ ꯏ ꯐꯥꯎꯅꯗꯅ ꯃꯕꯥꯅꯤ ꯁꯨꯝ ꯐꯖꯅ ꯅꯨꯡꯁꯤꯅ ꯂꯥꯛꯑꯦ ꯑꯗꯩ ꯆꯦꯜꯂꯁꯤ ꯈꯣꯠꯂꯁꯦꯅ ꯃꯕꯥꯅꯤꯁꯦ ꯍꯥꯏꯅꯗꯅ ꯑꯗꯨꯝ ꯆꯦꯜꯂꯦ ꯑꯗꯩ ꯆꯦꯜꯂ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤꯁꯨ ꯌꯨꯝ ꯀꯩꯁꯨ ꯁꯥꯈꯤꯒꯦ ꯑꯗꯩ ꯑꯎꯟꯄꯣꯠ ꯂꯥꯛꯅꯕ ꯁꯦꯟ ꯊꯨꯝꯁꯨ ꯂꯩꯇꯦꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤꯁꯨ ꯌꯨꯝ ꯀꯩꯁꯨ ꯁꯥꯈꯤꯒꯦꯅ ꯃꯇꯝ ꯈꯔ ꯃꯣꯏꯁꯦ ꯆꯍꯤ 3-4 ꯑꯗꯨꯃꯥꯏꯅ ꯂꯩꯅꯁꯦꯅ ꯃꯣꯏ ꯌꯥꯅꯔꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯇꯝꯊꯔꯦ ꯇꯝꯊꯐꯝ ꯊꯣꯛꯄ ꯀꯣꯂꯦꯖ ꯀꯩꯀꯥ ꯑꯗꯨꯝ ꯇꯝꯊꯩ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯂꯦꯖꯁꯦ ꯂꯣꯏꯔꯒ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯂꯣꯏꯔꯒ ꯅꯨꯄꯤꯁꯤꯗꯤ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯃ ꯌꯥꯎꯈ꯭ꯔꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯒꯤ ꯃꯇꯨꯡ ꯏꯟꯗꯅ ꯊꯕꯛ ꯆꯦꯟꯕ ꯆꯣꯡꯕ ꯈꯔ ꯆꯠꯂꯦ ꯃꯕꯥꯅꯤꯁꯦ ꯁꯦꯟ ꯊꯨꯝ ꯈꯔ ꯊꯣꯛꯅꯔꯦ ꯑꯗ ꯅꯨꯄꯤꯁꯤꯒꯤ ꯑꯣꯐꯤꯁꯁꯦ ꯅꯨꯡꯇꯤꯒꯤ ꯂꯧꯕ ꯊꯤꯟꯕꯁꯦ ꯅꯨꯄꯥꯁꯤꯅ ꯇꯧꯗꯣꯏꯅꯦꯕ ꯂꯧꯕ ꯊꯤꯟꯕꯁꯦ ꯅꯨꯄꯤꯁꯤ ꯃꯣꯏꯗꯒꯤ ꯑꯃꯨꯛ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯂꯝꯕꯤꯅꯤ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯁꯦ ꯑꯗꯩ ꯄꯨꯡꯈꯥꯏꯃꯨꯛꯅ ꯑꯃꯨꯛ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯁꯨꯃꯥꯏꯅ ꯂꯧꯕ ꯊꯤꯟꯕꯁꯦ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯇꯧꯕ ꯑꯗꯣ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯂꯝꯕꯤꯁꯤꯗ ꯅꯣꯡꯃꯒꯤ ꯁꯤ ꯆꯥꯁꯦ ꯆꯥꯃꯤꯟꯅꯗꯅ ꯑꯗꯩ ꯆꯥꯛꯁꯦ ꯅꯨꯄꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯤꯐꯤꯟꯗ ꯄꯣꯔꯛꯄ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯇꯤꯐꯤꯟ ꯄꯣꯔꯛꯄ ꯇꯧꯔꯒ ꯃꯥ ꯑꯣꯐꯤꯁ ꯊꯤꯟꯕ ꯆꯠꯄꯁꯤꯗꯒ ꯑꯩꯈꯣꯏꯒꯤ ꯑꯍꯥꯡꯕ ꯂꯝꯍꯥꯡꯗꯒ ꯑꯗꯨꯝ ꯆꯥꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯅꯔꯛꯑꯦꯕ ꯆꯍꯤ ꯑꯩꯈꯣꯏꯒꯤ 2ꯃꯨꯛꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯐꯤꯁꯁꯦ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯅꯨꯡꯇꯤꯒꯤ ꯇꯧꯋꯤ ꯅꯨꯡꯒꯥꯏ ꯃꯆꯥꯁꯤꯗ ꯃꯥ ꯅꯣꯡ ꯆꯨꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯑꯗꯨꯝ ꯊꯤꯜꯂꯦ ꯑꯗꯩ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯑꯗꯨꯝ ꯇꯥꯟꯅꯩ ꯃꯕꯥꯅꯤꯁꯦ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤꯁꯨ ꯌꯨꯝꯗꯣ ꯇꯦꯛ ꯈꯒ ꯁꯥꯕ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤꯁꯨ ꯃꯌꯨꯝ ꯃꯀꯩ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯅꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯈꯇꯪ ꯁꯨꯝ ꯍꯣꯡꯉꯛꯑꯦꯕ ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯁꯦ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏ ꯆꯤꯜꯂꯤ ꯉꯥꯏꯈꯣ ꯈꯔ ꯉꯥꯏꯔ ꯇꯧꯔꯛꯑꯣ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯔ ꯊꯩꯗꯣꯔꯛꯑꯦꯕ ꯑꯗꯩ ꯄꯥꯏꯔꯛꯑꯒꯁꯨ ꯑꯩ ꯋꯥꯔꯦ ꯄꯣꯊꯥꯒꯦ ꯀꯣꯟ ꯁꯥꯟꯅꯁꯦ ꯍꯥꯏꯕ ꯁꯨꯝꯕꯁꯦ ꯁꯨꯝ ꯍꯧꯔꯛꯑꯦ ꯐꯖꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯗꯕꯁꯦ ꯍꯧꯔꯛꯑꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯥꯁꯤ ꯅꯨꯡꯉꯥꯏꯇꯦꯕ ꯀꯩꯅꯣ ꯃꯥꯅ ꯀꯩꯅꯣ ꯆꯤꯜꯂꯦꯒ ꯑꯗꯨꯒ ꯍꯟꯗꯛꯃꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯤꯁꯤꯅꯅ ꯅꯨꯄꯥꯁꯤꯅ ꯈꯜꯂꯦꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯔꯦꯕ ꯃꯣꯏ ꯑꯣꯐꯤꯁ ꯄꯨꯟꯕ ꯑꯅꯧꯕ ꯊꯕꯛ ꯌꯥꯎꯔꯛꯄ ꯑꯃ ꯀꯣꯏꯔꯦꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯈꯣꯠꯇꯅ ꯑꯣꯐꯤꯁ ꯃꯅꯨꯡꯁꯦ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯤꯗ ꯁꯨꯃꯥꯏꯅ ꯇꯥꯟꯅꯗꯅ ꯈꯣꯠꯇꯅ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯗꯅ ꯐꯣꯟ ꯇꯥꯟꯅꯗꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯇꯧꯔꯛꯇ ꯋꯥꯏꯇꯤꯡ ꯂꯩꯕꯒꯁꯦ ꯀꯅꯥꯒꯅꯣ ꯑꯗꯨꯒꯅꯣ ꯍꯥꯏꯕꯁꯦ ꯄꯠ ꯍꯦꯛꯇ ꯃꯨꯠꯊꯠꯈꯤꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯈꯟꯅꯕꯒ ꯍꯧꯔꯗꯤ ꯅꯪ ꯌꯥꯝ ꯍꯧꯔꯗꯤ ꯑꯩ ꯑꯣꯐꯤꯁꯀꯤ ꯊꯕꯛꯅꯦꯅ ꯑꯗꯩ ꯃꯥꯅ ꯑꯩ ꯑꯣꯐꯤꯁꯇ ꯂꯩꯔꯒꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯌꯥꯝ ꯋꯥꯔꯦ ꯄꯩꯁꯥꯁꯨ ꯇꯤꯡꯉꯦ ꯅꯪꯁꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯃꯇꯝꯁꯨ ꯃꯥꯡꯉꯦ ꯒꯥꯔꯤ ꯊꯥꯎꯁꯨ ꯇꯤꯡꯉꯦ ꯑꯗꯨꯅ ꯑꯩꯗꯣ ꯑꯣꯐꯤꯁꯇ ꯑꯣꯏꯅ ꯂꯩꯔꯒꯦ ꯑꯗꯨꯅ ꯑꯣꯐꯤꯁꯇ ꯑꯣꯏꯅ ꯑꯩ ꯂꯩꯔꯒꯦꯅ ꯃꯥꯅ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯃꯥꯏꯅ ꯊꯩꯗꯣꯛꯈ꯭ꯔꯦ ꯑꯣꯐꯤꯁ ꯊꯤꯟꯗ꯭ꯔꯦꯕ ꯅꯨꯄꯥꯁꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕ ꯃꯇꯨꯡ ꯈꯔ ꯂꯩꯔꯒ
ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯦ ꯃꯇꯝꯁꯤꯗ ꯃꯇꯝ ꯂꯦꯞꯄꯒ ꯊꯝꯃꯦ ꯂꯨꯍꯣꯡꯕꯁꯦ ꯊꯥ 4ꯃꯨꯛ ꯁꯨꯃꯥꯏꯅ ꯉꯥꯏꯁꯟꯅꯔꯦꯕ ꯑꯗꯩ ꯌꯨꯝ ꯀꯩꯁꯨ ꯀꯟꯅ ꯁꯥꯒꯠꯅꯔꯛꯄ ꯃꯇꯝ ꯂꯨꯍꯣꯡ ꯃꯌꯥꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯁꯟꯅꯔꯛꯄ ꯑꯗꯨ ꯑꯣꯏꯔꯦꯕ ꯑꯗꯨꯒ ꯅꯨꯄꯤꯁꯤꯗꯤ ꯉꯁꯥꯏꯗꯩ ꯃꯉꯣꯟꯗꯒꯤ ꯊꯩꯗꯣꯛꯈ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯣꯠꯅꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯁꯦ ꯃꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯃꯥ ꯑꯣꯐꯤꯁꯇ ꯂꯩꯔꯒꯦꯅ ꯂꯩꯈ꯭ꯔꯕ ꯃꯥꯅ ꯃꯣꯏ ꯃꯃꯥꯟꯅꯕꯤꯈꯩꯅ ꯄꯥꯎ ꯄꯤꯔꯛꯑꯦ ꯃꯥ ꯑꯣꯐꯤꯁꯇ ꯂꯩꯇꯦ ꯅꯨꯄꯥ ꯑꯃꯅ ꯊꯤꯜꯂꯛꯏ ꯂꯧꯕꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦꯅ ꯃꯥꯅ ꯆꯦꯜꯂꯕ ꯂꯨꯍꯣꯡꯕ ꯂꯦꯞꯅꯗꯅ ꯂꯩꯔꯕ ꯅꯨꯄꯤꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯗꯅ ꯂꯩꯔꯦꯕꯀꯣ ꯃꯁꯤ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯅ ꯆꯥꯎꯁꯦꯟ ꯁꯦꯟꯅꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯆꯥꯎꯁꯦꯟ ꯁꯦꯟꯅꯔꯦ ꯃꯥꯅ ꯑꯗꯩ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡꯃꯁꯨ ꯃꯕꯥꯅꯤꯁꯦ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯈꯤꯕ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒꯀꯣ ꯃꯥꯅ ꯁꯨꯝ ꯁꯦꯟꯅꯕꯗ ꯑꯗꯩꯗꯤ ꯃꯥꯁꯦ ꯋꯥꯈꯜꯗ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯍꯥꯏ ꯑꯝꯇꯪ ꯎꯅꯁꯤ ꯋꯥ ꯉꯥꯡꯅꯁꯤ ꯍꯥꯏꯕꯁꯦ ꯐꯣꯟꯁꯦ ꯕ꯭ꯂꯣꯛ ꯊꯝꯖꯤꯜꯂꯛꯄꯤ ꯑꯇꯣꯞꯄꯗꯩ ꯇꯧꯔꯦꯗꯅ ꯕ꯭ꯂꯣꯛ ꯊꯝꯖꯤꯜꯂꯛꯄꯤ ꯄꯥꯎꯁꯦ ꯐꯥꯎꯅꯅꯤꯡꯉꯥꯏ ꯃꯤꯟꯁꯦ ꯂꯩꯇ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯃꯥ ꯍꯣꯏꯗ ꯃꯥꯅ ꯍꯥꯏꯔꯦ ꯏꯃꯥ ꯑꯝꯇ ꯐꯖꯅ ꯍꯥꯏꯌꯨ ꯃꯥ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯀꯣꯏꯔ ꯆꯠꯃꯤꯟꯅꯗꯅ ꯂꯩꯔꯦ ꯑꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯁꯦ ꯃꯃꯥ ꯍꯣꯏꯅꯁꯨ ꯑꯁ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯊꯥ 4 ꯉꯥꯏꯔꯁꯨ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯗꯧ ꯂꯩꯔꯁꯤꯕꯣꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯍꯥꯏꯕꯤꯌꯨꯁꯨ ꯌꯥꯗꯕ ꯑꯗꯩꯗꯤ ꯂꯨꯍꯣꯡꯕꯗꯤ ꯁꯨꯝ ꯅꯣꯡꯃꯒꯤ ꯅꯛꯁꯜꯂꯛꯇꯅ ꯊꯥ 2ꯃꯨꯛ ꯉꯥꯏꯔꯦ ꯅꯨꯄꯤꯁꯤꯅ ꯋꯥꯔꯤ ꯁꯥꯖꯦꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯗꯤꯅꯦ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯄꯥꯎ ꯄꯤꯔꯛꯑꯦꯕ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯄꯥ ꯑꯃꯒ ꯃꯕꯥꯏꯅꯤꯁꯦ ꯒꯥꯔꯤ ꯊꯧꯃꯤꯟꯅꯈ꯭ꯔꯦꯅ ꯍꯧꯖꯤꯛꯇ ꯑꯩꯒ ꯊꯩꯅꯔꯝꯃꯦꯅ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨ ꯑꯃꯨꯛ ꯇꯥꯟꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯉꯥꯏꯔ ꯂꯩꯔꯕ ꯃꯣꯏꯁꯦ ꯃꯥꯅ ꯂꯥꯛꯇꯣꯏ ꯂꯝꯕꯤꯁꯦ ꯃꯥꯅ ꯉꯥꯏꯔ ꯂꯩꯔꯦꯕꯀꯣ ꯃꯌꯨꯝ ꯆꯠꯐꯝꯒꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯀꯣꯟꯅ ꯀꯣꯏꯅꯩꯕ ꯅꯨꯄꯥꯁꯤꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯀꯥꯈꯠꯈꯤꯕꯅꯦꯃꯤ ꯃꯣꯏꯁꯦ ꯃꯊꯛ ꯃꯈꯥꯅꯦꯕꯀꯣ ꯌꯣꯠꯅ ꯇꯧꯔꯒ ꯇꯤꯟꯅ ꯈꯥꯕꯤ ꯑꯗꯨꯝꯕ ꯌꯨꯝ ꯈꯨꯁꯥꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯛꯁꯤꯗꯅ ꯅꯨꯄꯤꯁꯤꯒꯤ ꯀꯥ ꯑꯣꯏꯕꯖꯥꯠꯅꯦꯗ ꯃꯕꯥꯅꯤꯁꯦ ꯀꯥꯈꯠꯃꯤꯟꯅꯈꯤꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯋꯥꯄꯟ ꯃꯔꯨꯝꯁꯤꯗ ꯒꯥꯔꯤꯁꯦ ꯊꯝꯃꯝꯃꯒ ꯃꯥꯏ ꯒꯥꯔꯤ ꯃꯆꯥꯁꯦ ꯑꯗꯨꯒ ꯀꯥꯈꯠꯂ ꯍꯦꯛꯇ ꯊꯣꯡꯁꯦ ꯅꯝꯃꯒ ꯊꯤꯜꯂꯒ ꯐꯥꯕꯅꯦꯕ ꯑꯗꯩꯗꯤ ꯀꯣꯏꯅꯔꯤꯕꯁꯤꯒ ꯍꯣꯏ ꯑꯗꯩ ꯅꯪ ꯐꯥꯛ ꯊꯥꯖꯤꯜꯂꯦ ꯃꯥꯅ ꯐꯨꯔꯦ ꯅꯨꯄꯤꯁꯤꯁꯨ ꯐꯨꯔꯦ ꯑꯩꯒ ꯂꯨꯍꯣꯡꯗꯧꯔꯕ ꯅꯪꯅꯕꯨ ꯅꯨꯄꯥ ꯑꯃꯒ ꯍꯧꯖꯤꯛ ꯐꯝꯃꯤꯟꯅꯕ ꯃꯇꯝ ꯂꯥꯅ ꯑꯗꯩ ꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛ ꯐꯨꯔꯦꯕ ꯃꯥꯅ ꯅꯪ ꯈꯪꯗ꯭ꯔꯥ ꯅꯨꯄꯤꯁꯦ ꯀꯣꯏꯕꯗ ꯃꯨꯟꯅ ꯍꯥꯟꯅ ꯊꯤꯒꯠꯂꯨ ꯌꯥꯗ꯭ꯔꯥ ꯑꯩꯒ ꯂꯨꯍꯣꯡꯗꯧꯔꯕ ꯅꯨꯄꯤꯅꯤ ꯅꯪꯅ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯌꯦꯠꯂꯁꯨ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯅꯌꯨꯝꯗ ꯄꯨꯁꯜꯂ ꯅꯨꯄꯥ ꯎꯅꯉꯝꯕ ꯐꯃꯨꯡꯁꯤꯗ ꯅꯕꯥꯅꯤ ꯐꯝꯃꯤꯟꯅꯗꯅ ꯏꯔꯥꯡ ꯇꯧꯗꯅ ꯑꯗꯩ ꯃꯃꯥꯗꯣ ꯆꯦꯟꯖꯜꯂꯛꯑꯦ ꯀꯩꯗꯧꯔꯦ ꯀꯥꯟꯗ ꯆꯦꯟꯈꯠꯂꯛꯄꯤꯗꯣ ꯑꯗꯩꯗꯤ ꯏꯃꯥ ꯍꯣꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯣꯏ ꯈꯪꯅ ꯁꯤ ꯇꯧꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯣ ꯏꯕꯨꯡꯉꯣ ꯂꯩꯀꯥꯏ ꯃꯥꯡꯗ ꯏꯀꯥꯏ ꯆꯣ ꯀꯣꯟꯅ ꯉꯥꯡꯅꯁꯤ ꯍꯥꯏꯌꯦꯕ ꯃꯥꯅ ꯌꯥꯗ꯭ꯔꯦ ꯑꯗꯩ ꯈꯠꯅꯕꯁꯦ ꯆꯥꯎꯊꯣꯔꯛꯑꯦ ꯑꯗꯩ ꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩ ꯅꯉꯣꯟꯗ ꯂꯩꯈ꯭ꯔꯕꯣ ꯂꯨꯍꯣꯡꯈ꯭ꯔꯕꯣ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯍꯛꯅꯤ ꯅꯉꯣꯟꯗ ꯂꯩꯔꯔꯣꯏ ꯍꯥꯏꯔꯁꯨ ꯑꯩ ꯏꯁꯥꯒꯤ ꯍꯛꯅꯤꯒ ꯇꯧꯔ ꯈꯠꯅꯔꯦ ꯑꯗꯩ ꯂꯩꯀꯥꯏ ꯃꯌꯥꯝꯁꯦ ꯈꯔ 2 ꯇꯥ 3 ꯇꯥ ꯆꯦꯟꯁꯤꯟꯅꯔꯛꯑꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯀꯥꯟꯗ ꯀ꯭ꯂꯕꯇ ꯄꯨꯊꯣꯛꯇꯅ ꯇꯧꯔꯒ ꯅꯨꯄꯥꯗꯨꯅ ꯄꯨꯈ꯭ꯔꯣꯅ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯃꯥ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯗꯤ ꯃꯥꯏ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯨ ꯂꯣꯏ ꯂꯥꯛꯑꯦꯕ ꯃꯣꯏꯗꯤ ꯂꯧꯁꯟꯕ ꯉꯝꯃꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯈꯤꯕ ꯑꯗꯩ ꯃꯣꯏꯁꯦ ꯏꯖꯗꯥꯕꯤ ꯄꯤꯕꯅ ꯍꯥꯏꯅꯈꯤꯕ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯄꯤꯗ꯭ꯔꯕ ꯑꯩ ꯅꯨꯄꯤꯗꯨꯗ ꯁꯣꯝꯗ ꯂꯧꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯅꯨꯄꯥꯁꯤꯅ ꯄꯩꯁꯥ ꯏꯖꯗꯥꯕꯤꯁꯦ ꯄꯤꯔꯛꯇ꯭ꯔꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯥꯅ ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯤꯅꯖꯗꯅ ꯅꯨꯡꯇꯤꯒꯤ ꯊꯤꯟꯗꯅ ꯂꯧꯗꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯂꯨꯍꯣꯡꯗꯣꯏꯕ ꯊꯥ 2 ꯉꯥꯏꯔ ꯃꯇꯝꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯥꯅ ꯃꯥꯏ ꯀꯥ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯂꯩꯃꯤꯟꯅꯕ ꯊꯣꯡ ꯂꯣꯟꯖꯜꯂ ꯁꯤꯕꯨ ꯌꯥꯕ꯭ꯔꯕ ꯑꯗꯩ ꯃꯃꯥ ꯃꯄꯥ ꯏꯃꯨꯡꯗꯨꯗ ꯃꯣꯏꯒꯤ ꯂꯣꯏꯅ ꯄꯥꯜꯂꯤꯕꯅꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯗꯨꯏ ꯃꯔꯛꯇꯨꯗ ꯌꯦꯡꯉꯣꯕ ꯃꯥꯅ ꯇꯧꯔꯤꯕ ꯅꯤꯇꯤ ꯅꯤꯌꯝꯗꯣ ꯑꯇꯩꯗꯤ ꯎꯍꯧꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯝ ꯏꯃꯨꯡꯗꯨꯒꯤ ꯑꯍꯜ ꯂꯃꯟꯗꯤ ꯂꯣꯏ ꯎꯅꯔꯤꯅꯤ ꯈꯪꯅꯔꯤꯅꯦꯕ ꯑꯗꯩ ꯁꯨꯝꯕꯁꯦ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯒꯗꯧꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯥꯗꯅ ꯌꯦꯡꯉꯣ ꯅꯨꯄꯥꯗꯨꯅ ꯗꯥꯏꯔꯦꯛ ꯃꯥꯒ ꯆꯦꯜꯂꯕ ꯅꯨꯄꯤꯗꯨꯕꯨ ꯅꯨꯄꯥꯒ ꯎꯅꯔꯝꯃꯦꯅ ꯑꯗꯨꯁꯨ ꯃꯌꯨꯝꯃꯛꯇꯗꯒꯤ ꯐꯥꯕꯒ ꯍꯥꯏꯕꯁꯦ ꯐꯖꯕ꯭ꯔꯕ ꯀꯩꯒꯨꯝꯕ ꯃꯣꯏꯁꯦ ꯆꯦꯜꯂ ꯃꯇꯨꯡꯗ ꯃꯣꯠ ꯆꯥꯟꯅꯗꯕ ꯌꯥꯝ ꯂꯩꯌꯦꯕ ꯆꯥꯟꯅꯗ꯭ꯔꯦ ꯑꯩ ꯇꯁꯦꯡꯅꯃꯛꯇ ꯂꯩꯔꯔꯣꯏꯒꯦ ꯍꯥꯏꯔꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯅ ꯐꯩꯌꯦꯕ ꯍꯥꯟꯅ ꯑꯩꯈꯣꯏ ꯏꯆꯥꯁꯦ ꯄꯤꯔꯔꯣꯏꯅ ꯍꯥꯏꯔꯒ ꯋꯥ ꯂꯣꯏꯁꯟꯅꯁꯤ ꯍꯥꯏꯔꯒ ꯁꯦꯡꯗꯣꯛꯅꯕ ꯑꯗꯨꯒ ꯀꯣꯏꯅꯒꯦꯁꯨ ꯀꯣꯏꯅꯖꯈꯣꯕ ꯑꯗꯣ ꯃꯥ ꯂꯨꯍꯣꯡꯗꯧꯔꯕ ꯃꯥꯅꯕꯨ ꯌꯦꯡꯉꯨ ꯅꯨꯄꯥꯗ ꯄꯨꯁꯜꯂ ꯎꯅꯔꯦ ꯑꯗꯨꯏ ꯍꯣꯡꯗꯣꯏꯕ ꯅꯨꯄꯥꯁꯤꯅ ꯐꯥꯔꯦ ꯁꯤ ꯀꯩ ꯐꯖꯔꯤꯒꯦꯕ ꯂꯩꯀꯥꯏ ꯈꯨꯟ ꯌꯣꯝꯃꯦ ꯑꯗꯩ ꯀ꯭ꯂꯕ ꯃꯩꯔꯥꯗ ꯄꯨꯊꯣꯛꯅꯔꯦ ꯀ꯭ꯂꯕ ꯃꯩꯔꯥꯅ ꯃꯆꯤꯟ ꯍꯪꯉꯦ ꯅꯨꯄꯥꯗꯨꯁꯨ ꯃꯆꯤꯟ ꯍꯪꯉꯦ ꯃꯔꯤ ꯂꯩꯅꯕ ꯊꯥ ꯑꯁꯨꯛ ꯁꯨꯔꯦ ꯂꯣꯏ ꯍꯥꯏꯔꯦ ꯑꯗꯣ ꯃꯥ ꯇꯨꯡꯐꯧ ꯏꯖꯠ ꯁꯣꯛꯑꯣꯏꯗ꯭ꯔꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯥꯒ ꯎꯅꯔꯝꯃꯤꯕ ꯅꯨꯄꯥꯁꯤꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯁꯨ ꯑꯗꯣ ꯈꯨꯂꯧꯅ ꯑꯃꯗ ꯂꯧꯔꯛꯄꯅꯤꯅ ꯃꯥ ꯏꯃꯨꯡꯒꯤ ꯃꯤꯗꯨꯅ ꯀꯩꯁꯨ ꯅꯨꯡꯁꯤꯔꯣꯏꯕꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯌꯥꯝ ꯂꯩ ꯆꯦꯜꯂꯨꯔꯀꯥꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯊꯣꯛꯅꯕ ꯑꯗꯨꯅ ꯂꯩꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯇꯁꯦꯡꯅ ꯍꯥꯟꯅ ꯈꯥꯏꯗꯣꯛꯅꯕꯤꯌꯨꯀꯣ ꯑꯇꯩ ꯃꯈꯥ ꯇꯥꯟꯅꯗ꯭ꯔꯤꯉꯩꯗꯀꯣ ꯑꯗꯨꯒ ꯃꯥꯅ ꯑꯗꯨ ꯍꯥꯏ ꯃꯥꯅ ꯁꯛ ꯀꯥꯞꯄꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩ ꯅꯨꯄꯥꯁꯦ ꯀꯣꯏꯅꯕꯅꯤ
ꯃꯥꯅ ꯊꯤꯅ ꯉꯥꯡꯉꯛꯄꯩ ꯑꯩ ꯀꯣꯏꯅꯕꯅꯤꯒ ꯍꯥꯏꯕꯁꯤꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯝ ꯂꯥꯟꯅꯦꯕ ꯋꯥ ꯂꯣꯏꯁꯟꯅꯗ꯭ꯔꯒꯗꯤ ꯌꯥꯗꯦꯕꯀꯣ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯑꯗꯨꯃꯥꯏꯅ ꯅꯍꯥꯛꯀ ꯂꯨꯍꯣꯡꯕ ꯂꯦꯞꯅꯔꯀꯥꯟꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏ ꯂꯩꯔꯁꯨ ꯎꯅꯗꯅ ꯆꯠꯃꯤꯟꯅꯗꯅ ꯑꯗꯨ ꯅꯪꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕꯀꯣ ꯁꯤꯁꯦ ꯌꯥꯝ ꯈꯟꯅꯒꯗꯧꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯗꯥꯏꯔꯦꯛ ꯌꯦꯡꯉꯣ ꯃꯥꯅꯒ ꯃꯌꯨꯝꯗꯒꯤ ꯐꯥꯕꯒ ꯍꯥꯏꯕꯁꯤꯗꯗꯤ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅꯦꯕ ꯁꯤꯁꯦꯀꯣ ꯑꯗ ꯅꯨꯄꯥꯗꯨꯗ ꯃꯉꯣꯟꯗ ꯃꯥꯒ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯃꯣꯏꯒꯤ ꯍꯦꯛ ꯃꯌꯨꯝꯃꯛꯇꯗ ꯅꯨꯄꯤꯗꯨꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯖꯜꯂ ꯂꯩꯃꯤꯟꯅꯔꯝꯕ ꯍꯥꯏꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯅ ꯋꯥꯈꯜꯁꯦ ꯀꯥꯏꯔꯝꯒꯅꯤ ꯀꯌꯥꯝ ꯀꯥꯏꯔꯝꯒꯅꯤ ꯀꯌꯥꯝ ꯏꯀꯥꯏꯔꯝꯒꯅꯤꯀꯣ ꯑꯗꯣ ꯅꯨꯃꯤꯠꯇꯨꯗ ꯌꯣꯝꯅꯈꯤꯕ ꯇꯤꯟꯅꯈꯤꯕ ꯃꯌꯥꯝꯗꯨꯅꯁꯨ ꯅꯨꯄꯤ ꯃꯥꯕꯨ ꯐꯅ ꯍꯥꯏꯅꯈꯤꯗ꯭ꯔꯕ ꯆꯦꯜꯂꯨꯔꯒꯕꯨ ꯅꯨꯄꯥ ꯑꯃꯕꯨ ꯆꯠꯂ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯩꯗꯤ ꯃꯣꯏ ꯃꯃꯥ ꯃꯄꯥꯁꯦ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣꯅ ꯏꯃꯨꯡꯗꯒꯗꯤ ꯑꯗꯨꯃꯥꯏꯅ ꯄꯨꯁꯟꯅꯗꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯃꯒ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦꯀꯣ ꯑꯗꯣ ꯑꯇꯩꯗꯤ ꯑꯩꯁꯦ ꯕ꯭ꯔꯦꯛ ꯃꯇꯨꯡꯗ ꯂꯤꯖꯔꯒꯦꯀꯣ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯜꯍꯧꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯑꯀꯥꯏꯕ ꯇꯧꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯄꯥꯝꯖꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯟꯅꯔꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯀꯥꯟꯗ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯊꯥꯡꯁꯤ ꯁ꯭ꯇꯦꯞꯁꯤ ꯀꯃꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯕꯁꯤꯃ ꯋꯥꯈꯜ ꯇꯧꯕ ꯑꯃ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯗ ꯁꯥꯎꯔꯦ ꯍꯥꯏꯗꯨꯅꯁꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇꯃꯛ ꯄꯪꯌꯥ ꯌꯥꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯋꯥꯈꯜꯂꯣꯟꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯁꯤ ꯂꯥꯟꯗꯕ ꯉꯝꯗꯦ ꯁꯣꯏꯗꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯗꯕ ꯆꯠꯅ ꯂꯣꯟꯆꯠꯀꯤ ꯋꯥꯡꯃꯗ ꯆꯠꯄ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯑꯔꯥꯟꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯋꯥꯖꯔꯤꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯃꯛꯇꯕ ꯃꯥꯅ ꯅꯨꯡꯁꯤꯔꯛꯇꯕ ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔꯗ ꯊꯣꯛꯇꯕ ꯅꯠꯇꯦ ꯊꯣꯛꯂꯒꯁꯨ ꯑꯩꯈꯣꯏꯅ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯥꯎꯅꯤꯡꯕ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯁꯤꯗꯕ ꯉꯥꯏꯍꯥꯛꯀꯤ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯕꯗꯨꯅ ꯑꯩꯈꯣꯏꯗ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯑꯃꯗꯤ ꯏꯖꯠ ꯃꯥꯡꯕ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯏꯀꯥꯏꯕ ꯈꯨꯝꯅꯕ ꯃꯥꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯑꯃ ꯑꯆꯧꯕ ꯑꯀꯥꯏꯕ ꯑꯃ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅꯁꯨ ꯑꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯗ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯃꯤꯟꯅꯔꯒ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏ ꯊꯣꯛꯇꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯆꯪ ꯑꯣꯏ ꯑꯅꯤꯁꯨꯕꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯂꯣꯏꯅꯅ ꯃꯌꯥꯝꯗꯒꯤ ꯀꯃꯦꯟꯁꯤ ꯑꯍꯥꯟꯕꯒꯤꯁꯨ ꯑꯅꯤꯁꯨꯕꯒꯤꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯤ ꯊꯝꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯈꯜꯁꯤꯡ ꯑꯁꯥꯎꯕ ꯃꯌꯥꯝ ꯐꯥꯊꯔꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯂꯥꯏꯐꯁꯤ ꯌꯥꯝ ꯁ꯭ꯃꯨꯠꯂꯤ ꯆꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅꯃꯤꯟꯅꯁꯤ ꯃꯌꯥꯝ ꯚꯥꯞ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯃꯪꯒꯣꯜ ꯑꯣꯏꯕ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯣꯛꯃꯤꯟꯅꯁꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯑꯦꯟꯇꯔꯇꯦꯅꯤꯡ ꯑꯣꯏꯕ ꯐꯤल्म ꯀꯌꯥ ꯑꯃ ꯍꯥꯞꯀꯠꯇꯨꯅ ꯂꯥꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯕ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯩꯅꯤ ꯅꯨꯡꯁꯤꯃꯟꯕꯩ ꯍꯥꯏꯕ ꯁꯤꯖꯟ 3 ꯁꯨꯕ ꯔꯤꯂꯤꯁ ꯇꯧꯖꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨꯃꯁꯨ ꯌꯦꯡꯕꯤꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯄꯣꯊꯥꯕꯤꯌꯨ ꯑꯋꯥꯕ ꯄꯣꯊꯥꯕꯤꯌꯨ ꯑꯗꯨꯒ ꯑꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯅꯥꯊꯩꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯩꯅꯤ ꯅꯨꯡꯁꯤꯃꯟꯕꯒꯤ ꯑꯩꯈꯣꯏꯒꯤ 3 ꯁꯨꯕ ꯁꯤꯖꯟꯁꯤꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ tꯧꯁꯤꯕꯣ ꯍꯣꯏ ꯅꯨꯄꯤ ꯉꯥꯡ ꯌꯥꯎꯀꯣ ꯍꯣꯔꯦꯟ ꯃꯊꯣꯡ ꯆꯥꯅꯔꯣꯏ ꯌꯥꯝ ꯇꯧꯗ ꯐꯅꯤ ꯄꯣꯠꯇꯤꯅꯦ ꯂꯣꯀꯦꯜ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯄꯣꯠ ꯇꯧꯁꯤꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯅ ꯐꯕ tꯧꯁꯤ ꯑꯩꯁꯨ ꯈꯔ ꯌꯥꯎꯒꯦ ꯉꯁꯤꯗꯤ ꯑꯦ ꯍꯩꯅꯒꯗ꯭ꯔꯣ ꯅꯪꯕꯣ ꯊꯛꯇꯦ ꯍꯥꯏꯗꯦꯅꯦ ꯅꯪꯕꯣ ꯇꯣꯏꯅ ꯊꯛꯇꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯌꯥꯏꯗ ꯊꯧ ꯊꯛꯄꯕꯨ ꯀꯩꯗꯧꯋꯦꯒꯦ
ꯑꯩꯗꯤ ꯐꯨꯜꯗ ꯊꯛꯀꯅꯤ ꯌꯥꯔꯦ ꯑꯣꯖꯥ ꯁꯤꯅ ꯑꯃꯨꯛ ꯁꯤ ꯇꯧꯕꯤꯔꯛꯑꯅꯨ ꯀꯩꯗꯧꯕꯤꯔꯛꯏꯖꯥꯠꯅꯣ ꯁꯦꯟꯅ ꯉꯝꯃꯣꯏꯀꯣ ꯑꯍꯤꯡ ꯈꯨꯗꯤꯡꯁꯨ ꯑꯩꯅ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄ ꯑꯗꯣ ꯅꯍꯥꯟꯈꯩꯗꯤ ꯎꯕ ꯐꯪꯗꯦ ꯀꯅꯥꯝꯇꯅ ꯃꯥꯒꯤ ꯋꯥꯕꯤꯕꯒꯤ ꯍꯛ ꯂꯩꯇꯦ ꯑꯩ ꯅꯨꯄꯤꯒꯤꯗꯃꯛꯇꯗꯤ ꯃꯄꯨꯔꯣꯏꯕ ꯑꯩ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯅꯨꯡꯁꯤꯗ ꯂꯩꯕ ꯅꯪꯒꯤ ꯍꯛꯇꯨꯗꯒꯤ ꯅꯨꯡꯁꯤꯗ ꯂꯩꯕ ꯑꯩꯒꯤ ꯍꯛꯅ ꯌꯥꯝ ꯆꯥꯎꯅ ꯍꯦꯜꯂꯤ ꯅꯪ ꯃꯥꯒꯤ ꯀꯔꯤ ꯑꯣꯏꯔꯤ ꯍꯥ ꯅꯪ ꯃꯥꯒꯤ ꯉꯔꯥꯡ ꯁꯣꯏꯔꯣ ꯁꯤꯕꯣ ꯏꯁꯤꯡꯒꯗꯤ ꯆꯣꯠꯍꯟꯒꯅꯨꯀꯣ ꯄꯣꯠ ꯆꯩ ꯄꯥꯏꯕꯗ ꯌꯦꯡ ꯄꯥꯏꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯊꯣꯛꯎꯀꯣ ꯑꯣꯛꯇ꯭ꯔꯁꯨ ꯑꯩ ꯍꯥꯄꯛꯀꯦꯕ ꯍꯣꯏ ꯍꯣꯏ ꯅꯪꯁꯨ ꯆꯥꯊꯣꯛ ꯌꯥꯟ ꯀꯩꯁꯨ ꯇꯧꯔꯦ ꯅꯪꯁꯨ ꯆꯥꯊꯣꯛꯎ ꯀꯥꯏꯅ ꯃꯁꯤ ꯄꯨꯈꯝꯁꯤꯅ ꯃꯃꯥꯏꯗ ꯊꯣꯝꯃꯤꯁꯦ ꯅꯦꯕꯣ ꯁꯤ ꯂꯣꯏ ꯋꯥꯈꯟ ꯇꯥꯅ ꯇꯧꯁꯤꯕꯣ ꯍꯣꯏ ꯅꯨꯄꯤ ꯉꯥꯡ ꯌꯥꯎꯏꯀꯣ ꯍꯣꯔꯦꯟ ꯃꯊꯣꯡ ꯆꯥꯅꯔꯣꯏ ꯌꯥꯝ ꯇꯧꯗ ꯐꯅꯤ ꯄꯣꯠꯇꯤꯅꯦ ꯂꯣꯀꯦꯜ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯄꯣꯠ ꯇꯧꯁꯤꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯅ ꯐꯕ ꯇꯧꯁꯤ ꯇꯧꯁꯤ ꯑꯩꯁꯨ ꯈꯔ ꯌꯥꯎꯒꯦ ꯉꯁꯤꯗꯤ ꯑꯦ ꯍꯩꯅꯒꯗ꯭ꯔꯣ ꯅꯪꯕꯣ ꯊꯛꯇꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯣ ꯇꯣꯏꯅ ꯊꯛꯇꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯌꯥꯏꯗ ꯌꯥꯏꯗ ꯊꯧ ꯊꯛꯄꯕꯨ ꯀꯩꯗꯧꯋꯦꯒꯤ ꯑꯩꯗꯤ ꯐꯨꯜꯗ ꯊꯛꯀꯅꯤ ꯌꯥꯔꯦ ꯑꯣꯖꯥ ꯁꯤꯅ ꯑꯃꯨꯛ ꯁꯤ ꯇꯧꯕꯤꯔꯛꯑꯅꯨ ꯀꯩꯗꯧꯕꯤꯔꯛꯏꯖꯥꯠꯅꯣ ꯁꯦꯟꯅ ꯉꯝꯃꯣꯏꯀꯣ ꯑꯍꯤꯡ ꯈꯨꯗꯤꯡꯁꯨ ꯑꯩꯅ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄ ꯑꯗꯣ ꯅꯍꯥꯟꯈꯩꯗꯤ ꯎꯕ ꯐꯪꯗꯦ ꯀꯅꯥꯝꯇꯅ ꯃꯥꯒꯤ ꯋꯥꯕꯤꯕꯒꯤ ꯍꯛ ꯂꯩꯇꯦ ꯑꯩ ꯅꯨꯄꯤꯒꯤꯗꯃꯛꯇꯗꯤ ꯃꯄꯨꯔꯣꯏꯕ ꯑꯩ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯅꯨꯡꯁꯤꯗ ꯂꯩꯕ ꯅꯪꯒꯤ ꯍꯛꯇꯨꯗꯒꯤ ꯅꯨꯡꯁꯤꯗ ꯂꯩꯕ ꯑꯩꯒꯤ ꯍꯛꯅ ꯌꯥꯝ ꯆꯥꯎꯅ ꯍꯦꯜꯂꯤ ꯅꯪ ꯃꯥꯒꯤ ꯀꯔꯤ ꯑꯣꯏꯔꯤ ꯍꯥ ꯅꯪ ꯃꯥꯒꯤ ꯉꯔꯥꯡ ꯁꯣꯏꯔꯣ ꯁꯤꯕꯣ ꯏꯁꯤꯡꯒꯗꯤ ꯆꯣꯠꯍꯟꯒꯅꯨꯀꯣ ꯄꯣꯠ ꯆꯩ ꯄꯥꯏꯕꯗ ꯌꯦꯡ ꯄꯥꯏꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯊꯣꯛꯎꯀꯣ ꯑꯣꯛꯇ꯭ꯔꯁꯨ ꯑꯩ ꯍꯥꯄꯛꯀꯦꯕ ꯍꯣꯏ ꯍꯣꯏ ꯅꯪꯁꯨ ꯆꯥꯊꯣꯛ ꯌꯥꯟ ꯀꯩꯁꯨ ꯇꯧꯔꯦ ꯅꯪꯁꯨ ꯆꯥꯊꯣꯛꯎ ꯀꯥꯏꯅ ꯃꯁꯤ ꯄꯨꯈꯝꯁꯤꯅ ꯃꯃꯥꯏꯗ ꯊꯣꯝꯃꯤꯁꯦ ब्रेक की मतुंग मयामबु अमुक हन तराम नोक्चरी मयामने येंबिरिबा इपो मीडियाने एवरी वेडनेसडे अमदि सैटरडे मयामगी धमकता पुथोकचरिबा क्राइम डायरीज 58 सुबह एपिसोड येंबिरिबि सिंबु अमुक ब्रेक की मतुंग तराम नोक्चरी लोनेना इपो मीडियाना मयामगी धमकता मतम मतमगी ओइबा अनोबा फिल्म कियामा अखोगी इपो मीडियागी ऐप ता रिलीज तौजदुना अखोना लाक्चरी लोनेना मयामदसु अखोना मतम मतमगी ओइबा अपडेट अदुमक तौजरके लोनेना अखोगी 12 December दा रिलीज तौखिबा नुंसीबैनी नुंसीमनबगी सीजन 3 मयाम अखोगी इपो मीडियागी ऐप तगी सुंगसोय सोयदना येंबियु लोइनना मयाम अखोगी ऐप तगी फिल्म सिबु येंबिबा सिंगी दमकतासु अखोना लकी विनर अमा खाइदोक अखोना पिजनबगी दमकता प्लान तोबा लोइजरे लोइनना मयामदा अखोना नुंसीबैनी नुंसीमनबै सीजन 3 दा क्वेश्चन मंगा अखोना हंगजरगा आंसर चुमना पिरकबा मियोइदुदा अखोना मिसक्तुदा अखोना अवार्ड अखोगी याम एक्साइटिंग ओबा प्राइज अमा पिनबगी दमकता सेम साबा लोइजरे मयाम सुंगसोय सोयदना नुंसीबैनी नुंसीमनबै सीजन 3 इपो मीडिया की ऐप तगी सुंगसोय सोयदना येंबिरगा लकी विनर सी ओइबिनबगी अखोगी खुदोंग चाबदुमसु लौबियो हाइना थमजगे मयामगी दमकता मतम मतमगी ओइबा फिल्म कयामसु अखोना पुदुना लाक्चगे लोइनना इपो मीडियानसु मयामगी दमकता सेवा तौजरिबसिदा मयामना अपेन पेनदा अखोगी पाउ फोंदोक मिनरगा अखोगी कमेंट्स की थ्रू दा फीडबैक कयामा पिबिरकलगा मयामगी दमकता अखोना तौजरिबा सेवा असि मतो लोंबा ngamnabagi damakta mayamdagi अखोगी केनोसिम निजगे मयामना अखोगी लाइक्स कमेंट्स अमदि शेयर तौबिरगा हेना पाक्थोक चाउथोकनबा व्यूअर्स अमदि सब्सक्राइबर कया अमा अखोना क्रिएट तौरगा इपो मीडिया ना मयामगी दमकता अखोना कंजनब होना जरिबा प्लेटफॉर्म क्राइम डायरीज मयामदा मिपुम खुदिंगमक्ता मणिपुर सिनबा थुंगना एवरी नुक एंड कॉर्नर दा योहनमिनसी हाबसिमा थमजरगा ब्रेक की ममांगदा ओजाना थंबिखिबा वारी अनि दु अदुकी मति यामना सु मरु ओय एखोइदा चेक्सिल हौदबा एखोइना ज्ञान तामिना हौदबा अमदे एखोइना सावरे नुंगाइत्रे वारौरे नुंसिद्रे हाइदुना एखोइदा क्राइम तौबदी यादबनिना मयाम ज्ञान तामिनसी सावरगसु एखोइगी मफम मतम एखोइ कंट्रोल तौबा मफम मतम येंगबा सिनेरियोस येंगबा एखोइगी कंडीशन येंगबिबा हाइबसिमा यामना मथौ ताबनि अखोई कंट्रोल तौमिनसी अखोई क्राइम डायरीज की फैमिली सिंगदी अदुकी मति यामना मैच्योर ओहेंजनिंगी अमदे अखोइना मणिपुर सोसाइटी दा लीड तौरगा मणिपुर दा क्राइम मिटिगेट तौमिनसी हाइबसिमा थमजगे ब्रेक की मतुंग से अमुक ओजादगी नुंगाइरबा वारी अममुक लौमिनसी ओजादा सिनजगे याम कनोजे कोई
ꯀꯩꯅꯣꯁꯦ ꯇꯁꯦꯡꯅꯅꯦ ꯍꯣꯏ ꯊꯕꯛꯁꯦ ꯌꯥꯝꯃꯛꯄꯒꯤ ꯑꯩꯁꯦ ꯋꯥꯕ ꯑꯍꯤꯡꯁꯦ ꯇꯨꯝꯕꯩ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯠꯄꯅꯤꯅ ꯍꯣꯏ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟꯗ ꯑꯗꯨꯅꯦ ꯎꯏꯔꯦ ꯍꯥꯏꯕꯁꯦ ꯍꯦꯛꯇꯅꯦ ꯎꯏꯕꯁꯦ ꯃꯥꯅꯦ. ꯉꯝꯗꯕ ꯂꯣꯠꯄꯁꯦ ꯊꯕꯛ ꯋꯥꯈꯠꯂꯛꯄ ꯊꯕꯛꯁꯦ ꯇꯥꯏꯃꯤꯡ ꯃꯐꯥꯡ ꯑꯣꯏꯕꯅꯤꯅ ꯃꯐꯥꯡ ꯆꯠꯄꯅꯤꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯈꯣꯏꯅ ꯎꯏꯕ ꯑꯗꯒꯤ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯩꯈꯣꯏꯒꯤ ꯃꯇꯣꯂꯣꯝꯅ ꯇꯧꯕ ꯉꯝꯖꯒꯦ ꯍꯥꯏꯅ ꯃꯌꯥꯝꯗꯒꯤ ꯅꯤꯖꯒꯦ ꯉꯥꯡꯈꯩꯗꯒꯤ ꯉꯁꯤꯅ ꯈꯔ ꯍꯦꯟꯅꯁꯨ ꯑꯃꯨꯛ ꯎꯏꯔꯦ ꯉꯥꯡꯈꯩꯅ ꯑꯃꯨꯛ ꯍꯛꯀꯥꯝ ꯀꯛꯆꯟꯕꯅꯦ ꯉꯁꯤꯗꯤ ꯉꯝꯗꯗꯅꯅꯦ ꯎꯏꯅ ꯋꯥꯔꯤ ꯂꯤꯔꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯃꯌꯥꯝꯅ ꯐꯣꯟꯁꯦ ꯑꯍꯥꯟꯕꯒꯤ ꯐꯠꯂꯥꯎꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒꯤ ꯃꯊꯪꯗꯗꯤ ꯐꯣꯟꯁꯦ ꯀꯗꯥꯏꯗꯅꯣꯃ ꯊꯝꯃꯒ ꯇꯥꯕꯗꯪ ꯇꯥꯕꯤꯔꯣ ꯎꯏꯕ ꯌꯥꯎꯔꯛꯑꯕꯅꯤꯅ ꯍꯛꯀꯥꯝ ꯆꯟꯕꯗꯣ ꯎꯔꯔꯣꯏꯗꯅ ꯇꯁꯦꯡꯅ ꯋꯥꯕ ꯍꯦꯟꯃꯟꯕꯒꯤꯅꯦ ꯍꯣꯏ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯉꯁꯤꯗꯤ ꯀꯩꯅꯣꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯅꯣꯛꯊꯣꯛꯈꯤꯑꯦ ꯃꯊꯪ ꯋꯥꯔꯤ ꯂꯤꯕꯗ ꯎꯏꯗꯅꯕ ꯍꯛꯀꯥꯝ ꯆꯟꯗꯅꯕ ꯑꯗ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯅꯤꯁꯦ ꯁꯤꯗ ꯑꯣꯏꯅ ꯍꯥꯞꯆꯜꯂꯒꯦꯕꯀꯣ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯟꯗꯛꯁꯦ ꯐꯣꯟꯁꯦ ꯑꯩꯁꯦ ꯄꯥꯏꯕꯁꯦ ꯉꯍꯥꯟꯈꯩꯗꯤ ꯉꯝꯅꯕ ꯑꯩꯅ ꯂꯣꯏ ꯄꯥꯏꯕꯤꯕ ꯄꯥꯏꯍꯧꯗ꯭ꯔꯁꯨ ꯑꯩꯅ ꯂꯣꯏ ꯃꯤꯁ ꯀꯣꯜ ꯑꯣꯏꯁꯨ ꯍꯜꯂꯦꯕ ꯂꯩꯔꯝꯕꯁꯦ ꯀꯣꯜ ꯕꯦꯛ ꯇꯧꯕꯤꯕꯗꯣ ꯑꯗ ꯍꯟꯗꯛꯇꯤ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯁꯤꯡꯅ ꯄꯥꯏꯍꯜꯂꯦꯕ ꯈꯔ ꯈꯔ ꯐꯣꯟꯁꯦ ꯑꯗꯨꯒꯅꯦ ꯃꯣꯏꯅ ꯍꯥꯏꯅꯤꯅꯦ ꯀꯩꯅꯣ ꯍꯜꯂꯣꯗꯪ ꯍꯥꯏꯔꯛꯄꯗ ꯃꯣꯏꯅ ꯍꯜꯂꯣ ꯍꯥꯏꯕꯤꯌꯨꯗꯪ ꯍꯥꯏꯕꯗꯅꯦ ꯏꯆꯦ ꯔꯣꯕꯤꯇꯥ ꯅꯠꯇꯦ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯣ ꯍꯣꯏ ꯑꯗꯣ ꯏꯆꯦ ꯂꯩꯇ꯭ꯔꯣꯅ ꯑꯗꯣ ꯏꯆꯦꯗ ꯑꯣꯏꯅ ꯁꯥꯟꯅꯖꯒꯦꯅ ꯑꯁ ꯏꯃꯩ ꯃꯣꯏꯅ ꯍꯥꯏꯔꯤ ꯑꯉꯥꯡꯈꯩꯅꯀꯣ ꯃꯍꯨꯠ ꯁꯤꯜꯂ ꯄꯥꯏꯕ ꯌꯥꯗ꯭ꯔꯦꯅ ꯏꯆꯦ ꯅꯪꯒꯤ ꯐꯣꯟꯁꯤꯗꯤ ꯍꯜꯂꯣ ꯈꯛ ꯍꯥꯏꯕꯗꯕꯨ ꯍꯦꯛ ꯏꯆꯦ ꯅꯠꯇꯦ ꯍꯥꯏꯔꯛꯏ ꯑꯗꯣ ꯏꯆꯦꯒ ꯑꯣꯏꯅ ꯁꯥꯖꯒꯦꯅ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯝ ꯁꯥꯅꯤꯡꯗꯕꯩ ꯇꯥꯏꯞ ꯇꯧꯋꯦ ꯇꯜꯂꯦ ꯑꯗꯣ ꯈꯣꯟꯖꯦꯜꯗꯣ ꯈꯪꯕꯩ ꯆꯥꯡꯗꯣ ꯍꯜꯂꯣ ꯈꯛ ꯍꯥꯏꯒꯗꯣ ꯏꯆꯦ ꯅꯠꯇꯦ ꯍꯥꯏꯔꯛꯑꯦꯅꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯒꯥꯔꯤ ꯊꯧꯔꯤꯉꯩꯗꯁꯨ ꯃꯣꯏ ꯄꯥꯏꯍꯟꯕꯁꯦ ꯂꯥꯎ ꯊꯥꯔꯒ ꯑꯗꯣ ꯀꯩꯅꯣ ꯑꯗꯨꯝ ꯑꯩꯁꯨ ꯇꯥꯔꯤꯅꯦꯀꯣ ꯑꯗꯨꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦꯕ ꯍꯣꯏ ꯍꯣꯏ ꯏꯆꯦꯒ ꯑꯣꯏꯅ ꯁꯥꯟꯅꯖꯒꯦ ꯑꯗꯩ ꯃꯣꯏꯅ ꯑꯣ ꯂꯥꯎ ꯊꯥꯏꯌꯦ ꯏꯆꯦꯗꯣ ꯒꯥꯔꯤ ꯊꯧꯕꯩꯅꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯏꯆꯦꯁꯨ ꯇꯥꯏꯌꯦ ꯍꯥꯏꯕꯁꯦ ꯄꯥꯛꯀ ꯋꯥꯒ ꯉꯥꯡꯉꯧ ꯌꯥꯄꯣꯟꯇꯦꯀꯣ ꯑꯩꯅ ꯑꯣ ꯇꯥꯏ ꯏꯕꯦꯝꯃ ꯍꯥꯏꯔꯣ ꯍꯥꯏ ꯀꯥꯟꯗꯗꯤꯀꯣ ꯏꯆꯦꯅ ꯇꯧꯔ ꯋꯥꯔꯤ ꯃꯈꯣꯟ ꯆꯨꯝꯃꯦꯅ ꯑꯗꯨꯅꯦ ꯑꯗꯩꯗꯤ ꯃꯤ ꯎꯅꯕ ꯂꯥꯛꯄꯁꯤꯁꯨꯅꯦ ꯑꯁ ꯅꯣꯏꯒ ꯉꯥꯏꯍꯥꯛ ꯑꯝꯇ ꯋꯥꯔꯤ ꯁꯥꯔꯣ ꯑꯩꯁꯦ ꯋꯥꯕꯅ ꯑꯩ ꯍꯧꯒꯠꯄꯐꯥꯎ ꯉꯝꯗ꯭ꯔꯦꯅ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦ ꯄꯣꯊꯥꯒꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯀꯨꯝꯊꯔꯛꯄꯗ ꯍꯔꯥꯎꯗꯦ ꯃꯣꯏ ꯍꯥꯏꯕꯤꯀꯣ ꯑꯗꯨꯒ ꯏꯆꯦ ꯍꯦꯛ ꯀꯨꯝꯕꯒꯅ ꯏꯁ ꯅꯣꯛꯏ ꯍꯦꯛꯇ ꯏꯆꯦꯅꯗꯣ ꯑꯩꯈꯣꯏ ꯀꯨꯝꯃꯛꯄꯗꯗꯤ ꯍꯔꯥꯎꯗꯦ ꯑꯗꯨ ꯏꯆꯦꯗꯤ ꯊꯣꯛꯂꯛꯈꯤꯔꯣꯏꯗ꯭ꯔꯥ ꯁꯤꯟꯕ ꯌꯥꯗꯕ ꯑꯣꯏꯕꯗꯣ ꯍꯣꯏ ꯑꯗꯨꯅ ꯉꯥꯡ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯜꯂꯒ ꯎꯄꯥꯏ ꯂꯩꯇꯅ ꯑꯩꯁꯦ ꯑꯃꯨꯛ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩ ꯃꯤꯁꯨ ꯂꯥꯛꯄꯩ ꯆꯥꯡꯁꯦ ꯌꯥꯝ ꯍꯦꯟꯕꯀꯣ ꯍꯣꯏ ꯍꯣꯏ ꯅꯣꯡꯉꯥꯝꯗꯩ ꯐꯣꯟ ꯇꯧꯔꯛꯄꯩ ꯆꯥꯡꯁꯨ ꯑꯗꯨꯅ ꯑꯩꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯃꯅꯅꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯈꯛ ꯂꯤꯒꯦ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯑꯃꯈꯛ ꯊꯦꯡꯅꯈꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯃꯧꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯈꯔ ꯆꯥꯎꯕꯗ ꯑꯩꯈꯣꯏ ꯃꯧꯁꯦ ꯌꯥꯝꯕ ꯁꯥꯒꯩꯁꯤꯒꯤ ꯑꯗꯨꯗ ꯄꯥꯔꯇꯤ ꯇꯤꯟꯅꯕ ꯂꯩꯌꯦꯕ ꯒ꯭ꯔꯨꯞ ꯑꯃ ꯌꯥꯅꯗꯕ ꯁꯤꯁꯦ ꯌꯥꯝ ꯌꯦꯡꯁꯟꯅꯕ ꯀꯧꯅꯗꯕ ꯃꯣꯏꯅ ꯑꯗꯨ ꯍꯥꯏꯈ꯭ರೆ ꯑꯗꯩ ꯃꯣꯏꯗꯤ ꯉꯁꯤ ꯑꯗꯨ ꯆꯠꯈ꯭ꯔꯦꯅ ꯄꯥꯎꯒꯁꯦ ꯃꯥꯅ ꯑꯗꯨ ꯍꯥꯏꯅ ꯇꯝꯊꯣꯛꯀ ꯇꯝꯁꯤꯟꯒ ꯑꯗꯩ ꯍꯦꯛ ꯎꯕꯗ ꯄꯩꯅꯕ ꯄꯣꯝꯅꯕ ꯁꯨꯛꯅꯕ ꯁꯛꯇꯥꯁꯤꯒ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅꯒ ꯌꯥꯝ ꯂꯩ ꯑꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯈꯩꯗꯣ ꯍꯧꯖꯤꯛꯀꯤ ꯃꯧ ꯄꯥꯔꯇꯤꯁꯦ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯃꯧ ꯄꯥꯔꯇꯤ ꯑꯃꯅ ꯃꯧ ꯑꯃꯁꯤꯗ ꯐꯨꯔꯝꯕꯅꯦꯕ ꯃꯣꯏꯒꯩ ꯈꯠꯅꯕꯗ ꯃꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯧꯁꯤꯒꯤ ꯃꯥꯒꯤ ꯇꯤꯟꯅꯕ ꯄꯥꯔꯇꯤꯁꯤ ꯅꯨꯃꯤꯠꯁꯦ ꯊꯕꯛ ꯂꯣꯏ ꯆꯠꯊꯣꯛꯈꯤꯕ ꯑꯝꯐꯥꯎ ꯂꯩꯍꯧꯗꯕ ꯑꯗꯨ ꯈꯪꯕꯒꯤ ꯃꯣꯏꯅ ꯈꯟꯅꯕ ꯍꯧꯔ ꯅꯪꯅ ꯑꯗꯨ ꯍꯥꯏꯌꯦꯅ ꯇꯧꯔ ꯃꯣꯏ ꯃꯌꯥꯝ ꯂꯥꯛꯑ ꯐꯨꯊꯔꯝꯕꯅꯦꯕ ꯑꯗꯨꯒꯤ ꯃꯄꯥꯝꯒꯤ ꯃꯤ ꯂꯥꯛꯑꯒ ꯑꯃꯨꯛ ꯈꯠꯅꯔꯕ ꯑꯗꯨ ꯃꯣꯏꯅ ꯃꯄꯥꯝꯗ ꯄꯨꯔ ꯆꯠꯂꯒ ꯃꯄꯥꯝꯗꯒꯤ ꯋꯥꯀꯠꯁꯦ ꯊꯥꯡꯒꯠꯂꯛꯄꯅꯦꯕ ꯐꯨꯕꯗ ꯍꯦꯛꯇ ꯃꯁꯝ ꯃꯅꯥ ꯐꯣꯏꯗꯠꯇꯅ ꯈꯔ ꯃꯤꯗꯣ ꯈꯤꯇꯪ ꯌꯥꯝꯈ꯭ꯔꯦꯕ ꯃꯣꯏꯗꯀꯣ ꯑꯗꯨꯒ ꯈꯔ ꯌꯥꯝ ꯐꯨꯕꯤꯔꯝꯃꯦ ꯑꯗꯨꯒꯤ ꯁꯝꯒꯁꯦ ꯁꯨꯛ ꯌꯥꯝꯃꯦ ꯃꯣꯏꯅ ꯃꯄꯥꯝꯁꯤꯅ ꯈꯣꯝꯖꯤꯜꯂ ꯄꯣꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯆꯤꯡꯉꯨꯕꯗ ꯂꯣꯏ ꯐꯣꯏꯔ ꯊꯝꯃꯝꯕ ꯌꯥꯎꯔꯛꯄꯗꯣ ꯑꯗꯨꯒꯤ ꯐꯝꯅꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕꯅꯦ ꯑꯩꯈꯣꯏ ꯃꯧꯈꯩꯁꯦ ꯋꯥꯔꯤꯁꯦ ꯂꯤꯅꯩꯌꯦꯕꯀꯣ ꯃꯣꯏꯁꯦ ꯑꯗꯣ ꯑꯍꯥꯟꯕ ꯂꯥꯛꯄꯗꯩ ꯋꯥꯔꯤꯁꯦ ꯃꯥꯅ लिखꯠꯂꯛꯄ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯃꯧꯁꯤꯅ ꯈꯔ ꯑꯉꯥꯡꯅꯦꯕ ꯈꯔ ꯀꯣꯟꯅ ꯂꯥꯛꯄ ꯃꯥꯅ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯗ ꯃꯣꯏꯒ ꯀꯧꯅꯧꯅ ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯣꯏꯗꯤ ꯅꯪꯁꯦ ꯅꯨꯡꯁꯤꯗꯕꯅꯤ ꯑꯁꯤꯕꯨ ꯃꯁꯛ ꯑꯁꯤꯕꯨ ꯂꯧꯔꯛꯏꯁꯤꯕꯨ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯧꯔꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯒ ꯏꯆꯦꯁꯤꯒ ꯇꯤꯟꯅꯔꯦ ꯃꯣꯏ ꯍꯥꯟꯅ ꯀꯧꯅꯔꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯏꯆꯦꯁꯤꯒ ꯑꯩꯒ ꯇꯤꯟꯅꯔ ꯃꯣꯏꯅ ꯑꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯩꯅ ꯀꯩꯅꯣꯝ ꯉꯥꯡꯉꯁꯨ ꯃꯣꯏꯅ ꯈꯨꯝꯃꯛꯇ꯭ꯔꯦ ꯀꯩꯅꯣꯝ ꯍꯪꯉꯁꯨ ꯈꯨꯝꯃꯛꯇ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯈꯤꯕꯅꯤ ꯈꯣꯠꯈꯤꯕꯅꯤ ꯋꯥꯔꯤꯁꯦ ꯂꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯩ ꯋꯥꯔꯤꯁꯦ ꯂꯤꯅꯔꯤꯉꯩ ꯃꯔꯛꯁꯦ ꯃꯣꯏꯁꯦ ꯃꯆꯤꯟꯁꯦ ꯑꯁ ꯅꯪꯅ ꯍꯥꯟꯅ ꯑꯗꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯑꯗꯨ ꯄꯥꯎ ꯇꯝꯃꯝꯕ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯑꯉꯥꯡ ꯅꯪꯅ ꯑꯩꯈꯣꯏꯗ ꯃꯤ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯍꯦꯛ ꯎꯕꯒ ꯅꯪꯅ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯁꯨꯝ ꯊꯦꯡꯅꯕꯁꯦ ꯃꯣꯏꯒꯩꯀꯣ ꯑꯍꯝ ꯇꯧꯏ ꯅꯠꯇ꯭ꯔꯥ ꯀꯥꯏꯅꯀꯣ
attitude ꯍꯣꯏ ꯎꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦꯅ ꯑꯗꯩ ꯑꯗꯨꯗꯤ ꯅꯣꯏꯅꯁꯨ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯔꯦꯗꯅ ꯍꯥꯏꯔꯛꯏꯗꯨꯗꯤ ꯀꯥꯏꯅ ꯇꯧꯋꯦꯗ ꯃꯧ ꯄꯥꯔꯇꯤ ꯑꯃꯅ ꯋꯥ ꯉꯥꯡꯕꯗꯅꯦꯀꯣ ꯃꯧ ꯄꯥꯔꯇꯤ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯨꯃꯥꯏꯅ ꯃꯈ꯭ꯋꯥꯡꯒꯁꯦ ꯃꯦꯠꯂꯒ ꯁꯛꯇꯥꯁꯤꯡꯁꯤꯒ ꯄꯩꯅꯒ ꯌꯦꯡꯅꯔꯒ ꯀꯣ ꯑꯉꯥꯡ ꯃꯆꯥ ꯈꯪꯅꯕꯗꯧꯅ ꯍꯣꯏ ꯃꯣꯏ ꯃꯁꯦꯟꯁꯦ ꯈꯨꯄꯨ ꯁꯣꯝꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯁꯣꯝꯒꯤ ꯒ꯭ꯔꯨꯞ ꯑꯃꯒꯁꯨ ꯂꯩꯅꯔꯤꯌꯦꯀꯣ ꯍꯣꯏ ꯑꯗꯩꯗꯤ ꯑꯃ ꯈꯤꯇꯪꯒ ꯅꯛꯁꯟꯅꯈꯤꯕꯁꯦ ꯄꯥꯔꯇꯤ ꯑꯃꯗꯨꯒ ꯈꯔ ꯆꯠꯊ꯭ꯔꯣ ꯑꯩꯈꯣꯏ ꯃꯤꯆꯪꯅꯤ ꯅꯣꯏ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯧꯗꯨꯅ ꯍꯥꯏꯌꯦ ꯃꯣꯏ ꯄꯥꯔꯇꯤꯅ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯂꯣꯏ ꯆꯠꯊꯣꯛ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯂꯩꯇꯦ ꯈꯪꯕꯩ ꯑꯩꯁꯨ ꯐꯨꯔꯝꯃꯤꯅꯤ ꯀꯥꯏꯅꯀꯣ ꯀꯝꯄ꯭ꯂꯦꯟꯗꯣ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯅꯣꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯗꯨꯒꯤ ꯑꯍꯟꯁꯤꯡꯅ ꯀꯩꯁꯤꯡꯅ ꯃꯣꯏꯁꯨ ꯂꯣꯏ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦꯅ ꯑꯍꯟꯈꯩꯅꯒ ꯍꯥꯏꯌꯦꯕ ꯑꯗꯒꯤꯗꯤ ꯃꯣꯏꯁꯤ ꯉꯥꯏꯍꯥꯛ ꯀꯥꯟꯗ ꯇꯣꯏꯅ ꯈꯟꯅꯕꯁꯨ ꯑꯣꯏꯔꯕ ꯑꯗ ꯃꯧꯁꯨ ꯌꯥꯝ ꯈꯜꯂꯝꯃꯤꯅ ꯑꯩꯈꯣꯏꯅꯁꯨ ꯋꯥꯔꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯃꯥꯒꯤ ꯃꯣꯏꯁꯦ ꯈꯨꯄꯨ ꯇꯤꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯇꯧꯗꯅ ꯑꯍꯟꯈꯩꯗꯨꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯒ ꯌꯥꯝ ꯐꯖꯅ ꯅꯣꯏ ꯐꯖꯅ ꯅꯨꯡꯁꯤꯅꯧ ꯈꯣꯠꯅꯧ ꯃꯇꯨꯡꯗꯤ ꯀꯧꯅꯗꯕ ꯄꯥꯔꯇꯤ ꯅꯥꯏꯅꯕ ꯁꯨꯝꯕꯁꯦ ꯇꯧꯅꯨ ꯈꯣꯠꯅꯨꯅꯒꯗꯤ ꯌꯥꯝ ꯐꯖꯅ ꯇꯧꯔꯒ ꯑꯄꯦꯟꯗ ꯑꯗꯩ ꯃꯈꯥ ꯇꯥꯕꯈꯩꯅ ꯃꯊꯛ ꯊꯪꯕ ꯃꯧꯈꯩꯗ ꯐꯖꯅ ꯕꯦꯕꯥꯔ ꯇꯧ ꯑꯗꯩ ꯃꯊꯛ ꯊꯪꯕ ꯃꯧꯈꯩꯅꯁꯨ ꯃꯈꯥ ꯇꯥꯕꯗ ꯅꯨꯡꯁꯤꯕꯤꯌꯨ ꯋꯥꯊꯤ ꯋꯥꯀꯥꯏ ꯃꯥꯅ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯧꯅꯒꯅꯨ ꯅꯣꯏꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅꯗꯤ ꯍꯥꯏꯈꯤꯕꯀꯣ ꯑꯗꯨꯏꯁꯨ ꯃꯣꯏꯒꯤ ꯃꯑꯣꯡꯗꯣꯀꯣ ꯃꯤꯠꯆꯤꯌꯣ ꯃꯤꯔꯥꯡꯉꯣ ꯃꯃꯤꯠ ꯐꯩꯅꯔꯣ ꯒ꯭ꯔꯨꯞ ꯁꯦꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯣ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯈꯤꯕ ꯑꯗꯨꯒꯤꯗꯨꯃ ꯍꯣꯏ ꯑꯗꯨꯗꯤ ꯃꯣꯏ ꯀꯝꯄ꯭ꯂꯦꯟꯗꯨꯁꯨ ꯃꯈꯜ ꯑꯃꯅꯤ ꯃꯣꯏꯕꯨꯗꯤ ꯁꯥꯎꯅꯔꯤꯕ ꯑꯩꯈꯣꯏꯅꯗꯤ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕ ꯑꯃꯗꯤ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯈꯤꯇꯪꯗꯤ ꯎꯏꯕꯁꯦ ꯎꯏꯔꯔꯣꯏ ꯑꯩ ꯈꯪꯉꯦ ꯈꯤꯇꯪ ꯃꯤꯠ ꯁꯤꯡꯗꯣꯛꯈ꯭ꯔꯦ ꯈꯤꯇꯪ ꯁꯤꯡꯉꯦ ꯅꯣꯛꯄꯁꯤꯗ ꯑꯗꯩꯗꯤ ꯃꯊꯪꯒꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤ ꯀꯦꯁꯁꯦ ꯁꯤꯒꯤ ꯀꯦꯁꯁꯦ ꯑꯩꯁꯦ ꯉꯛꯑꯦ ꯅꯨꯄꯥꯁꯤ ꯑꯥꯔꯃꯤꯅꯦꯕꯀꯣ ꯃꯣꯏ ꯑꯅꯤꯁꯤ ꯆꯍꯤ 3 ꯅꯨꯡꯁꯤꯅꯔꯒ ꯂꯧꯅꯔꯛꯄꯅꯦ ꯑꯗꯨꯝ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯩ ꯍꯧꯅ ꯃꯣꯏꯁꯦ ꯈꯨꯜ ꯑꯃꯅꯦ ꯈꯨꯜ ꯑꯃꯃꯝ ꯍꯥꯏꯁꯦ ꯈꯨꯜ ꯑꯃꯒꯤ ꯂꯣꯏꯔꯛꯄꯒ ꯈꯨꯜ ꯑꯃꯒꯤ ꯍꯧꯔꯛꯄꯒ ꯇꯥꯏꯅꯕꯗꯣ ꯑꯗꯨꯗꯤ ꯑꯣꯏꯕ ꯅꯛꯅꯕ ꯈꯨꯟꯗꯤ ꯇꯣꯉꯥꯟꯅꯕ ꯑꯗꯨꯒ ꯃꯥꯁꯦ ꯑꯗꯨꯝ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯩꯅꯦ ꯈꯔ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯃꯤ ꯈꯠꯅꯍꯧꯔꯦꯌꯦ ꯊꯥꯕꯜ ꯆꯣꯡꯗ ꯃꯤ ꯐꯨꯅꯍꯧꯋꯦꯌꯦ ꯖ꯭ꯋꯥꯔ ꯁꯥꯟꯅꯍꯧꯋꯦꯌꯦ ꯉꯥꯎꯁꯟꯅꯕ ꯐꯩꯖꯅꯕꯁꯦ ꯌꯨ ꯊꯍꯧꯋꯦꯌꯦ ꯆꯥꯛꯆꯥꯅꯍꯧꯋꯦꯌꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯔ ꯇꯥꯏ ꯈꯔ ꯑꯗꯨꯝ ꯆꯣꯡꯒꯥꯡ ꯑꯣꯏꯔꯒ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯂꯥꯛꯑꯦ ꯑꯗ ꯃꯥꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯔꯨꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯅꯤ나 ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯣꯠꯅꯨ ꯑꯗꯨꯗꯣ ꯍꯥꯏꯔꯒ ꯇꯧꯔꯣꯏ ꯈꯣꯠꯂꯣꯏ ꯑꯗꯨꯗꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯛꯈꯤꯕꯅꯦꯕ ꯑꯗꯩ ꯃꯥꯅ ꯑꯗꯨꯝ ꯊꯕꯛꯁꯦ ꯆꯦꯟꯒꯦ ꯑꯩ ꯑꯗꯨ ꯇ꯭ꯔꯥꯏ ꯇꯧꯔꯨꯒꯦꯅ ꯆꯠꯄꯁꯤ ꯅꯨꯄꯤꯁꯤꯅꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯩꯁꯥ ꯅꯨꯡꯁꯥꯒ ꯄꯨꯊꯣꯛꯑꯒ ꯃꯥꯏ ꯑꯔꯩꯕ ꯐꯅꯦꯛ ꯃꯔꯨꯞꯀ ꯌꯥꯎꯖꯔ ꯃꯥꯏ ꯐꯅꯦꯛ ꯃꯔꯨꯞꯀ ꯐꯥꯎꯕꯒꯤ ꯄꯩꯁꯥꯁꯤ ꯐꯅꯦꯛꯇꯣ ꯂꯣꯏ ꯌꯣꯟꯊꯣꯛꯑꯒꯅꯦ ꯑꯩꯈꯣꯏ ꯃꯣꯔꯤꯗꯨꯗ ꯃꯊꯪꯒꯤ ꯐꯥꯎꯕ ꯃꯤꯒꯤ ꯐꯅꯦꯛ ꯂꯩꯒꯗꯕꯁꯦ ꯂꯩꯔꯨꯔꯅꯨ ꯈꯔ ꯇꯥꯊꯣꯛꯑꯒꯦ ꯑꯩꯒꯤꯁꯦ ꯑꯣꯏꯅ ꯂꯧꯔꯒ ꯌꯣꯟꯊꯣꯛꯑ ꯄꯩꯁꯥꯒꯁꯦ ꯄꯤꯖꯕ ꯈꯤꯇꯪ ꯃꯥꯅ ꯐꯤ ꯅꯨꯡꯒ ꯁꯥꯖꯔꯒ ꯁꯅꯥ ꯁꯪꯒꯥꯏ ꯑꯃ ꯀꯩꯝ ꯁꯤꯖꯕꯒꯁꯦ ꯀꯥꯏꯊꯣꯛꯑ ꯁꯨꯝ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯅꯨꯡꯁꯤꯖꯕꯅꯤꯅꯀꯣ ꯍꯣꯏ 3 ꯆꯦꯟꯕ ꯀꯥꯟꯗ ꯃꯥꯁꯦ ꯌꯥꯎꯔꯛꯇꯅ ꯈꯟꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯗꯩꯗꯤ ꯈꯜꯂ ꯃꯇꯨꯡ ꯃꯥꯁꯦ ꯀꯩꯅꯣ ꯇ꯭ꯔꯦꯅꯤꯡꯒ ꯂꯣꯏꯔꯒ ꯊꯕꯛ ꯄꯨꯕ ꯍꯧꯔꯀꯥꯟꯗ ꯃꯥꯁꯤ ꯆꯦꯜꯂꯦ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯁꯤ ꯑꯗꯨꯝ ꯂꯨꯍꯣꯡꯉꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯌꯥꯝ ꯉꯛꯀꯦꯗ ꯅꯨꯄꯤꯁꯤꯗꯤ ꯃꯅꯦꯝ ꯃꯀꯨ ꯂꯩ ꯃꯣꯏ ꯄꯨꯂꯞ ꯄꯨꯜꯂꯤ ꯑꯗꯣ ꯃꯧꯁꯤ ꯃꯥ ꯃꯊꯟꯗꯅꯤ ꯃꯥꯁꯤꯅ ꯃꯅꯦꯝ ꯃꯀꯨꯒ ꯊꯝꯃꯝꯃꯒ ꯅꯨꯄꯥꯁꯤ ꯊꯕꯛ ꯃꯐꯝ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯆꯠꯈꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤꯅꯦ ꯌꯥꯝ ꯊꯨꯅ ꯊꯕꯛ ꯇꯧꯕꯁꯤ ꯀꯨꯏꯗ꯭ꯔꯤꯗꯅ ꯀꯩꯁꯨꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯥ ꯍꯦꯟꯅ ꯅꯨꯄꯥꯗ ꯌꯥꯝ ꯐꯣꯟ ꯇꯧꯒꯟꯕ ꯈꯣꯠꯄ ꯅꯨꯄꯥꯗ ꯄꯥꯅꯕ ꯁꯦꯟꯅꯕ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯇꯦ ꯑꯗꯨꯝꯕꯁꯦ ꯀꯌꯥ ꯇꯧꯒꯟꯗꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯗꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯃꯅꯦꯝꯕꯣꯏꯒ ꯃꯣꯏ ꯇꯥꯟꯅꯔ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯁꯨꯗꯅ ꯑꯗꯨꯝ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯖꯩꯕ ꯐꯤ ꯅꯨꯡ ꯁꯥꯗꯅ ꯃꯅꯦꯝꯕꯣꯛꯀ ꯃꯣꯏ ꯑꯗꯨꯝ ꯐꯖꯅ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯦꯕꯀꯣ ꯁꯥꯙꯥꯔꯟ ꯑꯃꯗ ꯑꯗꯨꯝ ꯂꯩꯖꯕꯗꯣ ꯑꯗꯨꯒꯗꯤ ꯈꯔ ꯂꯩꯔꯒ ꯊꯕꯛ ꯇꯧꯕ ꯃꯥꯁꯦ ꯆꯍꯤ 2 ꯐꯥꯔꯛꯄꯩ ꯁ꯭ꯋꯥꯏꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯀꯣ ꯐꯣꯟꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯤꯗꯣ ꯑꯗꯨ ꯁꯥꯟꯅꯕꯗ ꯃꯣꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗ ꯇꯧꯔ ꯁꯥꯟꯅꯕꯗꯣ ꯑꯗꯨ ꯁꯥꯟꯅꯕꯗꯅ ꯄꯩꯁꯥ ꯃꯥꯁꯦ ꯌꯥꯝ ꯄꯨꯊꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇꯣꯂꯣꯞꯁꯦ ꯃꯥꯅ ꯑꯃꯨꯛꯅꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯂꯧꯈ꯭ꯔꯦꯕ ꯂꯣꯟꯁꯦ ꯑꯍꯥꯟꯕꯗ ꯂꯣꯟꯁꯦ ꯂꯧꯔꯒ ꯑꯃꯨꯛ ꯃꯥꯁꯦ ꯁꯥꯟꯅꯊꯣꯛꯈ꯭ꯔꯦꯕ ꯖ꯭ꯋꯥꯔꯁꯦꯀꯣ ꯑꯗꯩ ꯃꯣꯏꯒꯤ ꯑꯗꯨꯗ ꯊꯕꯛ ꯃꯐꯝꯗ ꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯅꯦ ꯁꯤꯐꯥꯏ ꯑꯣꯏꯃꯤꯟꯅꯕꯁꯤꯡꯁꯦ ꯃꯌꯥꯡ ꯃꯆꯥꯐꯥꯎ ꯌꯥꯎꯔꯦ ꯁꯤꯗꯒꯤꯅꯦ ꯑꯃꯗꯩ ꯃꯤ ꯈꯪꯍꯟꯗꯅ ꯑꯩ ꯌꯨꯝꯂꯣꯝꯒꯤꯅꯦ ꯑꯉꯥꯡ ꯀꯟꯅ ꯅꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯗꯣꯔꯛꯀꯅꯨ ꯏꯀꯥꯏꯒ ꯍꯥꯏꯔꯒ ꯁꯦꯟꯗꯣꯏꯗꯤ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯕ ꯑꯃꯗꯩ 50,000
ꯑꯗꯩ ꯂꯥꯛ ꯄꯨꯕ ꯃꯤꯗꯣ ꯆꯥꯡ ꯅꯥꯏꯔꯕꯅꯤꯅ ꯂꯥꯛ ꯑꯝꯇ ꯍꯥꯞꯄꯧ ꯅꯪ ꯍꯥꯏꯔꯗꯤ ꯄꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯕꯛ ꯃꯐꯝꯁꯤꯗ ꯑꯩꯁꯨ ꯄꯨꯕ ꯌꯥꯕꯁꯤ ꯄꯨꯕ ꯑꯗꯩ ꯂꯣꯟꯁꯨ ꯑꯃꯨꯛꯁꯨ ꯂꯧꯕ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥꯗꯤ ꯈꯒ ꯄꯨꯊꯔꯛꯄꯁꯤꯅꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯆꯍꯤ ꯊꯕꯛ ꯇꯧꯕ ꯆꯍꯤ 4 ꯁꯨꯔꯛꯄꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯁꯦ ꯊꯣꯛꯂꯛꯑꯦꯕ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯁꯦ ꯃꯥꯏ ꯅꯨꯄꯤꯗ ꯍꯥꯏꯔꯦꯕ ꯍꯟꯗꯛꯇꯤ ꯀꯩꯅꯣ ꯂꯧꯊꯣꯛꯑꯒꯦ ꯑꯩ ꯚꯂꯟꯇꯔ ꯔꯤꯇꯥꯌꯔꯃꯦꯟꯗꯣ ꯑꯗꯨ ꯂꯧꯊꯣꯛꯑꯒꯦ ꯑꯗꯨ ꯂꯧꯊꯣꯛꯑꯒꯦ ꯑꯗꯨꯒ ꯌꯨꯝꯗ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯂꯩꯔꯁꯤ ꯈꯣꯠꯂꯁꯤ ꯑꯗꯣ ꯑꯁꯤꯒꯤ ꯈꯔ ꯆꯪꯒꯅꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨꯅꯦ ꯌꯨꯝꯁꯤꯗꯁꯨ ꯃꯥꯁꯦ ꯑꯗꯨꯝ ꯑꯃꯗ ꯑꯃꯨꯛ ꯅꯨꯄꯤꯁꯦ ꯄꯩꯁꯥ ꯄꯨ ꯆꯠꯍꯟ ꯅꯣꯏꯅ ꯑꯄꯥꯝꯕ ꯈꯤꯇ ꯄꯤꯔꯛꯎ ꯂꯨꯄꯥ ꯂꯥꯛ 1-2 ꯆꯪꯅꯤꯒ ꯍꯥꯏꯔꯒ ꯑꯃꯗꯩ ꯑꯃꯨꯛ ꯄꯨꯍꯟ ꯑꯗꯩ ꯑꯩꯅ ꯏꯃꯥꯟꯅꯕꯗ ꯌꯥꯗ ꯄꯩꯁꯥ ꯈꯔ ꯁꯣꯛꯆꯜꯂꯨꯏ ꯑꯗꯨ ꯈꯛꯇ ꯁꯤꯡꯒꯤꯒꯦ ꯍꯥꯏꯔꯒ ꯁꯤꯡꯗꯕꯤꯗꯅꯦ ꯄꯨꯍꯜꯂꯛ ꯑꯃꯨꯛ ꯊꯥꯗꯣꯛꯄ ꯑꯗꯩ ꯃꯥꯁꯦ ꯊꯕꯛ ꯇꯧꯕꯅꯤꯅꯅꯦ ꯑꯃꯗꯩ ꯑꯃꯨꯛ ꯄꯨꯏ ꯑꯃꯗꯩ ꯑꯃꯨꯛ ꯄꯨꯏ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯀꯅꯥꯝꯇ ꯈꯪꯅꯕ ꯅꯠꯇꯦ ꯃꯥ ꯈꯛꯇ ꯈꯪꯖꯩꯅꯤꯗꯅ ꯑꯩꯁꯨ ꯌꯥꯝ ꯏꯀꯥꯏꯖꯩ ꯏꯖꯠ ꯑꯝꯗ ꯁꯨꯝ ꯊꯕꯛ ꯑꯃ ꯇꯧꯔ ꯂꯩꯕꯅꯤꯅ ꯑꯗꯣ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯤꯔꯛꯀꯅꯨ ꯈꯣꯠꯀꯅꯨꯒ ꯍꯥꯏꯔꯒꯅꯦ ꯄꯨꯔꯒ ꯁꯦꯟꯗꯣꯏꯁꯦ ꯑꯃꯨꯛ ꯍꯨꯟꯕ ꯃꯥꯅ ꯈꯔ ꯑꯃꯨꯛ ꯁꯥꯟꯅꯊꯣꯛꯄ ꯁꯦꯟꯗꯣꯏꯗꯤ ꯁꯣꯏꯗꯕꯅꯤꯅꯅꯦ ꯂꯥꯛ 2 ꯄꯨꯕꯁꯦ 3 ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯍꯥꯞꯄꯛꯄ ꯌꯨꯝꯗ ꯂꯩꯔꯀꯥꯟꯁꯤꯗꯁꯨ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯁꯦ ꯃꯥꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯃꯤ ꯑꯣꯏꯕꯅꯤꯅ ꯇꯣꯂꯣꯞꯇꯣ 60,000 ꯃꯨꯛ ꯆꯥꯔꯕꯅꯤꯅ ꯂꯣꯏꯅ ꯄꯤꯅꯔꯛꯑꯦꯕ ꯅꯨꯄꯤ ꯃꯄꯥꯝꯗꯩꯁꯨ ꯄꯨꯕ ꯌꯥ ꯄꯨꯁꯜꯂꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯁꯥꯒꯩꯒꯤ ꯅꯤꯉꯣꯜ ꯃꯌꯨꯝ ꯄꯥꯟꯕꯈꯩꯁꯦ ꯁꯤꯗꯁꯨ ꯆꯠꯇꯅꯅꯦ ꯄꯨꯍꯜꯂꯦ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯣꯏꯒꯤ ꯃꯅꯦ ꯃꯌꯨꯝ ꯄꯥꯟꯈꯤꯕꯁꯤꯡ ꯍꯦꯛ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯕ ꯃꯌꯥꯝꯁꯦ ꯄꯨꯔꯦꯕ ꯃꯥꯁꯦ ꯐꯖꯅꯀꯣ ꯈꯖꯤꯛꯇꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯗꯤ ꯌꯨꯝꯁꯤꯗꯁꯨ ꯃꯥꯁꯦ ꯌꯥꯝ ꯐꯣꯟꯁꯦ ꯁꯨꯡꯊꯥ ꯊꯥꯗꯕ ꯑꯍꯤꯡꯒꯁꯦ ꯇꯨꯝꯗꯕ ꯑꯗꯨꯒ ꯑꯌꯨꯛꯗꯤ ꯂꯣꯏꯅ ꯇꯨꯝꯊꯣꯛꯑꯒꯅꯦ ꯆꯥꯛ ꯆꯥꯊꯣꯛꯑꯦꯗꯅ ꯑꯃꯨꯛ ꯐꯣꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩꯗꯤ ꯄꯩꯁꯥꯁꯦ ꯂꯥꯁꯇꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯐꯝꯗꯩꯁꯨ ꯂꯥꯛꯑꯣꯅ ꯆꯦꯁꯦ ꯑꯗꯨꯝ ꯊꯥꯔꯛꯑꯦꯕ ꯃꯥ ꯆꯠꯇ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯄꯩꯁꯥ ꯊꯧꯕ ꯍꯧꯅꯔꯦꯕ ꯐꯣꯟꯁꯦ ꯇꯧꯔꯒꯀꯣ ꯑꯥꯗ ꯊꯕꯛ ꯇꯥꯃꯤꯟꯅꯕ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯡ ꯃꯆꯥ ꯄꯩꯁꯥ ꯄꯨꯕꯁꯤꯡꯁꯦ ꯃꯊꯪ ꯇꯧꯅꯔꯦ ꯃꯥꯁꯤꯅ ꯆꯪꯗ꯭ꯔꯦ ꯊꯥ 6-7 ꯁꯨꯖꯜꯂꯛꯑꯦꯕ ꯆꯪꯗꯕ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯣꯏ ꯑꯥꯗꯁꯨ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯁꯦ ꯂꯣꯏ ꯄꯥꯎ ꯐꯥꯎꯅꯔꯦ ꯑꯩꯉꯣꯟꯗ ꯂꯥꯛ 1 ꯄꯨꯒꯦ ꯑꯩꯉꯣꯟꯗ 2 ꯄꯨꯒꯦ ꯑꯃꯅ 50,000 ꯄꯨꯒꯦꯅ ꯇꯧꯗꯅ ꯄꯥꯟꯅꯔꯨꯕꯗꯗꯤ ꯂꯥꯛ 35 ꯃꯨꯛꯁꯤꯁꯨ ꯑꯥꯗꯩ ꯄꯨꯔꯒ ꯂꯩꯔꯦꯕ ꯑꯃꯗꯁꯨ ꯃꯥꯒꯤ ꯇꯣꯂꯣꯞꯁꯤꯗꯤ ꯑꯃꯨꯛ ꯊꯕꯛꯁꯤꯁꯨ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯀꯛꯏꯕ ꯃꯥꯒꯤ ꯂꯣꯟꯒꯤ ꯄꯩꯁꯥꯁꯨ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯉꯣꯟꯗ ATM ꯁꯨ ꯕꯟꯗꯣꯛ ꯊꯝꯗꯣꯛꯄꯤꯅꯦꯕ ꯃꯥꯅ ꯃꯥꯒꯤ ꯆꯦ ꯆꯥꯡ ꯊꯕꯛꯀꯤ ꯁꯥꯔꯚꯤꯁ ꯕꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯀꯔꯤꯝꯐꯥꯎ ꯃꯔꯨꯝꯐꯥꯎ ꯂꯦꯝꯗ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯁꯣꯝꯗꯁꯨ ꯄꯨꯕ ꯌꯥꯕꯁꯦ ꯄꯨꯔꯦ ꯑꯃꯗꯩ 2 ꯑꯃꯗꯩ ꯂꯥꯛ 1-3 ꯄꯨꯕꯁꯤꯅ ꯁꯣꯝꯗꯁꯨ ꯂꯥꯛ 50 ꯃꯨꯛ ꯁꯨꯖꯜꯂꯛꯑꯕ ꯑꯗꯨꯀꯥꯟꯗꯗꯤ ꯄꯨꯐꯝꯁꯦ ꯂꯩꯔꯤꯈꯩꯗꯤ ꯈꯪꯅꯗꯕ ꯍꯟꯗꯛ ꯊꯥꯁꯤꯅ ꯃꯤ ꯑꯃꯗꯩ ꯂꯨꯄꯥ ꯂꯥꯛ ꯄꯨꯕꯁꯤꯅꯅꯦ ꯁꯦꯟꯗꯣꯏꯁꯦ ꯈꯔ ꯍꯨꯟꯗꯣꯛꯈ꯭ꯔꯅꯤꯗꯅ ꯑꯃꯨꯛꯀꯣ ꯑꯗꯩ ꯂꯥꯛ 10 ꯄꯨꯕꯗ ꯂꯨꯄꯥ 3 ꯀꯥꯕꯤꯗ ꯄꯨꯔꯗꯤ 3%ꯗꯗꯤ 50,000ꯅꯤꯗꯅ ꯂꯥꯛ 10 ꯃꯥꯅ ꯄꯨꯔꯦ ꯃꯤ ꯃꯌꯥꯝꯗꯩ 50,000 ꯍꯨꯟꯗꯣꯛꯈ꯭ꯔꯒ ꯑꯔꯦꯝꯕꯁꯤꯡꯁꯨ ꯑꯃꯨꯛ ꯁꯥꯟꯅꯊꯣꯛꯄ ꯑꯗꯩ ꯍꯟꯗꯛ ꯊꯥꯁꯤꯅ ꯑꯃꯗꯩ ꯂꯥꯛ 1.5 ꯄꯨꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯥꯝꯈꯠꯂꯛꯑꯕꯀꯣ ꯑꯗꯩ ꯃꯥꯅ ꯃꯌꯨꯝꯗ ꯊꯣꯛꯂꯛꯄꯁꯦ ꯆꯍꯤꯃꯨꯛ ꯐꯥꯖꯤꯜꯂꯛꯑꯦꯕ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯐꯣꯟꯗ ꯁꯥꯟꯅꯔꯝꯕꯗꯒꯤꯅꯦ ꯄꯩꯁꯥꯁꯦ ꯄꯨꯐꯝ ꯂꯩꯔꯛꯇ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯁꯥꯟꯅꯗ꯭ꯔꯦꯕꯀꯣ ꯄꯨꯐꯝ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯑꯅꯧꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏ ꯑꯗꯨꯒꯤ ꯂꯝꯁꯤꯗ ꯃꯣꯏ ꯖ꯭ꯋꯥꯔ ꯈꯦꯜ ꯐꯖꯅ ꯁꯥꯟꯅꯕ ꯃꯐꯝ ꯑꯃ ꯂꯩꯕ ꯑꯗꯨꯗ ꯆꯪꯉꯒ ꯑꯣꯏꯅ ꯃꯥꯁꯦ ꯁꯥꯟꯅꯕꯁꯦ ꯑꯃꯨꯛ ꯌꯥꯎꯈꯠꯂꯛꯑꯕ ꯑꯗꯨꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯏꯃꯨꯡꯒꯤ ꯐꯅꯦꯛ ꯐꯤꯔꯣꯟ ꯃꯥꯏ ꯅꯨꯄꯤꯒꯤ ꯀꯣꯜ ꯂꯤꯛ ꯄꯨꯔꯒꯅꯦ ꯐꯣꯟꯐꯧ ꯍꯦꯛ ꯃꯥꯏ ꯅꯨꯄꯤꯗꯩ ꯃꯨꯜꯂ ꯆꯠꯈ꯭ꯔꯒ ꯖ꯭ꯋꯥꯔꯗ ꯌꯣꯟꯊꯣꯛꯑ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯄꯦꯟꯗꯗꯅ ꯐꯣꯟꯗ ꯁꯥꯟꯅꯕ ꯖ꯭ꯋꯥꯔꯗ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯥꯡꯍꯟꯕꯁꯤꯗ ꯑꯃꯨꯛꯁꯨ ꯃꯌꯨꯝꯗꯁꯨ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯒ ꯑꯃꯨꯛꯁꯨ ꯃꯌꯨꯝꯒꯤ ꯑꯗꯥꯏꯗ ꯑꯃꯨꯛ ꯖ꯭ꯋꯥꯔ ꯁꯥꯟꯅꯈꯠꯂꯛꯑꯦꯗꯅ ꯑꯗꯩ ꯃꯌꯥꯡ ꯃꯆꯥꯅꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗꯅꯦ ꯑꯝꯇ ꯆꯠꯂꯨꯆꯣ ꯐꯣꯟ ꯄꯥꯏꯍꯜꯂꯛꯑꯣꯅ ꯐꯣꯟꯁꯦ ꯂꯥꯛꯑꯦꯃꯃꯥꯟꯅꯕꯁꯦ ꯊꯤꯔꯒ ꯃꯥꯁꯦꯀꯣ ꯃꯥꯅ ꯂꯣꯠꯂꯦꯕ ꯑꯗꯩꯗꯤ ꯏꯃꯨꯡꯗꯒ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯃꯦꯕ ꯋꯥꯁꯦꯀꯣ ꯑꯀꯟꯕꯤꯗꯒ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯄꯩꯁꯥꯁꯦ ꯐꯖꯅ ꯄꯨꯊꯔꯛꯑꯦꯁꯨ ꯈꯪꯅꯔꯦ ꯄꯩꯁꯥ ꯑꯅꯧꯕ ꯄꯨꯐꯝ ꯂꯩꯇ꯭ꯔꯦ ꯊꯧꯕ ꯂꯥꯛꯄ ꯍꯧꯅꯔꯛꯑꯦ ꯑꯅꯧꯕ ꯄꯨꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯥꯛ 50-60ꯒꯤ ꯁꯦꯟꯗꯣꯏꯁꯨ ꯍꯨꯟꯅꯕ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯄꯨꯔ ꯍꯨꯜꯂꯝꯕꯗꯣ ꯍꯨꯟꯅꯕ ꯄꯩꯁꯥ ꯑꯃꯨꯛ ꯂꯩꯇ꯭ꯔꯦꯕ ꯑꯗꯩ ꯄꯨꯐꯝꯁꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯁꯥꯁꯤꯅ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕ ꯑꯣꯖꯥ ꯁꯥꯟꯅ ꯆꯠꯈꯤꯕ ꯑꯍꯤꯡꯗ ꯍꯜꯂꯛꯇꯣꯏꯕ ꯉꯥꯛꯇꯪ ꯇꯨꯝꯃꯝꯃꯦꯗꯅ ꯅꯣꯡꯉꯥꯟꯕꯒ ꯆꯠꯈ꯭ꯔꯗꯕ ꯅꯣꯡꯉꯥꯟꯕꯒꯅ ꯁꯣꯝꯗꯅ ꯄꯩꯁꯥ ꯊꯧꯕꯁꯤꯅ ꯂꯥꯛꯄꯁꯤꯅ ꯍꯦꯛꯇ ꯂꯣꯏꯔꯕ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯈꯔ ꯉꯥꯡꯉꯨꯔꯦꯗꯅ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯄꯩꯁꯥ ꯑꯁꯨꯛ ꯌꯥꯝꯕꯕꯨ ꯀꯔꯥꯏꯗꯅꯣ ꯀꯃꯥꯏꯅ ꯄꯨꯔꯤꯅꯣ ꯍꯥꯏꯅ ꯑꯗꯩ ꯏꯄꯥꯝꯂꯣꯝꯒꯤꯁꯨ ꯍꯧꯖꯤꯛ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗꯩ ꯀꯀꯥ ꯍꯣꯏꯗꯩ ꯅꯪꯅ ꯄꯨꯕ ꯊꯧꯕꯅ ꯈꯥꯡ ꯉꯝꯗ꯭ꯔꯦ ꯅ ꯍꯥꯏꯔꯦꯗꯅ
ꯆꯠꯅꯤꯡꯉ ꯆꯠꯈꯣ ꯋꯥ ꯉꯥꯡꯒꯅꯨ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯌꯥꯕ ꯃꯤꯔ ꯑꯩꯁꯦ ꯑꯅ ꯍꯦꯛꯇ ꯃꯈꯧꯔꯤꯒꯁꯦ ꯃꯦꯠꯄꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯨꯄꯤꯁꯨ ꯄꯩꯁꯥꯗꯨ ꯐꯨꯔꯃꯤꯅ ꯃꯌꯥꯏꯗꯨꯅ. ꯀꯤꯔꯦꯗꯅ ꯑꯗꯩꯗꯤ ꯌꯨꯝꯗꯗꯤ ꯊꯧꯕ ꯂꯥꯛꯄꯁꯤ ꯃꯥꯒ ꯑꯗꯨꯝ ꯊꯦꯡꯅꯍꯧꯕ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯖꯥ ꯁꯥꯟꯅ ꯆꯠꯈꯤꯕꯀꯣ ꯑꯃꯅ ꯉꯥꯡꯉꯝꯃꯦ ꯃꯥꯅ ꯇꯥꯔꯦ ꯑꯃꯅ ꯆꯩꯔꯝꯃꯦ ꯃꯥꯅ ꯇꯥꯔꯦ ꯑꯗꯩꯗꯤ ꯃꯅꯦꯝꯕꯣꯛꯁꯤꯅ ꯅꯣꯡꯃꯁꯨ ꯆꯠꯂꯒ ꯖꯥ ꯁꯥꯟꯅꯕꯝꯗꯩ ꯐꯨꯔ ꯄꯣꯔꯛꯑꯦꯕ ꯅꯨꯄꯥꯁꯦꯀꯣ ꯑꯗꯨꯏꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯍꯦꯛꯇ ꯁꯥꯟꯅ ꯆꯠꯈꯤꯕ ꯃꯅꯦꯝꯕꯣꯏꯁꯨ ꯉꯝꯗ꯭ꯔꯦꯕ ꯍꯣꯏ ꯂꯩꯔꯤꯁꯤꯅ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜ ꯃꯆꯥ ꯌꯨꯝ ꯂꯩꯔꯒ ꯁꯨꯃꯥꯡ ꯃꯆꯥ ꯑꯃ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃꯈꯛ ꯌꯥꯎꯕ ꯃꯣꯏꯒꯤ ꯂꯝꯁꯦ ꯌꯥꯝꯁꯨ ꯄꯤꯛꯄ ꯄꯣꯏꯟ 4.5 ꯁꯨꯃꯥꯏꯅ ꯈꯛꯇꯁꯨ ꯑꯣꯏꯕ ꯍꯣꯏ ꯑꯗ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯝꯂꯣꯝꯗꯁꯨ ꯄꯩꯁꯥꯁꯦ ꯀꯟꯅ ꯊꯧꯖꯜꯂꯛꯑꯦ ꯅꯨꯄꯤꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯕ ꯃꯥꯒꯤ ꯃꯤꯈꯩꯗꯩ ꯄꯨꯔꯨꯕꯁꯦ ꯂꯥꯛ 10 ꯁꯨꯏꯕ ꯑꯗꯩ ꯃꯣꯏꯒꯤ ꯁꯥꯒꯩꯗꯨꯒꯤ ꯅꯤꯉꯣꯟꯈꯩ ꯂꯥꯛꯑ ꯊꯧꯖꯜꯂꯛꯑꯦ ꯃꯅꯦꯝ ꯑꯗꯣ ꯃꯌꯨꯝ ꯄꯥꯟꯕꯈꯩ ꯑꯗꯩꯗꯤ ꯑꯁ ꯃꯃꯥꯁꯨ ꯀꯞꯄꯦꯀꯣ ꯀꯔꯤꯅꯣ ꯊꯕꯛ ꯑꯝꯇꯪ ꯇꯧꯔꯦ ꯑꯩ ꯏꯆꯥꯁꯦꯅ ꯈꯜꯂꯨꯔꯒ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯎꯕ ꯃꯤ ꯈꯨꯗꯤꯡ ꯄꯩꯁꯥ ꯄꯨꯔꯝꯕꯅꯅꯦꯀꯣ ꯇꯧꯔꯦ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯁꯨ ꯃꯁꯤꯗꯤ ꯃꯣꯏꯁꯦ ꯈꯟꯅ ꯆꯩꯅꯕ ꯌꯨꯝꯗ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯑꯒ ꯌꯥꯝꯅ ꯈꯟꯅ ꯆꯩꯅꯕꯁꯦ ꯊꯣꯛꯑꯦ ꯑꯗꯩ ꯃꯥꯁꯨ ꯂꯩꯕ ꯉꯝꯗ꯭ꯔꯦꯕ ꯌꯨꯝꯗꯨꯗ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯅꯨꯄꯥꯁꯤ나 ꯐꯨꯖꯜꯂꯛꯄ ꯍꯦꯛꯇ ꯅꯪ ꯉꯝꯅꯕ ꯈꯨꯝꯒꯣ ꯉꯝꯅꯕ ꯉꯥꯡꯅꯒꯣꯅ ꯑꯗꯩꯗꯤ ꯖ꯭ꯋꯥ ꯁꯥꯟꯅꯕꯁꯨ ꯑꯃꯨꯛꯁꯨ ꯂꯦꯞꯇꯕ ꯂꯦꯞꯄꯣꯏꯗꯤ ꯑꯃꯨꯛꯁꯨ ꯐꯕꯀꯣ ꯍꯣꯏ ꯑꯗꯩ ꯍꯥꯏꯔꯨꯔꯦ ꯍꯦꯛꯇ ꯐꯨꯖꯜꯂꯛꯄꯤ ꯃꯈꯧꯔꯤ ꯃꯦꯠꯄꯤ ꯑꯍꯤꯡ ꯇꯥꯏꯕꯝ ꯑꯍꯤꯡꯁꯤꯗ ꯃꯇꯩ ꯃꯅꯥꯎꯈꯛꯀꯣ ꯇꯨꯝꯕꯁꯤꯗ ꯑꯗꯩ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯑꯃꯨꯛꯇꯪ ꯃꯣꯏ ꯃꯄꯥꯝꯂꯣꯝꯒꯤ ꯃꯈꯨꯔꯥ ꯍꯣꯏ ꯂꯥꯛꯑꯒ ꯑꯊꯦꯡꯕꯗ ꯆꯪꯉꯛꯑꯒ ꯅꯨꯄꯥꯁꯦ ꯂꯩꯔꯤꯉꯩꯗ ꯀꯧꯊꯣꯛꯑꯒ ꯁꯨꯃꯥꯡꯗ ꯁꯥꯟꯅꯕꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2 ꯇꯥꯔꯦ ꯃꯣꯏ ꯂꯥꯛꯏꯁꯤꯅ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯂꯥꯛꯑꯦꯕ ꯃꯣꯏꯗꯤ ꯂꯨꯝꯃꯒ ꯅꯨꯄꯥꯁꯦ ꯆꯪꯈ꯭ꯔꯦ ꯍꯥꯏꯀꯥꯟ ꯂꯥꯛꯄ ꯑꯗꯨꯒꯤ ꯉꯥꯡꯕ ꯌꯥꯕ ꯃꯣꯏ ꯁꯥꯒꯩꯁꯦ ꯉꯥꯡꯉꯝꯃꯦ ꯃꯇꯝ ꯊꯥꯔꯝꯃꯦ ꯄꯩꯁꯥꯁꯦ ꯑꯗꯨꯒ ꯆꯠꯈꯤꯕ ꯁꯤꯗ ꯄꯤꯒꯗꯕꯅꯦ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯑꯄꯨꯟꯕ ꯄꯩꯁꯥꯁꯦꯅꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯃꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯁ ꯅꯣꯏ ꯅꯈꯨꯔꯥ ꯅꯗꯣꯝꯆꯥꯁꯦ ꯁꯤꯗꯒ ꯂꯥꯛꯑ ꯄꯩꯁꯥꯒ ꯊꯧꯗꯅ ꯑꯗꯨꯒ ꯑꯍꯤꯡꯁꯤꯗ ꯃꯤ ꯃꯌꯨꯝꯗ ꯎꯁꯤꯠꯇꯦꯅꯦ ꯃꯤ ꯃꯆꯥ ꯅꯤꯉꯣꯟꯁꯦ ꯋꯥꯔꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯄꯩꯁꯥꯒ ꯊꯧ ꯂꯥꯛꯇꯅ ꯑꯩꯅ ꯄꯤꯔꯗꯤ ꯃꯣꯏ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯀꯅꯥ ꯍꯥꯠꯄ ꯌꯥꯎꯅꯈ꯭ꯔꯦ ꯃꯤ ꯄꯩꯁꯥ ꯁꯤꯡꯉꯝꯗꯕꯩ ꯃꯤ ꯀꯌꯥ ꯍꯥꯠꯅꯈ꯭ꯔꯒꯦ ꯀꯥꯅ ꯖꯦꯟꯗ ꯀꯅꯥ ꯌꯥꯝ ꯂꯩꯒꯦ ꯀꯣꯝꯅ, ꯍꯣꯏ. ꯑꯗꯨꯃꯥꯏꯅꯒ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯕ ꯅꯠꯇꯦꯗꯅ ꯁꯤꯡꯉꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯉꯝꯃꯒ ꯁꯤꯡꯒꯦ ꯍꯥꯏꯕꯅꯤꯗꯅ ꯁꯤꯅꯦꯕ ꯄꯩꯁꯥ ꯀꯩꯅꯣꯅ ꯄꯩꯁꯥ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡꯁꯤꯅ ꯍꯦꯛ ꯍꯥꯏꯔꯤꯕ ꯍꯣꯏ ꯗꯥꯏꯂꯣꯛꯁꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯗꯨꯒꯤꯁꯤꯗ ꯌꯥꯝ ꯊꯤꯅ ꯃꯣꯏ ꯑꯅꯤꯁꯦ ꯈꯠꯅꯩꯌꯦꯕ ꯅꯣꯏ ꯅꯄꯥꯝ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯈꯣꯠꯄꯅ ꯑꯗꯩ ꯅꯪꯅ ꯄꯨꯁꯜꯂꯨꯔꯦ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯊꯤꯅ ꯉꯥꯡꯉꯦ ꯑꯩꯁꯨ ꯁꯥꯒꯩꯗꯨꯗ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯅꯕꯁꯦ ꯈꯔ ꯐꯨꯔꯦ ꯑꯗꯨꯗꯩ ꯃꯥꯁꯦ ꯐꯨꯕꯁꯤꯗ ꯑꯍꯤꯡ ꯍꯧꯒꯠꯂ ꯆꯦꯜꯂꯛꯄꯅꯦꯕ ꯃꯆꯥꯁꯦ ꯄꯨꯔꯒ ꯑꯗꯨꯒ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯋꯥꯔꯤꯁꯦ ꯃꯥꯒꯤ ꯀꯦꯁꯁꯦ ꯊꯥꯡꯒꯠꯂꯒ ꯃꯣꯏꯒꯤ ꯃꯇꯝꯁꯦ ꯃꯥꯅ ꯑꯃꯨꯛ ꯃꯄꯥꯝꯗ ꯊꯥ 5 ꯂꯩꯔꯦ ꯑꯗꯩ ꯑꯁꯣꯝꯗꯗꯤ ꯄꯩꯁꯥ ꯊꯧꯕ ꯃꯌꯥꯝꯅ ꯈꯥꯡ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯁꯣꯝꯒꯤꯁꯨ ꯃꯗꯣꯝꯆꯥ ꯃꯄꯤ ꯍꯣꯏꯒꯤ ꯃꯌꯥꯝꯗꯨꯗꯤ ꯃꯉꯣꯟꯗ ꯊꯧꯔꯦꯕ ꯃꯥ ꯃꯄꯥꯝꯗ ꯂꯥꯛꯑꯕꯅꯤꯅ ꯃꯥꯁꯦ ꯉꯥꯎꯔꯦꯕ ꯋꯥꯈꯜꯅꯀꯣ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯣ ꯆꯥꯛ ꯈꯔ ꯊꯣꯡꯉ ꯆꯥꯔꯒ ꯑꯉꯥꯡ ꯈꯔ ꯇꯧꯔ ꯂꯩꯕ ꯅꯨꯄꯤꯗꯨꯅ ꯀꯗꯥꯏꯗꯒꯤ ꯁꯤꯡꯗꯣꯏꯅꯣꯕ ꯑꯗꯨꯅ ꯃꯣꯏꯗꯣ ꯀꯩꯀꯩ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯗꯅ ꯍꯤꯡꯒꯣꯜꯁꯨ ꯃꯆꯦꯠ ꯑꯗꯨꯝꯈꯛ ꯂꯩꯕ ꯑꯗꯨꯒ ꯀꯩ ꯇꯧꯕ ꯌꯥꯒꯗꯒꯦꯅ ꯃꯣꯏꯁꯨ ꯇꯥꯟꯅꯕ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯩꯗ ꯃꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯕ ꯄꯩꯁꯥꯁꯤꯡꯗꯨꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯈꯩ ꯃꯥꯒ ꯄꯣꯛꯃꯤꯟꯅꯕꯗꯨꯅ ꯏꯀꯥꯏ ꯑꯩꯈꯣꯏ ꯃꯣꯏ ꯂꯧ ꯑꯃ ꯂꯩꯕꯖꯥꯠꯅꯦ ꯑꯗꯨ ꯌꯣꯜꯂ ꯁꯤꯡꯈ꯭ꯔꯁꯦꯅ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯆꯦꯟꯅꯕꯖꯥꯠꯅꯦꯕ ꯑꯗ ꯃꯥꯗꯣ ꯑꯗꯨꯃꯥꯏꯅ ꯀꯦꯁꯇꯣ ꯃꯥꯅ ꯋꯥꯔꯤꯁꯦ ꯇꯥꯟꯅꯕ ꯂꯥꯛꯑꯝꯃꯦꯕ ꯍꯣꯏ ꯑꯗꯨꯒ ꯃꯥꯁꯦ ꯁꯥꯟꯇꯤ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯖꯔꯒꯦ ꯏꯆꯥ ꯌꯣꯛꯑꯒ ꯐꯤ ꯅꯨꯡ ꯁꯥꯖꯔꯒ ꯑꯩꯅ ꯑꯗ ꯃꯥꯅ ꯂꯩꯔꯝꯕꯁꯤꯗ ꯑꯩꯅ ꯉꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯅ ꯃꯥꯡꯍꯟꯕꯗꯣ ꯃꯥꯅꯦ ꯃꯁꯥꯗꯣ ꯑꯥꯔꯃꯤꯁꯨ ꯑꯣꯏꯖꯔꯤꯕ ꯊꯕꯛ ꯑꯃ ꯇꯧꯖꯔꯕ ꯐꯖꯅ ꯑꯗꯨꯝ ꯍꯤꯡꯕ ꯌꯥꯔꯕꯅꯦꯕ ꯃꯥꯅꯦ ꯑꯗꯣ ꯃꯁꯥꯗꯣ ꯃꯥꯡꯍꯟꯖꯔꯦ ꯑꯎꯕ ꯃꯤ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯄꯨꯔꯦ ꯊꯕꯛ ꯃꯐꯝꯗꯩꯁꯨ ꯂꯩ ꯌꯥꯗꯗꯅ ꯊꯣꯛꯂꯛꯑꯦ ꯍꯣꯏ ꯑꯗꯩ ꯂꯣꯟ ꯂꯧꯊꯣꯛꯑꯦ ꯑꯗꯩ ꯑꯃꯨꯛꯁꯨ ꯑꯔꯦꯝꯕ ꯄꯩꯁꯥ ꯈꯔꯗꯨ ꯊꯥꯒꯤ ꯇꯣꯂꯣꯞ ꯈꯔꯗꯤ ꯂꯣꯟꯒꯤ ꯈꯔ ꯂꯦꯝꯒꯗꯕꯗꯨꯁꯨ ꯑꯃꯨꯛꯁꯨ ꯄꯨꯁꯜꯂꯦ ꯁꯥꯔꯚꯤꯁ ꯊꯝꯃꯒ ꯁꯤꯗꯁꯨ ꯑꯃꯨꯛ ꯑꯥꯗ ꯄꯨꯕꯗꯩ ꯍꯦꯟꯗꯅ ꯁꯤꯗꯁꯨ ꯂꯥꯛ ꯑꯃꯨꯛ ꯄꯨꯔꯦ ꯄꯨꯕ ꯌꯥꯕ ꯄꯨꯔꯒ ꯆꯍꯤꯃꯨꯛꯁꯦ ꯑꯃꯗꯩ ꯑꯃꯨꯛ ꯄꯨꯔꯒ ꯑꯃꯗ ꯑꯃꯨꯛ ꯁꯦꯟꯗꯣꯏ ꯍꯨꯟ ꯈꯔ ꯑꯃ ꯖꯥꯔꯗ ꯁꯥꯟꯅ ꯇꯧꯔꯒ ꯄꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯤꯟꯅ ꯃꯀꯨ ꯍꯨꯏꯌꯦꯅ ꯍꯣꯏ ꯂꯣꯏ ꯈꯪꯅꯔꯛꯑꯦ ꯀꯅꯥꯗꯩ ꯄꯨꯏ ꯇꯣꯝꯕꯗꯩꯅ ꯂꯥꯛꯑꯅꯤ ꯆꯥꯎꯕꯗꯩꯅ ꯂꯥꯛ 6ꯅ ꯂꯣꯏ ꯈꯪꯅꯔꯛꯑꯦꯀꯣ ꯑꯗꯨꯒꯗꯤ ꯊꯕꯛꯁꯨ ꯆꯠꯂꯨ ꯌꯥꯗ꯭ꯔꯦ ꯃꯥꯡꯉꯦ ꯃꯁꯥꯗꯣ ꯌꯦꯡꯉꯨ ꯑꯗꯨ ꯏꯃꯨꯡꯗꯨꯃ ꯀꯥꯏꯔꯛꯑꯦ ꯑꯗꯣ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯇꯧꯕ ꯑꯣꯏꯔꯗꯤ ꯌꯦꯡꯉꯨ ꯂꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯥꯅꯦ ꯑꯗꯨ ꯏꯄꯥꯝꯂꯣꯝꯗꯩꯒꯅꯦ ꯄꯩꯁꯥ ꯄꯨꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯏꯌꯦꯕ ꯁꯤꯁꯦ ꯃꯥꯅꯦ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯏꯄꯥꯝꯂꯣꯝꯒꯤ ꯄꯩꯁꯥꯁꯦ ꯁꯤ ꯅꯣꯏ ꯅꯄꯥꯝꯅ ꯑꯗꯨ ꯍꯥꯏꯕꯅ ꯇꯧꯋꯦꯕ ꯑꯗꯩ ꯍꯧꯖꯤꯛꯁꯤꯗꯅꯦ ꯄꯩꯁꯥ ꯁꯦꯡꯒꯪ ꯑꯣꯏꯅ ꯄꯩꯁꯥ ꯊꯥꯗꯣꯛꯏꯕ ꯃꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯪꯕ ꯑꯣꯏꯔꯦ ꯃꯥꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯪꯕ ꯑꯣꯏꯔꯦ ꯃꯤꯉꯣꯟꯗ ꯑꯩꯅ ꯄꯩꯁꯥꯁꯦ ꯄꯨꯅꯕꯒꯤ ꯁꯦꯅ ꯄꯤꯈꯤꯕ ꯅꯨꯃꯤꯠꯁꯦ ꯅꯪꯒꯤ ꯑꯣꯏꯖꯔꯣꯅ ꯄꯤꯈ꯭ꯔꯕꯅꯦꯕ ꯄꯩꯁꯥꯗꯣ ꯑꯗꯩ ꯍꯌꯦꯡꯉꯥꯏ ꯊꯧꯅꯔꯀꯥꯟꯗꯗꯤ ꯁꯦꯟꯗꯣꯏ ꯑꯗꯨ ꯍꯨꯜꯂꯤꯃꯤ ꯁꯦꯟꯗꯣꯏꯗꯅ ꯇꯤꯟꯁꯤꯟꯕꯗ ꯁꯦꯂꯦꯞ ꯍꯦꯜꯂꯄꯣꯠꯅꯦ ꯂꯧꯗ꯭ꯔꯁꯨ ꯌꯥꯔꯕꯅꯦ ꯍꯦꯛꯇ ꯍꯥꯏꯕ ꯃꯥꯅꯦ ꯑꯗꯨꯗꯤ ꯃꯥꯅꯦ ꯎꯄꯨ ꯃꯅꯨꯡ ꯑꯃꯗ ꯊꯝꯖꯤꯜꯂꯒ
ꯃꯤꯉꯣꯟꯗꯩ ꯑꯃꯨꯛ ꯊꯧꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯄꯩꯁꯥꯗꯣ ꯂꯧꯊꯣꯛ ꯁꯤꯖꯤꯟꯅꯕꯅ ꯐꯠꯇ꯭ꯔꯥ ꯃꯥꯅꯤ ꯃꯥꯅꯤ ꯈꯤꯇꯪ ꯆꯥꯎꯊꯣꯛꯅꯕ ꯈꯣꯠꯅꯕ ꯑꯗꯨꯒꯤ ꯃꯊꯣꯏꯗꯨꯅ ꯂꯥꯛꯑꯒ ꯊꯥꯎ ꯍꯨꯟꯅꯕ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯤꯇꯪ ꯆꯥꯎꯈꯠꯅꯕꯅ ꯇꯧꯅꯩ ꯉꯥꯛꯇꯅꯦ ꯑꯍꯦꯟꯕ ꯍꯦꯛꯇ ꯀꯔꯣꯔ ꯄꯥꯏꯕ ꯃꯤꯅ ꯊꯥꯗꯣꯛꯄꯒꯤ ꯋꯥ ꯅꯠꯇꯦꯕꯀꯣ ꯍꯣꯏ ꯃꯔꯨꯞꯁꯨ ꯐꯪꯉꯦ ꯁꯤꯃ ꯊꯥꯗꯣꯛꯑ ꯁꯦꯟꯗꯣꯏꯗꯨꯅ ꯑꯩ ꯃꯔꯨꯞꯁꯨ ꯌꯥꯎꯒꯦ ꯑꯗꯩꯗꯤ ꯃꯇꯝ ꯈꯔ ꯀꯩꯅꯣ ꯇꯧꯔ ꯌꯨꯝꯁꯦ ꯁꯥꯒꯦ ꯈꯔ ꯒꯥꯏꯅ ꯃꯥꯒꯤ ꯑꯁꯥ ꯑꯝꯗ ꯊꯥꯗꯣꯛꯅꯔꯤꯅꯦꯕ ꯄꯩꯁꯥꯗꯣ ꯍꯣꯏ ꯑꯗꯣ ꯃꯥꯅꯤ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯄꯨꯔꯤꯕꯁꯤꯡꯁꯤꯅ ꯃꯐꯝ ꯆꯥꯅ ꯐꯖꯅ ꯁꯤꯖꯤꯟꯅꯗꯕ ꯃꯤꯒꯤ ꯄꯩꯁꯥꯁꯦ ꯁꯦꯟꯗꯣꯏ ꯍꯨꯟꯗꯣꯏꯅꯤ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯁꯦꯟꯗꯣꯏ ꯂꯥꯛꯑꯒ ꯍꯨꯟꯅꯤ ꯑꯗꯣ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯁꯤꯡꯅꯤ ꯑꯗꯨꯗꯤ ꯃꯤꯒꯤ ꯄꯩꯁꯥꯁꯦ ꯑꯩꯅ ꯃꯔꯝ ꯆꯥꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯃꯨꯛ ꯁꯤꯡꯒꯗꯕ ꯄꯩꯁꯥꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯑꯦ ꯃꯥꯅꯤ ꯃꯥꯅꯤ ꯃꯈꯨꯠꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯄꯩꯁꯥ ꯄꯥꯏꯈꯤꯕꯗꯩ ꯑꯗꯨꯝ ꯀꯥꯎꯔꯦ ꯑꯗꯣ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯄꯩꯁꯥ ꯄꯨꯕ ꯉꯝꯕ ꯑꯗꯣ ꯇꯣꯂꯣꯞ ꯆꯥꯏꯅ ꯊꯥꯖꯅꯗꯅ ꯁꯦꯟꯇ꯭ꯔꯦꯜꯒꯤꯅꯦꯅ ꯑꯃꯁꯨ ꯄꯤꯁꯟ ꯑꯃꯁꯨ ꯄꯨꯁꯟ ꯂꯣꯏ ꯈꯪꯅꯔꯛꯑꯦ ꯍꯥꯜꯂꯀꯥꯟꯗꯗꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯊꯧꯗꯣꯛꯁꯦ ꯀꯌꯥ ꯊꯣꯛꯑꯦꯕ ꯃꯥꯅꯤ ꯑꯗꯣ ꯐꯣꯟꯗ ꯖꯨꯋꯥ ꯁꯥꯟꯅꯕꯁꯤꯗꯕꯨ ꯌꯦꯡꯉꯣ ꯑꯗꯨꯛ ꯊꯤꯅ ꯃꯥꯡꯍꯟꯕ ꯃꯥꯅꯤ ꯃꯄꯨꯟꯁꯤꯗꯨꯃ ꯃꯥꯡꯉꯦ ꯃꯥ ꯑꯗ ꯍꯧꯖꯤꯛꯁꯨ ꯃꯄꯨꯟꯁꯤ ꯑꯃꯨꯛ ꯃꯥꯡꯉꯦ ꯀꯔꯤꯌꯔ ꯃꯥꯡꯉꯦ ꯐꯣꯟꯗ ꯁꯥꯟꯅꯕꯗ ꯍꯦꯟꯗꯣꯔꯛꯑꯗꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯌꯨꯝꯗ ꯑꯃꯨꯛ ꯁꯥꯟꯅꯔ ꯑꯃꯨꯛ ꯂꯩꯔꯦ ꯖꯨꯋꯥ ꯁꯥꯟꯅꯕꯝꯗ ꯆꯠꯂꯒ ꯑꯃꯨꯛ ꯖꯨꯋꯥꯔꯁꯤꯗ ꯃꯥꯡꯕ ꯅꯨꯄꯥꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯂꯝꯁꯤꯗꯀꯣ ꯃꯥꯅꯤ ꯑꯗꯣ ꯑꯉꯛꯄꯅꯤ ꯐꯣꯟꯗ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯥꯡꯅ ꯂꯥꯛꯑꯦ ꯁꯤꯒꯤ ꯀꯦꯁꯁꯦ ꯋꯥꯔꯤꯗ ꯍꯣꯏ ꯍꯥꯏꯕꯗꯤ ꯐꯣꯟꯗ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯍꯥꯏꯕꯁꯦꯀꯣ ꯃꯥꯅꯤ ꯑꯗꯣ ꯁꯤꯃꯀꯛꯀ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯃꯥꯅꯤ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯥꯅ ꯌꯨꯝ ꯀꯥꯏꯔꯛꯄꯁꯦ ꯃꯥꯅ ꯑꯦꯗꯤꯛ ꯆꯨꯔꯨꯕꯗꯣ ꯅꯤꯁꯥ ꯆꯨꯔꯨꯕ ꯂꯥꯏꯆꯨꯔꯨꯕ ꯍꯥꯏꯕꯗꯤ ꯅꯤꯁꯥ ꯆꯥꯔꯨꯕꯩ ꯋꯥ ꯅꯠꯇꯕꯤꯗ ꯃꯥꯅ ꯖꯨꯋꯥꯔꯗꯨꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯆꯨꯔꯨꯕꯗꯨꯅ ꯃꯥꯅꯦ ꯃꯥꯒꯤ ꯀꯔꯤꯌꯔ ꯃꯥꯒꯤ ꯊꯕꯛ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏ ꯄꯨꯡꯃꯥꯡ ꯃꯥꯡꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯃꯥꯡꯉꯦ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯁꯤ ꯊꯣꯛꯇꯕꯁꯨ ꯅꯠꯇꯦ ꯊꯣꯛꯇꯅꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯗ ꯂꯥꯛꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯍꯥꯏꯕꯗꯤ ꯖꯨꯋꯥ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯅꯤꯁꯥ ꯃꯈꯜ ꯑꯃꯅꯤꯅ ꯑꯩꯈꯣꯏꯁꯤ ꯃꯌꯥꯝꯁꯦ ꯅꯤꯁꯥ ꯍꯦꯛꯇ ꯆꯨꯕꯒꯤ ꯃꯥꯅꯦ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯖꯥꯒꯤ ꯌꯥꯝꯅ ꯂꯥꯔꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯅ ꯃꯌꯥꯝꯗ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯃꯤꯉꯣꯟꯗ ꯄꯨꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤꯗ ꯑꯣꯖꯥꯒꯤꯁꯤ ꯌꯥꯝꯅ ꯋꯥꯈꯜꯂꯣꯟ ꯐꯖꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯕꯗꯤ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥꯁꯦ ꯄꯨꯔꯒ ꯁꯤꯡꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯁꯨꯀꯥꯎ ꯀꯥꯎꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯃꯔꯝ ꯆꯥꯗꯅ ꯄꯨꯕ ꯍꯥꯏꯕꯁꯤꯁꯨ ꯄꯨꯍꯟꯖꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯆꯤꯔꯕ ꯀꯥꯟꯗ ꯁꯨꯡꯌꯥ ꯍꯦꯛꯃꯛ ꯌꯥꯗ꯭ꯔꯀꯥꯟꯗ ꯄꯨꯔꯒ ꯃꯤꯗꯨꯒꯤ ꯄꯨꯔꯨꯕ ꯄꯤꯕꯤꯔꯛꯏꯕ ꯃꯤꯗꯨꯁꯨ ꯑꯩꯈꯣꯏꯅ ꯕꯦꯕꯥꯔ ꯇꯧꯕꯤꯔꯒ ꯃꯥꯒꯤ ꯀꯥꯏꯗꯅꯕ ꯁꯤꯟꯕꯤꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯁꯦꯟꯖꯥꯎ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯄꯨꯊꯣꯛꯄ ꯉꯝꯗꯗꯅ ꯈꯨꯗꯣꯡꯆꯥꯕ ꯃꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥ ꯄꯨꯕ ꯍꯥꯏꯁꯦ ꯑꯗꯨꯃꯛ ꯆꯠꯅꯔꯤꯕꯅꯤ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯄꯨꯔꯒ ꯑꯔꯥꯟꯕ ꯂꯣꯝꯗ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯤꯗꯨꯕꯨꯁꯨ ꯃꯤꯒꯤ ꯕꯦꯕꯥꯔꯗꯨꯕꯨꯁꯨ ꯈꯣꯡꯒꯥꯎꯅꯕ ꯑꯃꯗꯤ ꯃꯤꯗꯨꯕꯨ ꯏꯟꯇꯔꯦꯁ ꯄꯤꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯉꯁꯥꯏ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯤꯗꯨꯕꯨꯁꯨ ꯑꯩꯈꯣꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯆꯠꯅꯔꯤꯕ ꯄꯩꯁꯥ ꯄꯨꯔꯒ ꯄꯩꯁꯥ ꯍꯥꯠꯄ ꯄꯩꯁꯥꯁꯤ ꯊꯣꯛ ꯊꯥꯛ ꯇꯧꯔꯒ ꯄꯨꯕ ꯑꯗꯨꯒ ꯄꯩꯁꯥꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯁꯤꯅ ꯉꯁꯥꯏꯒꯤ ꯄꯨꯔꯤꯕ ꯃꯤꯗꯨꯒꯤꯗꯤ ꯄꯩꯁꯥ ꯄꯤꯈꯤꯕ ꯃꯤꯗꯨꯒꯗꯤ ꯀꯥ ꯍꯦꯟꯅ ꯃꯥꯡꯖꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯄꯨꯕꯒꯤ ꯍꯦꯕꯤꯠ ꯑꯃ ꯂꯩꯈꯤꯕ ꯑꯗꯨꯗꯁꯨ ꯂꯥꯏꯆꯨꯕ ꯑꯃ ꯑꯣꯏꯔꯛꯇꯅ ꯃꯥꯏꯁꯦ ꯉꯁꯥꯏꯒꯤ ꯅꯤꯁꯥꯗꯣ ꯁꯥꯟꯅꯕꯒꯤ ꯒꯦꯝꯕ꯭ꯂꯤꯡꯒꯤ ꯅꯤꯁꯥꯗꯨꯅ ꯃꯥꯒꯤ ꯂꯥꯏꯆꯨꯔꯛꯇꯅ ꯄꯩꯁꯥ ꯄꯨꯕꯁꯤꯁꯨ ꯍꯜꯂꯦꯡꯕ ꯂꯩꯔꯛꯇꯕ ꯃꯥꯒꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯁꯜꯂꯛꯇꯕ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯅ ꯑꯄꯪ ꯊꯧꯅꯥꯅꯤ ꯍꯥꯏꯕꯁꯤꯃ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯇꯞꯅ ꯇꯞꯅ ꯑꯣꯖꯥꯅꯕꯨꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯒꯤ ꯏꯔꯥꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯃ ꯌꯥꯝꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯌꯥ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯊꯣꯛꯇꯅ ꯃꯌꯥꯝ ꯀꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯤꯗꯒꯤ ꯃꯥꯒꯤ ꯃꯁꯥꯒꯤ ꯀꯔꯤꯌꯔ ꯏꯖꯠ ꯁꯟꯃꯥꯟ ꯑꯃꯗꯤ ꯌꯨꯝ ꯀꯩ ꯀꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯥꯛꯄꯅꯤꯅ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯤ ꯁꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯟꯅꯦꯁꯦꯁꯔꯤ ꯑꯣꯏꯕꯁꯤꯗ ꯑꯦꯗꯤꯛꯇꯦꯠ ꯑꯣꯏꯗꯅꯕ ꯃꯌꯥꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃꯁꯨ ꯀꯃꯦꯟꯁꯀꯤ ꯊ꯭ꯔꯨꯗ ꯊꯝꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯈꯥꯁꯦ ꯑꯣꯖꯥ ꯑꯃꯨꯛꯀ ꯂꯤꯊꯕꯤꯌꯨ ꯑꯗ ꯑꯩꯅ ꯁꯤ ꯋꯥꯔꯤꯁꯦ ꯂꯤꯊꯣꯔꯛꯏꯁꯤꯅ ꯍꯣꯏ ꯁꯤꯗ ꯂꯧꯁꯟꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯖꯨꯋꯥ ꯁꯥꯟꯅꯕꯩ ꯑꯦꯞ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯂꯨꯗꯣꯒꯤꯁꯨ ꯁꯤ ꯊꯣꯛꯏꯀꯣ ꯀꯥꯟꯅꯩ ꯑꯗꯨꯛ ꯄꯩꯁꯥ ꯂꯥꯛꯀꯅꯤ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯛ ꯆꯪꯉꯛꯀꯅꯤ ꯀꯥꯏꯅ ꯑꯦꯗꯚꯔꯇꯥꯏꯁ ꯃꯌꯥꯝ ꯇꯧꯔꯤꯕ ꯌꯥꯝ ꯇꯧꯏ ꯑꯗꯣ ꯍꯦꯛ ꯃꯣꯏꯅ ꯑꯦꯗꯇꯣ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯗꯨ ꯖꯨꯋꯥꯔꯗꯣ ꯁꯥꯟꯅꯔꯨꯔꯒ ꯄꯩꯁా ꯃꯌꯥꯝ ꯍꯦꯛꯇ ꯇꯣꯡꯒꯗꯕꯗꯧꯅ ꯍꯣꯏ ꯑꯗꯣ ꯇꯣꯡꯕ ꯈꯛ ꯈꯟꯕ ꯌꯥꯗꯦꯕ ꯑꯩ ꯏꯁꯥꯒꯤ ꯄꯩꯁꯥ ꯌꯥꯎꯗꯅꯁꯨ ꯁꯥꯟꯅꯕ ꯌꯥꯗꯦꯕ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯁꯦ ꯁꯥꯟꯅꯔ ꯁꯨꯝ ꯑꯦꯗꯤꯛ ꯑꯣꯏꯈꯤꯗꯅ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯍꯣꯏ ꯀꯨꯠꯊꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯃꯥꯅꯤ ꯁꯤꯒꯤꯁꯤꯗ ꯃꯥꯅꯤ ꯑꯩ ꯈꯔ ꯊꯦꯡꯅꯩꯑꯕ ꯑꯗꯨꯅ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯑꯃꯨꯛ ꯁꯤꯃ ꯍꯧꯖꯤꯛꯀꯤ ꯁꯤꯗꯤ ꯀꯩꯅꯣꯗ ꯐꯣꯟꯗ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯖꯨꯋꯥ ꯁꯥꯟꯅꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯁꯤꯃ ꯈꯪꯍꯟꯅꯤꯡꯉꯦꯕꯀꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯤꯒ ꯄꯩꯁꯥ ꯊꯥꯗꯣꯛꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯗꯣꯛꯇꯕ ꯁꯦꯟꯒꯪꯒꯤ ꯆꯥꯁꯤꯃꯗꯤ ꯑꯗꯣ ꯏꯁꯥꯒꯤꯅꯦ ꯁꯅꯥ ꯑꯣꯏꯅ ꯁꯥꯖꯟꯕ ꯁꯅꯥꯗꯣ
ꯁꯤꯟꯅꯕꯒꯤ ꯅꯠꯇꯕ ꯃꯥꯅꯦ. ꯑꯗꯨꯗꯣ ꯍꯌꯦꯡ ꯅꯣꯡꯃ ꯀꯩꯅꯣꯝꯃ ꯑꯩꯅ ꯅꯣꯡꯃꯒꯤ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯇꯥꯡꯈꯠꯂꯛꯄꯅꯤꯅ. ꯇꯥꯡꯈꯠꯂꯛꯑꯦ ꯑꯗꯨꯝ ꯀꯥꯏꯊꯣꯛꯑꯕ ꯍꯣꯏ, ꯍꯣꯏ, ꯃꯥꯅꯦ. ꯑꯗꯨ ꯃꯤꯉꯣꯟꯗ ꯊꯥꯗꯣꯏꯗꯣ ꯏꯟꯇꯔꯦꯁ ꯈꯔ ꯐꯪꯅꯕꯅꯤꯗꯅ ꯑꯗꯨ ꯁꯅꯥꯗꯨꯗꯤ ꯑꯗꯨꯝ ꯐꯪꯉꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯀꯥꯏꯊꯣꯛꯑꯀꯥꯟꯗ ꯆꯤꯟꯕ ꯍꯌꯦꯡ ꯃꯇꯝꯗ ꯑꯗꯨꯝ ꯀꯥꯏꯔꯒ ꯇꯥꯡꯈꯠꯂꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯤꯖꯤꯟꯅꯖꯕꯅ ꯐꯔꯦ ꯏꯁꯥꯒꯤ ꯎꯄꯨꯗ ꯍꯥꯞꯆꯕꯅ ꯐꯔꯦ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯕ ꯄꯩꯁꯥ ꯃꯤꯒꯤꯅꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯣ ꯁꯤ ꯑꯅꯤꯁꯤꯒꯤꯅꯦꯕ ꯑꯩꯅ ꯁꯤ ꯋꯥꯔꯤ ꯃꯥꯅꯦ ꯄꯨꯈꯠꯆꯔꯤꯁꯦ ꯏꯔꯥꯡꯁꯨ ꯊꯣꯛꯂꯛꯄ ꯑꯗꯨꯒ ꯑꯃꯈꯛꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤꯒꯤꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯀꯦꯁꯅꯤ ꯁꯤꯁꯨ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯗ ꯆꯦꯜꯂꯦ ꯃꯥꯁꯨ ꯀꯣ ꯆꯦꯜꯂꯒ ꯁꯤꯁු ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯃꯤꯅꯦꯕ ꯃꯥꯁꯨ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯃꯤꯁꯦ ꯑꯩꯅ ꯊꯦꯡꯅꯕ ꯀꯦꯁꯁꯦ ꯃꯈꯟ ꯌꯥꯝꯃꯦ ꯃꯣꯏꯁꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯅꯨꯄꯤꯗ ꯉꯥꯎꯈ꯭ꯔꯒ ꯅꯨꯄꯤꯗ ꯑꯃꯨꯛ ꯄꯨꯔꯥ ꯉꯥꯎꯕ ꯑꯗꯣ ꯃꯣꯏꯁꯦ ꯅꯤꯁꯥꯗ ꯈꯣꯠꯇ ꯉꯥꯎꯕꯗꯤ ꯑꯩ ꯊꯦꯡꯅꯗꯦ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯃꯤ ꯑꯃꯅꯊꯕꯛ ꯇꯧꯔꯒ ꯑꯥꯗ ꯒꯨꯂꯤ ꯆꯥꯔꯦ ꯐꯣꯔ ꯀꯥꯞꯄꯦ ꯍꯥꯏꯕꯗꯤ ꯑꯩ ꯊꯦꯡꯅꯗꯦꯕꯀꯣ ꯗꯤꯁꯤꯄ꯭ꯂꯤꯟꯅ ꯂꯥꯛꯁꯟꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯕ ꯃꯣꯏꯗ ꯅꯨꯄꯤꯁꯤꯃ ꯄꯨꯔꯥ ꯀꯣꯏꯕ ꯑꯥꯗ ꯂꯩꯔꯒ ꯑꯗꯨꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯊꯦꯡꯅꯔꯦ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯦꯡꯉꯛꯇꯕ ꯅꯨꯄꯤꯁꯦ ꯃꯈꯟ ꯃꯈꯟ ꯑꯗꯨꯁꯨ ꯃꯣꯏ ꯀꯣꯏꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯉꯥꯛꯇ ꯄꯩꯁꯥꯁꯦ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯈꯛ ꯇꯧꯔꯒ ꯃꯣꯏꯒꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯁꯨꯇꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯣꯏ ꯑꯄꯥꯝꯕꯁꯦ ꯂꯧꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯠꯈꯤꯗꯅꯅꯦ ꯃꯔꯤ ꯀꯣꯏꯈꯤꯕ ꯃꯈꯜ ꯑꯃ ꯑꯗꯩ ꯃꯣꯏꯁꯦ ꯑꯃꯨꯛꯁꯨ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯐꯣꯟꯗ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯃꯣꯏꯁꯦ ꯊꯕꯛ ꯂꯩꯔꯛꯇꯕꯅꯤꯅ ꯃꯤꯒꯤ ꯂꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯇꯥꯟꯅꯕꯅꯤꯅꯀꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯁꯔꯥꯎꯟꯗꯤꯡ ꯑꯀꯣꯏꯕ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯀꯥꯏ ꯈꯨꯟꯒ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯇꯣꯉꯥꯟꯕ ꯂꯝꯗꯩ ꯑꯥꯔꯃꯤ ꯑꯣꯏꯔꯛꯄ ꯃꯌꯥꯝꯗꯨꯒ ꯆꯤꯡꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯃꯥꯏ ꯃꯥꯏ ꯄꯣꯁ ꯃꯐꯝꯗꯨ ꯂꯩꯕꯅꯤꯅꯅꯦ ꯀꯩꯅꯣꯝꯃ ꯈꯤꯇꯪ ꯍꯣꯉꯛꯄ ꯑꯃ ꯍꯦꯛ ꯌꯥꯎꯋꯦꯕ ꯑꯗꯣ ꯁꯤꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯕꯦꯝꯃꯁꯤꯒ ꯃꯄꯥꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯗꯅ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛ ꯂꯩꯕꯗꯤ ꯉꯝꯃꯣꯏ ꯑꯩ ꯁꯦꯟꯇ꯭ꯔꯦꯜꯒꯤꯁꯤ ꯇꯧꯅꯤꯡꯉꯦꯅ ꯆꯦꯟꯗꯅ ꯈꯣꯠꯇꯅ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯝꯖꯦꯟꯒꯁꯨ ꯌꯥꯎꯗꯅ ꯌꯥꯝ ꯍꯣꯠꯅꯖꯕ ꯑꯣꯏꯔꯛꯄꯀꯣ ꯑꯗꯨꯒ ꯃꯥꯅꯒ ꯃꯊꯪ ꯃꯊꯪ ꯆꯦꯟꯕ ꯆꯠꯇꯅ ꯇꯧꯕꯗ ꯃꯥꯁꯨ ꯃꯥꯅꯒ ꯐꯥꯎꯔꯛꯑꯀꯥꯟꯗ ꯌꯥꯝꯒ ꯅꯨꯡꯉꯥꯏꯈꯤꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝꯁꯨ ꯐꯔꯝꯕ ꯑꯉꯥꯡꯅꯦꯕ ꯍꯥꯏꯁꯦ ꯃꯕꯥꯅꯤꯁꯤꯗꯩ ꯊꯕꯛꯁꯤꯃ ꯇꯧꯔꯃꯤꯅ ꯍꯔꯥꯎꯗꯅ ꯈꯣꯠꯇꯅ ꯌꯨꯝ ꯁꯥꯒꯠꯂꯁꯤ ꯑꯗꯨ ꯇꯧꯔꯁꯤ ꯑꯗꯥ ꯇꯧꯔꯁꯤꯅ ꯇꯧꯔꯒ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯇꯧꯔꯒꯅꯦ ꯃꯥꯁꯨ ꯒꯦꯝꯁꯤꯗꯅꯦ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯄꯨꯊꯔꯕ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯃꯥꯅ ꯈꯔ ꯄꯨꯊꯕ ꯍꯧꯔꯛꯄꯩꯁꯤ ꯀꯥꯟꯗ ꯆꯦꯜꯂꯦꯕ ꯑꯗꯨ ꯂꯨꯍꯣꯡꯕꯩ ꯃꯇꯝꯁꯦ ꯌꯨꯝ ꯀꯩ ꯁꯥꯕꯩ ꯈꯣꯠꯄꯩ ꯆꯍꯤꯃꯨꯛ ꯉꯥꯏꯅꯕ ꯑꯗꯨꯅꯦ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯄꯩꯁꯥꯁꯦ ꯃꯩ ꯄꯨꯊꯔꯦꯕ ꯂꯥꯛ 30ꯒꯤ ꯃꯊꯛꯇ ꯑꯗꯨꯃꯒ ꯑꯩ ꯉꯛꯄꯥꯅꯦ ꯑꯗꯨꯒꯅꯦ ꯄꯨꯔꯥ ꯃꯥꯁꯦ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯕ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯄꯨꯊꯔꯀꯥꯟꯗꯗꯤꯅꯦ ꯑꯗꯨ ꯑꯩ ꯂꯨꯍꯣꯡꯅꯤ ꯑꯗꯨ ꯇꯧꯅꯤꯒꯁꯦ ꯑꯝꯇ ꯈꯪꯗ꯭ꯔꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤ ꯋꯥꯈꯟꯅꯅꯦ ꯃꯥꯒꯤꯁꯨ ꯑꯗꯨꯁꯨ ꯂꯣꯟꯁꯨ ꯃꯥꯏ ꯂꯨꯍꯣꯡꯒꯗꯕꯅꯤꯅ ꯌꯨꯝ ꯁꯥꯕꯩ ꯈꯣꯠꯄꯒꯤ ꯂꯣꯟꯁꯨ ꯂꯧꯁꯜꯂꯨꯔꯦꯕ ꯑꯗꯨꯒꯤꯁꯨ ꯀꯛꯄ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯏꯔꯦꯝ ꯂꯦꯝꯗ꯭ꯔꯦꯕ ꯀꯩꯁꯨ ꯄꯩꯁꯥꯁꯦ ꯂꯦꯝꯕ ꯅꯠꯇꯦ ꯃꯤꯉꯣꯟꯗꯒꯤ ꯃꯥꯏꯁꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯑꯗꯩ ꯁꯣꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯃꯥꯟꯅꯕꯈꯩ ꯑꯩ ꯆꯥꯡ ナꯏꯅ ꯑꯗꯨꯝ ꯍꯨꯜꯂꯛꯀꯦ ꯑꯗꯩ ꯃꯥꯅ ꯑꯌꯥꯝꯕ ꯄꯩꯁꯥꯁꯦ ꯅꯨꯄꯤ ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯄꯨꯊꯕꯅ ꯈꯔ ꯈꯛꯇꯅꯦꯕ ꯂꯥꯛ 5-6 ꯆꯦꯜꯂ ꯃꯇꯨꯡꯗꯅꯦꯕ ꯃꯥꯅ ꯍꯦꯟꯅ ꯄꯨꯊꯈ꯭ꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯂꯨꯍꯣꯡꯗꯣꯔꯦ ꯌꯨꯝ ꯁꯥꯕꯩ ꯅꯪꯅꯗ꯭ꯔꯦ ꯂꯣꯟ ꯂꯧꯒꯗꯕꯅꯦ ꯑꯗꯨꯒ ꯍꯥꯏꯔꯒ ꯄꯩꯁꯥꯁꯦ ꯑꯃꯅꯁꯨ ꯄꯤꯔꯛꯑꯦ ꯃꯃꯥꯟꯅꯕ ꯑꯃꯅꯁꯨ ꯄꯤꯔꯛꯑꯦ ꯄꯩꯁꯥ ꯈꯛꯇ ꯊꯤꯕꯤꯌꯨ ꯍꯥꯏꯔ ꯃꯥꯅ ꯁꯣꯝꯗꯅ ꯖ꯭ꯋꯥꯗꯨꯗ ꯂꯣꯏ ꯊꯥꯗꯣꯛꯄ ꯒꯦꯝꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯅꯦ ꯑꯗꯨꯃꯒ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯂꯨꯍꯣꯡꯅꯦꯕꯧ ꯈꯪꯗꯒꯩ ꯉꯥꯎꯔꯒ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯒ ꯅꯨꯄꯥꯗꯣ ꯂꯥꯛ 90 ꯄꯨꯊꯔꯒ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯅꯨꯄꯤꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯇꯥꯟꯅꯔꯛꯑꯦꯕ ꯁꯤꯒꯨꯝꯕ ꯀꯦꯁꯁꯦ ꯏꯆꯦ ꯊꯦꯡꯅꯕꯤꯕ꯭ꯔꯥ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯗꯣꯏꯅꯣ ꯃꯥꯗꯤ ꯃꯤꯒꯤ ꯄꯩꯁꯥ ꯃꯌꯥꯝꯅ ꯉꯥꯎꯗꯅ ꯂꯩꯔꯦ ꯊꯣꯛꯂꯛꯑꯣꯐꯧ ꯌꯥꯗ꯭ꯔꯦ ꯁꯣꯝꯗꯩꯁꯨ ꯄꯨꯔꯦ ꯊꯕꯛ ꯃꯐꯝꯗꯩꯁꯨ ꯄꯨꯔꯦ ꯑꯅ ꯇꯧꯗꯅꯅꯦ ꯃꯥꯁꯨ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯇꯥꯟꯅꯔꯛꯑꯦꯕ ꯁꯤ ꯉꯛꯇ꯭ꯔꯦ ꯌꯦꯡꯉꯣ ꯒꯦꯝꯗꯕꯨ ꯂꯥꯛ 1-2 ꯅꯠꯇꯅꯕꯨ ꯂꯥꯛ 50 ꯊꯥꯗꯣꯛꯈꯠꯂꯛꯏꯕꯁꯦ ꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯥ ꯑꯗ ꯃꯣꯏꯅ ꯁꯤꯗ ꯄꯨꯟꯁꯤ ꯃꯥꯡꯕ ꯑꯣꯏꯗꯣꯏꯅꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯌꯨꯇꯨꯕꯔ ꯃꯌꯥꯝ ꯑꯃ ꯒꯦꯝꯒꯤ ꯔꯟꯕꯤꯔ ꯁꯥꯔꯀꯅ ꯑꯗꯨ ꯑꯗꯥ ꯃꯈꯟ ꯃꯌꯥꯝꯁꯦ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯤꯕ ꯑꯩ ꯁꯤ ꯇꯧꯍꯟꯅꯤꯡꯗꯦꯕ ꯁꯤ ꯁꯞꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯗꯦꯕ ꯁꯤ ꯖ꯭ꯋꯥꯔ ꯃꯈꯜ ꯑꯃꯅꯦ ꯃꯤꯗꯤ ꯑꯗꯨ ꯇꯧꯔ ꯄꯩꯁꯥ ꯇꯥꯜꯂꯤꯅꯦꯕ ꯃꯥꯅꯦ ꯖ꯭ꯋꯥ ꯑꯃ ꯄꯨꯊꯣꯔꯛꯄ ꯍꯥꯏꯁꯦ ꯄꯩꯁꯥ ꯇꯥꯟꯕꯒꯤꯅꯤ ꯑꯗꯩꯗꯤ ꯑꯃꯈꯛꯀ ꯁꯤꯒꯤꯁꯤꯗ ꯑꯩꯅ ꯊꯦꯡꯅꯕꯗꯀꯣ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯥꯁꯦ ꯃꯃꯥ ꯂꯨꯈꯥꯕꯤꯅ ꯌꯣꯛꯄꯅꯤ ꯑꯗꯨꯒ ꯃꯣꯏꯁꯦ ꯃꯃꯥꯏ ꯃꯄꯥꯝꯗ ꯂꯩ ꯃꯥꯁꯦ ꯄꯤꯁꯛ ꯄꯤꯛꯉꯩꯗ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯁꯤ ꯃꯄꯥ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯄꯥꯝꯁꯤꯒꯤ ꯃꯥꯝꯇꯣꯜ ꯍꯣꯏ ꯃꯅꯦ ꯍꯣꯏꯁꯤꯅ ꯌꯥꯝ ꯂꯨꯅ ꯇꯧꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯁꯦꯝꯃꯛꯏ ꯃꯥꯁꯦ ꯅꯤꯡꯉꯣꯜ ꯍꯜꯂꯛꯑ ꯂꯩ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯂꯩꯍꯟꯅꯤꯡꯗꯕ ꯈꯣꯠꯇꯕ ꯃꯣꯏꯗ ꯑꯗꯨꯒꯤ ꯀꯔꯤꯝ ꯂꯩꯇꯦꯀꯣ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯣꯏꯁꯦ ꯍꯤꯡꯃꯤꯟꯅꯩ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯁꯨ ꯀꯩꯊꯦꯜ ꯐꯝꯃꯦ ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯃꯣꯏꯁꯨ ꯊꯣꯛꯄ ꯑꯗꯩ ꯃꯥꯒꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯁꯤꯁꯨ ꯃꯧꯁꯤꯒ ꯗꯨꯀꯥꯟ ꯆꯥꯎꯅ ꯐꯝꯃ ꯃꯣꯏꯁꯨ ꯊꯣꯛꯄ ꯇꯧꯔꯒ ꯃꯃꯥ ꯃꯆꯥꯁꯤꯅ ꯑꯗꯨꯝ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯗꯅ ꯑꯗꯩ ꯃꯣꯏꯒꯤ ꯃꯧꯄ꯭ꯋꯥꯁꯤ ꯃꯥꯅ ꯍꯜꯂꯛꯑ ꯃꯇꯨꯡꯗꯅꯤꯀꯣ ꯀꯩꯅꯣ ꯂꯨꯍꯣꯡꯉꯤꯁꯦ ꯑꯗꯨꯒꯤ ꯃꯥꯏ ꯃꯆꯥ ꯄꯣꯛꯄ ꯈꯣꯠꯄ ꯃꯣꯏꯅ ꯂꯣꯏ ꯍꯣꯠꯅꯔꯝꯃꯤꯅ ꯅꯨꯡꯁꯤꯅꯅ ꯂꯩꯌꯦꯕ ꯃꯧꯗꯨꯅꯁꯨ ꯅꯨꯡꯁꯤ ꯐꯖꯅ ꯑꯗꯨꯒꯅꯦ ꯃꯥꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥꯁꯦ ꯑꯔꯤꯡꯕ ꯁ꯭ꯀꯨꯜꯁꯤꯡꯗꯁꯨ ꯇꯝꯃꯛꯏ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤꯀꯣ ꯑꯗꯨꯒ
ꯃꯣꯏꯅ ꯊꯕꯛ ꯑꯃ ꯄꯨꯍꯜꯂꯦꯕ ꯊꯕꯛ ꯑꯃ ꯄꯨꯍꯜꯂꯦ ꯁꯤꯁꯦ ꯄꯨꯔꯥ ꯀꯟꯇ꯭ꯔꯦꯛꯇꯅꯦ ꯄꯨꯔꯥ ꯀꯩꯅꯣ ꯇꯥꯕꯗꯤ ꯅꯠꯇꯦꯕ ꯍꯣꯏ ꯃꯥꯁꯦ permanent ꯇꯥꯕꯗꯤ ꯅꯠꯇꯕ ꯑꯗꯨ ꯄꯨꯍꯟꯕꯁꯤꯗ ꯃꯥꯏ ꯇꯣꯂꯣꯞꯁꯦ 10,000ꯃꯨꯛ ꯆꯥꯖꯩꯌꯦꯕ ꯍꯣꯏ ꯑꯗꯨꯒꯗꯤꯅꯦ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡꯁꯨ ꯃꯥꯁꯦ ꯐꯖꯅ ꯆꯥꯛꯊꯣꯡꯐꯧꯁꯨ ꯃꯅꯦꯗꯣ ꯀꯩꯅꯣ ꯑꯉꯥꯡ ꯀꯩꯀꯩ ꯆꯦꯟꯕꯅꯤꯅ ꯃꯥ ꯁ꯭ꯀꯨꯜ ꯅꯪꯅꯕ ꯆꯥꯛ ꯊꯣꯡꯕ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯄ ꯑꯗꯨꯁꯨ ꯌꯥꯝ ꯐꯖꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯃꯥ ꯑꯣꯐꯤꯁ ꯆꯠꯀꯗꯕ ꯆꯠꯄ ꯑꯗꯨꯒ ꯑꯣꯐꯤꯁꯇ ꯍꯦꯛ ꯍꯜꯂꯛꯄꯒꯁꯤꯅꯅꯦ ꯃꯥꯒꯤ ꯒꯦꯝꯁꯦ ꯑꯗꯨꯝ ꯁꯥꯟꯅꯕ ꯑꯗꯨꯒ ꯑꯣꯐꯤꯁꯁꯤꯁꯨ ꯃꯥꯏꯁꯦ ꯊꯕꯛꯁꯦ ꯈꯔ ꯀꯣꯝꯃꯦꯕ ꯁꯤꯗꯁꯨ ꯑꯗꯨꯝ ꯁꯥꯟꯅꯕ ꯑꯗꯒꯤ ꯊꯕꯛ ꯑꯃꯨꯛ ꯆꯤꯟꯕ ꯑꯣꯏꯗꯕ ꯑꯗꯩ ꯍꯜꯂꯛꯑꯒꯅꯦ ꯃꯥꯒꯤ ꯁꯥꯟꯅꯔꯒ ꯑꯃꯨꯛ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗ ꯃꯥꯏ ꯍꯧꯒꯠꯂꯒ ꯗꯨꯛ ꯊꯥꯡꯃꯩ ꯀꯠꯀꯗꯕ ꯋꯥꯏ ꯁꯤꯠꯆꯟꯒꯗꯕ ꯃꯥꯏ ꯃꯊꯧꯁꯦ ꯃꯅꯦ ꯍꯣꯏ ꯃꯥꯝꯇꯣꯟ ꯍꯣꯏꯗꯨꯅ ꯀꯩꯊꯦꯜꯗꯩ ꯃꯕꯣꯏꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯏꯁꯤꯡ ꯂꯣꯏ ꯂꯣꯏꯊꯣꯛꯄꯤꯕ ꯑꯗꯩ ꯑꯃꯨꯛ ꯁꯥꯟꯅꯈꯤꯕ ꯒꯦꯝꯁꯤꯅꯅꯦ ꯍꯣꯔꯦꯟ ꯑꯍꯤꯡꯐꯧ ꯑꯃꯨꯛ ꯁꯥꯟꯅꯕ ꯑꯗꯩ ꯃꯣꯏ ꯆꯥꯛ ꯆꯥꯖ ꯀꯥꯟꯗ ꯉꯥꯏꯍꯥꯛ ꯆꯪꯉ ꯆꯥꯔ ꯃꯥꯏ ꯀꯣꯜꯂꯤꯛ ꯐꯦꯡꯒꯗꯕ ꯂꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯋꯥꯠꯍꯜꯂꯝꯗꯕ ꯑꯗꯨꯅ ꯃꯣꯏꯅ ꯋꯥ ꯉꯥꯡꯕꯁꯦ ꯉꯝꯗꯕ ꯑꯗꯩ ꯃꯥꯁꯨ ꯊꯕꯛ ꯆꯠꯂꯤꯕꯅꯤꯅ ꯋꯥꯔ ꯃꯥꯅꯦ ꯇꯨꯝꯃ ꯃꯥꯅꯦ ꯈꯟꯕ ꯑꯗꯩ ꯃꯃꯥꯁꯨ ꯃꯃꯥꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯑꯃ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯑꯩ ꯆꯥꯗꯨꯅ ꯀꯩꯗꯧꯔꯤ ꯌꯦꯡꯅꯕ ꯁꯪꯅꯗꯕꯤꯗꯣ ꯃꯥꯏ ꯀꯥꯁꯤꯅ ꯃꯊꯛꯇꯁꯨ ꯑꯣꯏꯈꯤꯕ ꯑꯗꯣ ꯃꯥꯏ ꯃꯊꯧꯁꯦ ꯊꯕꯛ ꯆꯠꯂꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯇꯧꯔꯤ ꯅꯨꯡꯊꯤꯟ ꯍꯜꯂꯦ ꯇꯧꯔꯤ ꯂꯣꯏ ꯇꯧꯕꯅꯤꯅ ꯃꯅꯦ ꯃꯥꯝꯇꯣꯟꯅꯁꯨ ꯃꯥꯅ ꯑꯗꯨꯈꯛꯅ ꯒꯦꯝ ꯁꯥꯟꯅꯔꯒ ꯄꯩꯁా ꯃꯥꯡꯍꯟꯒꯅꯤꯁꯦ ꯊꯥꯖꯗꯕ ꯑꯗꯨꯒꯗꯤꯅꯦ ꯃꯣꯏꯁꯤꯅ ꯈꯪꯉꯛꯄꯁꯦ ꯁꯨꯃꯥꯏꯅ ꯈꯪꯉꯛꯑꯦꯕ ꯅꯣꯡꯃ ꯐꯣꯟ ꯑꯃ ꯂꯥꯛꯑꯦꯕ ꯃꯣꯏ ꯑꯣꯐꯤꯁꯇꯒꯤ ꯑꯗꯣ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯝꯇ ꯌꯥꯝ ꯈꯤꯇꯪ ꯊꯨꯅ ꯂꯥꯛꯑꯣꯁꯦ ꯑꯣꯐꯤꯁꯇ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯑꯦ ꯈꯤꯇꯪ ꯊꯨꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯑꯦꯕ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯈꯠꯅꯩꯖꯥꯠꯅꯤꯅꯣꯅ ꯃꯃꯥꯁꯤꯅ ꯆꯠꯂꯨꯀꯥꯟꯗꯗꯤ ꯃꯥꯅ ꯃꯉꯣꯟꯗꯩꯁꯨ 50,000 ꯄꯨꯏ ꯃꯉꯣꯟꯗꯩꯁꯨ ꯂꯥꯛ ꯄꯨꯏ ꯃꯉꯣꯟꯗꯩꯁꯨ 100 ꯄꯨꯏ ꯃꯉꯣꯟꯗꯩꯅ 2 ꯄꯨꯏꯅ ꯍꯦꯛꯇ 10,000 ꯈꯛ ꯌꯦꯡꯉꯣ ꯀꯟꯇ꯭ꯔꯦꯛꯇ ꯊꯕꯛ ꯃꯆꯥ ꯈꯛ ꯇꯧꯕ ꯃꯥꯅ ꯍꯦꯛꯇ ꯂꯥꯛꯁꯦ 35,000 ꯄꯨꯔꯝꯕꯅꯦ ꯃꯃꯥ ꯍꯣꯏꯁꯦ ꯄꯨꯡꯉꯛꯈ꯭ꯔꯕꯀꯣ ꯑꯣꯐꯤꯁꯁꯤꯒꯤ ꯏꯁꯇꯥꯐ ꯈꯨꯗꯤꯡꯃꯛꯇꯒꯤ ꯄꯨꯁꯜꯂꯝꯃꯦ ꯁꯦꯟꯗꯣꯏ ꯍꯨꯜꯂꯤꯉꯩꯗꯗꯤ ꯑꯗꯨꯁꯨ ꯈꯪꯗꯕ ꯍꯨꯜꯂꯛꯇ꯭ꯔꯀꯥꯟ ꯄꯨꯐꯝ ꯂꯩꯔꯛꯇ꯭ꯔꯀꯥꯟꯗ ꯈꯪꯅꯔꯛꯄ ꯑꯗꯩ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤꯁꯨ ꯃꯥꯅ ꯄꯨꯔꯝꯃꯤꯁꯤꯅ ꯃꯌꯨꯝꯗꯗꯤ ꯃꯥꯁꯦ ꯃꯤ ꯀꯌా ꯂꯣꯏꯅꯗꯦꯕ ꯑꯣꯐꯤꯁ ꯂꯣꯝꯗ ꯂꯣꯏ ꯄꯨꯔꯝꯃꯦꯕ ꯃꯅꯦ ꯍꯣꯏ ꯃꯥꯝꯇꯣꯟ ꯍꯣꯏꯁꯨ ꯀꯧꯔꯦ ꯃꯃꯥꯁꯤꯗꯤ ꯄꯨꯡꯉꯛꯇꯅ ꯃꯥꯗꯤ ꯄꯨꯡꯉꯛꯈ꯭ꯔꯕ ꯃꯥꯏ ꯃꯆꯥꯗꯨꯅ ꯑꯗꯨꯛ ꯌꯥꯝ ꯄꯩꯁꯥ ꯄꯨꯔꯝꯒꯅꯤꯗꯤ ꯃꯉꯣꯟꯗ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕ ꯃꯅꯦ ꯍꯣꯏ ꯃꯥꯝꯇꯣꯟ ꯍꯣꯏꯁꯨ ꯂꯣꯏ ꯉꯛꯑꯕ ꯑꯗꯨꯒ ꯃꯣꯏꯅ ꯏꯀꯥꯏꯗꯅꯅꯦ ꯀꯩꯅꯣ ꯇꯧꯔꯒ ꯄꯩꯁꯥꯁꯦ ꯁꯤꯟꯈꯤꯌꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯥꯁꯦ ꯊꯕꯛꯇꯣ ꯇꯧꯔꯤ ꯑꯗ ꯃꯥꯅ ꯑꯗ ꯅꯣꯡꯃ ꯃꯃꯥꯁꯦ ꯀꯞꯄꯒ ꯋꯥꯔꯤ ꯂꯤꯕ ꯑꯩꯉꯣꯟꯗ ꯂꯥꯛꯑꯒꯀꯣ ꯑꯩ ꯏꯆꯥꯁꯦ ꯀꯃꯥꯏꯅ ꯐꯅꯤ ꯂꯩꯁꯥꯕꯤ ꯃꯥꯅꯕꯨ ꯃꯥꯁꯦ ꯅꯥꯟꯅ ꯂꯨꯅ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯦ ꯍꯥꯏꯕꯒꯤ ꯁꯦꯠꯄ ꯆꯥꯕ ꯑꯩ ꯀꯦꯒꯦ ꯍꯥꯏꯕ ꯃꯃꯥꯏꯗ ꯀꯔꯤꯝꯇ ꯇꯩꯗꯦ ꯃꯥꯒꯤ ꯁꯦꯠꯈꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯇꯤ-ꯁꯥꯔꯠ ꯑꯃ ꯂꯣꯏꯔꯦ ꯑꯗꯩ ꯁꯝ ꯅꯨꯡ ꯅꯥꯜꯍꯟꯅꯤ ꯑꯗꯨ ꯇꯧꯅꯤ ꯍꯥꯏꯕ ꯃꯥ ꯀꯔꯤꯝ ꯂꯩꯇꯦ ꯃꯉꯣꯟꯁꯤꯗ ꯅꯥꯟꯅꯤꯡꯗꯦ ꯁꯤꯠ ꯅꯥꯟꯅ ꯑꯣꯐꯤꯁ ꯆꯠ ꯌꯥꯕꯁꯦ ꯆꯠꯇꯦ ꯑꯗꯨ ꯃꯥ ꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯂꯩ ꯑꯗꯨ ꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯏꯀꯥꯏꯕꯗꯁꯨ ꯂꯣꯏꯔꯦ ꯏꯄ꯭ꯋꯥꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯤꯁꯤꯒꯩꯅ ꯃꯧꯁꯤꯒꯅ ꯌꯦꯡꯉꯨ ꯄꯩꯁꯥꯗꯨꯛ ꯌꯥꯝꯕꯁꯨ ꯁꯤꯡꯕꯤꯔꯦ ꯍꯜꯂꯛꯑꯒꯁꯨ ꯂꯩ ꯌꯦꯠꯁꯜꯂꯦ ꯊꯕꯛꯁꯤꯁꯨ ꯃꯣꯏꯅ ꯍꯥꯞꯄꯤꯕꯅꯤ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯛꯏꯕꯅꯤ ꯏꯃꯥ ꯏꯆꯥꯅ ꯂꯣꯏ ꯌꯦꯜꯂꯛꯑꯒ ꯃꯤ ꯑꯃꯒꯤꯅ ꯃꯧ ꯐꯠꯇꯦ ꯃꯧꯄꯥ ꯐꯠꯇꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤꯅ ꯃꯧꯁꯤꯒ ꯏꯄ꯭ꯋꯥꯒꯅ ꯂꯣꯏ ꯍꯣꯠꯅꯩꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯥꯁꯦ ꯁꯥꯟꯅꯔꯤ ꯖ꯭ꯋꯥꯔꯁꯦ ꯑꯩꯁꯦ ꯉꯥꯎꯔꯦꯅꯅꯦ ꯃꯄꯥꯅ ꯐꯠꯇꯕꯒꯤ ꯅꯩꯔꯝꯕꯒꯤ ꯑꯋꯥꯕ ꯉꯟꯅ ꯈꯥꯏꯅꯕ ꯑꯗꯩ ꯃꯄꯥ ꯑꯃꯨꯛ ꯁꯤꯈꯤꯕ ꯁꯤꯒꯤ ꯋꯥꯈꯜ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯃꯥ ꯈꯤꯇꯪ ꯆꯥꯎꯔꯛꯑꯦ ꯐꯔꯦ ꯊꯕꯛ ꯃꯆꯥ ꯑꯃꯁꯨ ꯇꯧꯔꯦꯅ ꯇꯧꯔꯒ ꯃꯥꯅ ꯇꯧꯔꯝꯃꯤꯕ ꯑꯩꯁꯦ ꯄꯨꯔꯥ ꯑꯩꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯅ ꯃꯃꯥꯁꯤꯅ ꯀꯞꯄꯦꯕ ꯑꯗ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯝꯇꯗꯤ ꯄꯣꯔꯛꯎ ꯑꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯃꯥꯅꯒ ꯁꯨꯝ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗ ꯀꯩꯗꯒ ꯄꯩꯁꯥꯁꯦ ꯄꯤꯕ ꯀꯅꯥꯒꯨꯝꯕꯒꯤ ꯀꯦꯁ ꯈꯔꯗ ꯑꯩꯅ ꯊꯦꯡꯅꯈ꯭ꯔꯦꯕ ꯅꯨꯄꯥꯗꯨꯅ ꯃꯣꯏ ꯑꯅꯤꯁꯦ ꯅꯛꯅꯕ ꯔꯤꯂꯦꯁꯟꯒ ꯊꯝꯈ꯭ꯔꯒ ꯍꯥꯏꯗꯣꯔꯛꯀꯅꯤ ꯚꯤꯗꯤꯑꯣꯗꯣ ꯊꯥꯗꯣꯔꯛꯀꯅꯤ ꯂꯥꯛ ꯑꯃ ꯄꯤꯔꯛꯎ 50 ꯄꯤꯔꯛꯎ ꯀꯥꯏꯅ ꯂꯧꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯤꯕ ꯖꯥꯠꯂꯥ ꯑꯩ ꯑꯝꯇ ꯄꯣꯔꯛꯎ ꯅꯣꯏ ꯑꯉꯥꯡꯗꯣꯅ ꯑꯩꯅ ꯄꯨꯍꯜꯂꯛꯑꯦꯕ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯑꯗꯨꯝꯕ ꯑꯃꯐꯥꯎ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯒꯦꯝꯁꯤꯗꯅꯦ ꯃꯥ ꯍꯥꯏꯕ ꯇꯣꯂꯣꯞꯁꯦ ꯍꯦꯛ ꯐꯪꯉꯛꯇꯣꯔꯦ ꯍꯥꯏꯗꯤ ꯒꯦꯝꯁꯦ ꯃꯥ ꯁꯥꯟꯅꯅꯤꯡꯉꯛꯑꯅꯦꯌꯦ ꯃꯥꯏ ꯇꯣꯂꯣꯞꯁꯦ ꯆꯪꯉꯛꯇꯣꯔꯦ ꯍꯥꯏꯗꯤ ꯑꯗꯩ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯡꯉꯕ ꯃꯇꯝꯁꯦ ꯍꯥꯡꯉꯕ ꯒꯦꯝꯁꯦ ꯑꯗꯨꯝ ꯁꯥꯟꯅꯅꯤꯡꯉꯛꯑꯦꯌꯦ ꯁꯤꯁꯦ ꯄꯨꯔꯥ ꯅꯤꯁꯥ ꯆꯥꯕꯒꯨꯝꯕ ꯃꯈꯜ ꯑꯃ ꯑꯣꯏꯕ ꯖꯥꯠꯅꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯅꯅꯦ ꯄꯩꯁꯥ ꯀꯥꯞꯈꯤꯕ ꯀꯩꯅꯣ ꯑꯩꯅ ꯑꯗꯨꯒꯤ ꯁꯨꯝ ꯅꯨꯡꯁꯤꯅꯕ ꯂꯩꯔꯒ ꯅꯪ ꯇꯁꯦꯡꯅ ꯅꯣꯏ ꯃꯥꯏꯗ ꯀꯤꯕꯩ ꯍꯥꯏꯗꯣꯛꯇ꯭ꯔꯤꯔꯥ ꯅꯪ ꯁꯦꯡꯅ ꯍꯥꯏꯌꯣ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯅ ꯙꯞ ꯇꯧꯕꯤꯔꯒ ꯂꯧꯊꯣꯛꯄ ꯑꯣꯏꯔꯗꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅꯒ ꯄꯨꯔꯒ ꯑꯣꯏꯔꯁꯨ ꯑꯩ ꯊꯧꯒꯦ ꯂꯧꯊꯣꯛꯄꯤꯒꯦ ꯄꯩꯁꯥꯗꯣ ꯅꯪ ꯍꯥꯏꯌꯨ ꯁꯦꯡꯅ ꯍꯥꯏꯕꯁꯦ ꯅꯠꯇꯦ ꯑꯃꯐꯥꯎ ꯑꯩꯗꯤ ꯅꯨꯡꯁꯤꯅꯕꯗꯤ ꯑꯃꯐꯥꯎ ꯊꯝꯗꯦꯅ
ꯑꯗꯨꯝꯕ ꯀꯩꯝ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯒꯦꯝ ꯃꯈꯜꯁꯦ ꯅꯪꯅ ꯁꯥꯟꯅꯩ ꯒꯦꯝꯗꯣ ꯀꯩ ꯃꯃꯤꯡꯉꯕꯅ ꯑꯩꯅ ꯍꯪꯉꯦ ꯑꯗꯩ ꯄꯨꯊꯣꯔꯛꯑꯣꯅ ꯄꯨꯊꯣꯛꯍꯜꯂꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯄꯩꯁꯥꯁꯦ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯤꯅꯣ ꯌꯦꯡꯒꯦ ꯍꯥꯏꯕꯗꯣ ꯂꯣꯏ ꯌꯥꯎꯔꯝꯃꯦ ꯃꯥꯒꯤ ꯗꯦꯠ ꯄꯩꯁꯥ ꯊꯥꯕ ꯃꯌꯥꯝꯗꯣ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯃꯉꯣꯟꯗꯩ ꯀꯛꯈꯤꯕ ꯑꯗꯩ ꯒꯦꯝꯗꯨꯗ ꯃꯥꯅ ꯇꯣꯡꯉꯛꯄ ꯄꯩꯁꯥ ꯂꯣꯏ ꯌꯥꯎꯔꯝꯃꯦ ꯑꯁ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯍꯤ 3 ꯃꯥ ꯁꯥꯟꯅ ꯂꯩꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯃꯒ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯃꯥꯗꯨꯅ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯣ ꯑꯗꯣ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯅꯣꯏ ꯊꯕꯛꯁꯦ ꯇꯣꯛꯊꯣꯛꯑꯒ ꯐꯣꯟ ꯄꯥꯏꯍꯟꯗꯕꯤꯗ ꯌꯨꯝꯗ ꯂꯩꯒꯦ ꯂꯩꯍꯜꯂꯣ ꯅꯠꯇ꯭ꯔꯒ ꯊꯕꯛꯁꯦ ꯇꯧꯔꯒ ꯐꯣꯟ ꯄꯥꯏꯍꯜꯂꯨꯔꯅꯨ ꯑꯅ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯇꯣꯂꯣꯞꯁꯦ ꯃꯣꯏ ꯀꯩꯅꯣꯗꯨꯗ ꯉꯥꯡꯅꯔꯒ ꯃꯥꯒꯤ ꯃꯉꯣꯟꯗ ꯆꯪꯍꯟꯗꯕ. ꯍꯣꯏ ꯆꯪꯍꯟꯗꯕ ꯑꯗꯣ ꯑꯦꯀꯥꯎꯟꯗꯣ ꯃꯣꯏꯅ ꯑꯣꯏꯅ ꯄꯥꯏꯕꯀꯣ ꯖꯤꯄꯦꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯤꯜꯂꯣ ꯃꯥꯏ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯑꯣꯐꯤꯁꯇꯨꯗꯗꯤ ꯃꯥꯅ ꯄꯩꯁꯥ ꯄꯨꯕꯗꯗꯤ ꯂꯨꯄꯥ ꯑꯃ ꯊꯣꯛꯑꯔꯣꯏ ꯑꯗꯩ ꯃꯣꯏ ꯂꯩꯀꯥꯏꯗꯨꯗꯤ ꯃꯤ ꯂꯣꯏꯅꯗꯕꯅꯤꯅ ꯄꯨꯐꯝ ꯂꯩꯇꯦ ꯄꯨꯐꯝꯕꯨꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯂꯣꯞꯁꯤ ꯈꯛꯇꯪ ꯑꯃꯨꯛ ꯁꯥꯟꯅꯔꯛꯄ ꯃꯥꯅ ꯅꯣꯡ ꯅꯤꯅꯤꯗ ꯇꯣꯂꯣꯞꯁꯦ ꯑꯃꯨꯛ ꯂꯣꯏꯁꯟꯕ ꯑꯗꯩ ꯅꯪꯅ ꯇꯣꯡꯕꯗꯤ ꯏꯕꯦꯝꯃ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯥ ꯍꯪꯉꯦꯕ ꯑꯩꯅ ꯌꯥꯎꯋꯦ ꯑꯩꯅ ꯇꯣꯡꯕꯁꯨ ꯁꯤ ꯀꯩꯅꯣꯁꯤꯗ ꯂꯣꯏ ꯌꯥꯎꯕꯅꯤꯅ ꯑꯩꯅ ꯌꯦꯡꯕꯗ ꯃꯥꯅ ꯈꯔ ꯇꯣꯡꯕꯒꯤ ꯃꯉꯣꯟꯗ ꯄꯩꯁꯥ ꯆꯪꯉꯛꯄꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯃꯥꯡꯕꯅ ꯍꯦꯟꯕ ꯑꯗꯣ ꯑꯗꯨꯃꯒ ꯂꯩꯁꯥꯕꯤ ꯃꯆꯥꯗ ꯌꯦꯡꯉꯣ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯣ ꯃꯥꯡꯈꯠꯂꯛꯏꯅꯤ ꯌꯦꯡꯉꯣ ꯃꯥꯝꯇꯣꯟꯗꯨꯅ ꯐꯕꯩ ꯁꯤꯡꯕꯤꯔꯤꯅꯦꯕ ꯑꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥꯗꯨꯅ ꯃꯃꯪꯗꯐꯧ ꯃꯪꯗꯕ ꯊꯕꯛ ꯑꯃꯅꯦꯕ ꯃꯥꯅ ꯇꯧꯔꯝꯃꯤꯗꯣ ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯁꯇꯗꯤ ꯄꯩꯁꯥ ꯄꯤꯕ ꯃꯤꯗꯒ ꯑꯣꯏꯅ ꯁꯥꯎꯒꯠꯂꯛꯄꯗꯣ ꯃꯃꯥ ꯃꯄꯥꯁꯨ ꯈꯪꯍꯟꯗꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯗꯕꯨ ꯅꯣꯏꯅ 50 ꯄꯨꯒꯦ ꯂꯥꯛ ꯄꯨꯒꯦꯅ ꯄꯤꯕꯤꯔꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣꯅ ꯃꯤꯅ ꯁꯤ ꯀꯣꯏꯁꯟ ꯍꯪꯐꯝ ꯂꯩꯇ꯭ꯔꯥ ꯑꯗꯩꯗꯤ ꯑꯗꯨꯅ ꯍꯦꯛ ꯃꯥꯏ ꯅꯨꯄꯤꯅ ꯄꯨꯕꯗꯁꯨ ꯃꯥꯏ ꯅꯨꯄꯥ ꯈꯪꯍꯜꯂꯝꯗꯅ ꯅꯣꯏ ꯄꯨꯍꯜꯂꯤ ꯀꯩꯒꯤꯅꯣ ꯊꯧꯕꯗꯗꯤ ꯅꯣꯏ ꯁꯤꯗ ꯂꯥꯛꯏꯒꯦꯅ ꯍꯦꯛ ꯍꯥꯏꯅꯩꯌꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯖ꯭ꯋꯥꯔꯗ ꯃꯥꯡꯍꯟꯒꯗꯕ ꯑꯣꯏꯔో ꯀꯔꯕꯥꯔꯗ ꯃꯥꯡꯍꯟꯒꯗꯕ ꯑꯣꯏꯔో ꯁꯦꯡꯒꯪ ꯊꯥꯗꯣꯛꯄ ꯃꯤꯁꯤꯅ ꯊꯥꯗꯣꯔꯛꯇ꯭ꯔꯒꯗꯤ ꯄꯩꯁꯥꯗꯣ ꯂꯧꯐꯝ ꯂꯩꯇꯕꯅꯤ나 ꯇꯣꯛꯑꯅꯤꯀꯣ ꯑꯗꯨꯅ ꯁꯦꯡꯒꯪꯁꯦ ꯏꯁꯥꯒꯤꯁꯨ ꯃꯥꯡꯗꯕ ꯃꯤꯁꯨ ꯃꯥꯡꯗꯕ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯗꯣꯛꯅꯕꯤꯔꯅꯨ ꯁꯦꯡꯒꯪꯁꯦ ꯑꯁ ꯑꯩꯒꯤ ꯀꯔꯕꯥꯔꯗꯣ ꯅꯪꯅꯔ ꯂꯣꯏꯔꯦꯅ 10 ꯀꯥꯕꯤꯗ 10 ꯀꯥꯕꯤꯗꯒ ꯄꯨꯅꯩ ꯃꯤ ꯑꯗꯩ ꯑꯃꯨꯛ ꯂꯥꯛ ꯑꯃ ꯄꯨꯕꯗ 10,000 ꯀꯛ ꯍꯧꯕ ꯄꯨꯅ ꯃꯣꯏ ꯇꯧꯔꯤꯁꯦ ꯂꯥꯛ ꯑꯃ ꯄꯨꯕꯁꯤꯗꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯟꯗꯣꯏ 1,000 ꯍꯨꯟꯕ ꯑꯗꯨꯗꯤ ꯁꯦꯟꯗꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ 1,000 ꯍꯨꯜꯂꯗꯤ ꯊꯥ ꯑꯃꯗꯗꯤ 30,000ꯅꯦꯕ ꯑꯗꯨꯒꯤ ꯄꯩꯁꯥ ꯈꯨꯄꯨꯐꯧ ꯌꯥꯎꯋꯦꯕ ꯃꯣꯏꯅ ꯄꯨꯅꯔꯝꯃꯤꯁꯦ ꯑꯗꯨꯅ ꯑꯗꯨ ꯑꯌꯥꯝꯕꯅ ꯄꯩꯁꯥ ꯍꯥꯠꯂꯦ ꯂꯥꯛ 90-50 ꯑꯅ ꯂꯥꯛꯄ ꯃꯌꯥꯝꯁꯦ ꯌꯥꯝ ꯂꯥꯛꯑꯦ ꯄꯩꯁꯥ ꯊꯧꯕꯤꯌꯣꯅ ꯑꯗꯨꯁꯦ ꯑꯌꯥꯝꯕꯅ ꯀꯦꯁꯁꯦ ꯂꯧꯈꯠꯂꯨꯕ ꯃꯥꯏ ꯋꯥꯔꯤꯁꯦ ꯇꯥꯔꯛꯄ ꯀꯥꯟꯗ ꯑꯗꯨꯝꯕ ꯍꯦꯛꯇ ꯑꯣꯏꯔꯝꯃꯦꯕ ꯄꯩꯁꯥꯗꯣ ꯉꯁꯥꯏꯒꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯂꯥꯛ ꯑꯃꯁꯦ ꯄꯨꯕꯗ 10,000ꯁꯨ ꯀꯥꯍꯧꯔꯕꯅꯤ ꯑꯗꯩ ꯏꯟꯇꯔꯦꯁꯅ 10%ꯅꯤ 15%ꯅꯤ ꯑꯗꯩ ꯅꯣꯡꯃꯒꯤ ꯂꯥꯛ ꯑꯃꯁꯦ ꯂꯧꯕꯗ 1,000 ꯁꯤꯡꯗ꯭ꯔꯤꯐꯧ ꯍꯨꯟꯗꯣꯏꯃꯤ ꯀꯥꯏꯅ ꯋꯥꯔꯤꯁꯦ ꯍꯦꯛꯇ ꯌꯥꯎꯔꯦꯕ ꯑꯗꯩ ꯏꯟꯇꯔꯦꯁ ꯍꯨꯟ ꯉꯝꯗꯕꯒꯤ ꯊꯥ ꯑꯃ ꯐꯥꯔꯦ ꯂꯨꯄꯥ ꯂꯥꯛ 2 ꯍꯥꯞꯆꯤꯜꯂꯣ ꯍꯥꯏꯔꯒ ꯏꯟꯇꯔꯦꯁꯇꯨꯒ ꯀꯩꯀꯥ ꯑꯃꯨꯛ ꯂꯣꯏ ꯀꯛꯍꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯌꯥꯝꯈꯠꯈꯤꯕꯅꯤ ꯗꯥꯏꯔꯦꯛꯅ ꯂꯥꯛ 53ꯁꯦ ꯃꯉꯣꯟꯗꯩ 55ꯅ ꯄꯨꯕ ꯅꯠꯇꯦ ꯂꯥꯛ ꯑꯃ ꯍꯥꯟꯅ ꯄꯨꯕꯗꯩ ꯁꯨꯝ ꯇꯧꯅꯈꯤꯕꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯅꯗꯦꯕ ꯋꯥꯔꯤꯁꯦ ꯄꯨꯕ ꯍꯩꯅꯈꯤꯕ ꯃꯤꯁꯨ ꯄꯪꯄꯨꯗ ꯄꯨꯕ ꯄꯨꯁꯟꯕ ꯑꯗꯩ ꯄꯤꯔꯤꯕ ꯃꯤꯗꯨꯁꯨ ꯑꯗꯨꯝ ꯄꯪꯄꯤꯗ ꯄꯤꯁꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯑꯃ ꯄꯩꯁా ꯄꯨꯅꯕꯒꯤ ꯊꯕꯛꯁꯤꯁꯨ ꯇꯧꯅꯩꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯖ꯭ꯋꯥꯔꯁꯤꯗꯤ ꯑꯉꯛꯄ ꯑꯃꯅꯤ ꯐꯣꯟꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯁꯤꯗꯤ ꯁꯤꯁꯦ ꯁꯥꯟꯅꯕꯤꯒꯅꯨꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯂꯣꯏꯁꯟꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯃꯣꯏꯒꯤꯅꯦ ꯃꯆꯥꯁꯦ 2 ꯂꯩꯔꯦ ꯑꯃꯅ ꯈꯔ ꯄꯤꯛꯏ ꯑꯗꯨꯒ ꯑꯃꯗꯨꯅ ꯕꯣꯔꯗꯤꯡꯗ ꯂꯩꯍꯧꯕ ꯑꯗꯩ ꯃꯣꯏꯁꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯕꯤꯖꯤꯅꯦꯁ ꯈꯔ ꯇꯧꯕꯗ ꯄꯩꯁꯥꯁꯦ ꯈꯔ ꯄꯨꯊꯔꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯗꯨ ꯄꯨꯊꯕꯗꯒꯤ ꯈꯟꯅꯕ ꯈꯣꯠꯅꯕ ꯄꯩꯁꯥ ꯊꯧ ꯂꯥꯛꯄ ꯉꯥꯛ ꯂꯩꯇꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯦ ꯑꯗꯨ ꯊꯣꯛꯄꯗꯒꯤ ꯃꯥꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯑꯗꯩꯗꯤ ꯃꯥꯗꯤ ꯅꯨꯄꯥꯁꯤꯗꯤ ꯍꯜꯂꯛꯇ꯭ꯔꯦ ꯑꯗꯨ ꯃꯉꯣꯟꯗ ꯇꯥꯏꯅꯔꯦ ꯊꯧꯔꯦ ꯄꯩꯁꯥꯁꯦ ꯃꯣꯏ ꯁꯥꯒꯩ ꯅꯥꯇꯩꯒꯤꯁꯨ ꯄꯨꯔꯦ ꯈꯔ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯅꯨꯄꯥꯁꯤꯗꯤ ꯍꯟꯖꯜꯂꯛꯇ꯭ꯔꯦ ꯅꯨꯄꯤꯁꯤꯅ ꯑꯣꯏꯅ ꯑꯃꯅ ꯉꯥꯡ ꯑꯃꯅ ꯆꯩ ꯇꯧꯔꯝꯃꯤꯅ ꯅꯨꯄꯤꯁꯤꯁꯨ ꯃꯄꯥꯝꯗ ꯂꯥꯛꯑꯦꯕ ꯑꯗꯨ ꯕꯣꯔꯗꯤꯡꯗ ꯑꯉꯥꯡꯁꯤꯗꯤ ꯊꯝꯃꯝꯕ ꯃꯄꯥꯁꯤꯅ ꯃꯆꯥ ꯑꯍꯟꯁꯦ ꯑꯗꯨꯒ ꯕꯣꯔꯗꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁ꯭ꯀꯨꯜꯒꯤꯁꯨ ꯐ꯭ꯔꯤ ꯊꯤꯌꯨ ꯍꯟꯗꯛ ꯑꯦꯛꯖꯥꯝꯁꯦ ꯁꯤꯒꯤ ꯑꯦꯛꯖꯥꯝ ꯊꯥ ꯂꯣꯏ ꯐ꯭ꯔꯤ ꯊꯤꯗꯣꯛꯇꯗꯤꯅ ꯄꯨꯔꯥ ꯅꯨꯄꯤꯁꯤ나 ꯊꯥ 9ꯒꯤ ꯐ꯭ꯔꯤꯁꯦ ꯄꯨꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯊꯤꯔꯦꯕ ꯃꯥꯁꯨ ꯋꯥꯈꯟꯅ ꯅꯥꯕ ꯃꯆꯥ ꯃꯥꯅ ꯄꯨꯔꯛꯏꯁꯤꯁꯨ ꯅꯥꯕ ꯄꯦꯠ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯍꯟꯁꯨ ꯑꯣꯏꯁꯜꯂꯛ ꯄꯩꯁꯥꯁꯨ ꯊꯣꯛꯇꯕ ꯑꯗꯩ ꯃꯥꯒꯤ ꯃꯕꯨꯡ ꯃꯧꯄꯥ ꯃꯧꯁꯤꯡ ꯂꯣꯏ ꯋꯥꯅꯕ ꯃꯆꯥ ꯃꯌꯥꯝꯁꯦ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛꯁꯤꯗ ꯑꯃꯅ ꯑꯃ ꯌꯦꯡꯕ ꯉꯝꯅꯕ ꯅꯠꯇꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯃꯨꯛ ꯕꯣꯔꯗꯤꯡꯒꯤꯁꯨ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦꯅꯦꯍꯦ ꯊꯥ ꯑꯃꯗ ꯂꯨꯄꯥ 5,500 ꯊꯤ ꯊꯥ 9ꯒꯤ ꯄꯩꯁꯥ ꯊꯤꯗꯦ ꯃꯣꯏꯒꯤ ꯕꯕꯥꯁꯤꯅ ꯊꯤꯔꯛꯑꯒꯦ ꯑꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯊꯥ 3-4 ꯁꯨꯖꯟꯈꯤ ꯑꯗꯩ ꯑꯦꯛꯖꯥꯝ ꯅꯪꯅꯕ ꯊꯤꯔꯒꯦ ꯄꯨꯂꯞ ꯊꯤꯗꯣꯛꯑꯗꯕꯅꯤ ꯗꯦꯠ ꯑꯗꯨꯗ ꯄꯩꯁꯥ ꯐꯪꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯍꯦꯛ ꯇꯥꯟꯊꯣꯛꯄꯁꯨ ꯉꯝꯗ ꯀꯃꯥꯏꯅ ꯑꯉꯥꯡꯁꯤꯕꯨ ꯅꯄꯤꯅꯔꯣꯟ ꯌꯣꯝꯃ ꯆꯠꯈ꯭ꯔꯣ
ꯐ꯭ꯔꯤ ꯊꯤꯗꯕꯅꯤꯅ ꯍꯥꯏꯔꯨꯗꯣꯔꯤ ꯑꯗꯣ ꯊꯥ 9ꯒꯤꯗꯤ ꯂꯨꯄꯥ 90,000 ꯇꯥꯔꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯄꯩꯈꯥꯁꯦ ꯅꯣꯡ ꯅꯤꯅꯤ ꯈꯛ ꯉꯥꯏꯔꯦ ꯍꯧꯒꯗꯕ ꯑꯗꯩ ꯄꯩꯈꯥꯁꯦ ꯂꯣꯏꯕꯒꯗꯤ ꯆꯠꯅꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯊꯤꯗꯣꯛꯑꯣꯅ ꯐꯣꯟꯒ ꯇꯧꯔꯦ ꯃꯄꯥꯁꯤꯗꯤ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗ ꯅꯨꯄꯤꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯁ꯭ꯀꯨꯜꯒꯤꯁꯨ 9,900 ꯐ꯭ꯔꯤ ꯊꯤꯈ꯭ꯔꯦ ꯑꯗꯨꯗꯩꯗꯤ ꯑꯃꯨꯛ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯁꯤꯅ ꯅꯨꯄꯤ ꯑꯩꯅ ꯀꯃꯥꯏꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯍꯧꯖꯤꯛꯀꯤ ꯕꯣꯔꯗꯤꯡ ꯐ꯭ꯔꯤꯁꯦ ꯊꯤꯔ ꯏꯆꯥꯁꯦ ꯂꯧꯊꯣꯛꯇꯣꯏꯅꯣꯅ ꯃꯥꯁꯦ ꯉꯥꯎꯋꯦꯕ ꯃꯁꯥꯁꯦ ꯑꯗꯨꯗ ꯌꯨꯝꯗ ꯂꯩꯔꯤꯕ ꯏꯆꯥꯁꯤꯅ ꯀꯔꯤ ꯑꯗꯩ ꯆꯥꯕ ꯈꯣꯠꯄ ꯑꯩꯁꯤ ꯀꯅꯥꯅ ꯊꯥꯛꯄꯤꯗꯣꯏꯕ ꯋꯥꯈꯜꯁꯤꯅ ꯄꯨꯔꯥ ꯅꯨꯄꯥ ꯐꯪꯉꯤ ꯃꯥꯡꯊꯣꯛꯈꯤ ꯇꯧꯔꯀꯥꯟꯗꯗꯤ ꯄꯩꯁꯥ ꯊꯧꯕ ꯃꯤ ꯃꯌꯥꯝꯅ ꯃꯔꯣꯟ ꯑꯃ ꯑꯩꯉꯣꯟꯁꯦ ꯐꯣꯟꯒ ꯊꯧꯕꯅꯦꯅ ꯃꯥꯁꯦ ꯉꯥꯎꯋꯦꯕ ꯃꯀꯣꯛꯁꯦ ꯑꯗ ꯑꯩꯈꯣꯏꯅ ꯑꯗ ꯃꯥꯅ ꯀꯩꯗꯧꯒꯗꯒꯦꯅ ꯃꯥꯁꯨ ꯂꯥꯛꯑꯝꯃꯤꯅꯦꯕ ꯑꯗꯩ ꯃꯣꯏꯒꯤꯁꯨ ꯄꯩꯁꯥꯁꯦ ꯈꯔ ꯁꯣꯝꯒꯤ ꯃꯄꯥꯝꯂꯣꯝꯒꯤꯁꯨ ꯌꯥꯎꯋꯦꯕ ꯄꯩꯁꯥꯁꯦꯀꯣ ꯃꯥꯏ ꯅꯨꯄꯥꯅ ꯄꯨꯔꯛꯎ ꯈꯣꯠꯂꯧꯅ ꯈꯔ ꯑꯃꯗꯩ ꯂꯤꯁꯤꯡ ꯃꯣꯏꯗꯤ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯃꯣꯏꯗꯗꯤ ꯂꯩꯇꯕꯅꯤꯅ ꯌꯥꯝ ꯌꯥꯝꯃꯦ ꯃꯉꯣꯟꯗ ꯃꯣꯏꯒꯤꯁꯤꯅ ꯂꯥꯛ 2ꯃꯨꯛꯇꯪꯅꯦꯕ ꯁꯣꯝꯗ ꯌꯥꯎꯔꯤꯁꯤꯅ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯅ ꯑꯁꯣꯝꯗꯩ ꯍꯥꯜꯂꯤꯗꯨꯅ ꯂꯥꯛ 10ꯃꯨꯛ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯣ ꯃꯣꯏꯁꯦ ꯊꯣꯏꯗꯣꯛꯅ ꯈꯨꯡꯒꯪ ꯂꯝꯅꯦ ꯃꯣꯏ ꯍꯤꯡꯒꯣꯜꯗꯨꯁꯨ ꯄꯤꯛꯄ ꯌꯣꯟꯕꯗꯒ ꯑꯗꯨꯛ ꯌꯥꯝ ꯁꯤꯠꯀꯗꯕ ꯅꯠꯇꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯨ ꯃꯊꯥꯅ ꯉꯥꯎꯔꯒ ꯂꯥꯛꯑꯝꯃꯦꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡꯗꯣ ꯃꯣꯏ ꯊꯣꯛꯄ ꯃꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯈꯨꯔꯥ ꯃꯇꯣꯟ ꯂꯩꯕꯗ ꯍꯥꯏꯔꯣ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯨꯔꯁꯨ ꯃꯄꯥꯅ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯁꯤꯕꯨ ꯃꯥꯅ ꯍꯟꯅ ꯌꯦꯡꯗꯦ ꯃꯆꯥꯁꯤꯕꯨ ꯕꯣꯔꯗꯤꯡꯗꯩ ꯂꯧꯊꯣꯛꯄꯒꯤ ꯃꯥꯌꯣꯡ ꯌꯥꯗꯦꯅ ꯑꯃꯨꯛ ꯃꯆꯥꯗꯨꯗ ꯏꯟꯖꯟꯗꯅ ꯍꯌꯦꯡ ꯃꯆꯥꯗꯨꯅꯁꯨ ꯃꯥꯁꯦ ꯅꯨꯡꯁꯤꯒꯗ꯭ꯔꯥ ꯑꯗꯩ ꯏꯟꯖꯜꯂꯦꯅꯁꯨ ꯈꯜꯂꯁꯦꯕ ꯑꯁꯣꯝꯗꯁꯨ ꯕꯣꯔꯗꯤꯡꯗꯩ ꯑꯉꯥꯡꯁꯦ ꯂꯧꯕꯤꯅꯕꯐꯥꯎ ꯂꯩꯇ꯭ꯔꯦꯕ ꯍꯧꯖꯤꯛ ꯀꯗꯥꯏꯗꯩꯅꯣꯗ ꯑꯩꯈꯣꯏꯐꯧꯗ ꯏꯁꯥꯒꯤ ꯍꯣꯠꯅ ꯉꯝꯗꯦ ꯃꯣꯏꯒꯤ ꯍꯥꯏꯔꯨꯅꯨ ꯃꯣꯏ ꯃꯆꯥ ꯍꯥꯏꯔꯨꯅꯨꯅ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯁꯦ ꯀꯅꯥꯅ ꯕꯣꯔꯗꯤꯡꯗꯩ ꯂꯧꯔꯨꯗꯣꯏꯅꯣꯕ ꯃꯃꯥꯁꯨ ꯄꯩꯁꯥ ꯄꯨꯗ꯭ꯔꯗꯤ ꯆꯠ ꯉꯝꯃꯣꯏꯗꯣꯔꯦ ꯁꯤꯅꯦꯕ ꯑꯗꯣ ꯑꯉꯥꯡꯗꯨꯗꯤ ꯍꯌꯦꯡ ꯃꯃꯥꯟꯅꯕꯈꯩꯗꯨꯗꯤ ꯂꯣꯏꯅꯃꯛ ꯁꯨꯇꯤ ꯂꯩꯔꯒꯗꯤ ꯄꯩꯈꯥ ꯂꯣꯏꯔꯗꯤ ꯂꯧ ꯂꯥꯛꯑꯅꯤ ꯑꯗꯣ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯅꯨꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯅꯣꯏ ꯈꯟꯅꯔꯨꯀꯣ ꯃꯨꯟꯅ ꯑꯝꯇ ꯑꯉꯥꯡꯁꯤꯒꯤꯗꯤ ꯅꯣꯏ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯅꯣꯏ ꯏꯃꯨꯡꯅ ꯇꯧꯔꯒ ꯑꯉꯥꯡꯁꯤꯗꯤ ꯂꯧꯊꯣꯛꯎ ꯑꯉꯥꯡꯁꯤꯅꯁꯨ ꯇꯨꯡꯐꯧ ꯃꯄꯥꯗꯨꯗꯤ ꯃꯥꯡꯈ꯭ꯔꯃꯤꯅ ꯐꯔꯦ ꯅꯪꯗꯤ ꯂꯩꯔꯤꯕꯅꯤ나 ꯅꯪꯅ ꯑꯉꯥꯡꯁꯤꯃꯇꯪꯗꯤ ꯃꯥꯌꯣꯡ ꯌꯥꯎ ꯅꯣꯏ ꯄꯨꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯕꯣꯔꯗꯤꯡ ꯐ꯭ꯔꯤꯗꯣ ꯊꯤꯗꯣꯛꯑꯒ ꯑꯉꯥꯡꯁꯤꯃꯇꯪꯗꯤ ꯃꯥꯌꯣꯡ ꯌꯥꯎ ꯅꯣꯏ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯇꯧꯅꯒꯅꯨ ꯅꯪ ꯑꯃ ꯂꯩꯅ ꯅꯪꯅꯐꯧ ꯅꯆꯥꯒꯤ ꯂꯦꯞꯇ꯭ꯔꯒ ꯃꯈꯨꯔꯥ ꯃꯇꯣꯟ ꯁꯥꯒꯩꯒꯤꯗꯨꯗ ꯀꯅꯥꯅ ꯂꯦꯞꯄꯤꯔꯛꯇꯣꯏꯅꯣ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯅꯣꯏ ꯁꯥꯒꯩ ꯅꯥꯇꯩꯗꯣ ꯐꯝꯅꯔꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯅꯔꯤꯗꯨꯁꯨ ꯑꯁꯤꯠꯄ ꯍꯤꯡꯒꯣꯜꯗꯣ ꯌꯣꯟꯊꯣꯛꯑꯒ ꯈꯒ ꯁꯤꯡꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯅꯣꯏ ꯇꯥꯟꯅꯔꯨꯆꯣ ꯃꯣꯏ ꯁꯥꯒꯩꯗ ꯍꯥꯏꯔꯨꯆꯣ ꯆꯠꯂꯨꯆꯣ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯀꯅꯨ ꯑꯅ ꯑꯉꯥꯡꯗꯨꯒꯤ ꯌꯦꯡꯉꯣꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕ ꯍꯧꯖꯤꯛ ꯅꯣꯏ ꯁꯤ ꯀꯦꯁ ꯇꯧꯅꯕ ꯈꯣꯠꯄꯗ ꯅꯨꯄꯥ ꯂꯩꯇꯕꯅꯤꯅ ꯀꯅꯥꯗ ꯆꯦ ꯊꯥꯔꯨꯗꯣꯏꯅꯣ ꯀꯅꯥ ꯀꯧꯈꯠꯇꯣꯏꯅꯣ ꯀꯅꯥꯅ ꯗꯥꯏꯇ ꯂꯧꯗꯣꯏꯅꯣ ꯑꯗꯨꯁꯨ ꯅꯣꯏ ꯆꯠꯂꯒ ꯃꯤ ꯁꯥꯒꯩꯗꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯨꯆꯣ ꯕꯣꯔꯗꯤꯡꯒꯤꯅ ꯁꯨꯃꯥꯏꯅ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯅ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯔꯨꯆꯣ ꯁꯣꯝꯒꯤ ꯄꯩꯁꯥꯁꯨ ꯁꯤꯡꯅꯕ ꯑꯩꯈꯣꯏꯔꯣꯝꯗꯩ ꯄꯨꯁꯨ ꯁꯤꯡꯅꯕ ꯍꯤꯡꯒꯣꯜꯁꯦ ꯊꯥꯗꯣꯛꯑꯒꯅ ꯏꯪꯅ ꯈꯟꯅꯔꯨꯆꯣꯅ ꯊꯥꯈꯤꯕ ꯑꯗꯣ ꯑꯉꯥꯡꯗꯨꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀோ ꯑꯉꯥꯡꯗꯨꯒꯤ ꯈꯟꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯁꯤꯃꯅ ꯑꯗꯨꯒ ꯃꯊꯪꯁꯤꯅꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯔꯛꯈꯤꯕꯅꯦꯕ ꯍꯧꯈꯤꯕꯒꯤ ꯋꯥꯔꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕꯁꯤꯡ ꯂꯩꯊꯣꯛꯅꯔꯛꯄꯗꯨꯗ ꯃꯥꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯏ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯈꯤꯗꯕ ꯇꯥꯈꯤꯕꯗꯣ ꯃꯥꯅꯁꯨ ꯂꯤꯊꯣꯛꯆꯔꯛꯄꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯣꯏ ꯕꯕꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯒ꯭ꯌꯥꯟ ꯈꯒ ꯇꯥꯔꯛꯄꯩꯁꯤꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯅꯥꯔꯒ ꯑꯗꯨꯒ ꯃꯥꯒ ꯑꯃꯨꯛ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯃꯣꯏ ꯃꯥꯒ ꯃꯅꯥꯎꯄꯤ ꯑꯃꯒ ꯃꯣꯏ ꯑꯅꯤꯗꯪ ꯑꯣꯏꯕ ꯑꯗ ꯃꯅꯥꯎꯄꯤꯁꯤ ꯑꯃꯨꯛ ꯃꯤꯒ ꯑꯃꯨꯛꯁꯨ ꯃꯤꯃꯥꯟꯅꯗꯕ ꯋꯥꯈꯜ ꯇꯥꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯑꯩꯈꯣꯏ ꯅꯣꯛꯑꯦ ꯄꯪꯅꯣꯛꯇ ꯅꯣꯛꯄꯤ ꯀꯞꯄꯦ ꯄꯪꯀꯞꯇ ꯀꯞꯄꯤꯗꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨ ꯄꯤꯌꯨ ꯑꯗꯨ ꯆꯥꯒꯦ ꯑꯗꯨꯅ ꯅꯣꯔꯃꯦꯜ ꯑꯃ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯕꯀꯣ ꯁ꯭ꯄꯦꯁꯦꯜ ꯆꯥꯏꯜ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯕ ꯑꯗ ꯃꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯉꯟꯅ ꯂꯨꯈꯥꯎ ꯑꯣꯏꯍꯧꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯗꯤ ꯄꯣꯛꯄꯒ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯌꯦꯕ ꯃꯄꯥꯅ ꯂꯩꯈꯤꯗꯕꯁꯦ ꯏꯒ ꯅꯧꯔꯤꯉꯩꯗ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯅꯥꯔꯒ ꯅꯥꯕꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯂꯩꯈꯤꯗꯕꯒꯤ ꯋꯥꯈꯜ ꯄꯩꯁꯥ ꯃꯌꯥꯝꯒꯤ ꯋꯥꯈꯜ ꯃꯃꯥꯁꯤꯗꯤ ꯑꯗꯨꯝ ꯁꯣꯟꯖꯨꯅꯔꯒ ꯀꯩꯅꯣꯝ ꯇꯧꯕꯗꯣ ꯐꯛꯆꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗ ꯃꯣꯏꯁꯦ ꯑꯗꯨꯝ ꯃꯄꯨ ꯃꯕꯣꯛꯀ ꯀꯩꯁꯤꯅꯗꯤ ꯂꯣꯏ ꯂꯦꯞꯄꯅꯤꯅ ꯑꯗꯨꯝ ꯆꯠꯈꯤꯅꯨ ꯅꯆꯥꯅꯤꯁꯤꯒ ꯂꯩꯌꯣꯅ ꯃꯥꯅꯁꯨ ꯑꯩ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯦꯒ ꯍꯥꯏꯔꯒ ꯃꯄꯥꯝꯗ ꯍꯟꯕꯁꯦ ꯃꯥꯁꯨ ꯄꯥꯝꯖꯗꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯒꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯤꯗꯅꯦ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯃꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯇꯩꯕ ꯃꯥꯡꯒꯣꯟ ꯁꯨꯃꯥꯡꯁꯦ ꯋꯥꯏ ꯌꯥꯝ ꯇꯩꯅꯩꯗꯅ ꯁꯤ ꯇꯩꯔꯦꯗꯅ ꯃꯣꯏꯁꯦ ꯌꯨꯝꯁꯦ ꯄꯨꯂꯞ ꯄꯨꯜꯂꯦꯕ ꯃꯣꯏꯒꯤ ꯕꯥꯆꯧꯁꯤꯒ ꯃꯣꯏꯁꯤꯒꯀꯣ ꯕꯥꯆꯧꯁꯤꯅꯅꯦ ꯃꯃꯥꯁꯤꯅ ꯍꯦꯛ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯩꯔꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯅꯥꯛꯇꯣ ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯩꯕ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯔꯁꯨ ꯑꯗꯨꯝ ꯂꯩꯕ
ꯑꯗꯩ ꯃꯃꯥꯁꯤꯅ ꯀꯣꯟ ꯐꯦꯡꯉꯦꯗ ꯃꯣꯏ ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯐꯝꯁꯨ ꯄꯨꯂꯞ ꯄꯨꯜꯂꯦꯕ ꯑꯗꯨꯝ ꯃꯅꯤꯡ ꯃꯌꯥꯁꯦ ꯃꯥꯁꯨ ꯀꯩꯅꯣꯝ ꯇꯧꯔ ꯑꯗꯨꯝ ꯂꯩꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯃꯥꯁꯤꯅꯅꯦ ꯃꯣꯏꯁꯦ ꯂꯦꯇꯤꯟ ꯀꯩ ꯀꯩꯅꯣꯁꯦ ꯂꯣꯏ ꯄꯨꯜꯂꯤꯅꯦꯕ ꯇꯣꯏꯂꯦꯠ ꯀꯩ ꯃꯌꯥꯝꯁꯦ ꯏꯔꯨꯖꯐꯝ ꯈꯣꯠꯐꯝꯁꯦ ꯂꯣꯏ ꯄꯨꯟꯕ ꯑꯗ ꯃꯃꯥꯁꯤꯅꯅꯦ ꯏꯔꯨꯖꯔꯦꯗꯅ ꯃꯥꯁꯤꯅ ꯑꯗꯨꯝ ꯂꯩꯔꯝꯕ ꯃꯥꯁꯤꯅ ꯏꯔꯨꯖ ꯂꯩꯔ ꯊꯣꯛꯂꯛꯄꯁꯦ ꯑꯗ ꯃꯥꯅ ꯑꯍꯥꯟꯕꯗ ꯁꯨꯝ ꯇꯥꯟ ꯆꯥꯅꯔꯤ ꯃꯥꯅꯦꯒ ꯈꯟꯗꯣꯛꯄ ꯑꯗꯩ ꯃꯥꯅ ꯐꯤ ꯁꯨꯔꯁꯨ ꯃꯅꯤꯡꯗ ꯃꯇꯩꯗꯣ ꯂꯩꯕꯗꯣ ꯁꯨꯝ ꯂꯩꯖꯔꯤ ꯃꯥꯅꯦꯅ ꯃꯥꯁꯨ ꯑꯗꯨꯝ ꯈꯟꯕ ꯑꯗꯨꯒꯗꯤ ꯃꯥꯅꯅꯦ ꯇꯣꯏꯂꯦꯠ ꯆꯪꯕꯁꯦ ꯁꯤꯁꯨ ꯊꯣꯛꯂꯛꯄꯗ ꯍꯦꯛꯇ ꯃꯇꯩꯁꯨ ꯑꯗꯨꯋꯥꯏꯗ ꯍꯦꯛꯇ ꯂꯩꯔꯝꯕ ꯃꯥꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯝꯇꯗꯤ ꯍꯥꯏꯔꯛꯇꯕꯅꯤ나 ꯃꯥꯁꯨ ꯋꯥꯗꯤ ꯍꯥꯏꯕꯁꯦ ꯌꯥꯗꯕ ꯑꯗꯩ ꯃꯇꯩꯁꯤꯒꯁꯨ ꯃꯣꯏꯁꯦ ꯀꯣꯏꯇꯛ ꯆꯠꯅꯕ ꯋꯥꯗꯣ ꯑꯗꯣ ꯉꯥꯡꯅꯗꯕ ꯑꯗꯩ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯒ ꯂꯩꯒꯗꯕ ꯑꯣꯏꯕꯒ ꯌꯥꯝ ꯊꯤꯅ ꯃꯥꯗꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯃꯇꯥꯡꯁꯨ ꯑꯣꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦꯕ ꯃꯥꯁꯦ ꯑꯗꯣ ꯃꯥꯁꯦ ꯁꯨꯝ ꯃꯤ ꯅꯨꯄꯤ ꯑꯃꯅ ꯋꯥꯏ ꯇꯩꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃ ꯁꯨꯝ ꯂꯦꯞꯄꯒ ꯁꯨꯝ ꯌꯦꯡ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯒꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯅ ꯁꯨꯝꯗꯤ ꯑꯗꯨꯒ ꯁꯨꯝ ꯍꯧꯖ ꯁꯨꯝ ꯇꯣꯏꯁꯜꯂꯛꯄ ꯑꯗꯩꯗꯤ ꯁꯨꯝ ꯃꯥꯁꯦ ꯑꯩꯈꯣꯏ ꯏꯔꯨꯖꯕꯗꯩ ꯊꯣꯛꯂꯛꯄꯁꯦ ꯍꯦꯛ ꯊꯣꯡ ꯍꯥꯡꯗꯣꯛꯐꯝꯁꯤꯗ ꯍꯦꯛ ꯂꯩꯔꯝꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦ ꯑꯗ ꯃꯣꯏꯗꯤ ꯏꯔꯨꯖꯕꯩ ꯍꯥꯏꯁꯤꯗꯤ ꯕꯥꯠꯔꯨꯝ ꯐꯖꯅ ꯁꯥꯕꯗꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯐꯛꯂꯣꯡ ꯍꯥꯏꯇꯥꯔꯦꯅꯦ ꯈꯥꯖꯤꯜꯂꯒ ꯑꯗꯨꯝ ꯇꯧꯕꯤꯗꯣ ꯑꯗꯨꯗꯅꯦꯕ ꯑꯗꯨꯗ ꯃꯅꯥꯎꯄꯤꯗꯨꯅ ꯏꯔꯨꯖꯔꯒ ꯃꯇꯩꯗꯨꯅ ꯁꯨꯝ ꯂꯩꯕꯗꯨꯗꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗꯅ ꯊꯣꯛꯇꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥꯁꯦ ꯁꯨꯝ ꯇꯧꯋꯦꯕꯗ ꯃꯥꯁꯤꯅ ꯁꯥꯎꯔꯒꯅꯦ ꯏꯁꯧ ꯂꯥꯡꯉ ꯁꯨꯝ ꯆꯪꯉꯛꯄꯁꯦ ꯃꯆꯥꯅꯨꯄꯤꯁꯤꯅ ꯌꯥꯝ ꯄꯤꯛꯅ ꯇꯥꯈꯤꯕ ꯑꯩ ꯑꯁꯨꯛ ꯁꯦꯡꯅ ꯂꯩꯖꯒꯦꯅ ꯑꯩ ꯇꯧꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯔꯨꯖꯔꯦ ꯍꯦꯛꯇ ꯊꯣꯛꯂꯛꯄꯗ ꯏꯇꯩꯃꯥꯅꯕꯨ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯇꯣꯏꯂꯦꯠ ꯆꯪꯉꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯑꯩ ꯁꯤꯗꯤ ꯍꯩꯅꯗ꯭ꯔꯦ ꯑꯩꯅ ꯋꯥꯏ ꯇꯩꯔꯦ ꯃꯥ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯕꯣ ꯁꯤꯗꯤ ꯑꯩꯗꯤ ꯃꯤ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯆꯦꯜꯍꯟꯒꯦ ꯍꯥꯏꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯩ ꯏꯆꯦꯁꯤꯅ ꯁꯨꯝꯕꯁꯦ ꯈꯪꯗꯣꯛꯈ꯭ꯔꯣ ꯑꯩꯐꯧ ꯌꯥꯎꯅ ꯂꯥꯟꯅ ꯈꯟꯗꯣꯏꯅꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯨꯔꯣ ꯃꯇꯩ ꯃꯅꯥꯎ ꯑꯃꯨꯛ ꯋꯥꯐꯪꯅꯗꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯩꯅꯣ ꯑꯣꯏꯔꯛꯀꯅꯤ ꯐꯠꯇꯕ ꯑꯣꯏꯔꯛꯀꯅꯤ ꯑꯩ ꯀꯔꯤꯅꯣ ꯁꯤꯕꯣꯅ ꯃꯃꯥꯁꯤꯅ ꯁꯨꯝ ꯅꯨꯄꯥ ꯂꯩꯇꯕꯁꯦ ꯁꯨꯛ ꯌꯥꯝ ꯁꯨꯃꯥꯏꯅ ꯋꯥꯕꯣꯔꯦ ꯃꯣꯏꯅ ꯃꯤꯅ ꯎꯁꯤꯜꯂꯛꯇꯕꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯇꯩ ꯑꯩ ꯂꯩꯔꯤ ꯏꯆꯥꯒꯤꯗꯃꯛꯇ ꯏꯆꯥꯈꯩꯁꯦ ꯅꯪ ꯐꯖꯅ ꯁꯦꯝꯃꯨꯃꯧꯅ ꯃꯣꯏꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯒꯗꯕ ꯀꯔꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤ ꯋꯥꯈꯜꯁꯦꯅ ꯃꯃꯥꯁꯤꯅ ꯏꯃꯨꯡꯗ ꯏꯁꯧ ꯂꯥꯡꯕ ꯈꯣꯠꯄ ꯁꯨꯝ ꯃꯥꯁꯦ ꯇꯥꯏꯌꯦꯕ ꯑꯗꯩ ꯅꯣꯡꯃꯁꯨ ꯀꯩꯅꯣꯁꯦ ꯃꯆꯥꯅꯨꯄꯤꯁꯤꯅ ꯁꯥꯟꯅꯔꯨꯕꯗꯩ ꯃꯥꯁꯨ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯉꯦꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯃꯥꯁꯤꯁꯨ ꯇꯣꯏꯂꯦꯠꯇ ꯂꯩꯔꯝꯕ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅ ꯕꯥꯆꯧꯁꯤꯅ ꯁꯨꯃꯥꯏꯅ ꯆꯦꯞꯊꯔꯒ ꯌꯦꯡꯕꯁꯦ ꯃꯣꯏꯁꯦ ꯊꯣꯡꯁꯦ ꯎꯕꯥꯛꯀꯤ ꯇꯣꯏꯂꯦꯠꯅꯦꯕ ꯑꯗꯣ ꯌꯦꯡꯕꯁꯦ ꯃꯆꯥꯅꯨꯄꯤꯁꯤꯅ ꯎꯔꯦꯕꯀꯣ ꯑꯗꯨꯀꯥꯟꯗꯗꯤ ꯃꯆꯥꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯨ ꯍꯦꯛ ꯇꯟꯖꯥꯗ ꯊꯣꯛꯂꯛꯄ ꯑꯗꯨꯒ ꯃꯇꯩꯁꯤꯁꯨ ꯃꯃꯥꯗꯣ ꯊꯣꯛꯂꯛꯈꯤꯗꯣꯔꯦꯅ ꯐꯠ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯥꯅ ꯊꯣꯛꯂꯛꯄꯒꯗꯤ ꯑꯗꯨꯝ ꯃꯇꯩꯗꯣ ꯑꯗꯨꯋꯥꯏ ꯂꯩꯔꯝꯕꯗꯣ ꯎꯔꯦꯗꯅ ꯃꯃꯥꯁꯤꯅ ꯏꯁꯧ ꯂꯥꯡꯉꯒ ꯃꯃꯥꯁꯤꯅ ꯑꯃꯥꯡꯕ ꯆꯥꯒꯦ ꯍꯥꯏꯔ ꯈꯪꯗꯦ ꯃꯤꯅ ꯇꯣꯏꯂꯦꯠ ꯇꯧꯕ ꯌꯦꯡꯉꯤꯁꯤꯕꯨ ꯑꯃꯥꯡꯕ ꯆꯥꯒꯦ ꯍꯥꯏꯔ ꯈꯪꯗꯦꯅ ꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯃꯤꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯦꯕꯀꯣ ꯑꯗꯨꯅꯁꯨ ꯃꯥꯁꯦ ꯏꯃꯨꯡꯗ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ ꯀꯞꯁꯨ ꯌꯥꯝ ꯀꯞꯄꯤ ꯃꯃꯥꯁꯦ ꯑꯗꯩꯗꯤ ꯅꯣꯡꯃꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯣꯏꯂꯦꯠ ꯇꯧꯔꯤꯉꯩꯁꯤꯗꯅꯦ ꯅꯨꯡꯗꯥꯡꯁꯤꯗꯀꯣ ꯀꯩꯅꯣꯁꯦ ꯃꯅꯨꯡꯁꯤꯗ ꯃꯥꯅ ꯀꯩꯅꯣꯁꯦ ꯊꯥꯟꯕ ꯀꯦꯟꯗꯜ ꯊꯥꯟꯕ ꯑꯗꯨꯀꯥꯟꯗ ꯃꯇꯩ ꯍꯣꯏꯒꯤ ꯀꯥꯁꯤꯅꯅꯦ ꯇꯣꯏꯂꯦꯠꯀ ꯍꯦꯛ ꯊꯪꯅꯕ ꯑꯣꯏꯕ ꯃꯤ ꯑꯃ ꯇꯣꯏꯂꯦꯠ ꯆꯪꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯈꯪꯕ ꯇꯥꯕꯗꯣ ꯑꯣꯏꯕꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯎꯕꯥ ꯑꯃꯒ ꯈꯤꯇꯪ ꯀꯥꯕꯗꯣ ꯑꯗ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯅꯞꯁꯜꯂꯒ ꯃꯃꯥꯏꯁꯦ ꯗꯥꯏꯔꯦꯛ ꯁꯨꯃꯥꯏꯅ ꯊꯦꯡꯕ ꯎꯕꯥꯛꯇꯗꯤ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯈꯤꯇꯪꯗꯤ ꯅꯛꯁꯜꯂ ꯌꯦꯡꯉꯛꯄꯤꯗꯣ ꯗꯥꯏꯔꯦꯛ ꯉꯛꯄꯁꯦ ꯃꯥꯏ ꯃꯃꯤꯠꯁꯦ ꯃꯅꯨꯡꯗꯩ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗꯩ ꯃꯅꯥꯎꯄꯤꯁꯤꯅ ꯃꯧꯁꯤꯅ ꯎꯔꯦꯕ ꯃꯥꯁꯦ ꯏꯁꯦ ꯍꯦꯛꯇ ꯀꯥꯔꯛꯇꯅ ꯃꯥꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯝꯇꯪ ꯊꯣꯡꯁꯦ ꯀꯝ ꯂꯥꯎꯅ ꯍꯦꯛꯇ ꯍꯥꯡꯕꯅꯦꯕ ꯑꯗꯗꯤ ꯃꯇꯩꯁꯦ ꯍꯦꯛꯇ ꯎꯕꯥꯛꯀꯤ ꯊꯣꯡꯗꯣ ꯁꯨꯃꯥꯏꯅ ꯌꯩꯔꯦꯗꯅ ꯃꯅꯥꯇꯣꯟꯒꯁꯦ ꯏ ꯊꯣꯛꯇꯅꯅꯦ ꯇꯧꯔꯕ ꯊꯣꯛꯂꯛꯑꯒ ꯃꯥꯅ ꯀꯔꯤꯅꯣ ꯑꯩ ꯁꯨꯝ ꯌꯦꯡꯕꯅꯤ ꯏꯇꯩꯅ ꯑꯩꯉꯣꯟꯗ ꯇꯣꯏꯂꯦꯠ ꯆꯪꯕ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯏꯔꯨꯖꯔꯦ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯋꯥꯏ ꯇꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯩꯅ ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯉꯦ ꯐꯤ ꯁꯨꯔꯦ ꯁꯨꯃꯥꯏꯅ ꯂꯩ ꯀꯔꯤꯅꯣ ꯏꯇꯩꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤ ꯋꯥꯈꯜꯁꯤꯕꯨ ꯏꯇꯩꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯥꯝꯃꯤꯅꯣ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯦ ꯋꯥꯔꯦ ꯑꯩꯁꯨ ꯂꯨꯈꯥꯕꯤꯅꯦꯅ ꯕꯗꯅꯥꯝ ꯄꯤꯒꯦ ꯍꯥꯏꯔ ꯂꯨꯈꯥꯕꯤ ꯑꯝꯇ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯥꯏ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯒ ꯃꯆꯥ ꯌꯣꯛꯆꯒꯦꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯅꯥꯝ ꯂꯩꯕ ꯉꯝꯃꯔꯣꯏ ꯏꯇꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯟ ꯑꯣꯏꯔꯝꯃꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯈꯜꯂꯣꯏꯀꯣ ꯅꯪ ꯀꯔꯤ ꯍꯥꯏꯅꯣ ꯏꯇꯩꯒꯤꯁꯦ ꯑꯩ ꯂꯧꯒꯦ ꯍꯥꯏꯔ ꯀꯔꯤꯅೋ ꯏꯇꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩ ꯋꯥ ꯉꯥꯡꯉꯣꯏꯅ ꯉꯥꯡꯗꯕꯅꯦ ꯑꯗꯣ ꯁꯨꯝ ꯍꯧꯖ ꯑꯩꯁꯦ ꯏꯔꯨꯖꯕ ꯆꯪꯕꯐꯥꯎ ꯀꯤꯔꯦ ꯇꯣꯏꯂꯦꯠ ꯆꯪꯕꯐꯥꯎ ꯀꯤꯔꯦ ꯏꯇꯩꯅ ꯍꯧꯖ ꯁꯨꯃꯥꯏꯅ ꯇꯧꯔꯤꯉꯩ ꯃꯅꯥꯎꯄꯤꯅ ꯏꯔꯨꯖꯕꯕꯨ ꯁꯨꯃꯥꯏꯅ ꯊꯣꯡ ꯃꯅꯨꯡꯗ ꯌꯦꯡꯉꯛꯄ ꯇꯣꯏꯂꯦꯠ ꯆꯪꯕ ꯁꯨꯃꯥꯏꯅ ꯌꯦꯡꯉꯛꯄꯁꯤꯕꯨ ꯁꯤꯁꯦ ꯀꯔꯤꯅꯣ ꯏꯇꯩꯅ ꯄꯥꯝꯃꯤꯁꯦꯅ ꯍꯦꯛꯇ ꯃꯥꯁꯤꯅ
ꯉꯥꯡꯉꯕ ꯑꯗꯩꯗꯤ ꯃꯇꯩꯁꯤꯗꯤ ꯆꯦꯟꯈ꯭ꯔꯕꯀꯣ ꯑꯗꯩꯗꯤ ꯃꯧ ꯃꯆꯦꯁꯦ ꯇꯥꯔꯕ ꯀꯩꯅꯣꯅ ꯏꯇꯩꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯃꯥꯅ ꯀꯞꯇꯅ ꯍꯥꯏꯔꯕ ꯃꯧ ꯃꯆꯦꯗꯨꯅ ꯃꯤ ꯃꯥꯡꯗ ꯏꯀꯥꯏ ꯈꯣꯠꯂꯤ ꯃꯔꯝꯅꯤ ꯅꯥꯏꯔꯅꯨ ꯈꯣꯠꯂꯅꯨ ꯇꯣꯛꯑꯣ ꯅ ꯍꯥꯏꯔꯕ ꯏꯆꯦ ꯑꯩ ꯌꯨꯝꯁꯦ ꯂꯩꯒꯅꯨ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯑꯥꯗꯁꯨ ꯏꯄꯥꯝꯗꯁꯨ ꯂꯩꯐꯝ ꯅꯥꯇꯩ ꯆꯥꯗꯦ ꯑꯗꯨꯅ ꯑꯩ ꯄꯥꯝꯗꯦ ꯏꯆꯥꯅꯤ ꯏꯆꯦ ꯑꯝꯇꯗꯤ ꯌꯣꯛꯆꯒꯦ ꯏꯆꯦ ꯅꯪ ꯅꯅꯥꯎꯃꯛꯅꯤ ꯈꯟꯕꯤꯌꯨꯅ ꯑꯗꯩ ꯃꯅꯦꯝ ꯃꯀꯨ ꯊꯣꯛꯂꯛꯇꯅ ꯑꯗꯩ ꯃꯀꯨꯕꯣꯛꯅ ꯉꯥꯡꯗꯅ ꯆꯩꯗꯅ ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯃꯧ ꯅꯅꯥꯎꯄꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯅꯪ ꯀꯔꯤ ꯋꯥꯈꯜꯅꯣ ꯁꯥꯅ ꯈꯟꯒꯗꯕ ꯋꯥꯈꯜ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯌꯥꯔꯣꯏ ꯆꯠꯂꯨ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯅ ꯑꯗꯩ ꯃꯅꯦꯝꯕꯣꯛꯅꯁꯨ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯐꯤꯔꯣꯏꯐꯧ ꯂꯣꯏꯗ꯭ꯔꯤ ꯅꯅꯥꯎꯄꯥꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯅꯪ ꯀꯔꯤ ꯋꯥꯈꯜꯅꯣ ꯅꯪ ꯈꯜꯂꯤꯗꯣ ꯏꯀꯥꯏ ꯃꯤ ꯃꯃꯥꯡꯗꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯗꯅ ꯆꯩꯗꯅ ꯇꯧꯔꯒ ꯃꯇꯩꯗꯣ ꯂꯪꯕꯩꯗꯣ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ ꯍꯥꯏ ꯌꯨꯝꯗ ꯀꯌꯥ ꯍꯜꯂꯛꯇꯦ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯥꯁꯦ ꯌꯥꯝ ꯆꯦꯛꯁꯟꯅ ꯂꯩꯔꯒ ꯑꯩꯈꯣꯏ ꯂꯦꯇꯤꯟ ꯕꯥꯠꯂꯨꯝ ꯃꯣꯏꯒꯤ ꯂꯣꯏ ꯈꯥꯏꯗꯅ ꯃꯅꯦꯝ ꯃꯀꯨꯁꯤꯅ ꯃꯣꯏꯒ ꯄꯨꯜꯂꯒ ꯂꯣꯏ ꯈꯥꯖꯤꯜꯂ ꯆꯪꯅꯗꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯆꯥ ꯅꯨꯄꯤꯗꯨꯅ ꯃꯃꯥꯅ ꯀꯞꯈꯤꯕ ꯅꯨꯡꯉꯥꯏꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯗ ꯂꯥꯎꯅꯈꯤꯕ ꯅꯨꯡꯗꯥꯡꯗꯨꯗ ꯃꯥꯗꯤ ꯑꯉꯥꯡꯅꯤꯅ ꯉꯥꯡꯕꯗꯤ ꯉꯝꯗ ꯇꯧꯔ ꯇꯨꯃꯤꯟꯅ ꯃꯥꯅ ꯌꯦꯡꯉ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯃꯥꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯏꯃꯥꯅ ꯃꯇꯝꯗꯨꯗ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯣ ꯀꯞꯈꯤꯕꯗꯣ ꯊꯣꯡꯒꯁꯦ ꯑꯩꯈꯣꯏꯁꯦ ꯀꯟꯅ ꯂꯣꯜꯂꯤ ꯑꯍꯤꯡꯗ ꯅꯣꯏ ꯕꯥꯆꯧꯁꯦ ꯆꯪꯉꯛꯑꯗꯤꯅ ꯏꯃꯥꯅ ꯏꯔꯨꯖꯕ ꯍꯦꯛ ꯂꯨꯐꯝ ꯈꯪꯗꯕ ꯑꯩꯅ ꯁꯪꯉꯒꯐꯧ ꯂꯨꯈꯤ ꯅꯪ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯨ ꯈꯣꯠꯂꯣꯅ ꯑꯗꯩ ꯕꯥꯆꯧꯁꯦ ꯑꯩꯅ ꯍꯦꯛ ꯁꯪꯉꯒꯅ ꯂꯤꯐꯦꯠ ꯍꯦꯛ ꯊꯣꯛꯂꯛꯑꯝꯒꯅꯤ ꯑꯩ ꯂꯩꯔꯒꯅ ꯑꯃꯨꯛ ꯆꯪꯈꯤꯅꯤ ꯇꯧꯕꯁꯦ ꯑꯗꯩ ꯑꯩꯅ ꯍꯦꯛ ꯐꯠ ꯂꯥꯎ ꯆꯪꯉꯛꯄꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯃꯥꯅ ꯏꯔꯨꯖꯕꯁꯦ ꯕꯥꯆꯧꯅ ꯊꯣꯡ ꯀꯩꯅꯣꯗ ꯌꯦꯡꯉꯝꯕ ꯑꯩ ꯑꯗꯨꯝ ꯇꯣꯏꯂꯦꯠ ꯆꯪꯉꯁꯨ ꯑꯗꯨꯝꯕꯁꯦ ꯑꯩꯅ ꯐꯅꯌꯥꯝ ꯎꯏ ꯑꯅ ꯑꯉꯥꯡꯁꯤꯅ ꯃꯥꯅ ꯋꯥꯔꯤꯁꯦ ꯂꯤꯔꯛꯄꯅꯦꯕꯀோ ꯍꯧꯈ꯭ꯔꯕ ꯀꯨꯏꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯃꯥꯅ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯥꯕꯧꯗ ꯂꯩꯁꯥꯕꯤ ꯐꯥꯗꯅ ꯂꯩꯔꯦ ꯃꯥꯁꯇꯔꯒ ꯂꯣꯏ ꯂꯣꯏꯗꯅꯀꯣ ꯑꯗꯣ ꯃꯥꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯣꯏ ꯕꯥꯆꯧꯗꯣ ꯈꯧꯇꯛ ꯆꯥꯅꯗꯅ ꯃꯥꯗꯤ ꯌꯨꯝꯗꯗꯤ ꯏꯟꯊꯤꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯑꯗꯣ ꯃꯥꯒ ꯇꯧꯔꯒ ꯃꯃꯥꯁꯤꯒ ꯀꯩꯅꯣ ꯇꯧꯔ ꯃꯕꯣꯛ ꯃꯄꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯂꯩꯈꯤꯗ꯭ꯔꯦꯌꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯅ ꯏꯄꯥꯁꯦ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕꯥꯆꯧꯒꯤ ꯈꯌꯥꯠꯇꯒꯤ ꯏꯃꯥꯁꯦ ꯑꯋꯥꯐꯝꯗꯤ ꯇꯥꯍꯧꯗꯦ ꯏꯖꯠꯇꯤ ꯃꯥꯡꯍꯧꯗꯦ ꯍꯥꯏꯅ ꯇꯧꯔꯒ ꯃꯆꯥꯅꯨꯄꯤꯁꯤꯅ ꯂꯤꯔꯛꯄꯅꯦꯕ ꯁꯨꯃꯥꯏꯅ ꯀꯌꯥ ꯂꯨꯈꯥꯕꯤ ꯑꯣꯏꯍꯧꯕ ꯅꯨꯄꯤ ꯀꯌꯥ ꯁꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯣꯛꯅꯗꯕꯤꯗ ꯍꯥꯏꯅ ꯃꯥꯁꯨ ꯂꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯁꯨꯃꯥꯏꯅꯃꯛ ꯍꯦꯛ ꯃꯇꯩ ꯑꯣꯏꯕ ꯑꯗꯩ ꯃꯅꯥꯎꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯨꯈꯥ ꯑꯣꯏꯍꯧꯔꯦꯅ ꯃꯇꯩ ꯃꯗꯨꯗ ꯅꯠꯇ꯭ꯔꯒ ꯃꯅꯥꯎꯅꯨꯄꯤꯗꯨꯗ ꯁꯤꯒꯨꯝꯕ ꯃꯤꯠꯌꯦꯡ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯡꯁꯦ ꯇꯧꯍꯟꯅꯤꯡꯗꯦꯕ ꯃꯣꯏꯅ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯆꯟꯗꯧꯅ ꯑꯗꯩ ꯃꯆꯦꯗꯧꯅ ꯈꯟꯗꯣꯛꯑꯒ ꯏꯌꯥꯝꯕꯒꯤ ꯏꯅꯥꯎꯄꯥꯒꯤ ꯂꯩꯈꯤꯗꯕ ꯍꯧꯖꯤꯛꯀꯤ ꯃꯆꯥꯁꯦ ꯏꯆꯥ ꯁꯛꯅ ꯑꯩꯈꯣꯏꯅꯁꯨ ꯍꯣꯠꯅꯒꯦ ꯀꯥꯏꯅ ꯄꯥꯝꯕꯣꯝ ꯇꯤꯡꯗꯅ ꯏꯇꯩꯃ ꯑꯗꯩ ꯏꯅꯥꯎꯄꯤꯑꯅ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡꯗꯣ ꯐꯖꯅ ꯌꯦꯡꯁꯤꯜꯍꯜꯂꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯃꯅꯨꯡꯗ ꯂꯩꯅꯔꯒꯁꯨ ꯁꯤꯒꯨꯝꯕꯁꯦ ꯇꯧꯗꯅꯕ ꯑꯩꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯧꯈꯠꯂꯛꯄꯅꯦꯕꯀꯣ ꯑꯗꯩ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯆꯥꯅꯨꯄꯤꯁꯦ ꯃꯣꯏꯁꯦ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯗꯨꯗ ꯃꯇꯩ ꯃꯣꯏ ꯁꯥꯒꯩꯒꯤ ꯃꯇꯩꯁꯦ ꯁꯤꯅ ꯃꯥꯏ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯒ ꯅꯨꯄꯤ ꯑꯃ ꯂꯧꯋꯦꯕ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯑꯇꯣꯝꯕꯤꯗꯨꯅ ꯆꯦꯜꯂꯛꯄ ꯃꯆꯥꯅꯨꯄꯥ ꯁꯤꯗꯩꯗ ꯆꯦꯜꯂꯦꯕ ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯦ ꯑꯗꯨꯗꯤ ꯍꯣꯏ ꯃꯥꯅ ꯆꯦꯜꯂꯛꯄꯅꯤꯅ ꯁꯥꯒꯩꯕꯨꯗꯤ ꯄꯨꯟꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯃꯨꯛ ꯆꯦꯜꯂꯛꯑꯕꯅꯤꯅ ꯃꯣꯏ ꯁꯥꯒꯩꯗꯨꯗ ꯄꯨꯟꯅ ꯃꯣꯏꯁꯦ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯃꯕꯨꯡꯒ ꯃꯆꯟꯒꯗꯤ ꯊꯣꯛꯑꯦꯗꯅ ꯑꯃꯨꯛꯀꯣ ꯃꯥꯗꯤ ꯍꯧꯖꯤꯛꯀꯤ ꯁꯣꯝꯒꯤ ꯁꯥꯒꯩꯁꯤꯗ ꯃꯃꯤꯡ ꯃꯊꯥ ꯂꯣꯏ ꯍꯥꯞꯄꯕꯅꯦꯕ ꯃꯥꯏ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯀꯩꯗꯀꯣ ꯄꯤꯁꯛ ꯄꯤꯛꯅ ꯆꯦꯜꯂꯛꯑꯕꯅꯦꯕ ꯑꯗꯨꯒꯤ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯕ ꯑꯗꯩ ꯆꯦꯟꯕꯁꯦ ꯑꯃꯨꯛꯁꯨ ꯆꯦꯜꯂꯦ ꯐꯅ ꯀꯨꯏꯅ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯅꯣꯏ ꯅꯕꯨꯡꯅꯤ ꯅꯆꯟꯅꯦꯅ ꯑꯃꯨꯛ ꯊꯝꯅꯔꯦ ꯑꯗꯣ ꯂꯣꯟ ꯍꯦꯛꯇ ꯎꯅꯔꯝꯕ ꯁꯦꯟꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕ ꯑꯗꯩ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯑꯕ ꯑꯗꯩ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯦꯟꯁꯤꯜꯂꯦ ꯑꯗꯩ ꯆꯍꯤꯗꯨꯗꯤ ꯁꯨꯗ꯭ꯔꯤꯕꯅꯤ나 ꯂꯨꯍꯣꯡꯕꯁꯨ ꯌꯥꯗꯦ ꯑꯗꯩ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯑꯃꯨꯛ ꯊꯣꯛꯑꯦ ꯃꯃꯥ ꯃꯄꯥꯗꯨꯗꯤ ꯉꯥꯎꯔꯦꯕ ꯃꯊꯥꯅꯀꯣ ꯑꯗ ꯀꯩꯗꯧꯒꯗꯒꯦꯅ ꯃꯣꯏꯁꯦ ꯂꯥꯛꯑꯝꯃꯤꯅꯦꯕ ꯃꯣꯏꯅꯗꯤ ꯑꯗꯨꯝ ꯆꯦꯜꯂꯕꯅꯤꯅ ꯑꯅꯤꯔꯛ ꯁꯨꯔꯛꯑꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯗꯣ ꯃꯥꯡꯉꯕꯅꯤꯅ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯂꯩꯍꯜꯂꯅꯨ ꯌꯨꯝꯗ ꯑꯗꯨꯒ ꯑꯗꯨꯝ ꯍꯌꯦꯡꯋꯥꯏ ꯆꯍꯤ ꯁꯨꯔ ꯍꯣꯡꯒꯦꯁꯨ ꯍꯣꯡꯉꯣ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄꯗ ꯍꯥꯏꯕꯗ ꯉꯥꯡꯕꯗ ꯂꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁꯨꯝ ꯁꯦꯟꯅꯕꯁꯦ ꯉꯝꯃꯔꯣꯏꯅ ꯃꯣꯏꯒꯤꯗꯤ ꯏꯟꯊꯣꯛꯅꯤꯡꯉꯦꯕꯀꯣ ꯑꯗ ꯀꯔꯤ ꯇꯧꯕꯅ ꯐꯒꯗꯒꯦꯅ ꯃꯣꯏꯁꯨ ꯇꯥꯟꯅꯕ ꯂꯥꯛꯑꯝꯃꯦꯕ ꯑꯗ ꯑꯩꯈꯣꯏꯅꯗꯤ ꯆꯍꯤ ꯁꯨꯗꯕꯅꯤꯅ ꯆꯍꯤ ꯁꯨꯗꯁꯨ ꯃꯤ ꯃꯌꯥꯝ ꯂꯨꯍꯣꯡꯅꯩ ꯑꯗꯨꯝ ꯍꯣꯡꯗꯣꯛꯑꯗꯤ ꯀꯃꯥꯏꯅ ꯍꯥꯏꯔꯨꯅꯤ ꯆꯍꯤ ꯁꯨꯗꯕꯅꯤꯅ ꯂꯨꯍꯣꯡꯕꯗꯤ ꯍꯣꯡꯉꯨꯒꯤꯅꯨ ꯑꯗꯨ ꯀꯟꯗꯤꯁꯟ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯅꯨꯄꯥ ꯃꯌꯨꯝꯗꯗꯤ ꯂꯩꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯇꯨꯃꯤꯟꯅꯍꯟꯗꯕ ꯑꯗꯩ ꯍꯌꯦꯡ ꯆꯍꯤ ꯁꯨꯔ ꯂꯨꯍꯣꯡꯅꯤ ꯍꯥꯏꯔꯒ
ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯂꯩꯅꯕ ꯀꯟꯗꯤꯁꯟ ꯈꯔꯗꯤ ꯌꯥꯎꯋꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯃꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯁꯥꯒꯩ ꯃꯁꯦꯜ ꯑꯃꯨꯛ ꯊꯣꯛꯆꯜꯂꯛꯑꯕꯅꯤꯅ ꯂꯥꯛꯑꯒ ꯂꯩꯔꯕꯅꯤꯅ ꯍꯣꯏ ꯍꯣꯏ ꯑꯗ ꯃꯃꯥꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯃꯊꯥꯗꯨꯅ ꯉꯥꯎꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯃꯒ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅꯅꯦ ꯑꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯁꯦ ꯍꯧꯖꯤꯛꯁꯦ ꯀ꯭ꯂꯥꯁ 10 ꯀꯥꯔꯦ 7, 8 ꯁ꯭ꯋꯥꯏꯐꯥꯎꯗꯤ ꯔꯦꯡ ꯅꯨꯡꯁꯦ ꯑꯗꯨꯝ ꯆꯜꯂꯝꯕ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯐꯔꯝꯕ ꯃꯥꯁꯦꯀꯣ ꯑꯗ ꯃꯥꯒꯤ ꯑꯁꯥꯗ ꯃꯃꯥ ꯃꯄꯥꯁꯦ ꯍꯤꯡꯉꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯄꯥ ꯂꯩꯕ ꯑꯗꯨ ꯃꯥꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯩꯅꯕ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤꯒ ꯀꯩꯒꯁꯦ ꯀꯩꯗꯧꯕꯩꯅꯣ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄꯥꯒꯤ ꯁꯥꯒꯩ ꯂꯧꯔꯤꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯁꯥꯒꯩ ꯃꯥꯡꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯏꯁꯥꯒꯤ ꯁꯥꯒꯩꯁꯤ ꯑꯗꯨꯝ ꯑꯣꯏꯒꯗꯝꯃꯤ ꯀꯥꯏꯅꯀꯣ ꯐꯦꯃꯤꯅꯤꯖꯝꯒꯤ ꯀꯩꯅꯣꯝꯁꯨ ꯃꯉꯣꯟꯗ ꯌꯥꯎꯕ ꯑꯗꯩꯗꯤ ꯁ꯭ꯀꯨꯜꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯈꯟꯕ ꯑꯩ ꯁꯤꯗ ꯇꯝꯃꯤ ꯀꯥꯏꯅ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅꯦ ꯃꯅꯥꯎꯄꯥꯁꯤꯅ ꯈꯔ ꯃꯉꯣꯟꯗ ꯌꯦꯠꯄ ꯈꯣꯠꯄꯒꯁꯦ ꯁꯥꯊꯤ ꯁꯥꯊꯤꯅ ꯐꯨꯕ ꯑꯩꯈꯣꯏ ꯑꯇꯣꯞꯄꯗꯧꯅ ꯑꯗꯩ ꯑꯉꯥꯡꯁꯤꯅ ꯀꯞꯄ ꯅꯤꯡꯉꯥꯏ ꯇꯧꯕꯁꯦ ꯐꯨꯅꯦ ꯅꯣꯏꯅ ꯉꯥꯏ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤ ꯐꯨꯔꯛ ꯇꯥꯏ ꯌꯥꯝ ꯊꯤ ꯉꯥꯡ ꯇꯥꯏ ꯍꯦꯛ ꯍꯥꯏꯕ ꯑꯗꯩ ꯀꯩꯅꯣꯝ ꯂꯩꯌꯨ ꯍꯥꯏꯕꯁꯦ ꯍꯦꯛ ꯂꯩꯗꯕꯗ ꯑꯩꯁꯦ ꯅꯨꯡꯁꯤꯗꯦ ꯅꯣꯏꯅ ꯍꯥꯏꯕ ꯑꯉꯥꯡꯁꯤꯅ ꯈꯤꯇꯪ ꯍꯦꯛ ꯂꯨꯅꯒ ꯇꯧꯕ ꯑꯉꯥꯡꯁꯤꯒꯤ ꯕꯣꯜ ꯑꯃ ꯍꯦꯛ ꯂꯩꯔꯛꯄ ꯇꯧꯕꯁꯦ ꯑꯉꯥꯡꯗꯨ ꯃꯅꯥꯎꯄꯥꯁꯤꯗꯤ ꯆꯍꯤ 3 ꯁꯨꯃꯥꯏꯅ 3 ꯃꯈꯥꯏ 4 ꯈꯛ ꯉꯥꯏꯔꯤꯕ ꯑꯣꯏꯖꯥꯠꯅꯤ ꯑꯗꯣ ꯊꯕꯛꯁꯦ ꯍꯦꯛ ꯆꯠꯂꯨꯕꯗ ꯅꯤꯡꯉꯥꯏ ꯇꯧꯗꯅ ꯁꯥꯟꯅ ꯄꯣꯠ ꯑꯃ ꯂꯩꯌꯨ ꯍꯥꯏꯕꯁꯦ ꯂꯩꯔꯛꯑꯅꯦ ꯅꯣꯏ ꯅꯆꯥꯅꯨꯄꯥꯒꯤꯗꯤ ꯀꯥꯏꯅ ꯍꯦꯛ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯕ꯭ꯔꯪ ꯂꯥꯎ ꯁꯥꯎꯒꯟꯕ ꯃꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯔꯁꯨ ꯁꯥꯎꯒꯟꯕ ꯑꯗꯩ ꯋꯥ ꯑꯃꯇꯪ ꯏꯆꯝ ꯆꯝꯅ ꯅꯪ ꯂꯥꯏꯔꯤꯛꯇꯣ ꯄꯥꯊꯣꯛꯑꯣꯀꯣ ꯍꯥꯏꯔꯁꯨ ꯄꯥꯗꯕ꯭ꯔꯣ ꯑꯩꯁꯨ ꯄꯥ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯃꯊꯥꯁꯦ ꯍꯦꯛꯇ ꯍꯥꯏꯅ ꯇꯥꯅꯕꯁꯨ ꯌꯥꯈꯠꯂꯛꯇꯕꯒ ꯀ꯭ꯂꯥꯁꯅ ꯌꯥꯝꯈꯠꯂꯛꯄꯒ ꯑꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯆꯦꯜꯂꯛꯑꯝꯃꯦꯕ ꯋꯥꯔꯤꯁꯦ ꯇꯥꯟꯅꯕꯀꯣ ꯑꯩꯈꯣꯏ ꯏꯅꯥꯛꯇ ꯃꯇꯝ ꯈꯔ ꯀꯩꯅꯣ 10ꯗꯣ ꯊꯥꯗꯣꯛ ꯂꯣꯏꯔꯒ ꯂꯩꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯃꯤ ꯃꯌꯥꯝꯗꯣ ꯁꯨꯝ ꯎꯔꯒ ꯂꯣꯏꯅꯔꯒ ꯈꯤꯇꯪ ꯃꯥꯁꯦ ꯃꯄꯥꯟ ꯊꯣꯛꯑꯒ ꯁꯤꯡꯅꯕꯅ ꯂꯥꯛꯑꯝꯃꯦꯕ ꯁꯨꯃꯥꯏꯅ ꯃꯈꯟ ꯃꯈꯟꯒꯤ ꯃꯊꯥ ꯑꯃꯃꯝꯁꯦ ꯄꯨꯅꯩꯌꯦꯕꯀꯣ ꯃꯤ ꯑꯃꯃꯝꯗ ꯑꯗꯩ ꯃꯊꯪꯒꯤꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤ ꯃꯣꯏꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯐꯥꯝ ꯇꯧꯋꯦꯕ ꯑꯗꯨꯒ ꯐꯥꯝ ꯇꯧꯔꯒ ꯃꯥꯁꯤ ꯀꯩꯅꯣ ꯃꯥꯁꯦ ꯑꯣꯛꯁꯦ ꯌꯥꯝ ꯂꯣꯏꯌꯦ ꯑꯣꯛ ꯌꯦꯟ ꯉꯥꯅꯨꯁꯦ ꯌꯥꯝ ꯂꯣꯏꯌꯦꯕ ꯆꯍꯤ ꯑꯃꯃꯝꯒꯤ ꯑꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯨꯂꯞ ꯄꯨꯂꯞ ꯑꯣꯛ 10-30 ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯌꯣꯟꯕꯗꯅꯦ ꯑꯣꯛ ꯑꯝꯗ ꯑꯗꯨꯝ 10,000-15,000 ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯣꯟꯕ 15 ꯆꯠꯄꯁꯨ ꯌꯥꯎꯕ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯃꯥꯁꯦ ꯑꯗꯨꯝ 5,000-6,000 ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯪꯉꯦꯕꯀꯣ ꯉꯥꯅꯨ ꯌꯦꯟꯒꯤꯁꯦ ꯊꯥꯗꯕꯤꯗ ꯑꯣꯛꯇꯗ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯔꯕ ꯃꯥꯁꯦ ꯄꯩꯁꯥꯁꯦ ꯃꯥꯅ ꯑꯣꯛ ꯂꯣꯏꯔꯛꯏ ꯃꯇꯝꯁꯦ ꯆꯍꯤ 5 ꯁꯨꯔꯦ ꯃꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯤꯁꯦ ꯆꯍꯤ 10 ꯐꯥꯔꯦ ꯃꯆꯥ 2 ꯂꯩꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯔꯥꯅꯤ ꯐꯤ ꯌꯥꯝ ꯀꯟꯅ ꯁꯥꯏꯌꯦꯕ ꯑꯗꯨ ꯃꯅꯦꯝ ꯃꯀꯨ ꯃꯣꯏꯁꯦ ꯃꯅꯦꯝ ꯃꯀꯨꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯆꯥꯕ ꯑꯗꯨꯒ ꯊꯕꯛꯁꯦ ꯂꯣꯏ ꯀꯟꯅꯩ ꯃꯅꯦꯝ ꯃꯀꯨꯁꯨꯗ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯐꯥꯝꯁꯤꯅ ꯌꯨꯝꯗꯒꯤ ꯈꯤꯇꯪ ꯂꯥꯞꯅ ꯑꯃꯨꯛ ꯂꯩꯕꯀꯣ ꯃꯤꯅꯤꯠ 15ꯃꯨꯛ ꯀꯩꯃꯨꯛ ꯄꯨꯡꯈꯥꯏꯃꯨꯛ ꯁꯥꯏꯀꯜꯅ ꯆꯠꯄꯖꯥꯠꯅꯦꯕ ꯂꯧꯔꯛꯇ ꯂꯩꯕꯗꯣ ꯑꯗꯨꯒ ꯅꯨꯄꯥꯁꯤꯗꯤ ꯃꯝꯃꯤꯉꯩꯗꯒꯤ ꯐꯥꯝꯁꯦ ꯆꯠꯈ꯭ꯔꯅꯤ ꯐꯥꯝꯒꯤ ꯂꯣꯏ ꯂꯣꯏꯔꯝꯃꯒ ꯄꯨꯡ 10 ꯁ꯭ꯋꯥꯏꯗ ꯍꯜꯂꯛꯑꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛ ꯇꯨꯝꯃꯒ ꯅꯨꯡꯊꯤꯟꯁꯦ ꯑꯃꯨꯛ ꯆꯠꯈꯤꯕ ꯁꯤꯅ ꯅꯨꯡꯗꯥꯡ ꯍꯜꯂꯛꯄ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯑꯒ ꯊꯕꯛ ꯋꯥꯔꯨꯕꯅꯤꯅ ꯇꯨꯝꯕ ꯃꯉꯣꯟꯗꯗꯤ ꯀꯩꯒꯨꯝꯕ ꯑꯃꯐꯥꯎ ꯈꯟꯅꯕ ꯍꯧꯕ ꯈꯣꯠꯄ ꯐꯨꯕ ꯅꯩꯕ ꯃꯔꯩ ꯆꯠꯈꯤ ꯑꯝꯇ ꯇꯧꯗꯦ ꯍꯥꯎꯏ ꯍꯥꯎꯇꯦ ꯅꯪꯅ ꯊꯣꯡꯉꯤꯁꯦ ꯀꯩꯝ ꯍꯥꯏꯗꯦ ꯃꯥꯏ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯖ ꯑꯗꯨꯝ ꯇꯨꯝꯖꯈꯤꯅꯤ ꯑꯗꯩ ꯃꯥ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯤ ꯏꯟꯖꯥꯡ ꯑꯉꯧꯕ ꯑꯇꯥꯎꯕ ꯂꯩꯔ ꯑꯗꯨꯝ ꯆꯥꯖꯅꯤ ꯅꯨꯄꯤꯗꯗꯤ ꯋꯥꯍꯟꯗꯕ ꯄꯩꯁꯥꯒꯤ ꯑꯣꯏꯅꯗꯤꯅꯦ ꯀꯩꯅꯣ ꯅꯨꯄꯤꯁꯤꯅ ꯁꯥꯔꯤꯕ ꯐꯤꯁꯤꯅ ꯏꯃꯨꯡꯁꯦ ꯂꯣꯏ ꯄꯨꯏ ꯅꯨꯄꯥꯁꯤꯅ ꯈꯪꯉꯦ ꯊꯥ ꯑꯃꯗ ꯃꯥꯁꯦ 23,000 ꯄꯤꯕ ꯐꯤ 2 ꯁꯥ ꯉꯝꯃꯤ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯏꯃꯨꯡꯒꯤ ꯃꯣꯏꯗꯤ ꯐꯧ ꯆꯦꯡꯗꯤ ꯍꯩꯔꯦ ꯏꯟꯖꯥꯡ ꯅꯥꯄꯤꯁꯨ ꯑꯗꯨꯝ ꯂꯣꯛꯑꯦ ꯑꯗꯨꯒ ꯈꯔ ꯂꯩꯕ ꯈꯣꯠꯄ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯀꯩꯒꯤ ꯅꯨꯄꯤꯁꯤꯅ ꯂꯣꯏ ꯉꯝꯃꯦꯁꯦ ꯅꯨꯄꯥꯁꯤꯅ ꯈꯪꯉꯦꯕ ꯅꯨꯄꯤꯁꯤꯅ ꯂꯣꯏ ꯇꯧꯕ ꯑꯗꯣ ꯅꯨꯄꯤꯁꯤꯅꯅꯦ ꯅꯨꯄꯥꯁꯤꯗ ꯅꯪꯒꯤ ꯍꯟꯗꯛꯀꯤ ꯑꯣꯛ ꯌꯣꯟꯕ ꯄꯩꯁꯥꯁꯦ ꯀꯗꯥꯏꯗ ꯊꯝꯃꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗ ꯃꯥꯏ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯇꯥꯟꯅꯕ ꯈꯣꯠꯄ ꯍꯪꯉꯨꯕꯁꯦ ꯅꯨꯄꯤꯅ ꯋꯥ ꯉꯥꯡꯀꯅꯨ ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯄꯨꯊꯣꯔꯛꯀꯅꯤ ꯁꯤ ꯑꯗꯨꯝ ꯍꯥꯏꯕ ꯆꯍꯤ 3-4 ꯁꯨꯖꯜꯂꯛꯑꯦ ꯂꯧ ꯑꯃ ꯂꯩ ꯍꯥꯏꯕꯁꯨ ꯂꯩꯗꯦ ꯁꯅꯥ ꯑꯃ ꯁꯥꯖꯜꯂꯦ ꯍꯥꯏꯕꯁꯨ ꯁꯥꯖꯟꯗꯦ ꯄꯩꯁꯥꯁꯦ ꯃꯤꯉꯣꯟꯗ ꯊꯥꯗꯣꯛꯑꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯣꯛꯇꯣ ꯌꯣꯜꯂ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ 3-4 ꯊꯤꯔꯛꯏꯕ ꯄꯩꯁꯥꯁꯦ ꯃꯐꯝ ꯈꯪꯅ ꯃꯥꯁꯦ ꯆꯍꯤ ꯑꯃꯃꯝꯒꯤ ꯅ꯭ꯌꯨ ꯌꯥꯔ ꯃꯌꯥꯁꯤꯗ ꯂꯣꯏ ꯌꯣꯟꯕꯤꯅꯦꯕ ꯑꯣꯛꯁꯦ ꯅ꯭ꯌꯨ ꯌꯥꯔ ꯌꯧꯒꯗꯕ ꯕꯥꯏ ꯌꯧꯒꯗꯕ ꯅꯨꯃꯤꯠ 2-3 ꯋꯥꯠꯂꯤꯉꯩꯗ ꯄꯨꯂꯞ ꯆꯍꯤ ꯑꯃꯒꯤ ꯁꯤ ꯀꯗꯥꯏ ꯊꯝꯃꯤꯅꯣ ꯆꯍꯤ 5-6 ꯃꯥꯅ ꯐꯥꯝ ꯇꯧꯔꯛꯄꯁꯤꯕꯣꯅ ꯅꯨꯄꯤꯁꯦ ꯉꯛꯄ ꯃꯅꯤꯜ ꯑꯃꯐꯥꯎ ꯍꯦꯛ ꯈꯪꯗꯕ ꯃꯥꯅ ꯑꯗ ꯃꯥꯅ ꯋꯥꯈꯜꯁꯦ ꯖꯥꯠ ꯈꯜꯂꯦꯕ ꯃꯥꯁꯦ ꯃꯥꯁꯨ ꯉꯥꯎꯔꯛꯇꯅ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯛꯏꯅꯦꯕ ꯅꯨꯄꯤ ꯀꯣꯏꯔꯤꯖꯥꯠꯂꯥ ꯃꯥꯅ ꯐꯥꯝꯗ ꯑꯗꯨꯝ ꯆꯠꯂꯒ ꯐꯥꯝꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯥꯝꯁꯤꯗꯤ ꯅꯨꯄꯥꯁꯦ ꯃꯊꯟꯗꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯣ ꯍꯜꯂꯛꯑꯒꯅ
adum tuminna leiba phone nung ka kai mete halaga di ko ma adum phone je lang thong thok thamme ada nupi juna junong ta siang nong tawru de ma ju ma thau sin banina aduga muk ek mai nu pa ji farm da gi hala aba ji dine phi sa ba khot pa ma je sai bok dukan bok tho ge mawong ga ngak phamin na ru ge yumdang na ba kai thang na ba da manem bok ga ngak phong ge ji sung ya da ba mai manak ta lei ge da ba mai manak ta mana kano ma thau darak ba adai pot chai mak ta mana wari ne kano ma khulai ma seme khala ji na adu to poro thau da ba ma hek farm da lak pa dai satri bok dine nupi je manak ta gi tha ba ya de ba admain taw ba da mana paisa ji gi chawrak pani na paisa mayam do hoi karai da kari bu season nai no mai nupi moina sibu aingonda aina hangbai bani je keno taw be haksil lai ta bra sibu aina haire pa kanu nupi na admaina nupa gi thabak da ko thingjala kanu hai si wa hai stay han hai ta ba hoi dai tumin himinna da ban je khoi gi wari watai ta na da aina toy duna adu phang he adu asi jom ta haina da ba oti ota ba phudi phu da ba nai di nai da ba adu paisa du di paisa du ji adu yam ba do kai gom bim bek ching na ba mangonda loi bak ti khang nei da na ai nu pa jan paisa ta je mas main tha dai sida tawi have je adu ju khang da ba adu bi ma noi ne mi ku ga tawraga moi lau singa lai da na ne mi ku ga taw mina ba ja la have ju khang de lau ma lai re si ma have ju lai de ai ta de ai tha ja de adu ju hai ba mana paisa du gi mafam ji ne man thi ga lai jina hoi adu bo gi hak lai han da bu di phatte ha ba ne da adu di nupi du gi phi sa ba gi ma di kano ga loi na re ye ko yongam sa be adu ga ma gi paisa du di loi mung do cha thoya thak toya adu ga nupa ji paisa du kai chali no ju khang da ta seng na sung thok thok ta boy di pa ba hoi adai ma na ne aina adu di nang ai angang gi free nung je hul la roi ana hai ro nang gi maru thang khra yaw ro nang thokpa ngang gi free nung admission taw ro cha na ba gi adu leite na hayo adu leite har ga le hel wa ju lu pam thang do ya di nang phi sai to kai thamme thai adai nang char ro no bi ma tam khra na sang ngam de har ga le tho hai ba adu ju ne angang gi mana ki tang na re na phi ga sa hau da je sa ro sa da bu na ta ba nong ju pan tha gom boy ba phi sa ga ka da do adu sa hau da je nang na de phi sa ro da piram de adai ne injang ju ma gi hau ba ngaro ma hik wat pa su ya da ba nu pa ji ju admaina ma ji khoi gi khanbam jabam khang da ba leiram me ba sumaina makhan ne ba nungai ti je ma ju admaina ina o du nang kitang hai na section ne ak thigal lu tap tap na sum ho nong nong da phu ba nai ba jwa nong chana da nu pi koi da na opal loi ne ta nang na mang da koi da na taw budi na ta bani na ado kano marai chaki na po chai thugai da nong da ot padi na ta bani na hai na thi to on nang gi do makhallam ne aduna makhallam ne ba ko pra to nga le ba mai makhan do dai di nang farm da kha lo na sa lo aduga lo na sa la ga ma na kai dawi khara khaju adum ba ju khang do hai ba adu ju ma lak pa ga ya roi doi ne ye farm da adu kai nom di ma gi paisa je la ma to su la e sahi ko ding ju la e adu kai bok ju mai no pi ju khangan dre adu ju nga e ha ba ko no pa du na khalli bo khan dong nga e ba adi no pi du na di phi nung sa ba non di loi di mung di pu ri da na ko hoi adamaina tawe sigi kano ji da na ina no pi du no wa ja ba do sigi ma gi no pa je design ne no pa ma khan je awa nu ngai she to min da ba to adu sidi loin taw min na raga tana gada ba ne ba sidi ko adamain lai si wari jina ya mana mathang gi jina ne kano ma gi ju si jina mu smai tawe kano ma ju jigi nu pi ju ne ma je kano tawe ba kangan nungkan tu ba khot pa sum ba gi ma je dum order je sang nai na lak pa full blouse tu ba khot pa tara ga mi ga ja mani thamma ga moi thonggan ji da moi je main road ki maya oi ba ne ba adu dukan ga hanga ga ma dum paisa ji thu e ba mai nu pa ji ju kai gum ba thabak ama sat le ba adu no mo ge dum rupa sing ama phang pa ani phang pa dum taw ba adu ga ne moi je ma sa je ahum ni ma sa ahum je ani boarding thamme ama na yum lai adu ga nupi ji gi paisa na ma gi ju loi hona ba adu nupa ji gi paisa je nang na angang jama di ming chalo nang na free thi ra ju sung ya da ba da ma na suri ba ta li ba je ma na karai tham gre karai chat khre ju si ju khangan da ba nupi ji na loi pu ba adu ai ngam maroi nang nang pu ha ju ya da ba adu ma na ni sang sit na ma na sahi tara mu si mai ju ma na loi pu jara sahi tara ga mari manga yum palak pa se masa ahan je class 9 ni hai ba boarding lai do amana sabian ni hai ba ma ju ma na loi na purak ba sumai na
ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯔꯔꯣꯏꯒꯦ ꯍꯥꯏꯔꯁꯨ ꯍꯨꯟꯗꯣꯛꯎꯕꯁꯨ ꯌꯥꯗꯕ ꯍꯣꯏ ꯃꯤꯡ ꯆꯠꯂꯣ ꯑꯉꯥꯡꯒꯤ ꯐ꯭ꯔꯤ ꯊꯤꯌꯨ ꯍꯥꯏꯔꯁꯨ ꯈꯪꯗꯦ ꯑꯩ ꯅꯪ ꯊꯣꯛ ꯇꯧ ꯑꯉꯥꯡꯒꯤ ꯚꯦꯟꯒꯤ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯔꯁꯨ ꯑꯗꯩ ꯕꯣꯔꯗꯤꯡꯗ ꯑꯉꯥꯡꯁꯤꯃ ꯎꯅ ꯆꯠꯇꯣꯏꯃꯤ ꯍꯥꯏꯔꯁꯨ ꯅꯨꯄꯤꯁꯤꯅ ꯗꯥꯏꯇꯁꯦ ꯂꯣꯏ ꯂꯧꯕ ꯁꯨꯃꯥꯏꯅ ꯏꯃꯨꯡ ꯃꯈꯜ ꯃꯈꯜꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯄꯤꯅ ꯗꯥꯏꯇꯁꯦ ꯂꯣꯏ ꯂꯧꯍꯟꯕ ꯅꯨꯄꯥꯁꯤꯗ ꯉꯥꯏꯔꯨꯕꯗ ꯑꯣꯏꯔꯔꯣꯏꯗꯕ ꯃꯤꯅꯗꯤ ꯇꯧꯍꯜꯂꯨ ꯃꯥ ꯅꯪ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯔ ꯂꯩꯌꯨ ꯃꯉꯣꯟꯗ ꯆꯦꯡ ꯂꯩꯇꯦ ꯏꯟꯁꯥꯡ ꯂꯩꯇꯦ ꯍꯥꯏꯌꯨ ꯃꯥ ꯊꯣꯛꯄ ꯇꯧꯍꯜꯂꯨ ꯍꯥꯏꯕꯁꯦ ꯃꯤꯅꯗꯤ ꯋꯥꯔꯤ ꯂꯤꯔꯨꯕꯗ ꯁꯤ ꯍꯥꯏꯔꯛꯀꯅꯦꯕ ꯀꯩꯁꯨꯗꯤ ꯑꯣꯏꯕꯗꯤ ꯌꯥꯗꯕ ꯍꯣꯏ ꯃꯥꯅ ꯁꯤꯟꯗꯗꯤ ꯑꯗꯨꯝ ꯆꯥꯛꯇꯣ ꯊꯣꯡꯉꯣꯏꯗꯕ ꯃꯥꯅ ꯑꯉꯥꯡꯒꯤ ꯃꯤꯡ ꯆꯟꯗꯗꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛꯇꯣ ꯇꯝꯕ ꯆꯠꯂꯣꯏꯗꯕ, ꯇꯣꯛꯇꯣꯏꯕ ꯑꯗꯩ ꯄꯣꯌꯦꯡꯁꯦ ꯍꯌꯦꯡꯒꯤ ꯁꯤ ꯂꯩ ꯍꯥꯏꯔꯦ ꯃꯥꯅ ꯁꯤꯟꯗꯗꯤ ꯑꯗꯨꯝ ꯄꯣꯌꯦꯡꯁꯦ ꯅꯨꯄꯥꯗꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯕ ꯑꯗꯩ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃ ꯌꯧꯔꯛꯑꯦ ꯃꯥꯅ ꯑꯗꯨꯝ ꯅꯤꯉꯣꯜꯒꯤ ꯃꯄꯥꯝꯒꯤ ꯃꯥꯅ ꯁꯤꯟꯗꯗꯤ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯕ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯃꯈꯜ ꯃꯈꯜ ꯗꯥꯏꯇꯁꯦ ꯐꯖꯅ ꯂꯧꯗꯕ ꯁꯤ ꯂꯩꯌꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯈꯜ ꯃꯌꯥꯝꯁꯦ ꯍꯣꯏ ꯁꯤꯗ ꯀꯩꯅꯣꯁꯤꯡꯅ ꯃꯔꯤ ꯂꯩꯅꯕ ꯁꯤꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯂꯣꯏꯅ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯏꯗꯤ ꯑꯣ ꯃꯥꯒꯤꯁꯨ ꯁꯨꯃꯥꯏꯅ ꯊꯣꯛꯅꯕ ꯖꯥꯠꯅꯦꯁꯦ ꯀꯃꯦꯟꯁꯦ ꯄꯥꯔꯒ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦꯕ ꯃꯥꯅꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯊꯣꯛꯄꯒ ꯃꯥꯟꯅꯩ ꯑꯩꯉꯣꯟꯗ ꯊꯣꯛꯄꯒ ꯃꯥꯟꯅꯩꯅ ꯌꯥꯝ ꯍꯥꯏꯅꯔꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩꯁꯦ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯍꯣꯏ ꯑꯗꯨꯒ ꯍꯣꯏ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩ ꯀꯃꯦꯟ ꯈꯔꯁꯨ ꯄꯥꯊꯣꯛꯆꯒꯦ ꯑꯗꯩ ꯑꯇꯩ ꯈꯔꯁꯨ ꯑꯩ ꯂꯥꯎꯊꯣꯛꯆꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯍꯦꯜꯄꯔꯒꯤꯁꯦ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯁꯤꯜꯂꯦ ꯍꯣꯏ ꯑꯗꯨꯝ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯑꯣꯏꯕꯒꯤꯁꯨ ꯂꯩ ꯑꯗꯒꯤꯗꯤ ꯑꯌꯥꯝꯕꯅ ꯂꯩꯔꯒ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯃꯥꯅꯦ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤꯁꯦ ꯑꯉꯥꯡ ꯂꯧꯕꯒꯤ ꯂꯩ ꯑꯗꯩ ꯀꯩꯅꯣ ꯑꯍꯟ ꯁꯦꯟꯅꯕꯒꯤ ꯂꯩ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯃꯄꯥꯟ ꯂꯝꯒꯤꯁꯤꯃꯗꯤ ꯌꯥꯝ ꯂꯩꯕ ꯍꯣꯏ ꯑꯗꯨ ꯆꯠꯄꯤꯅꯤꯡꯉꯥꯏ ꯃꯤꯅ ꯍꯦꯟꯅ ꯂꯩꯇꯦꯕꯀꯣ ꯃꯥꯅꯦ ꯃꯔꯨ ꯑꯣꯏꯅ ꯑꯣꯖꯥꯗ ꯑꯗꯨꯃꯛ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛꯄꯨ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯊꯕꯛꯄꯨ ꯄꯥꯝꯖꯕ ꯂꯩꯔꯒꯁꯨ ꯀꯣ ꯑꯗꯨꯃꯛ ꯑꯣꯖꯥꯗꯒꯤ ꯂꯣꯏꯅꯃꯛ ꯀꯣꯟꯇꯦꯛ ꯄꯣꯏꯟꯠꯁꯦ ꯑꯣꯏꯔꯒ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯍꯣꯏ ꯍꯣꯏ ꯑꯣꯖꯥꯒꯤ ꯅꯝꯕꯔꯁꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯖꯤꯟꯕꯤꯌꯨ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣ ꯍꯥ ꯍꯥꯏꯔꯕ ꯃꯇꯝꯗꯁꯨ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯅꯤꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛꯁꯨ ꯃꯦꯆꯤꯟ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯡ ꯃꯦꯆꯤꯟ ꯑꯅ ꯁꯤꯋꯤꯡ ꯃꯦꯆꯤꯟꯗꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯐꯤ ꯇꯥꯏꯕꯩ ꯈꯣꯠꯄꯩ ꯀꯥꯡꯒꯟ ꯅꯨꯡꯒꯟ ꯀꯩꯅꯣ ꯇꯧꯕꯩꯀꯣ ꯇꯥꯏꯕꯩ ꯍꯣꯏ ꯍꯣꯏ ꯑꯃꯈꯛ ꯁꯦꯀꯦꯟ ꯍꯦꯟꯗ ꯌꯣꯟꯒꯗꯕ ꯂꯩꯕꯤꯔꯗꯤ ꯄꯥꯎ ꯑꯝꯇ ꯐꯥꯎꯕꯤꯔꯛꯑꯣ ꯑꯝꯇ ꯂꯩꯖꯒꯦ ꯁꯤꯒꯨꯝꯕꯁꯨ ꯗꯔꯀꯥꯔ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯅꯤꯅ ꯏꯆꯦ ꯍꯣꯏ ꯑꯃ ꯑꯣꯏꯗꯣꯏꯁꯦ ꯌꯣꯟꯊꯣꯛꯅꯤꯡꯕ ꯍꯣꯝꯗ ꯂꯩꯔꯒꯁꯨ ꯍꯣꯏ ꯏꯆꯦ ꯑꯃ ꯂꯩꯌꯦꯕ ꯍꯣꯝꯗꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤ ꯃꯥꯁꯨ ꯀꯩꯅꯣ ꯃꯥꯒꯤ ꯄꯩꯁꯥꯁꯤꯅ ꯃꯥꯅ ꯄꯩꯁꯥꯁꯦ ꯃꯥꯒꯤ ꯈꯛ ꯁꯨꯝ ꯁꯥꯟꯅꯖꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅꯗꯗꯅ ꯃꯤꯉꯣꯟꯗꯒꯤ ꯈꯔ ꯄꯨꯊꯔꯒ ꯑꯃꯨꯛ ꯁꯥꯟꯅꯕ ꯑꯗꯨ ꯁꯥꯟꯅꯕꯗꯨꯗ ꯃꯤꯗꯨꯅꯁꯨ ꯑꯃꯨꯛ ꯃꯤꯈꯩꯁꯤꯅ ꯃꯉꯣꯟꯗꯩꯗꯤ ꯍꯥꯠꯈꯤꯕ ꯃꯔꯨ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗꯅꯦ ꯃꯥꯅ ꯌꯥꯝ ꯁꯣꯛꯏꯁꯦ ꯑꯗꯨꯒ ꯃꯥꯅꯗꯤ ꯃꯤꯒꯤꯁꯦ ꯍꯥꯠꯄꯗꯨ ꯉꯝꯗꯕꯀꯣ ꯃꯥꯅꯦ ꯑꯗꯨꯒꯤ ꯃꯥꯅ ꯁꯤꯡꯖꯅꯤꯡꯕ ꯌꯥꯝꯃꯨꯕꯩꯗꯤ ꯅꯠꯇꯦ ꯑꯗꯨꯗꯨꯅ ꯃꯥꯗꯤ ꯑꯗꯨ ꯀꯥꯡꯒꯟ ꯅꯨꯡꯒꯟꯁꯦ ꯇꯧꯔꯒ ꯃꯥꯒꯤ ꯀꯟꯇꯦꯛꯁꯦ ꯂꯩꯖꯕ ꯑꯣꯔꯗꯔ ꯑꯗꯨꯗꯣ ꯁꯤꯡꯖꯒꯦ ꯍꯣꯝꯁꯤꯗ ꯈꯔ ꯀꯨꯏꯅ ꯂꯩꯒꯦꯅ ꯑꯗꯨꯒꯤ ꯑꯩꯈꯣই ꯏꯆꯦꯗꯨꯅ ꯑꯝꯇ ꯂꯩꯖꯒꯦ ꯃꯦꯆꯤꯟꯅ ꯃꯥ ꯑꯍꯟꯕ ꯑꯣꯏꯅ ꯂꯩꯕꯗꯤ ꯉꯝꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯃꯦꯆꯤꯟꯁꯦ ꯑꯃꯟꯕ ꯌꯣꯟꯊꯣꯛꯀꯦ ꯍꯥꯏꯕ ꯁꯤꯖꯤꯟꯅꯗꯕ ꯍꯣꯏ ꯂꯩꯔꯗꯤ ꯁꯤꯝꯇꯪꯒ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯍꯣꯝꯁꯤ ꯁꯥꯕ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯛꯑꯦ ꯀꯩꯅꯣꯁꯦ ꯋꯥꯜꯁꯦ ꯑꯩꯈꯣꯏꯅ ꯇꯤꯟꯅ ꯈꯥꯔꯗꯤ ꯌꯥꯝ ꯁꯥꯅꯦꯅ ꯀꯩꯅꯣ ꯄ꯭ꯂꯥꯏꯗꯨꯅ ꯈꯥꯏꯌꯦꯕ ꯄ꯭ꯂꯥꯏꯕꯣꯔꯠ ꯑꯗꯨꯒ ꯃꯊꯛ ꯃꯈꯥꯒꯤ ꯄ꯭ꯂꯥꯏꯕꯣꯔꯠ ꯊꯥꯕ ꯂꯣꯏꯔꯦ ꯃꯊꯛ ꯇꯤꯟ ꯀꯨꯞꯀꯗꯕ ꯐꯛꯂꯥꯡꯗꯣ ꯈꯔ ꯈꯥꯔꯦ ꯈꯔ ꯑꯃ ꯈꯥꯗ꯭ꯔꯤ ꯃꯈꯥꯒꯤ ꯑꯌꯥꯝꯕ ꯈꯥꯔꯦ ꯃꯊꯛꯀꯤ ꯈꯥꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯈꯥꯖꯤꯟꯒꯗꯕ ꯑꯗꯨꯃꯥꯏꯅ ꯉꯥꯏꯁꯜꯂꯦ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯕꯗ ꯍꯞꯇꯥꯃꯨꯛ ꯂꯩꯔꯗꯤ ꯂꯣꯏꯔꯅꯤ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯂꯣꯏꯁꯜꯂꯦ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯃꯌꯥꯝꯒꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯌꯨꯝ ꯁꯛꯑꯕ ꯃꯌꯥꯝꯅ ꯁꯥꯕꯤꯕ ꯍꯣꯝꯁꯦ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯁꯨꯃꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯁꯤꯗ ꯀꯩꯅꯣꯁꯦ ꯁꯪꯒꯥꯏꯁꯦ ꯆꯪꯍꯧꯔꯒꯦꯅ ꯈꯜꯂꯦ ꯏꯕꯦꯟꯗꯧꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯨꯝ ꯁꯪꯒꯥꯗꯅ ꯈꯣꯠꯇꯅ ꯐꯪꯁꯟ ꯑꯃ ꯁꯤꯟꯗꯅ ꯃꯌꯥꯝ ꯇꯤꯟꯗꯅ ꯇꯧꯒꯦꯅꯗꯤ ꯈꯟꯖꯔꯝꯃꯦ ꯑꯗꯨꯕꯨ ꯊꯕꯛꯁꯦ ꯌꯥꯝꯃꯟꯗꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯉꯝꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯃꯣꯏ ꯍꯣꯝꯗ ꯃꯣꯏ 9 ꯂꯩ ꯃꯆꯥ ꯆꯦꯟꯕ ꯌꯥꯎꯔꯤ ꯑꯗꯩ ꯃꯁꯥ ꯂꯨꯝꯕ ꯍꯟꯗꯛꯀꯤ ꯊꯥ ꯂꯣꯏꯔꯛꯄꯗ ꯑꯉꯥꯡ ꯎꯅꯒꯗꯕ ꯏꯕꯦꯝ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯉꯁꯥꯏꯗ ꯂꯥꯛꯄꯗꯁꯨ ꯏꯕꯦꯝ ꯑꯃ ꯂꯥꯛꯍꯧꯋꯤ ꯑꯩ ꯃꯔꯝꯐꯧ ꯍꯪꯕ ꯉꯝꯃꯝꯗꯦ ꯑꯗꯣ ꯂꯩꯃꯤꯟꯅꯔꯝꯃꯣ ꯑꯩ ꯍꯜꯂꯛꯑ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯊꯝꯃꯝꯃꯤ ꯑꯗꯩ ꯑꯃꯁꯨ ꯏꯆꯦ ꯑꯩ ꯂꯥꯛꯑꯒꯦ ꯏꯆꯥꯒ ꯊꯣꯛꯂꯛꯑꯦꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯁꯨ ꯂꯥꯛꯑꯣꯅ ꯑꯩ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯁꯤ ꯂꯥꯛꯑꯝꯗꯥꯏꯗ ꯑꯗꯨꯏꯗꯤ ꯃꯣꯏ 9-10 ꯁꯨꯗꯣꯏꯅꯤ ꯌꯥꯝꯃꯦ
ꯑꯗꯣ ꯑꯩꯅꯁꯨ ꯑꯩ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯝ ꯑꯩ ꯍꯣꯝꯒꯤ ꯀꯩꯅꯣꯗꯣ ꯊꯥꯒꯠꯆꯕꯅꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯍꯣꯝꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯗꯣꯀꯣ ꯑꯗꯨꯒ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯁꯦ ꯆꯪꯅꯕ ꯍꯣꯠꯅꯔꯒꯦ ꯑꯗꯣ ꯁꯤꯗ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯇꯩꯗꯤ ꯂꯣꯏꯅ ꯀꯣꯟꯅꯈ꯭ꯔꯦ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯂꯣꯏ ꯀꯣꯟꯅꯈ꯭ꯔꯦ ꯃꯌꯥꯝꯅ ꯈꯒ ꯄꯥꯡꯕꯤꯔꯛꯄꯗꯨꯅ ꯑꯗꯣ ꯑꯔꯣꯏꯕꯒꯤ ꯌꯨꯝꯁꯥꯃꯟꯒꯤ ꯑꯇꯩ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯈ꯭ꯔꯒ ꯌꯨꯝꯁꯥꯃꯟꯁꯦ ꯂꯨꯄꯥ ꯂꯥꯈ ꯑꯃꯒ ꯂꯨꯄꯥ 90,000ꯃꯨꯛ ꯁꯨꯃꯥꯏꯅ ꯇꯥꯗꯣꯏ ꯃꯥꯜꯂꯦ ꯑꯗ ꯃꯣꯏꯅ 50,000ꯗꯤ ꯂꯧꯈ꯭ꯔꯦ ꯑꯩꯅ 90ꯃꯨꯛꯁꯦ ꯍꯥꯞꯇꯣꯏ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯗꯤ ꯂꯩꯔꯤ 90,000ꯃꯨꯛ ꯂꯩꯔꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯋꯥꯠꯄ 50ꯃꯨꯛꯇꯤ ꯋꯥꯠꯇꯣꯏ ꯃꯥꯜꯂꯦ ꯑꯗꯣ ꯂꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯁꯤꯝꯇꯪ ꯑꯉꯝꯕ ꯈꯤꯇꯪꯒ ꯄꯥꯡꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯣꯏꯁꯟꯗꯣꯛꯈ꯭ꯔꯒꯦ ꯃꯣꯏꯁꯦ ꯍꯞꯇꯥ ꯑꯃꯨꯛ ꯂꯩꯔꯗꯤ ꯃꯣꯏ ꯆꯠꯀꯦ ꯍꯥꯏꯔꯛꯑꯅꯦꯕ ꯌꯨꯝꯖꯥꯕꯈꯩꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣꯁꯤꯒ ꯑꯩꯈꯣꯏꯅ ꯍꯣꯝꯁꯦ ꯑꯍꯥꯟꯕꯒꯤꯗꯤ ꯐꯨꯠ 19 ꯄꯥꯛꯄ ꯑꯗꯨꯒ 15 ꯁꯥꯡꯕ ꯃꯊꯪ ꯃꯈꯥ ꯑꯃ ꯁꯥꯕꯅꯦꯕ ꯄꯨꯂꯞ ꯆꯥꯎꯅ ꯁꯥꯖꯜꯂ ꯂꯩꯔꯗꯤ ꯑꯃꯁꯨ ꯂꯣꯏꯗ ꯍꯣꯏ ꯇꯧꯔꯅꯦꯅ ꯑꯗꯨ ꯁꯤꯝꯇꯪ ꯍꯥꯟꯅ ꯂꯣꯏꯔꯒ ꯁꯤ ꯆꯪꯅꯔꯒ ꯑꯃꯨꯛ ꯈꯜꯂꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯃꯤꯁꯨ ꯌꯥꯝꯈꯠꯂꯛꯑꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯁꯥꯗꯒꯦꯅ ꯑꯩꯅꯁꯨ ꯑꯗꯨꯝ ꯄ꯭ꯂꯥꯟ ꯇꯧꯋꯦꯕꯀꯣ ꯃꯥꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯣꯝꯁꯤ ꯆꯪꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯦꯡꯚꯨ ꯑꯩꯅ ꯃꯌꯥꯝꯗ ꯄꯥꯡꯍꯟꯖꯅꯤꯡꯕꯁꯦ ꯆꯦꯡꯚꯨ ꯄꯥꯡꯍꯟꯖꯅꯤꯡꯉꯦ ꯍꯣꯝꯒꯤ ꯆꯦꯡꯚꯨ ꯀꯣ ꯑꯗꯨꯒ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯆꯐꯨ ꯎꯌꯥꯟꯁꯦ ꯆꯐꯨꯗꯤ ꯍꯧꯖꯤꯛꯇꯤ ꯔꯥꯏꯁ ꯀꯨꯀꯔ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯔꯥꯏꯁ ꯀꯨꯀꯔ ꯃꯤ 10ꯃꯨꯛ ꯆꯥꯕ ꯌꯥꯕꯒꯤ ꯃꯤ 10 ꯑꯆꯧꯕ ꯃꯨꯛꯇꯩꯗꯤ ꯑꯗꯨꯝ ꯂꯩꯔꯦꯗꯅ ꯍꯣꯏ ꯍꯧꯖꯤꯛꯇꯤꯀꯣ, ꯑꯗꯨꯝꯕ ꯍꯣꯏ. ꯑꯝꯇꯪ ꯄꯥꯡꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯈꯥꯡꯒꯨꯝꯕ ꯑꯗꯩ ꯁꯤꯒꯨꯝꯕꯁꯦ ꯎꯌꯥꯟꯒꯨꯝꯕ ꯈꯔ ꯑꯆꯧꯕꯀꯣ ꯍꯣꯏ. ꯑꯗꯨꯒꯨꯝꯕꯁꯦ ꯄꯥꯡꯍꯟꯖꯅꯤꯡꯉꯤ ꯍꯥꯎꯁ ꯍꯣꯜ ꯑꯥꯏꯇꯦꯝꯁ ꯃꯌꯥꯝ ꯀꯣ ꯍꯣꯏ ꯌꯨꯝꯗꯨꯃ ꯑꯅꯧꯕ ꯑꯗꯨꯒꯨꯝꯕꯗꯣ ꯅꯧꯅ ꯁꯦꯠꯑꯞ ꯇꯧꯗꯣꯏꯅꯤꯅ ꯑꯗꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯗꯨꯝ ꯍꯣꯝꯁꯤ ꯂꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯃꯣꯏꯅ ꯂꯥꯛꯑꯒ ꯁꯤꯗ ꯑꯗꯨꯝ ꯐꯖꯅ ꯂꯩꯖꯕ ꯌꯥꯔꯅꯤ ꯑꯗꯩ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯣꯏꯗꯣꯛꯅ ꯍꯣꯏ. ꯋꯥꯠꯇꯦ ꯍꯣꯝꯗꯗꯤꯀꯣ ꯍꯥꯏꯕꯗꯤ ꯍꯪꯒꯥꯝ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯂꯝꯁꯨ ꯂꯩꯖꯕꯅꯤꯅꯀꯣ, ꯑꯗꯒꯤ ꯍꯋꯥꯏ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯁꯦꯕꯣꯠ ꯌꯦꯟꯗꯦꯝ ꯀꯩꯅꯣ ꯈꯣꯡꯗ꯭ꯔꯨꯝ ꯇꯣꯔꯕꯣꯠ ꯃꯥꯏꯔꯦꯟ ꯀꯣꯂꯤ ꯍꯋꯥꯏ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯍꯣꯏ. ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥꯒꯤ ꯑꯃꯨꯛ ꯍꯋꯥꯏꯕꯨꯗꯤ ꯄꯥꯟꯗ꯭ꯔꯤ ꯑꯂꯨꯒ ꯍꯣꯏ. ꯀꯦ ꯂꯥꯎꯒꯩ ꯐꯔꯦ ꯍꯣꯏ. ꯑꯗꯩ ꯀꯣꯕꯤ ꯐꯨꯜ ꯇꯥꯈꯠꯂꯛꯑꯦ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤ ꯃꯥꯅꯦ. ꯑꯗꯩ ꯐꯨꯜꯒꯁꯦ ꯑꯗꯨꯒꯤ ꯃꯅꯥꯗꯣ ꯏꯔꯣꯟꯕ ꯀꯥꯡꯁꯨ ꯑꯗꯩ ꯑꯂꯨ ꯃꯅꯥꯗꯣ ꯏꯔꯣꯟꯕꯁꯨ ꯆꯥꯏ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗꯣ ꯍꯋꯥꯏ ꯎꯔꯤ ꯍꯋꯥꯏ ꯃꯈꯜ ꯃꯌꯥꯝ ꯍꯧꯔꯤꯕ ꯍꯣꯏ. ꯍꯣꯏ. ꯑꯗꯨ ꯁꯥꯛ ꯆꯥꯏ ꯀꯥꯡꯁꯣꯏ ꯆꯥꯏ ꯇꯧꯗꯅ ꯍꯣꯝꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯂꯨ ꯇꯤꯜꯍꯧ ꯆꯅꯝ ꯄꯤꯔꯛꯄꯁꯤꯒ ꯊꯥꯎ ꯇꯦꯜ ꯄꯤꯔꯛꯄꯁꯤꯒ ꯀꯔꯤꯝꯇ ꯍꯦꯛ ꯂꯩꯅꯗꯦ ꯃꯩꯈꯦꯠ ꯐꯥꯎ ꯂꯩꯅꯗꯦ ꯃꯥꯅꯦ ꯃꯈꯟ ꯃꯥꯒꯤ ꯁꯔꯞ ꯌꯥꯎꯔꯛꯄ ꯃꯩꯈꯦꯠ ꯌꯥꯎꯔꯛꯄ ꯀꯣꯜꯒꯦꯠ ꯐꯦꯛ ꯌꯥꯎꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯃꯈꯟꯁꯦ ꯌꯥꯎꯔꯛꯑꯀꯥꯟꯗ ꯃꯥꯅꯦ. ꯐꯖꯅ ꯂꯩ ꯑꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯆꯅꯨ ꯅꯤꯉꯣꯜ ꯐꯤꯁꯥꯀꯣꯟꯅ ꯍꯥꯞꯆꯜꯂꯤꯁꯦ ꯍꯣꯏ. ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯇꯥꯟꯖꯖꯅꯨ ꯑꯗꯩ ꯑꯃꯨꯛ ꯂꯩꯁꯥꯕꯤ ꯈꯛ ꯅꯠꯇꯦ ꯍꯣꯝꯁꯤꯗ ꯐꯤꯁꯦ ꯁꯥꯖꯔꯒ ꯑꯩ ꯏꯆꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯒ ꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯕꯁꯦ ꯕꯣꯔꯗꯤꯡ ꯑꯥꯗ ꯇꯧꯔꯤꯕꯅꯤꯅ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯄꯨꯂꯞ ꯄꯨꯟꯕꯅꯤꯅ ꯑꯥꯒꯤꯗꯤ ꯑꯗꯨꯗ ꯑꯉꯥꯡꯗꯨꯁꯨ ꯍꯥꯞꯆꯜꯂꯒ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯂꯥꯛꯄ ꯍꯧꯔꯦꯕ ꯃꯃꯥ ꯃꯆꯥ ꯑꯃ ꯉꯔꯥꯡ ꯂꯥꯛꯏꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯁꯤꯁꯦ ꯕꯣꯔꯗꯤꯡ ꯃꯥ ꯀꯨꯏꯅ ꯉꯥꯏꯔꯛꯄꯅꯦ ꯑꯉꯥꯡ ꯄꯩꯈꯥ ꯂꯣꯏꯕ ꯑꯉꯥꯡ ꯄꯩꯈꯥ ꯂꯣꯏꯔꯦꯅ ꯄꯨꯔ ꯂꯥꯛꯏꯅꯦꯕ ꯑꯉꯥꯡꯗꯣ ꯕꯣꯔꯗꯤꯡꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯕꯗꯣ ꯌꯥꯎꯍꯜꯂꯒꯦ ꯁꯤꯗ ꯃꯤꯡ ꯆꯜꯂꯒꯦ ꯌꯥꯏꯔꯤꯄꯣꯛꯇ ꯑꯗꯨꯒ ꯑꯩꯅ ꯐꯤ ꯁꯥꯔꯒ ꯇꯥꯟꯖꯔꯒꯦꯅ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯑꯉꯝꯕ ꯍꯧꯖꯤꯛ ꯆꯦꯡ ꯐꯧ ꯂꯣꯛꯂꯛꯄꯅꯤꯅ ꯐꯧꯇ ꯊꯤꯟꯕꯤꯔꯛꯄ ꯀꯩ ꯃꯌꯥꯝꯁꯤꯅ ꯃꯌꯥꯝꯅ ꯄꯥꯡꯉꯛꯄꯁꯤ나 ꯑꯗꯨꯝ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯈꯔ ꯁꯨꯖꯜꯂ ꯑꯗꯨꯝ ꯆꯥꯔꯒ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯅꯥꯔꯛ ꯌꯦꯛꯂꯛꯄꯒꯤ ꯃꯁꯥꯒꯤ ꯁꯦꯚꯤꯡꯅ ꯃꯁꯥꯅ ꯐꯤ ꯁꯥꯔꯒ ꯇꯧꯖꯕ ꯑꯗꯨꯒꯤ ꯑꯩꯁꯨ ꯃꯌꯥꯝꯅ ꯄꯤꯔꯛꯄꯁꯤ ꯈꯛ ꯆꯥꯔꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯥꯒꯤꯁꯨ ꯇꯥꯟꯗ꯭ꯔꯗꯤꯅ ꯑꯍꯦꯟꯕ ꯁꯦꯟꯊꯣꯛ ꯑꯃꯨꯛ ꯂꯩꯅꯕ ꯍꯣꯏ. ꯌꯣꯟꯐꯝꯁꯦ ꯍꯥꯞꯆꯜꯂꯤꯅꯦꯕ ꯑꯗꯣ ꯃꯣꯏꯁꯨ ꯁꯥꯗꯣꯏꯅꯤ ꯑꯗꯩ ꯂꯩꯁꯥꯕꯤꯈꯩꯁꯨ ꯁꯥꯗꯣꯏꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯁꯦ ꯂꯧꯒꯦ ꯐꯤꯁꯤꯡꯁꯦ ꯑꯩꯅ ꯄꯨꯂꯞ ꯂꯧꯒꯦ ꯃꯤꯉꯣꯟꯗ ꯄꯤꯒꯅꯨ ꯑꯩꯅ ꯄꯨꯂꯞ ꯂꯧꯒꯦ ꯂꯪ ꯊꯥꯗꯒꯦ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯃꯥꯅꯦ ꯂꯥꯛꯀꯅꯤ ꯑꯗꯨꯃꯛ ꯍꯣꯏ. ꯍꯥꯟꯅ ꯔꯥꯅꯤ ꯐꯤ ꯀꯔꯕꯥꯔ ꯇꯧꯕ ꯃꯌꯥꯝꯅꯀꯣ ꯍꯣꯏ. ꯏꯝꯐꯥꯜ ꯍꯦꯟꯂꯨꯝꯒ ꯗꯤꯃꯥꯟꯅ ꯍꯦꯟꯖꯜꯂꯛꯇꯅ ꯃꯣꯏꯁꯨ ꯍꯦꯟꯖꯜꯂꯛꯑꯦ ꯍꯣꯏ. ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯐꯤ ꯍꯧꯕ ꯂꯣꯏꯔꯦ ꯀꯣꯠꯄ ꯍꯧꯅꯒꯗꯧꯔꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯩ ꯍꯥꯟꯅꯒꯤ ꯃꯣꯏ ꯁꯨꯡꯁꯥ ꯁꯥꯔꯛꯇꯕ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯐꯤ ꯍꯧꯔꯒ ꯊꯝꯃꯤꯕ ꯈꯔꯗꯨꯗ ꯑꯃꯨꯛ ꯇꯝꯍꯜꯂꯦꯕꯀꯣ ꯍꯣꯏ. ꯃꯥꯅꯦ. ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏꯁꯨ ꯃꯣꯏ ꯂꯥꯛꯄꯒ ꯔꯥꯅꯤꯁꯦ ꯑꯃꯨꯛꯇꯐꯥꯎ ꯊꯦꯡꯉꯛꯇ꯭ꯔꯤꯕ ꯑꯉꯥꯡ ꯉꯥꯛꯇꯅꯦꯕ ꯂꯥꯛꯏꯁꯦ ꯃꯥꯅꯦ. ꯑꯗꯣ ꯂꯪꯆꯥꯛ ꯆꯥꯛꯄꯁꯦ ꯑꯍꯩꯕ ꯃꯤꯅ ꯑꯃꯨꯛ ꯇꯥꯛꯄ ꯑꯍꯩꯕ ꯃꯤꯁꯤꯅ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯍꯩꯕ ꯃꯤ ꯃꯣꯏ ꯈꯔ ꯑꯃꯨꯛ ꯍꯩꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯅꯧꯕ ꯈꯔꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯅꯧꯕ ꯂꯥꯛꯄꯁꯦ ꯍꯥꯟꯅ ꯂꯩꯁꯥꯕꯤ ꯂꯩꯕꯈꯩꯗꯨꯅ ꯑꯃꯨꯛ ꯇꯥꯛꯑꯦ ꯇꯧꯗꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯈꯒ ꯍꯩꯈꯤꯕꯗ ꯃꯣꯏ ꯈꯔꯗꯨꯕꯨ ꯍꯩꯍꯧꯔꯗꯤ ꯑꯅꯧꯕ ꯌꯣꯡꯈꯝꯁꯦ ꯂꯥꯛꯀꯦ ꯍꯥꯏꯕ ꯃꯤꯒꯤ ꯅꯨꯃꯤꯠ 10ꯅꯤ ꯂꯩꯔ ꯂꯥꯛꯑꯣ ꯅꯪ ꯌꯣꯡꯈꯝ ꯅꯪꯒꯤ ꯆꯜꯂꯝꯃꯒꯦ ꯍꯥꯏꯔꯒ ꯁꯨꯝ ꯍꯥꯞꯆꯤꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯨ ꯃꯧꯁꯤꯡꯁꯨ ꯐꯖꯅ ꯂꯩꯖꯕ ꯌꯥꯔꯦ ꯑꯗꯨꯝ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯇꯥꯟꯖꯕ ꯌꯥꯔꯦ ꯑꯗꯩ ꯐꯤꯗꯤ ꯁꯥꯗꯕꯗ ꯈꯛ ꯉꯥꯏꯔꯦ ꯂꯧꯒꯦ ꯍꯥꯏꯕ ꯃꯤꯅ ꯍꯥꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯁꯤ ꯍꯥꯡꯗꯣꯛꯑꯦ ꯈꯣꯠꯇꯣꯛꯑꯦ ꯍꯥꯏꯕꯗ ꯈꯣꯝꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯗꯩ ꯄꯨꯂꯞ ꯂꯧꯒꯦ ꯈꯣꯠꯀꯦꯅ ꯍꯣꯏ. ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯋꯦ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ
ꯄꯩꯁꯥꯁꯨ ꯊꯣꯛꯇ ꯌꯥꯗꯕꯅꯤꯅ ꯑꯩꯁꯨ ꯃꯥꯅꯦ. ꯃꯥꯏꯀꯩꯒꯤ ꯍꯣꯠꯅꯔꯤꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯌꯥꯏꯔꯤꯄꯣꯛꯀꯤꯁꯨ ꯍꯧꯖꯤꯛꯀꯤ IS ꯕꯣꯔꯗꯤꯡ ꯌꯥꯏꯔꯤꯄꯣꯛꯀꯤꯁꯦ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩꯒꯤ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯁꯤꯡꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯌꯥꯏꯔꯤꯄꯣꯛꯀꯤ ꯕꯣꯔꯗꯤꯡꯁꯦ ꯃꯌꯥꯝ ꯊꯝꯖꯤꯜꯂꯒ ꯍꯣꯠꯅꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯕꯁꯨ ꯅꯠꯇꯦ ꯃꯤꯒꯤ ꯑꯉꯥꯡꯗꯣ ꯗꯥꯏꯇ ꯂꯧꯔꯛꯏꯕꯅꯤꯅ ꯍꯣꯏ ꯌꯥꯝ ꯐꯖꯅ ꯈꯔꯗꯣ ꯇꯔꯛ ꯍꯣꯠꯅꯔꯒ ꯔꯦꯡ ꯆꯟꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯩ ꯔꯦꯡ ꯆꯟꯕ ꯍꯣꯏ. ꯑꯉꯥꯡ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯨꯅ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩꯒꯤ ꯄꯦꯔꯦꯟꯁ ꯏꯆꯥ ꯃꯈꯣꯡ ꯁꯦꯡꯅ ꯁꯦꯝꯕꯤꯅꯤꯡꯕ ꯃꯥꯅꯦ. ꯀ꯭ꯂꯥꯁ 3ꯗꯒꯤꯅ 7, 8 ꯐꯥꯎꯁꯦ ꯊꯥꯖꯟꯕꯤꯔꯛꯎ ꯁꯤꯝꯇꯪꯁꯨ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯇꯥꯕꯤꯔꯤꯕ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅꯀꯣ ꯃꯥꯅꯦ. ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯩꯅ ꯁꯤꯗ ꯀꯣꯡꯕ ꯅꯣꯡꯊꯃꯝ ꯂꯩꯀꯥꯏ ꯑꯩꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯦꯝꯒꯠꯂꯤꯕ IS ꯕꯣꯔꯗꯤꯡꯁꯦ ꯁꯤꯒꯤꯁꯨ ꯑꯌꯥꯝꯕ ꯑꯦꯗꯃꯤꯁꯟ ꯇꯧꯅꯔꯦ ꯑꯩꯈꯣꯏ ꯗꯦꯠ 3 ꯀꯩꯅꯣꯁꯤꯗ ꯖꯅꯋꯥꯔꯤꯒꯤꯁꯤꯗ ꯁꯦꯁꯟ ꯍꯧꯅꯕ ꯁꯦꯝ ꯁꯥꯗꯅ ꯂꯩꯔꯤ ꯑꯌꯥꯝꯕ ꯀꯩꯅꯣ ꯇꯧꯗꯅ ꯍꯧꯖꯤꯛ ꯂꯥꯛꯄ ꯑꯗꯨꯝ ꯂꯦꯞꯇꯦ ꯁꯤꯒꯤꯁꯨ ꯇꯥꯟꯅꯕ ꯂꯦꯞꯇꯦ ꯑꯗꯣ ꯁꯤꯒꯤꯁꯨ ꯑꯩ ꯑꯗꯨꯝ ꯀꯟꯅ ꯍꯣꯠꯅꯔꯤꯀꯣ ꯍꯣꯏ. ꯑꯗꯣ ꯀꯩꯅꯣꯁꯦ ꯂꯣꯏꯅꯃꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯂꯩꯔꯤꯕ ꯏꯆꯦ ꯏꯅꯥꯎꯁꯤꯡꯁꯦ ꯍꯣꯏ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅꯅꯦ ꯑꯩꯅ ꯁꯦꯝꯅꯤꯡꯉꯛꯄ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏ ꯃꯣꯏꯗꯤ ꯁꯦꯝꯗꯣꯛꯄꯗ ꯋꯥꯔꯦꯕ ꯍꯣꯝꯗ ꯍꯣꯏ ꯂꯥꯛꯄ ꯍꯣꯏ. ꯏꯆꯦ ꯏꯅꯥꯎꯁꯤꯡꯁꯤꯗꯤ ꯍꯥꯏꯕꯗꯤ ꯋꯥꯈꯟꯗꯣ ꯄꯨꯕ ꯉꯝꯗꯕꯅꯤꯅꯅꯦ ꯀ꯭ꯋꯥ ꯑꯃ ꯆꯥꯔꯦ ꯄꯣꯊꯥꯕ ꯇꯂꯞ ꯍꯦꯛ ꯆꯥꯕ ꯁꯤꯁꯦ ꯑꯩ ꯍꯣꯝꯗ ꯇꯂꯞ ꯆꯥꯕꯤꯒꯅꯨ ꯀ꯭ꯋꯥ ꯆꯥꯕꯤꯒꯅꯨ ꯑꯩ ꯏꯁꯥꯗꯤ ꯑꯩ ꯊꯦꯡꯐꯧ ꯊꯦꯡꯖꯗꯦ ꯑꯗꯨꯅ ꯑꯗꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯀꯗꯕꯅꯤ ꯆꯥꯔꯛꯑꯁꯨ ꯆꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯦ ꯁꯨꯝ ꯆꯥꯔꯛꯈ꯭ꯔꯕꯅꯤ나 ꯃꯣꯏꯁꯦ ꯇꯨꯝꯕ ꯌꯥꯗꯕ ꯃꯊꯥ ꯁꯥꯕ ꯀꯞꯄꯁꯦ ꯀ꯭ꯋꯥ ꯑꯃ ꯁꯥꯔꯦ ꯇꯨꯝꯃꯒꯅꯅꯦ ꯅꯨꯡꯉꯥꯏꯕ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯑꯩ ꯎꯗ꯭ꯔꯀꯥꯟꯗ ꯃꯣꯏꯁꯦ ꯂꯣꯟꯅ ꯆꯥꯏ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦꯕ ꯍꯣꯏ ꯍꯣꯏ. ꯑꯗꯨꯅ ꯃꯣꯏꯁꯤꯗꯤ ꯃꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯈ꯭ꯔꯕꯅꯦꯕ ꯃꯥꯡꯉꯒ ꯂꯣꯏꯔꯀꯥꯟꯗ ꯂꯥꯛꯑꯕꯅꯦꯕꯀꯣ ꯍꯣꯏ ꯍꯣꯏ. ꯑꯗꯨꯅꯅꯦꯕ ꯑꯩꯅ ꯃꯈꯣꯡꯗꯒꯤ ꯁꯦꯝꯅꯤꯡꯉꯛꯏꯁꯦ ꯍꯣꯏ ꯍꯣꯏ. ꯑꯗꯩ ꯆꯅꯨ ꯅꯤꯉꯣꯜ ꯐꯤꯁꯥꯀꯣꯟꯁꯤꯗꯐꯥꯎ ꯂꯩꯁꯥꯕꯤꯗꯐꯥꯎ ꯀ꯭ꯋꯥ ꯇꯂꯞ ꯆꯥꯕ ꯌꯥꯎꯋꯦ ꯃꯣꯏ ꯃꯁꯦꯟ ꯄꯥꯎ ꯄꯤꯅꯔꯛꯑꯦꯕ ꯍꯣꯏ ꯍꯣꯏ. ꯑꯗꯨꯝꯕꯗꯣ ꯁꯦꯝꯗꯣꯛꯀꯦꯅꯅꯤ ꯇꯧꯔꯤꯁꯦ ꯅꯣꯏ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏ ꯑꯗꯨꯏꯁꯨ ꯃꯣꯏꯅ ꯁꯨꯝ ꯂꯣꯟꯅ ꯆꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯤꯡꯉꯨꯕ ꯀꯩꯁꯨ ꯉꯝꯕ ꯅꯠꯇꯦꯕ ꯑꯗꯩ ꯑꯗꯨꯅ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯕꯣꯔꯗꯤꯡꯗ ꯊꯥꯔꯛꯇꯣꯏꯕ ꯑꯉꯥꯡꯗꯨꯗꯤ ꯀ꯭ꯋꯥ ꯇꯂꯞ ꯐꯥꯎꯗꯤ ꯆꯥꯔꯝꯃꯣꯏꯗꯅ ꯃꯥꯅꯦ ꯃꯥꯅꯦ. ꯑꯗꯨ ꯑꯉꯥꯡꯗꯣ ꯑꯩ ꯁꯦꯝꯒꯠꯅꯤꯡꯉꯛꯑꯦꯕ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯍꯣꯏ. ꯌꯥꯝ ꯃꯥꯡꯕ ꯅꯧꯅ. ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯂꯥꯛꯄꯗꯨꯗꯤ ꯑꯩꯉꯣꯟꯗ ꯁꯦꯝꯕꯩ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯇꯦꯕ ꯀ꯭ꯋꯥ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯆꯥꯔꯛꯈ꯭ꯔꯕ ꯃꯤꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯊꯤꯡꯉꯨꯕꯗ ꯌꯥꯝ ꯋꯥꯅ ꯊꯣꯛꯀꯅꯦꯕ ꯃꯥꯅꯦ ꯂꯣꯟꯅ ꯑꯗꯨꯝ ꯈꯨꯗꯛꯇ ꯊꯤꯡꯕ ꯆꯥꯔꯝꯒꯅꯦꯕ ꯍꯥꯏꯁꯦꯀꯣ ꯇꯞꯅ ꯑꯩ ꯇꯞꯅ ꯍꯟꯊꯍꯟꯕꯕꯨꯗꯤ ꯑꯗꯨꯃꯛ ꯌꯥꯒꯅꯤ ꯑꯗꯨꯒ ꯍꯣꯏ. ꯈꯪꯊꯤꯡ ꯊꯤꯡꯕ ꯍꯥꯏꯗꯨꯗꯤ ꯈꯤꯇꯪ ꯑꯗꯨꯅꯦ. ꯋꯥꯅ ꯊꯣꯛꯀꯗꯕ ꯑꯗꯣ ꯃꯥꯜꯂꯦ. ꯑꯩꯒꯤ ꯍꯣꯝꯗ ꯂꯩꯔꯦ ꯍꯥꯏꯗꯅꯁꯨ ꯑꯩꯒ 24 hour ꯃꯣꯏꯒ ꯂꯩꯃꯤꯟꯅꯕ ꯐꯪꯕ ꯅꯠꯇꯦ ꯉꯝꯗꯕꯅꯤꯅ. ꯎꯅꯕꯐꯧ ꯁꯪꯗꯦ ꯎꯅꯕꯐꯧ ꯁꯪꯗꯦꯕ ꯃꯥꯅꯦ. ꯉꯥꯏꯍꯥꯛ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯈꯣꯠꯄꯗ ꯎꯅꯔꯤꯕ ꯈꯣꯠꯅꯔꯤꯕ ꯑꯗꯨꯗ ꯍꯦꯟꯅ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯀ꯭ꯋꯥ ꯇꯂꯞ ꯁꯨꯝꯕꯁꯦ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯅꯨꯄꯤ ꯐꯖꯅ ꯆꯥꯏꯌꯦꯕꯀꯣ ꯁꯤꯁꯤꯡꯁꯦ ꯃꯈꯣꯡꯗꯒꯤ ꯑꯩ ꯁꯦꯝꯅꯤꯡꯉꯦꯕ ꯆꯥꯍꯟꯅꯤꯡꯗꯦꯕꯀꯣ ꯍꯣꯏ ꯍꯣꯏ. ꯑꯗꯨꯒ ꯃꯥꯒꯤ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯁꯤꯁꯤꯃ ꯐꯖꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯩꯍꯟꯅꯤꯡꯉꯦꯕ ꯃꯁꯥꯗꯀꯣ ꯍꯣꯏ, ꯃꯥꯅꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯦ ꯉꯟꯅ ꯌꯨꯝ ꯄꯥꯟꯕ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗꯒꯤ ꯔꯣꯃꯥꯟꯁꯇ ꯉꯥꯎꯈꯤꯗꯅ ꯉꯟꯅ ꯄꯥꯜꯂꯨꯕ ꯁꯥꯇ꯭ꯔꯤ ꯑꯃꯅ ꯁꯣꯏꯈꯤꯕ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕ ꯍꯣꯏ. ꯏꯃꯨꯡ ꯑꯃꯗ ꯃꯧ ꯑꯅꯤ ꯂꯩꯃꯤꯟꯅꯕꯗ ꯉꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯎꯗꯅ ꯂꯥꯛꯄ ꯃꯧꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯔꯒ ꯃꯇꯝ ꯆꯥꯔ ꯂꯥꯛꯄ ꯃꯧꯗꯨꯒ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯁꯥꯒꯩꯗꯨꯅ ꯏꯃꯨꯡꯗꯨꯅ ꯃꯅꯦꯝ ꯃꯀꯨꯅ ꯈꯦꯠꯅꯕ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯊꯝꯃꯛꯀꯗꯕ ꯂꯩꯒꯅꯤ. ꯊꯥꯛ ꯍꯣꯏ ꯍꯣꯏ. ꯁꯤꯒꯨꯝꯕ ꯃꯈꯟꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯥꯅꯦ. ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯁꯤꯒꯤꯁꯦ ꯇꯥꯛꯍꯧꯔꯀꯥꯟꯗ ꯑꯩ ꯏꯁꯥꯁꯦ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯕ ꯐꯤꯔꯦꯞ ꯑꯃ ꯃꯁꯥꯅ ꯂꯧꯍꯟꯖꯕ ꯆꯪꯉꯦꯕ ꯑꯉꯥꯡꯗ ꯃꯥꯅꯦ. ꯑꯗꯨꯒꯤ ꯋꯤꯜꯗꯨꯃ ꯄꯤꯕ ꯑꯩꯈꯣꯏꯅꯀꯣ ꯊꯦꯡꯅꯔꯨꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯤꯊꯣꯛꯑꯒꯀꯣ ꯍꯣꯏ ꯍꯣꯏ. ꯃꯁꯥꯒꯤ ꯁ꯭ꯇꯦꯟꯗꯔ ꯑꯝꯗ ꯑꯗꯨꯏꯗꯤ ꯍꯤꯡꯅꯤꯡꯉꯛꯑꯅꯦꯕ ꯑꯉꯥꯡꯗꯣ ꯑꯗꯨꯝꯕꯈꯛ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯅꯤꯡꯉꯤꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯌꯥꯝ ꯑꯗꯨꯅ ꯑꯆꯨꯝꯕꯅꯤ. ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ IS ꯕꯣꯔꯗꯤꯡ ꯀꯣꯡꯕꯒꯤꯁꯤꯗ ꯅꯨꯄꯤ ꯃꯆꯥꯒꯤ ꯉꯥꯛꯇ ꯑꯣꯏꯕ ꯕꯣꯔꯗꯤꯡꯅꯤ ꯀ꯭ꯂꯥꯁ 1ꯗꯒꯤ 8 ꯐꯥꯎꯀꯣ ꯑꯗꯣ 8ꯁꯦ ꯃꯤ 5 ꯂꯥꯛꯑꯦ ꯑꯩꯅꯗꯤ 7 ꯐꯧꯗꯪ ꯍꯥꯏꯕꯅꯦꯕꯀோ ꯑꯗꯣ 8ꯁꯦ ꯍꯥꯞꯄꯤꯌꯣꯅ ꯍꯥꯞꯈꯤꯕꯅꯦ ꯑꯗꯣ 8ꯁꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯃꯨꯛ ꯑꯣꯖꯥ ꯅꯦꯛꯑꯒ ꯃꯥꯒꯤ ꯁꯤꯂꯦꯕꯁꯁꯦ ꯀꯩꯅꯣ ꯊꯥ 3-3ꯒꯤ ꯀꯩꯅꯣ ꯄꯩꯁꯥ ꯄꯤꯊꯣꯛꯑꯒ ꯍꯣꯏ. ꯑꯗꯨꯃꯥꯏꯅꯒ ꯇꯨꯏꯁꯟ ꯄꯤꯔꯛꯀꯗꯕ ꯑꯣꯏꯕꯅꯤꯅ ꯁꯥꯏꯟꯁ ꯍꯣꯏ, ꯍꯣꯏ. ꯃꯦꯠ ꯏꯪꯂꯤꯁꯇꯨꯒ ꯀꯩꯁꯤꯀꯣ ꯑꯗꯨꯅ ꯁꯤꯗꯤ ꯄꯩꯁꯥ ꯈꯔ ꯍꯦꯟꯅ ꯑꯗꯨꯝ ꯆꯪꯒꯅꯦꯕ ꯀ꯭ꯂꯥꯁ 8 ꯁꯤꯃ ꯍꯣꯏ ꯑꯗꯨꯅ 9 ꯍꯦꯟꯅ ꯀꯥꯔꯛꯇ꯭ꯔꯕꯅꯤꯀꯣ. ꯍꯣꯏ ꯑꯗꯣ ꯑꯇꯩ ꯀ꯭ꯂꯥꯁꯁꯤꯡꯗꯤ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯑꯃꯃꯝꯒꯤ ꯃꯤ 8 ꯂꯥꯛꯄ 9 ꯂꯥꯛꯄ 6 ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯍꯧꯔꯦꯕ ꯑꯗꯣ 8ꯁꯤꯗꯤ ꯑꯩꯅ ꯈꯤꯇꯪ ꯌꯥꯝꯍꯟꯅꯤꯡꯉꯦꯕ ꯃꯤꯁꯦꯀꯣ ꯍꯣꯏ ꯍꯣꯏ. ꯑꯗꯨꯅ ꯄꯦꯔꯦꯟꯁꯁꯤꯡꯅ ꯏꯟꯇꯔꯦꯁ ꯂꯩꯕꯤꯕꯁꯤꯡ ꯍꯧꯖꯤꯛꯇꯤ ꯑꯊꯨꯕꯗ ꯂꯥꯛꯁꯟꯕꯤꯔꯣ ꯍꯣꯏ. ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛꯀꯤ ꯑꯗꯨꯝ ꯗꯦꯠ 20-25 ꯁ꯭ꯋꯥꯏꯗꯗꯤ ꯀꯩꯅꯣ ꯇꯧꯅꯤꯡꯉꯦꯕ ꯂꯣꯏꯅꯃꯛ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯈꯣꯠꯄ ꯂꯣꯏꯁꯟꯅꯤꯡꯕꯗꯣ. ꯀꯟꯐꯥꯔꯝ ꯑꯣꯏꯅꯤꯡꯉꯦꯕ ꯍꯣꯏ, ꯂꯣꯏꯅꯃꯛꯀꯣ ꯑꯌꯥꯝꯕꯁꯨ ꯇꯪꯈꯥꯏꯃꯨꯛ ꯇꯧꯔꯦ ꯐꯣꯝ ꯊꯥꯖꯤꯜꯂꯝꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯎ ꯂꯣꯏꯅꯃꯛ ꯑꯃꯨꯛ ꯀꯣꯜ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯂꯣꯏꯗꯣꯔꯦ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯄꯨꯔꯒ ꯑꯦꯗꯃꯤꯁꯟꯁꯨ ꯇꯧꯔꯅꯤ ꯂꯥꯛꯑꯅꯤꯅ ꯑꯌꯥꯝꯕ ꯂꯣꯏ ꯍꯥꯏꯔꯛꯑꯦꯀꯣ ꯍꯣꯏ ꯍꯣꯏ. ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯣꯝꯗ ꯃꯇꯦꯡ ꯄꯥꯡꯉꯛꯄꯁꯦ ꯍꯣꯏ. ꯁꯤꯃꯨꯛ ꯍꯥꯏꯖꯒꯦꯀꯣ ꯃꯥꯅꯦ ꯃꯥꯅꯦ.
ꯍꯥꯏꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗ ꯄꯨꯊꯣꯛꯆꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯊꯥꯡꯗ ꯑꯣꯖꯥꯒꯤꯁꯨ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯟꯗꯨꯅ ꯊꯝꯖꯔꯤ ꯍꯥꯏꯕꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯝ ꯊꯦꯡꯅ ꯋꯥꯕꯒꯤ ꯃꯍꯨꯠꯇ ꯑꯣꯖꯥꯁꯤꯃꯁꯨ ꯆꯥꯎꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯔꯕꯅꯤꯅ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯂꯥꯛꯄꯤꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯐꯝꯁꯤꯗ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯗꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃ ꯀꯥꯎꯕꯤꯗꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯇꯥꯡꯅ ꯄꯣꯛꯄ ꯄꯨꯟꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯈꯤꯕ ꯉꯥꯝꯈꯤꯕ ꯀꯌꯥ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯅꯕ ꯑꯃꯗꯤ ꯏꯁꯥꯒꯤ ꯑꯍꯩꯕ ꯁ꯭ꯀꯤꯜꯁ ꯀꯌా ꯑꯃ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯔꯒ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤꯁꯨ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁ ꯀꯌꯥ ꯑꯃ ꯄꯤꯕ ꯌꯥꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯍꯥꯏꯅ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯃꯐꯝꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯂꯤꯕꯁꯤꯡꯕꯨꯁꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯣꯖꯥꯒꯤꯗꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯃꯌꯥꯝꯁꯤꯗ ꯃꯌꯥꯝꯒꯤ एनर्जी दरकार ले मयामगी तौबीरक्लिबा मयामदुबुसु तौबीमल खंगबा उच्चरी अदुगा मणिपुर अखोइना इपो मीडियाना मयामगीदमक्ता क्राइम मिटिगेट तौनबा हाइना पुथोकचरिबा क्राइम डायरी सिदा सपोर्ट तौरगा अखोइगी मतिक मगुन लैबा अमा ओहेन्नबा मयामना सपोर्ट तौरिबसु अखोइना हाना थागतचरी अदुगा क्राइम डायरीस का लोइना अखोइगी क्राइम दगी अखोइ चैथेंग फंगनबा सिंग ओजागी प्लेटफॉर्म सिदा लाकपिरगा कानबा मयामसिमसु लौबियु हाइरगा थमजनिंगी अदुगा अखोइगी ओजाना अखोइगी ngasiगी ओजागी पांथोकचनिंगबा थबक थौरमसिंगदा मतेंग पांगबसिंगी मतांगदसु ओजाना थंबिगे हाइना ओजाना थंबिरिबसु फोंदोपियो ओजादसु यामना कानबा मयामदा हाइबमसु मथौ ताबरा हाइना थमजनिंगी अदो कनोजे अखोइगी सोइपम निंगोल थौंगंबी डॉक्टर निको इबेमा इनाव नुपिसे को अदो माजे माई मपुरोइबजना लाइश्रम अखोइगी जेबिन अदो मपुरोइबजना अखोइ फिलोसोफी दा अखोइगी मद्रास यूनिवर्सिटी दा मास्टर लोइरे सिनाइ दा को अदो कनो इबेमा जिगी अपोकपा लैगिदरबा सोइबम थोइबा सिगी डेट 10/12/2025 से हौगिबा nghan अदो सिदा 78 सुबा मपोक नुमित बर्थडे ओइबको अदो ओइबगी बुद्रानी पास सुबा मपोक अदो इबेमा जिगी अपोकपिना हिजम इबेतोंबी अपोकपिदि लैरी मोइजे कोंगपाल ममांग साबल लेकाइ दगिनेबा अदो अखोइगी इपवा जेबिनजिना या स्कूल सवाइजम लेरक्तगिने अदो इबेमा जे मचिन मनाव अनि खक पोए नुपी अदो मोइगी इसे जिगा मागासु याम हन्नैबा गेप लैबा चाही 9 मुक मबानजे हन्नाबा अदो मोइ इसे जिनि मयुम पानगिबजु मु मांगोदगी चाही 10 गी ममांगदा हाना मयुम पानगिबको अदुनो जे अपोकपजे लैगिदे अपोकपजे गायरबनिना मोइजे मोइ यानारगा मोइ मपामदा लैयेबको अदो याम नुसी चानाना मोइजे फजना लैमिनै अदुगा मोइगी माने मकुजे मानाइबा एवार्ड पीबा याबा माने मकुदो अदुइ मनुंगदा चल्लेना अदुगा याम फजना मोइदा सपोर्ट तौबीबा अदै ए नोइ कनो इमादो फजना सेवा तौ खोलु गायना दुम तौबीबदो कोइ यावंगिन ग्रे लैग्रेना खंदबा कैसु अदै मुक्सु कनोजी अखोइ मकुबोक्सनगने मानगा मिरोलिंगाइजे मा काउदे हाइए मान कनोम जानिंग हाइजे बॉक्स हम लेरतोइने यासा पोटकाजे क्वाइरागाजे याम पेलहनबदो अदै मोइ मिगिदि अंगांग पोमदाइजे खोइगी मपामदोइन सेवा तौबई मपामदगा चटले हाइदना मोइगी नों मपामदगी नुपा मयुमदा लाएको अंगांग पोमदाइजे दुगा अंगांगी कनोगा इपान युमजेंबगा लोइ लोरा माने बोक्सिना ममादौना सकना सेवा लोइ तौबिरगा मपामदों लाक्तोइनेको अदो माइना सुम कनोजे याम नुसी जानना माने तोंगान मगुन हाइबा तारे अदगी मपुरोइबजिगा जु याम नुसी जानना युम पानबगी माने मगुन वाहै माहाइबा मपुरोइबना वाहै माहाइबगी सैथेंग सुपनगी सिंगल वाट अम्बक फुबो कोपदुदि लोइ थंग्रो सिंगल वाट नुंगाइतबा वाहै अकनबा वांगांग बोयक फंगदना फजना याम नुंगाइना युम पानबदो ओइबा तो सुमाइन लोइ पालनिंगे मयाम को अदो मयाम सु लोइ मलाइबा फबो हेंजनिंगे अदो लुपा लिसिंग 10 मतेंग पांगबिरमे होंगी अदुगा मु मोन जो आइना माना हंगे से आइजे मोन दरकार ओइबा से होमगे अदु हाइबिरो दरकार ओइदबदो कैदौनानि ओइबा लैजरकेना आइबेमा मोन खैता लैरो याम फी थुप खांग लैरेना अदै चेंगा थोटपदि लै बोरा मरी मंगा लै अदो चेंगेल ओइना वाल ओ याला चानबानाने चेंगेल बेखाय अनिमगा पुबिरा अमेबको अदो याम नुसी चानना दमाइना मबान यामना नान लुना कोई कनो कोट सु ताइ तौदना इनाउ इपादजुको अदै इनाउ नुपिजु सारी अतांग बसेतने यामना नुगाइना माइथोंग मका लामना लाकमिनबदो आई याम नुगाइ याम पेले अदमाइ लोइ लाहन्निंगेबा माने अबदि नुसी जानना अदुगा कनागुम्बना नुपिजे माइ नुपाना पुरे नैरेना मपांगे मीगा नत्रगा होमदा मचाजिंगा मकोक मरु चाउ चाउगे माइथोंग इमंग मखै लाइने हाबा अदुदो नुगाइ जदेबा खोइदको सुमाइना नुसी जानना लोइमबक लेहन्निंगेबा अदुगा
ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯏꯄ꯭ꯋꯥꯁꯤꯒꯤ ꯀꯩꯅꯣ ꯕꯥꯔꯗꯦꯒꯤꯅꯦꯕ ꯅꯣꯡꯃꯥꯏꯊꯦꯝ ꯕꯅꯤꯀꯥꯟꯇ 41 ꯁꯨꯕ ꯕꯥꯔꯗꯦꯅꯦ ꯃꯥꯒꯤ ꯉꯔꯥꯡ ꯀꯩꯅꯣ ꯉꯍꯥꯟ ꯗꯦꯠ ꯀꯩꯅꯣꯗ 11 ꯗ ꯀꯣ December-ꯒꯤ ꯀꯣ ꯑꯗꯨꯒ ꯑꯗꯨꯗꯩꯗꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯂꯩꯕꯥꯛ ꯃꯆꯥ ꯅꯠꯇꯦ ꯑꯄꯣꯛꯄꯁꯦ ꯂꯩꯕꯥꯛ ꯃꯆꯥ ꯑꯄꯣꯛꯄꯤꯅ ꯏꯕꯦꯇꯣꯟ ꯑꯗꯨꯒ ꯃꯥꯁꯦ ꯃꯥ ꯄꯦꯔꯦꯟꯁꯁꯦ ꯌꯥꯝ ꯅꯤꯡꯕ ꯑꯣꯏꯔꯝꯗꯣꯏꯅꯦꯕ ꯕꯕꯥꯒ ꯃꯃꯥꯒꯁꯦ ꯑꯗꯨ ꯍꯥꯟꯅ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯒ ꯑꯗꯩ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯂꯣꯏꯅꯕꯤꯁꯤꯅ ꯏꯅꯥꯎꯅꯨꯄꯤ ꯕꯤꯗ꯭ꯌꯥꯄꯇꯤ ꯃꯣꯏꯁꯤꯅ ꯀꯪꯂꯥ ꯁꯪꯒꯣꯝ ꯁꯪꯗꯩꯅꯦꯕ ꯑꯗꯣ ꯑꯩ ꯏꯄ꯭ꯋꯥ ꯄꯅꯤꯀꯥꯟꯇꯁꯦ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯃꯥꯁꯦ ꯊꯕꯛ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯅꯁꯨ ꯂꯨꯄꯥ 2,000 ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯑꯗꯣ ꯌꯥꯝ ꯃꯣꯏꯁꯨ ꯃꯣꯏ ꯃꯆꯥꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯔꯝꯃꯦ ꯃꯆꯥ 3ꯂ ꯀꯩꯅꯣꯝ ꯑꯣꯏꯕꯅꯦ ꯑꯗꯨꯗꯅꯦ ꯑꯃ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯁꯤꯡꯗ ꯇꯥꯔꯒ ꯑꯗꯨꯗ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯕ ꯃꯣꯏ ꯋꯥꯈꯟꯗꯁꯨ ꯁꯨꯝ ꯑꯉꯥꯡꯗꯣ ꯅꯤꯡꯁꯤꯡꯉꯒ ꯂꯩꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯃꯣꯏꯁꯨ ꯁꯨꯝ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏ ꯂꯩꯃꯤꯟꯅꯍꯟꯅꯤꯡꯉꯦꯅ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯏꯄ꯭ꯋꯥꯁꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯂꯥꯏꯟꯗ ꯂꯩꯕꯁꯤꯡꯁꯤꯅꯗꯤ ꯋꯥꯔꯤꯁꯦ ꯀꯌꯥꯗꯤ ꯇꯥꯕꯤꯗꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯃꯥꯗꯤ ꯌꯥꯝ ꯐꯖꯅꯒ ꯇꯥꯕꯤꯕ ꯑꯗꯩ ꯃꯥ ꯃꯁꯥꯁꯨ ꯑꯃꯨꯛ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗꯁꯨ ꯑꯃꯨꯛ ꯂꯩꯔꯤꯅꯤꯗꯅ ꯑꯗꯣ ꯏꯆꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯏꯆꯦ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯆꯞ ꯃꯥꯟꯅꯩ ꯏꯆꯦ ꯋꯥꯔꯤ ꯂꯤꯅꯗ꯭ꯔꯁꯨ ꯌꯥꯕ ꯉꯥꯛꯇꯅꯤ ꯀ꯭ꯔꯥꯏꯝ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤꯅ ꯑꯗꯩ ꯃꯥꯁꯤꯅ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄꯗꯤ ꯃꯥꯁꯦ ꯁꯥꯒꯩꯁꯤꯗ ꯄꯤꯛ ꯊꯟꯅ ꯂꯩ ꯍꯥꯏꯌꯦ ꯃꯆꯦ ꯍꯥꯏꯕꯁꯤꯗꯤ ꯃꯥꯏ ꯄꯣꯛꯃꯤꯟꯅꯕꯁꯨ ꯁꯥꯒꯩꯒꯤꯁꯨ ꯑꯝꯇ ꯍꯦꯛ ꯂꯩꯇꯕ ꯑꯗꯨ ꯏꯆꯦꯒꯥꯅ ꯃꯥꯅ ꯌꯥꯝ ꯀꯧꯖꯅꯤꯡꯕꯗꯣ ꯌꯥꯝ ꯄꯥꯝꯖꯅ ꯍꯣꯏ ꯑꯗꯨ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯄ꯭ꯋꯥ ꯕꯅꯤꯀꯥꯟꯇ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯤ ꯕꯤꯗ꯭ꯌꯥꯄꯇꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯟ ꯋꯦꯅꯁꯗꯦꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯣꯝꯄꯥꯛ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯥꯁꯤ ꯑꯣꯏꯅꯥꯃꯅ ꯑꯣꯖꯥꯁꯤꯅꯀꯣ ꯕꯤꯁꯅꯨꯄꯨꯔ ꯕꯖꯥꯔꯗꯒꯤ ꯃꯣꯝꯄꯥꯛ ꯑꯝꯇ ꯂꯩꯕꯤꯌꯨ ꯏꯕꯦꯝꯃ ꯂꯥꯛꯄꯗꯣ ꯉꯝꯗ꯭ꯔꯦ ꯂꯥꯞꯄꯅꯤꯅ ꯂꯨꯄꯥ 1,000 ꯀꯥꯞꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯒꯤꯗꯤ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯂꯩꯈꯤꯗ꯭ꯔꯕ ꯋꯥꯡꯈꯦꯝ ꯖꯨꯒꯦꯁꯣꯔ ꯀꯩꯁꯥꯝꯊꯣꯡ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯂꯩꯔꯛ ꯁꯤꯁꯤꯒꯤ ꯀꯩꯅꯣ ꯂꯨꯄꯥ 3,000 ꯂꯩꯒꯗꯕꯁꯤꯒꯤ ꯃꯤꯡꯗ ꯄꯥꯡꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯜꯂꯛꯄꯁꯦ ꯃꯆꯥ ꯃꯃꯧ ꯑꯣꯏꯗꯣꯏꯔꯥ ꯃꯆꯥ ꯅꯤꯉꯣꯜ ꯑꯣꯏꯗꯣꯏꯔꯥ ꯁꯤꯃ ꯑꯩ ꯀꯨꯞꯅ ꯔꯤꯄꯣꯔꯠꯇꯣ ꯂꯧꯈꯠꯂꯛꯄ ꯅꯪꯉꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤꯃꯒ ꯁꯨꯃꯥꯏꯅ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯅ ꯍꯣꯝꯗ ꯁꯨꯃꯥꯏꯅ ꯄꯥꯡꯉꯛꯄꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯝꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯁꯤꯗ ꯆꯪꯉꯒꯦꯅ ꯉꯁꯥꯏ ꯈꯟꯖꯔꯦꯅ ꯍꯥꯏꯈꯤꯕꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯁꯤꯗ ꯂꯣꯏ ꯊꯕꯛ ꯆꯠꯁꯤꯟꯅꯩꯗꯅ ꯑꯗ ꯏꯃꯣꯏꯅꯨ ꯍꯌꯦꯡꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯣꯝꯁꯤꯗ ꯑꯗꯨꯝ ꯍꯣꯝꯗꯨꯗ ꯑꯣꯏꯅ ꯂꯥꯛꯀꯦ ꯆꯪꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯇꯪ ꯑꯣꯏꯁꯨ ꯍꯣꯝꯗ ꯆꯪꯕꯒꯤ ꯑꯩ ꯀꯩꯅꯣꯝꯇꯪ ꯑꯣꯏꯁꯨ ꯄꯥꯡꯕꯤꯅꯤꯡꯕꯁꯤꯡꯅꯀꯣ ꯑꯩꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯁꯤꯗꯁꯨ ꯊꯥꯗꯣꯛꯑꯦ ꯑꯩꯒꯤ ꯅꯝꯕꯔꯁꯦ 77054623000 ꯁꯤꯗ ꯍꯣꯝꯁꯤꯗ ꯂꯦꯡꯕꯤꯔꯛꯑꯒ ꯍꯌꯦꯡꯅꯦ ꯍꯥꯏꯕꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯍꯣꯝꯗ ꯆꯪꯕꯗ ꯍꯩꯅꯕ ꯑꯗꯩ ꯏꯟꯁꯥꯡ ꯅꯥꯄꯤꯃꯛꯇ ꯑꯣꯏꯔꯁꯨ ꯃꯌꯥꯝꯅ ꯑꯉꯝꯕ ꯍꯣꯝꯁꯤꯒꯤ ꯆꯪꯕꯗ ꯑꯗꯨꯃꯥꯏꯅ ꯄꯥꯡꯕꯤꯅꯤꯡꯕꯁꯤꯡ ꯆꯦꯡꯐꯨ ꯄꯥꯡꯕꯤꯅꯤꯡꯕ ꯑꯗꯩ ꯀꯣꯜ ꯂꯤꯛ ꯄꯥꯡꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯍꯌꯦꯡꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯑꯩꯅꯗꯤ ꯍꯣꯝꯗꯨꯃꯛꯇꯗ ꯗꯥꯏꯔꯦꯛ ꯑꯩꯈꯣই ꯂꯦꯡꯕꯤꯔꯛꯑꯒ ꯄꯥꯡꯍꯟꯖꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯕ ꯑꯩ ꯆꯥꯛ ꯀꯩꯀꯩ ꯁꯤꯟꯕꯗꯨꯗꯤ ꯌꯥꯝꯅ ꯑꯦꯔꯦꯟꯖ ꯑꯣꯏꯅꯔꯅꯦꯕꯀꯣ ꯑꯗꯣ ꯃꯥꯡꯖꯧꯅꯅ ꯄꯥꯎ ꯍꯥꯏꯕꯤꯔꯛꯑꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯏꯔꯤꯄꯣꯛꯀꯤ ꯁꯦꯡꯖꯨ ꯁꯨꯖꯔꯝꯒꯦ ꯆꯧ ꯑꯗꯒꯤ ꯆꯅꯥꯒꯨꯝꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏ ꯇꯧꯖꯔꯝꯒꯦ ꯂꯥꯡꯖꯔꯝꯒꯦ ꯉꯥꯏꯍꯥꯛ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯃꯤꯟꯅꯔꯒ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯔꯒ ꯍꯣꯝꯗ ꯍꯧꯖꯤꯛ ꯃꯣꯏ 9 ꯂꯩꯔꯤꯁꯦ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯗꯨꯐꯥꯎꯗꯤ ꯂꯦꯡꯗꯅ ꯃꯣꯏ ꯂꯣꯏ ꯂꯩꯔꯅꯦꯕ ꯑꯗꯣ ꯑꯅꯧꯕ ꯂꯥꯛꯁꯜꯂꯛꯀꯗꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯣꯝ ꯁꯪꯒꯥꯒꯗꯕ ꯃꯌꯥ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛ ꯂꯩꯒꯗꯕꯁꯤꯡꯁꯤꯗꯤ ꯀꯨꯏꯅ ꯂꯩꯒꯦ ꯍꯥꯏꯕ ꯉꯥꯛꯇ ꯑꯣꯏꯔꯦꯕ ꯃꯣꯏ ꯂꯩꯔꯤꯕ 9ꯁꯦ ꯑꯗꯨꯅ ꯂꯣꯏꯅ ꯂꯩꯔꯝꯃꯅꯤ ꯃꯣꯏꯁꯨ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯥꯏꯅ ꯃꯥꯡꯖꯧꯅꯅ ꯂꯥꯛꯄꯤꯒꯗꯕ ꯂꯦꯡꯕꯤꯔꯛꯀꯗꯕꯁꯤꯡ ꯑꯗꯨꯗꯣ ꯂꯦꯡꯕꯤꯔꯛꯎ ꯑꯗꯨꯒ ꯑꯃ ꯆꯤꯊꯍꯧꯔꯦ ꯀꯩꯅꯣ ꯀ꯭ꯋꯥꯁꯤꯐꯥꯏꯗꯒꯤ ꯍꯥꯟꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯄꯥꯟꯊꯣꯏꯕꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯃꯣꯏꯁꯦ ꯁꯥꯒꯩ ꯑꯃꯇꯒꯤ ꯃꯧ ꯒ꯭ꯔꯨꯞꯅꯦꯕꯀꯣ ꯑꯗꯣ ꯍꯥꯟꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯅꯍꯥꯟꯁꯨ ꯂꯥꯛꯑꯒ ꯑꯁ ꯌꯥꯝꯃꯦ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤ ꯐꯨꯜ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯗꯩ ꯍꯋꯥꯏ ꯑꯂꯨ ꯇꯤꯜꯍꯧ ꯑꯆꯥꯄꯣꯠ ꯌꯥꯝ ꯄꯨꯕꯤꯔꯛꯑꯝꯃꯦ ꯃꯣꯏ ꯄꯨꯂꯞ ꯂꯥꯛꯑꯒ ꯑꯗ ꯑꯩ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯝ ꯍꯥꯞꯀꯠꯆꯕꯅꯤ ꯏꯆꯦꯁꯤꯡ ꯏꯅꯥꯎꯁꯤꯡꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯈꯣꯠꯄ ꯑꯗꯩ ꯃꯣꯏꯗꯤ ꯀ꯭ꯋꯥꯁꯤꯐꯥꯏꯁꯦ ꯌꯥꯝ ꯊꯕꯛ ꯀꯟꯕ ꯂꯝꯅꯤ ꯍꯥꯏ ꯂꯧ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯨꯛ
ꯍꯤꯡꯒꯣꯜꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯦ ꯂꯣꯏ ꯊꯥꯖꯟꯅꯕ ꯑꯗꯨꯅ ꯊꯕꯛꯁꯦ ꯃꯩ ꯍꯧꯋꯤ ꯍꯥꯏꯌꯦꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯟꯕ ꯍꯣꯏ ꯑꯗꯣ ꯑꯉꯟꯕ ꯊꯥꯍꯧꯕ ꯀꯣꯕꯤ ꯑꯗꯩ ꯍꯪꯒꯥꯝ ꯀꯣꯕꯤ ꯃꯅꯥ ꯀꯣꯕꯤ ꯐꯨꯜ ꯊꯝꯆꯦꯠ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯣꯏ ꯃꯁꯥꯒꯤ ꯂꯣꯏ ꯍꯦꯡꯅꯔꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯃꯥꯏꯅꯁꯨ ꯂꯦꯡꯕꯤꯔꯛꯑꯝꯃꯦ ꯑꯗꯣ ꯏꯆꯦꯁꯤꯡ ꯏꯅꯥꯎꯁꯤꯡ ꯀ꯭ꯋꯥ ꯁꯤꯐꯥꯏꯒꯤ ꯀꯩꯅꯣ ꯄꯥꯟꯊꯣꯏꯕꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯀꯩꯅꯣ ꯏꯆꯦ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯑꯦꯗꯚꯣꯀꯦꯠ ꯖꯌꯟꯇꯥ ꯀꯣ ꯀꯩꯅꯣ ꯑꯗꯨ ꯀꯩꯅꯣꯁꯦ ꯎꯔꯤꯄꯣꯛ ꯃꯥꯒꯤꯁꯦ ꯁꯥꯃꯨ ꯁꯪꯂꯥꯏꯔꯦꯝ ꯎꯀꯨ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯋꯥꯏꯗꯒꯤ ꯑꯣꯏꯕꯅꯦ ꯃꯥꯁꯦꯀꯣ ꯑꯗꯨ ꯀꯩꯅꯣ ꯑꯦꯗꯚꯣꯀꯦꯠꯁꯤꯅꯁꯨ ꯂꯦꯡꯕꯤꯔꯛꯑꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯃꯆꯟꯁꯤꯡ ꯃꯆꯦꯁꯤꯡꯒꯤꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯜ ꯅꯤꯉꯣꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯏꯕꯨꯡꯗꯣ ꯕꯦꯡ ꯃꯦꯅꯦꯖꯔ ꯑꯣꯏꯔꯒ ꯂꯩꯕ ꯏꯆꯦ ꯑꯃ ꯁꯔꯃꯤꯂꯥ ꯑꯍꯥꯟꯕ ꯃꯃꯥꯡꯗꯁꯨ 3,000 ꯄꯥꯡꯈ꯭ꯔꯦ ꯑꯗꯩ ꯑꯃꯨꯛꯁꯨ 5,000 ꯍꯟꯗꯛ ꯄꯥꯡꯈ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯃꯥꯒꯤ ꯐꯧꯗꯣ ꯇꯛꯑꯒ ꯊꯤꯜꯍꯜꯂꯛꯀꯦ ꯑꯅ ꯍꯥꯏꯕꯗꯣ ꯃꯥꯏ ꯂꯧ ꯎꯕꯗꯣ ꯑꯗꯨꯁꯨ ꯊꯤꯜꯍꯟꯕꯤꯔꯛꯑꯦ ꯏꯆꯦ ꯑꯗꯨꯒꯤ ꯃꯆꯦ ꯑꯗꯩ ꯏꯆꯦ ꯑꯗꯨꯒꯤ ꯃꯃꯥ ꯀꯩꯀꯩ ꯂꯥꯛꯑꯒ ꯐꯧꯗꯨ ꯇꯛꯑꯒ ꯆꯦꯡꯁꯨ ꯊꯤꯟꯕꯤꯔꯛꯑꯝꯃꯦꯀꯣ ꯑꯗꯨꯃꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯃꯥꯅꯤ ꯌꯥꯝꯅ ꯆꯨꯝꯕꯅꯦ ꯍꯥꯏꯕꯗꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯜ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯄꯔꯁꯟ ꯉꯥꯛꯇꯅ ꯄꯤꯕꯤꯔꯛꯄꯅꯤꯅ ꯑꯗꯨꯃꯛ ꯃꯪꯒꯣꯜ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯀꯃꯦꯟ ꯈꯤꯇꯪ ꯄꯥꯔꯒ ꯂꯣꯏꯁꯟꯖꯔꯒꯦꯀꯣ ꯍꯣꯏ ꯊꯝꯕꯤꯌꯨ ꯀꯃꯦꯟꯁꯤꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯀꯃꯦꯟꯁꯤꯗꯁꯨ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯊꯧꯅꯥ ꯑꯣꯏꯔꯤꯕꯅꯤ ꯀꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯣꯏꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯃꯦꯟꯁꯤꯁꯨ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯃꯛ ꯂꯧꯈꯠꯆꯔꯛꯀꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯁꯇꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯁ ꯑꯃꯃꯝꯁꯨ ꯊꯝꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯀꯃꯦꯟꯁꯦ ꯋꯥꯔꯧꯕꯩ ꯀꯃꯦꯟ ꯑꯃ ꯄꯥꯖꯒꯦ ꯏꯅꯥꯎ ꯑꯩꯁꯨ ꯀꯃꯦꯟꯗꯤ ꯑꯗꯨꯝ ꯄꯤꯖꯕꯅꯦ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯄꯥꯊꯣꯛꯄꯤꯔꯛꯇꯦ ꯍꯥꯏꯀꯣ ꯑꯗꯣ ꯏꯆꯦ ꯉꯁꯤ ꯄꯥꯊꯣꯛꯆꯔꯦꯀꯣ ꯏꯆꯦ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏꯆꯦꯔ ꯏꯕꯨꯡꯂꯥ ꯍꯣꯏ ꯉꯁꯤꯗꯤ ꯄꯥꯊꯣꯛꯆꯔꯦꯀꯣ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯩ ꯃꯊꯪꯅ ꯉꯥꯃꯨꯛꯀꯤ ꯀꯃꯦꯟꯗꯣ ꯅꯨꯄꯥꯗꯨꯅ ꯑꯍꯤꯡ ꯂꯦꯛꯀꯦꯅ ꯂꯥꯛꯄꯒꯤ ꯋꯥꯔꯤꯗꯣ ꯍꯥꯏꯔꯒ ꯅꯣꯛꯄꯩ ꯏꯃꯣꯖꯤ ꯃꯌꯥꯝ ꯄꯤꯕꯤꯔꯛꯑꯦꯀꯣ ꯑꯗꯩ ꯃꯊꯪꯅ ꯅꯨꯄꯥ ꯑꯍꯤꯡ ꯂꯦꯛꯆꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯣ ꯏꯆꯦ ꯅꯅꯥꯎꯁꯨ ꯀꯩꯅꯣ ꯏꯁꯤꯡ ꯊꯛꯑꯝꯕꯗꯩ ꯏꯁꯤꯡ ꯍꯥꯔꯦ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝꯒꯤ ꯍꯣꯏ ꯀꯃꯦꯟꯁꯦ ꯄꯥꯔ ꯅꯣꯛꯄꯁꯦ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯉꯁꯥꯏꯗꯩ ꯋꯥꯔꯤ ꯂꯤꯔꯛꯄꯩ ꯑꯋꯥꯕꯁꯦ ꯁꯤꯅ ꯄꯨꯀꯣꯛ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯃꯊꯪꯗꯅ 3 ꯁꯨꯕꯒꯤ ꯋꯥꯔꯤꯗꯣ ꯏꯆꯦ ꯑꯩꯒ ꯌꯥꯝ ꯃꯥꯟꯅꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯩ ꯏꯄꯨꯔꯣꯏꯕꯗꯤ ꯅꯨꯄꯤꯗꯤ ꯀꯣꯏꯗꯦ ꯑꯗꯨꯕꯨ ꯅꯤꯁꯥꯗ ꯉꯥꯎꯔꯒ ꯂꯩꯔꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯔꯤꯕ ꯆꯤꯡꯅꯕ ꯐꯥꯎꯔꯦ ꯍꯤꯡꯕꯒꯤ ꯁꯤꯅꯤꯡꯕ ꯐꯥꯎꯔꯦ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯁꯥꯒꯩꯁꯤꯗ ꯏꯊꯟꯇ ꯏꯆꯥ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯩ ꯃꯊꯪꯗꯅ ꯄꯩꯁꯥꯁꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯦ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯝ ꯑꯣꯏꯔꯦ ꯑꯩ ꯍꯦꯛ ꯎꯕꯒ ꯆꯍꯤ 19 ꯁꯨꯖꯜꯂꯛꯑꯦ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯂꯩꯈꯤꯅꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯅꯤꯁꯥꯗ ꯉꯥꯎꯗꯨꯅ ꯂꯩꯔꯦ ꯏꯄꯥꯝꯗꯁꯨ ꯈꯥꯏꯅꯗꯨꯅ ꯆꯠꯅꯤꯡꯗꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯀꯔꯤꯕꯨ ꯇꯝꯂꯤꯕ ꯁꯤ ꯌꯦꯡꯉꯨ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕ ꯂꯣꯏꯔꯕꯅꯤ ꯁꯤꯒꯤ ꯋꯥꯍꯩ ꯈꯔꯁꯤꯗ ꯐꯣꯡꯗꯣꯔꯛꯏꯅꯦꯕ ꯑꯗ ꯃꯆꯥ ꯌꯥꯎꯗꯕꯒꯤ ꯉꯍꯥꯃꯨꯛꯀꯤ ꯋꯥꯔꯤꯗꯨꯗ ꯃꯆꯥꯗꯨꯗꯕꯨ ꯄꯣꯛꯅꯕꯅ ꯃꯥꯅ ꯑꯣꯛꯇꯕꯤꯕꯧ ꯑꯣꯏꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯃꯨꯡꯗꯣ ꯀꯥꯏꯗꯅꯕꯅ ꯑꯗꯩ ꯆꯠꯂꯒ IVF ꯇꯧꯔꯨꯔꯦ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯂꯦꯞꯄꯤꯗ꯭ꯔꯦ ꯅꯨꯄꯤ ꯑꯃꯅ ꯁꯥꯏꯁꯦ ꯌꯥꯝ ꯁꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯊꯪꯗꯅ ꯃꯥꯒꯤ ꯀꯃꯦꯟꯁꯤꯗ ꯑꯃ ꯄꯤꯔꯝꯃꯦ ꯑꯃꯅ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯃꯛ ꯌꯦꯡꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥꯅ ꯌꯨ ꯆꯨꯔꯨꯞ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯗꯤ ꯍꯦꯟꯅ ꯆꯥꯟꯁ ꯅꯦꯝꯃꯤ ꯍꯥꯏꯕꯁꯤꯁꯨ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯁꯤꯅ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕꯒꯤ ꯀꯩꯅꯣꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯅꯨꯄꯥꯗꯒꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯊꯣꯛꯂꯛꯀꯗꯕ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯕꯒꯤ ꯃꯍꯤꯛꯁꯦ ꯁꯤ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦꯕ ꯁꯤꯁꯤ ꯀꯩꯁꯨ ꯈꯪꯕꯤꯗꯦꯕ ꯃꯌꯥꯝꯅ ꯅꯨꯄꯤꯗꯨꯗ ꯈꯛ ꯑꯉꯥꯡ ꯄꯣꯛꯇꯦ ꯑꯉꯥꯡ ꯌꯥꯎꯗꯦꯅ ꯅꯨꯄꯤꯁꯦ ꯈꯛ ꯂꯣꯏ ꯎꯕꯁꯦ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯃꯇꯝꯁꯦ ꯁꯤꯐꯧ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯇꯧꯕꯤꯔꯤ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯗꯣ ꯂꯥꯏꯌꯦꯡꯕꯁꯦ ꯅꯨꯄꯤꯗ ꯈꯛ ꯑꯗꯨꯝ ꯂꯥꯏꯌꯦꯡꯉꯦꯕ ꯑꯌꯥꯝꯕꯅ ꯅꯨꯄꯥꯁꯦ ꯂꯥꯏꯌꯦꯡꯕ ꯆꯠꯁꯤ ꯌꯥꯅꯗꯦꯕ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦ ꯃꯇꯝ ꯈꯔꯒꯤ ꯆꯪꯖꯐꯝ ꯄꯤꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯁꯨꯝ ꯍꯥꯏꯀꯣ ꯃꯇꯝ ꯈꯔꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏꯁꯦ ꯁꯥꯕ ꯂꯣꯏꯔꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯍꯌꯦꯡꯋꯥꯏꯐꯥꯎ ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯃꯁꯥꯒꯤ ꯐꯤ ꯅꯨꯡ ꯁꯥꯔ ꯄꯩꯁꯥ ꯊꯣꯛꯑꯒ ꯂꯩꯖꯕ ꯑꯗꯨꯝ ꯌꯥꯔꯦ ꯃꯇꯝ ꯈꯔꯒꯤ ꯑꯃꯒꯤ ꯑꯃꯐꯥꯎ ꯂꯩꯇꯦ ꯁꯤꯗ ꯃꯁꯥꯅ ꯃꯁꯥ ꯏꯠꯄ ꯉꯝꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯊꯪꯗꯤ ꯑꯃꯨꯛ ꯅꯣꯛꯑꯁꯦꯕꯀꯣ ꯍꯦꯔꯤ ꯄꯣꯇꯔ ꯃꯥꯜꯂꯨꯔꯦ ꯇꯥꯃꯣ ꯁꯨꯔꯁꯦ ꯉꯁꯤꯗꯤ ꯑꯗ ꯑꯩꯁꯨꯅꯦꯀꯣ ꯁꯤ ꯀꯃꯦꯟꯁꯦ ꯄꯥꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯊꯛꯂꯥꯎ ꯌꯦꯡꯈꯠꯂꯦꯕ ꯚꯤꯗꯤꯑꯣꯗꯨꯗ
ꯃꯥꯜꯂꯤꯅꯦ ꯍꯥꯏꯒꯨꯝꯗꯅ ꯍꯦꯔꯤ ꯄꯣꯇꯔꯅ ꯅꯣꯡꯇꯕꯨ ꯈꯜꯂꯨꯗꯦꯕ ꯑꯩꯁꯨ ꯔꯥꯎꯟ ꯑꯃꯒ ꯑꯣꯟꯁꯤꯜꯂꯗꯤ ꯍꯦꯔꯤ ꯄꯣꯇꯔ ꯄꯨꯔꯥ ꯃꯥꯜꯂꯅꯤ ꯑꯗ ꯑꯃꯅ ꯃꯥꯒꯤ ꯀꯃꯦꯟꯁꯤꯗ ꯍꯜꯂꯝꯃꯤꯌꯦ ꯅꯣꯛꯄ ꯏꯃꯣꯖꯤ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯃꯦꯟꯁꯤꯗ ꯑꯗꯩ ꯃꯊꯪꯗꯅ ꯃꯦꯝ ꯑꯉꯥꯡ ꯌꯥꯎꯗꯕꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥꯗ ꯊꯣꯛꯄꯅꯤꯅ ꯁꯤꯅꯤ ꯑꯉꯥꯡ ꯑꯩ ꯑꯉꯥꯡ ꯄꯣꯛꯇꯕ ꯃꯌꯥꯝꯁꯦ ꯀꯅꯥ ꯑꯃꯗꯤ ꯌꯥꯝꯅ ꯑꯗꯨꯅꯁꯨ ꯍꯦꯛꯇ ꯆꯤꯟꯇꯥ ꯑꯣꯏꯕꯖꯥꯠꯅꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯌꯣꯛꯁꯦꯁꯨ ꯌꯥꯗꯕꯁꯨ ꯌꯥꯎꯔꯤꯕ ꯁꯤꯗ ꯑꯗꯨꯗꯨꯅ ꯋꯥꯈꯜ ꯀꯅꯥꯒꯗꯤ ꯈꯤꯇꯪ ꯆꯥꯎꯊꯣꯛꯅꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯗꯤ ꯑꯃ ꯌꯣꯛꯄꯗ ꯀꯩꯁꯨꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯃꯤꯒꯤ ꯁꯥꯒꯩ ꯃꯤꯒꯤ ꯏ ꯌꯣꯛꯅꯤꯡꯗꯦ ꯍꯥꯏꯕ ꯑꯗꯩ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯌꯣꯛꯄꯁꯨ ꯇꯜꯂꯤ ꯍꯌꯦꯡ ꯐꯖꯅ ꯇꯧꯗꯦꯅ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯁꯨꯝꯕ ꯃꯌꯥꯝ ꯌꯥꯎꯅꯩꯕ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯥ ꯌꯥꯎꯗꯕꯒꯤ ꯑꯋꯥꯕꯗꯤ ꯌꯥꯝ ꯋꯥꯏ ꯌꯥꯎꯗꯕ ꯃꯤꯇꯅꯗꯤ ꯈꯪꯂꯝꯒꯅꯤ ꯑꯩꯁꯨ ꯌꯥꯎꯗ꯭ꯔꯤ ꯆꯍꯤ 3 ꯁꯨꯔꯦ ꯄꯩꯁꯥꯁꯨ ꯄꯥꯏꯗꯕꯒ ꯌꯦꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯏꯁꯣꯔꯁꯦ ꯃꯃꯤꯠ ꯇꯥꯡꯉꯦ ꯍꯥꯏꯕ ꯁꯤꯅꯤ ꯌꯦꯡꯉꯨ ꯄꯦꯟꯗꯕꯒꯤ ꯍꯣꯏ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯉꯦꯕ ꯁꯤꯒꯤ ꯂꯥꯏꯌꯦꯡꯕꯁꯦ ꯑꯗꯩ ꯁꯨꯃꯥꯏꯅ ꯑꯃꯅ ꯑꯃꯨꯛ ꯏꯕꯦꯝ ꯑꯃꯅ ꯀꯃꯦꯟ ꯍꯜꯂꯝꯃꯦ ꯃꯥꯏꯁꯤꯗꯀꯣ ꯏꯆꯦ ꯋꯦꯠ ꯌꯥꯝꯕ ꯑꯣꯏꯔꯗꯤ ꯈꯔ ꯀꯩꯅꯣ ꯍꯟꯊꯍꯟꯕꯤꯌꯨ ꯋꯦꯠꯅꯁꯨ ꯑꯅꯝꯕ ꯑꯣꯏꯗꯕ ꯑꯣꯏꯌꯦ ꯅꯨꯄꯤꯅ ꯑꯣꯕꯤꯁ ꯑꯣꯏꯕꯁꯦ ꯅꯣꯏꯕꯁꯤꯅꯁꯨ ꯍꯣꯏ ꯅꯣꯏꯕ ꯍꯦꯟꯃꯜꯂꯁꯨ ꯌꯥꯗꯕꯅꯦ ꯍꯥꯏꯕ ꯃꯥꯅꯦ ꯑꯗꯩ ꯃꯊꯪꯁꯤꯅ ꯅꯦꯅꯦ ꯑꯩꯁꯨ ꯄꯥꯠ ꯇꯥꯕ ꯃꯐꯝꯗꯒꯤ ꯌꯨꯝꯁꯦ ꯆꯤꯡꯗ ꯈꯣꯡ ꯃꯌꯥꯗ ꯌꯨꯝ ꯄꯥꯜꯂꯛꯄ ꯉꯥꯒꯤ ꯃꯇꯥꯡꯁꯦ ꯑꯩꯉꯣꯟꯗ ꯊꯣꯛꯑꯦ ꯌꯨꯝꯗꯅ ꯃꯌꯥꯝ ꯆꯥꯔꯒ ꯅꯨꯄꯥ ꯃꯌꯨꯝꯗꯅ ꯑꯃꯃꯝꯇ ꯆꯥꯕꯁꯦ ꯍꯥꯏꯌꯦ ꯄꯦꯟꯅ ꯆꯥꯔꯝꯃꯒ ꯍꯣꯏ ꯃꯊꯪꯗꯅ ꯏꯆꯦ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯏꯆꯥ ꯅꯨꯄꯤꯁꯦ ꯆꯍꯤ 9 ꯁꯨꯔꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯔꯦꯞ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯦ ꯃꯁꯤꯕꯨ ꯑꯉꯥꯡꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯑꯩꯅ ꯍꯥꯏꯐꯝ ꯈꯪꯗꯗꯅ ꯅꯪ ꯆꯥꯎꯔꯒ ꯈꯪꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯁꯨ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯈꯤꯔꯣꯏ ꯍꯥꯏꯅ ꯈꯨꯝꯈꯤ ꯏꯆꯦꯅ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯁꯣꯏꯗꯅ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯕ ꯍꯣꯏ ꯑꯉꯥꯡꯗꯨꯅ ꯄꯤꯛꯏꯕ ꯑꯣꯏꯔꯗꯤꯀꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯑꯉꯥꯡ ꯑꯄꯤꯛꯄ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯗꯁꯨ ꯌꯥꯝ ꯁꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯏꯗꯅ ꯑꯗꯨꯅ ꯑꯗꯨꯝ ꯆꯦꯛꯁꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯍꯩꯅꯗꯕ ꯊꯕꯛ ꯇꯧꯔꯛꯑꯗꯤ ꯌꯥꯒꯅꯨ ꯑꯗꯩꯗꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯗꯣꯏꯅോ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯥꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯤ ꯏꯁꯥꯗ ꯀꯩꯅꯣ ꯇꯧꯔꯣꯏꯗꯕꯁꯤꯡꯁꯤ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯒꯤ ꯂꯣꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯔꯒꯗꯤ ꯍꯦꯟꯅꯁꯨ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯕꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯗꯤ ꯒ꯭ꯌꯥꯟꯗꯣ ꯇꯥꯗ꯭ꯔꯤꯕꯅꯤꯅꯅꯦ ꯑꯉꯥꯡꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯁꯨ ꯌꯥꯏꯑꯕ ꯑꯩꯈꯣই ꯅꯨꯄꯥꯅ ꯅꯪꯁꯦ ꯑꯁ꯭ꯋꯥꯏꯐꯧ ꯆꯪꯉꯨꯁꯤ ꯑꯗꯩ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦ ꯑꯗ ꯆꯠꯎꯁꯤ ꯍꯥꯏꯔꯒ ꯅꯪꯁꯦ ꯍꯥꯠꯇꯣꯛꯄꯤꯔꯗꯤ ꯅꯪꯉꯣꯟꯗ ꯐꯨꯕꯤꯔꯛꯑꯗꯤ ꯊꯦꯝꯕ ꯌꯥꯒꯅꯨ ꯑꯗꯨꯃꯥꯏꯅ ꯊꯦꯝꯃꯒ ꯑꯗꯨꯅ ꯅꯨꯄꯥꯅ ꯃꯤ ꯂꯩꯇꯀꯥꯟꯗ ꯅꯨꯄꯥ ꯆꯪꯉꯛꯑꯗꯤ ꯆꯦꯛꯁꯜꯂꯨ ꯑꯗꯩ ꯑꯁ꯭ꯋꯥꯏꯐꯧ ꯑꯆꯥꯄꯣꯠ ꯂꯩꯔꯨꯁꯦ ꯊꯣꯛꯎꯁꯤ ꯑꯃꯝꯕꯗ ꯑꯗꯩ ꯑꯗꯨꯝꯕꯁꯦ ꯌꯥꯒꯅꯨ ꯀꯥꯏꯅ ꯑꯗꯣꯝꯗ ꯑꯣꯏꯅ ꯍꯦꯛ ꯇꯥꯛꯄꯤꯕ ꯑꯉꯥꯡ ꯍꯥꯠꯇꯣꯛꯄ ꯑꯉꯥꯡ ꯐꯥꯕ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯉꯥꯡ ꯐꯥꯕ ꯂꯩ ꯀꯥꯏꯅ ꯑꯗꯣꯝꯗ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯌꯨ ꯑꯗꯒꯤ ꯑꯃꯨꯛ ꯃꯊꯪꯗꯅ ꯁꯤꯁꯦ ꯄ꯭ꯔꯤꯕꯨꯛ ꯇꯧꯐꯝ ꯂꯤꯡ ꯍꯥꯞꯄꯤꯔꯛꯎ ꯍꯥꯏꯕ ꯑꯩꯈꯣꯏ ꯐꯤꯂꯝ ꯀꯩꯁꯤꯗ ꯌꯦꯡꯕꯤꯌꯨ ꯑꯦꯞꯁꯇ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯂꯥꯎꯊꯣꯛꯄꯁꯤꯡꯗꯣ ꯄ꯭ꯔꯤꯕꯨꯛꯁꯦ ꯀꯥꯏꯗ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯌꯥꯎꯋꯦꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯗ ꯑꯗꯨꯃꯛ ꯐꯣꯟ ꯇꯧꯔꯛꯑꯒꯁꯨ ꯑꯗꯨꯝ ꯌꯥꯒꯅꯤ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯗꯨꯗ ꯍꯥꯏꯕꯗꯤ ꯃꯈꯥ ꯇꯥꯕꯗ ꯉꯁꯤꯒꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣ ꯑꯣꯏꯈ꯭ꯔꯦ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯕꯗ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯂꯤꯡ ꯐꯪꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯕꯤꯔꯒ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯗꯨꯃꯛ ꯇꯧꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯩ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕ ꯅꯣꯛꯅꯤꯡꯕ ꯑꯉꯛꯄ ꯊꯣꯛꯑꯝꯒꯅꯤ ꯊꯥꯖꯗꯕ ꯃꯌꯥꯝꯅꯤ ꯂꯤꯖꯔꯛꯏꯁꯦꯀꯣ ꯑꯩꯈꯣꯏ ꯏꯁꯥꯐꯧ ꯇꯥꯕꯗ ꯉꯛꯇꯅꯅꯦ ꯃꯤꯠ ꯅꯥꯒ ꯁꯨꯃꯥꯏꯅ ꯌꯦꯡꯈꯠꯂ ꯂꯩꯕ ꯌꯥꯎꯋꯦ ꯑꯗ ꯑꯩꯅ ꯁꯤꯗꯩꯗ ꯂꯤꯊꯣꯛꯄ ꯌꯥꯗꯕ ꯋꯥꯔꯤ ꯑꯩꯕꯨ ꯄꯨꯡꯉꯛ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯂꯩꯔꯤ ꯂꯤꯊꯣꯛꯇꯕ ꯑꯗꯩ ꯃꯤꯃꯥꯡ ꯊꯣꯛꯄ ꯌꯥꯗꯕ ꯑꯗꯩ ꯃꯊꯪꯗꯅ ꯅꯦꯅꯦ ꯄꯨꯟꯁꯤꯁꯦ ꯈꯜꯂꯨꯕꯗ ꯋꯥꯔꯤ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯃꯥꯅꯦ ꯋꯥꯔꯤ ꯈꯜꯂꯨꯗꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯃꯥꯅꯦ ꯃꯊꯪꯗꯅ ꯋꯥꯔꯤꯅꯕꯨ ꯌꯥꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯏ ꯍꯥꯏꯕꯀꯣ ꯍꯣꯏ ꯍꯔꯥꯎꯕꯤꯌꯨ ꯑꯗꯩ ꯃꯊꯪꯗꯅ ꯑꯉꯛꯄꯅ ꯊꯜꯂꯕ ꯇꯥꯏꯕꯪ ꯑꯣꯏꯔꯦ ꯏꯆꯦ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯍꯥꯏꯕ ꯑꯗꯩ ꯃꯊꯪꯗꯅ ꯑꯉꯥꯡ ꯏꯆꯥ ꯄꯣꯛꯄ ꯄꯥꯝꯂꯨꯕꯗꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯀꯥꯏꯌꯦ ꯃꯥꯅ ꯇꯥꯈꯤꯕ ꯗꯁꯥꯗꯣ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣ ꯃꯈꯥ ꯂꯩꯀꯥꯏ ꯃꯐꯝ ꯑꯌꯥꯝꯕꯗ ꯄ꯭ꯔꯣꯒꯥꯝꯁꯦ ꯍꯦꯛꯇ ꯇꯥꯔꯝꯃꯦ ꯍꯥꯏꯕ ꯇꯥꯕꯤꯌꯨꯀꯣ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣ ꯃꯥꯏꯀꯩ ꯌꯥꯝ ꯇꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯇꯩ ꯃꯥꯏꯀꯩꯁꯨꯅꯦ ꯂꯝꯒꯤ ꯃꯥꯏꯀꯩꯁꯦ ꯄꯥꯛ ꯁꯟꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯑꯗꯨꯝ ꯇꯥꯕꯤꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯎꯁꯦ ꯑꯗꯨꯝ ꯐꯪꯖꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯂꯩꯔꯤꯕ ꯀꯣꯡꯕ ꯅꯣꯡꯊꯣꯝꯕꯝ ꯂꯩꯀꯥꯏꯁꯤꯁꯨ ꯐꯖꯅ ꯇꯥꯏꯌꯦꯕꯀꯣ
ꯑꯗ ꯏꯅꯦ ꯏꯟꯗꯣꯟ ꯃꯌꯥꯝ ꯏꯆꯦ ꯃꯧ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯩ ꯍꯦꯛ ꯊꯣꯛꯂꯛꯄꯗꯅꯦ ꯑꯦꯁ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯔꯣꯕꯤꯇꯥꯅ ꯇꯧ ꯂꯩꯗꯣꯏꯅꯦꯕꯀꯣ ꯄꯦꯟꯖꯕꯗꯣ ꯑꯗꯩ ꯑꯩꯁꯦ ꯃꯌꯥꯝꯅ ꯄꯦꯟꯕꯤꯕꯗꯣ ꯎꯠꯂꯒ ꯑꯩꯈꯣꯏꯁꯨ ꯄꯦꯟꯖꯔꯤꯅꯦ ꯑꯃꯨꯛꯀ ꯑꯩꯅ ꯉꯥꯏꯍꯥꯛ ꯍꯦꯛ ꯗꯨꯀꯥꯟ ꯊꯣꯛꯄ ꯑꯗꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯇꯟ ꯆꯥꯅꯤꯡꯉꯦ ꯀꯥꯟꯅ ꯉꯥꯏꯍꯥꯛ ꯍꯦꯛ ꯂꯩꯃꯤꯟꯅꯕꯁꯦ ꯁꯤꯗ ꯐꯥꯔ ꯋꯥꯔꯤ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯩ ꯌꯥꯏꯔꯤꯄꯣꯛꯀꯤ ꯕꯣꯔꯗꯤꯡꯗ ꯆꯠꯄ ꯑꯗꯩ ꯕꯣꯔꯗꯤꯡꯒꯤ ꯄꯣꯠ ꯆꯩ ꯍꯦꯛ ꯂꯩꯕ ꯌꯥꯏꯄꯣꯛ ꯕꯖꯥꯔ ꯊꯣꯛꯄ ꯗꯨꯀꯥꯟꯁꯤꯡ ꯊꯣꯛꯎꯕꯁꯦ ꯃꯣꯏꯅ ꯐꯥ ꯂꯩꯗꯣꯏꯅꯦꯕ ꯑꯩꯉꯣꯟꯗ ꯑꯗꯩ ꯃꯊꯪꯗꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯍꯧꯕꯒ ꯏꯄꯤꯁꯣꯠ 1ꯗꯒꯤꯅꯦ ꯇꯥꯖꯔꯛꯏꯁꯦ ꯑꯩꯗꯤ ꯏꯄꯤꯁꯣꯠ 1000 ꯌꯧꯔꯁꯨ ꯑꯗꯨꯝ ꯇꯥꯈꯤꯅꯤ ꯇꯨ ꯆꯨꯡꯕ ꯋꯥꯔꯤꯒꯁꯦ ꯌꯥꯝ ꯌꯥꯎꯔꯛꯄꯗꯣ ꯑꯁ ꯑꯌꯨꯛ ꯆꯥꯛ ꯊꯣꯡꯅ ꯇꯥꯕ ꯏꯊꯟꯗ ꯊꯕꯛ ꯂꯣꯏꯁꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯍꯥꯏꯕ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯃꯌꯥꯝꯅ ꯇꯥꯔꯤꯈꯩ ꯑꯗꯨꯝ ꯂꯤꯖꯒꯦ ꯑꯃꯅ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯐꯤꯂꯝꯗꯣ ꯌꯦꯡꯅꯤꯡꯃꯟꯗꯅ ꯆꯍꯤ 2ꯇ ꯉꯥꯏꯔꯤꯕ ꯏꯆꯥꯁꯦ ꯄꯨꯔꯒ ꯀꯦ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯌꯦꯡꯕ ꯆꯠꯂꯨꯔꯦ ꯏꯆꯦ ꯑꯗꯨꯒꯗꯤ ꯇꯪꯈꯥꯏ ꯆꯠꯂꯛꯀꯥꯟꯗ ꯏꯆꯥ ꯀꯞꯄꯛꯇꯅ ꯂꯣꯏꯕꯐꯥꯎ ꯌꯦꯡꯗꯕꯤ ꯍꯜꯂꯛꯑꯦ ꯌꯥꯝ ꯆꯥꯛꯏ ꯍꯥꯏꯕꯀꯣ ꯏꯅꯥꯎꯅ ꯌꯦꯡꯕꯤꯔꯨꯔꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯑꯊꯦꯡꯕꯗ ꯀꯃꯦꯟ ꯑꯝꯇ ꯄꯤꯖꯒꯦ ꯈꯥꯏꯅꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯏꯆꯦꯅꯁꯨ ꯍꯥꯏꯕꯤꯔꯤ ꯑꯩꯅꯁꯨ ꯍꯥꯏꯖꯔꯤ ꯑꯁꯦꯡꯕꯒꯤꯅꯤ ꯑꯊꯦꯡꯕꯗ ꯄꯤꯔꯛꯄ ꯀꯃꯦꯟꯁꯦ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯗꯒꯤ ꯀꯃꯦꯟꯁꯦ ꯍꯥꯟꯅꯒꯤ ꯄꯥꯊꯣꯛꯍꯧꯗꯕ ꯈꯤꯇꯪꯅꯦ ꯑꯩꯅ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔ ꯐꯖꯩꯅ ꯊꯝꯕꯅꯦ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯃꯨꯏꯕꯁꯤ ꯀꯛꯊꯠꯄ ꯈꯔ ꯄꯥꯊꯣꯛꯄꯗ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯁꯤ ꯈꯤꯇꯪ ꯑꯃꯒ ꯄꯥꯊꯣꯛꯆꯔꯝꯒꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯊꯪꯗꯅ ꯃꯥꯁꯤꯅ ꯍꯥꯟꯅꯩꯁꯦ 50ꯒꯤ ꯏꯄꯤꯁꯣꯠꯁꯨ 2ꯒꯤ ꯄꯤꯔꯛꯈꯤꯕꯅꯦ ꯁꯤꯁꯦ ꯏꯆꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯦ ꯏꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯩ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯋꯥꯈꯜ ꯌꯥꯝ ꯇꯥꯏ ꯑꯩ ꯁꯥꯒꯩꯒꯤ ꯃꯅꯦ ꯑꯃꯅ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯨꯒꯦꯅ ꯍꯥꯏꯔꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯅꯦ ꯅꯇꯣꯝꯇ ꯆꯠꯂꯨꯅꯨ ꯅꯨꯄꯥꯅ ꯍꯥꯠꯇꯣꯛꯆꯔꯝꯒꯅꯤ ꯍꯥꯏ ꯑꯩ ꯅꯣꯛꯄꯗ ꯂꯣꯏ ꯍꯥꯏꯕꯀꯣ ꯑꯉꯥꯡꯗꯣ ꯈꯪꯉꯛꯏꯅꯤꯀꯣ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤ ꯇꯥꯕꯗꯒꯤ ꯁꯤꯡꯉꯛꯏꯅꯤ ꯑꯗꯨ ꯃꯊꯪꯗꯅ ꯃꯃꯥ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯅꯨꯄꯤꯗ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯕꯒꯨꯝꯕꯒꯤ ꯋꯥꯔꯤꯗꯤ ꯂꯩꯇꯕ꯭ꯔꯣ ꯂꯩꯔꯒꯗꯤ ꯑꯗꯨꯁꯨ ꯂꯤꯕꯤꯔꯛꯑꯣ ꯅꯨꯡꯁꯤꯕ ꯌꯥꯕ ꯌꯥꯗꯕꯒꯤ ꯀꯤꯍꯟꯕꯒꯨꯝꯕ ꯊꯣꯛꯄꯒꯤ ꯋꯥꯔꯤ ꯈꯪꯅꯤꯡꯉꯦ ꯁꯤꯁꯦ ꯂꯩꯌꯦ ꯁꯤꯒꯤ ꯀꯦꯁ ꯈꯔ ꯀꯣ ꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯩ ꯑꯗꯨꯝ ꯂꯤꯖꯔꯛꯀꯦ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯤ ꯑꯃꯒꯤ ꯁꯛꯇꯥꯛꯁꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯃꯦꯔꯤꯖ ꯀꯥꯔꯗ ꯀꯨꯝꯕ ꯑꯃꯇꯪ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯦꯝꯕꯤꯔꯗꯤ ꯅꯨꯄꯥꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯄꯥꯈꯪ ꯁꯥꯗꯨꯅ ꯅꯨꯄꯤꯕু ꯅꯝꯊꯥꯛ ꯇꯧꯕ ꯅꯨꯄꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯈꯤꯇꯪꯗꯤ ꯀ꯭ꯔꯥꯏꯝ ꯍꯟꯊꯒꯗ꯭ꯔꯥ ꯈꯟꯖꯩ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯙꯥꯔ ꯀꯥꯔꯗ ꯚꯣꯇꯔ ꯀꯥꯔꯗ ꯁꯤꯖꯤꯟꯅꯕꯒꯨꯝ ꯃꯦꯔꯤꯖ ꯀꯥꯔꯗ ꯁꯤꯖꯤꯟꯅꯔꯗꯤ ꯀꯔꯤ ꯃꯤꯅꯝꯕꯒꯤ ꯂꯥꯡꯗ ꯊꯨꯔꯤꯕꯁꯤꯡꯁꯦ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯐꯅꯤ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯦ ꯁꯤꯁꯤꯃ ꯄꯥꯏꯕ ꯗꯔꯀꯥꯔ ꯑꯣꯏ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯀꯣ ꯃꯔꯨꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯅꯁꯨ ꯂꯥꯎꯖꯔꯤꯕ ꯉꯥꯡꯖꯔꯤꯕꯁꯤꯡꯁꯤ ꯃꯔꯨꯑꯣꯏꯅ ꯑꯋꯦꯔꯅꯦꯁ ꯑꯃꯗꯤ ꯑꯦꯖꯨꯀꯦꯠ ꯇꯧꯔꯒ ꯃꯌꯥꯝꯁꯤ ꯃꯦꯁꯦꯖꯁꯦ ꯂꯧꯃꯤꯟꯅꯔꯒ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯁꯤꯃꯛꯇꯗ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯏꯆꯪ ꯊꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯅꯤꯡꯉꯤ ꯑꯗꯩ ꯃꯊꯪꯗꯅ ꯆꯦ ꯅꯨꯄꯥ ꯆꯥꯔꯝꯆꯠ ꯆꯠꯄ ꯑꯃꯗꯤ ꯅꯨꯄꯤ ꯍꯥꯠꯄ ꯅꯨꯄꯥꯁꯤꯡꯁꯦ ꯖꯦꯜꯗ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝ ꯎꯕ ꯃꯐꯝ ꯀꯥꯡꯖꯩꯕꯨꯡꯒꯨꯝꯕ ꯑꯃꯗ ꯄꯨꯊꯣꯛꯂꯒ ꯀꯩꯅꯣ ꯈꯔꯁꯨ ꯍꯥꯏꯔꯦ ꯍꯥꯠꯄꯅ ꯐꯒꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯀ꯭ꯔꯥꯏꯝꯁꯦ ꯍꯟꯊꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯕ ꯑꯁ ꯑꯩꯈꯣꯏꯅꯒ ꯉꯋꯥꯏ ꯂꯥꯎꯕꯁꯤꯀꯣ ꯁꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯗ ꯁꯤꯕꯒꯤꯗꯪꯗꯤ ꯄꯤꯌꯨ ꯔꯦꯄꯤꯁꯁꯤꯡ ꯑꯗꯩ ꯃꯤꯍꯥꯠꯄꯁꯤꯡ ꯍꯦꯡ ꯇꯧꯔꯒ ꯍꯥꯠꯆꯦꯅꯒ ꯑꯩꯈꯣꯏꯅꯒ ꯀꯣꯔꯠꯇꯒ ꯊꯣꯝꯖꯤꯟꯕꯗ ꯂꯥꯎꯕꯁꯤ ꯏꯃꯥꯏ ꯃꯥꯅꯤ ꯄꯦꯟꯗꯕꯒꯤꯗꯤ ꯑꯗꯨꯃꯛ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯅꯔꯤ ꯑꯗꯨꯕꯨ ꯂꯣ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯂꯣꯒꯤ ꯃꯈꯥꯗꯁꯨ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯣꯏ ꯃꯊꯪꯗꯅ ꯏꯆꯦ ꯑꯩꯁꯨ ꯅꯣꯡꯃ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯩꯒꯤ ꯑꯃꯗꯤ ꯏꯃꯥꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯂꯤꯕ ꯂꯥꯛꯀꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯋꯥꯏ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯋꯥꯔꯤꯁꯦ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯏꯅꯥꯎꯀꯣ ꯃꯔꯛꯇ ꯌꯥꯜꯂꯒ ꯂꯩꯔꯦ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯇꯥꯈꯤ ꯃꯈꯨꯔꯥꯗꯨꯒ ꯃꯕꯣꯛꯇꯨꯒ ꯃꯥꯟꯅꯔꯒ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯈꯪꯖꯔꯦ ꯏꯆꯦꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯆꯨꯝꯕꯗꯣ ꯏꯆꯦꯅ ꯉꯁꯤ ꯍꯩꯔꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯑꯆꯨꯝꯕꯗꯣ ꯈꯪꯂꯝꯂꯔꯣꯏ ꯃꯈꯨꯔꯥꯗꯨꯅ ꯃꯆꯥ ꯅꯨꯄꯤꯗꯣ ꯏꯖꯠ
ꯂꯧꯈꯤꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎ ꯋꯥꯔꯤꯅ ꯉꯁꯤꯗꯤ ꯈꯪꯂꯦ ꯑꯁꯦꯡꯕ ꯍꯥꯏꯕ ꯅꯍꯥꯟꯃꯨꯛꯀꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯅ ꯐꯪꯉꯦ ꯍꯥꯏꯕ ꯊꯧꯗꯣꯛꯇꯨꯅꯦꯕ ꯁꯦ ꯑꯗꯩ ꯃꯊꯪꯗꯅ ꯁꯥꯎꯅꯔꯒ ꯎꯅꯁꯦ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏ ꯋꯥꯔꯤꯁꯦ ꯇꯥꯕꯗꯒꯤ ꯀꯤꯔꯦ ꯑꯩ ꯍꯥꯏ ꯆꯨꯝꯃꯤ ꯁꯨꯝ ꯎꯅꯔꯨꯅꯨꯀꯣ ꯃꯊꯪꯗꯅ ꯏꯖꯠ ꯂꯧꯈ꯭ꯔꯒ ꯆꯦꯟꯁꯦꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯗꯤ ꯑꯩꯗꯤ ꯒ꯭ꯔꯤꯇꯛ ꯑꯣꯏ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯅꯨꯄꯥꯗꯨꯗ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯀꯣ ꯃꯥꯅꯤ ꯃꯥꯏ ꯃꯈꯟ ꯋꯥꯈꯜꯁꯦ ꯈꯟꯅꯔꯛꯏꯅꯤꯀꯣ ꯑꯗꯩ ꯃꯊꯪꯗ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯔꯨꯕꯗ ꯑꯀꯤꯕ ꯄꯣꯛꯏ ꯑꯁꯨꯛ ꯐꯠꯇꯕ ꯃꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯁꯦ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯔꯨꯕꯗꯒꯤ ꯈꯪꯉꯦ ꯍꯥꯏꯕ ꯑꯁꯦꯡꯕꯒꯤꯅꯤ ꯂꯩ ꯑꯗꯩ ꯁꯛ ꯐꯖꯕ ꯍꯥꯏꯕꯤꯒꯅꯨ ꯃꯥꯏꯊꯣꯡ ꯐꯖꯕ ꯍꯥꯏꯕꯤꯌꯨ ꯁꯛ ꯐꯖꯕ ꯍꯥꯏꯕꯁꯦ ꯂꯝꯆꯠ ꯐꯖꯕꯅꯦ ꯍꯥꯏꯅꯩ ꯑꯍꯜꯁꯤꯡꯅ ꯅꯦꯅꯦ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯅꯤꯡꯁꯤꯡꯂꯛꯑꯦ ꯑꯩꯒꯤ ꯏꯃꯥꯗꯣ ꯏꯁꯣꯔ ꯇꯣꯡꯕ ꯃꯥꯏꯕꯤꯅꯤ ꯃꯥꯏꯕꯤ ꯆꯪꯕꯁꯤꯡꯅ ꯑꯃ ꯂꯥꯛꯂꯝꯃꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯅꯦ ꯂꯥꯏꯁꯪꯅꯤ ꯈꯟꯗꯨꯅ ꯂꯥꯏ ꯈꯨꯔꯝꯃꯤ ꯍꯥꯏꯕ ꯃꯥ ꯍꯥꯏꯁꯦ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦ ꯑꯩꯈꯣꯏꯗꯤ ꯏꯋꯥ ꯊꯕꯛ ꯇꯧꯗꯕꯅꯤꯅ ꯑꯁꯥꯎ ꯑꯔꯝꯒꯤ ꯋꯥꯗꯤ ꯃꯪꯗ ꯐꯥꯎ ꯃꯪꯗ꯭ꯔꯦ ꯑꯅꯧꯕ ꯐꯨꯔꯤꯠ ꯊꯣꯛꯂꯛꯑꯁꯨ ꯏꯋꯥ ꯊꯕꯛ ꯋꯥꯅ ꯁꯨꯏ ꯏꯆꯥꯒꯤ ꯊꯝꯖꯤꯜꯂꯒꯦ ꯈꯜꯂꯛꯑꯦ ꯍꯥꯏꯕ ꯆꯨꯝꯃꯦ ꯑꯗꯨꯃꯥꯏꯅ ꯉꯝꯅꯕ ꯑꯩꯒꯤ ꯊꯣꯛꯄꯒꯤ ꯆꯥꯡꯒꯤ ꯃꯇꯨꯡꯏꯟꯅ ꯍꯤꯡꯍꯧꯕꯁꯤꯅ ꯈ꯭ꯋꯥꯏꯗꯩ ꯐꯩ ꯄꯨꯔ ꯂꯥꯛꯑꯒ ꯇꯧꯕ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯄꯩꯁꯥꯁꯦ ꯄꯨꯗꯅꯕ ꯍꯣꯠꯅꯕ ꯏꯁꯥꯒꯤ ꯀꯣꯟꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯅ ꯐꯩ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯣꯖꯥꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯊꯝꯕꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕ ꯌꯥꯕ ꯃꯆꯪ ꯑꯣꯏꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯥꯔꯊ ꯆꯦꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯁ ꯑꯃꯃꯝ ꯋꯥꯈꯜꯂꯣꯟꯁꯤꯡ ꯃꯌꯥꯝꯗꯨ ꯄꯨꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯀꯤ ꯊ꯭ꯔꯨꯗ ꯃꯌꯥꯝ ꯈꯟꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯕꯗꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯀꯃꯦꯟꯁꯤꯡ ꯂꯧꯈꯠꯆꯔꯛꯀꯦ ꯑꯗꯨꯒ ꯀꯃꯦꯟꯁꯤ ꯑꯩꯈꯣꯏꯅ ꯄꯥꯊꯣꯔꯛꯇꯦ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯅ ꯍꯟꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕꯅꯤꯅ ꯀꯃꯦꯟꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ 59 ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯌꯧꯁꯜꯂꯛꯄ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯊꯧꯅꯥꯅꯤ ꯃꯌꯥꯝꯒꯤ ꯄꯥꯡꯒꯜꯅꯤ ꯑꯗꯨꯒ ꯀꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯃꯝꯒꯤ ꯃꯥꯒꯤ ꯐꯨꯝꯗꯨꯅ ꯂꯩꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯑꯥꯔꯊ ꯀꯌꯥ ꯑꯃ ꯆꯦꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯟꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧꯖꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯂꯩꯃꯅꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯀꯟꯗꯨꯅ ꯊꯝꯖꯔꯤꯕ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯐꯝꯁꯤꯗ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯖꯥꯕꯨ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯁꯦꯕꯥꯁꯤꯗ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯂꯤꯕꯁꯤꯡꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯄꯣꯖꯤꯇꯤꯚ ꯑꯦꯅꯔꯖꯤ ꯃꯌꯥꯝꯒꯤ ꯕ꯭ꯂꯦꯁꯤꯡꯁ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯖꯥꯜꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯗ ꯀ꯭ꯔꯥꯏꯝꯁꯤ ꯍꯟꯊꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯨꯅ ꯄꯥꯛ ꯆꯥꯎꯅ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯄ ꯉꯝꯃꯤꯟꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤꯁꯨ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯝꯗꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗꯨ ꯇꯧꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯑꯣꯖꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯣꯖꯥꯅ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯡ 38 ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇꯁꯨ ꯁꯪꯒꯥꯒꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏ ꯍꯥꯏꯕꯗꯤ ꯍꯣꯝꯁꯤꯁꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒ ꯃꯌꯥꯝꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯍꯟꯕꯤꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯪꯒꯥꯏꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯣꯝꯁꯤꯗꯒꯤ ꯃꯌꯥꯝ ꯂꯥꯛꯂꯤꯕꯁꯤꯡꯁꯤ ꯃꯥꯒꯤ ꯏꯟꯇꯦꯟꯁꯟ ꯃꯌꯥꯝꯁꯤ ꯋꯥꯔꯨꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯩꯊꯦꯡ ꯐꯪꯂꯨꯔꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯔꯒ ꯃꯈꯣꯏꯁꯤ ꯏꯆꯪ ꯊꯧꯕ ꯃꯤ ꯑꯃꯃꯝꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯖꯅꯤꯡꯉꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯆꯪ ꯂꯥꯎꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯄꯨꯊꯣꯛꯃꯤꯟꯅꯔꯒ ꯑꯣꯖꯥꯒꯤ ꯂꯩꯒꯗꯧꯔꯤꯕ ꯍꯣꯝ ꯑꯣꯖꯥꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯁꯤꯗ ꯂꯝꯁꯨ ꯃꯇꯤꯛ ꯆꯥꯅ ꯂꯩꯕꯅꯤꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯊꯥꯕꯁꯤꯗꯒꯤ ꯑꯍꯦꯟꯕ ꯄꯥꯛ ꯁꯟꯅ ꯊꯥꯃꯤꯟꯅꯔꯒ ꯁꯤꯗꯒꯤ ꯄ꯭ꯔꯗꯛ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯏꯠꯄ ꯉꯝꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯕꯅꯤ ꯃꯈꯥ ꯇꯥꯕꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯂꯩꯕ ꯁꯦꯟꯊꯣꯛ ꯂꯩꯕ ꯃꯐꯝ ꯑꯃ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯣꯏꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ 59 ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯌꯦꯡꯕꯤꯔꯤꯕ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯦꯚ꯭ꯔꯤ ꯋꯦꯗꯅꯁꯗꯦ ꯑꯃꯗꯤ ꯁꯦꯇꯔꯗꯦ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 59 ꯁꯨꯕ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯟꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯟꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ